mapung khana chanaba cultural policy si yam phajabam cultural policy si manipur ki culture policy chahi tara khudingi semdok piu haina magi masagi kaino sida yaujabani madun matangi hongai badu matung na hongdok na tawraga khoi up to date oina puraga di the culture policy na nat ki karike hongai ba mayam si su konjan biu haina sida yauriba kaino se masi phajana implement tawba ngamagadi khoi hujik thengnariba economy gi lamda hongai ba kaino mayam sina pora iba economy gi cheitheng si khara makhai di kan mangam-gani haina ai thajajai aduga somda changdringeda khoi invitee si yambanina horen public convention laibak miyam da puthorakpani he resolution lobagi karike matamdu da su khayam pi si comment karike pinarakna ba aduna ai khoi respected invitees guests si minute tara gi matamda mak thamjage masinga na chapi umramdi pung si khara thengna so hogi banina masagi kaino si lakani afam khara se haijaraga ai kaino tawjek invitee hudi ilapina hobi ho Thagasari sir, ngasigi speech by invitees singsi thamjari by invitees singdi W Navakumar, Sriman Ningombam, Akham Langon, Sirom Rasketan, Makon Mani Mongsaba, Narendra Ningomba. Hairiba miyoi singasi koina ngasigi speech by invitees oina thamjabani adubo ekoi hauji laktuna leiba miyoi sing kakhotjage aduga akoi aina panjagibada laktaba sing lakpiragadi ekoi gi sinjariba singda information amtang pipinaba shu ningsingjari khangatjaraga koksinjari kaikhumnajariba akham langon bo ngasi daista lengkhatpiraktuna khana nainariba wafam asibu akopa waron miyamda shu thambinabagidamagta koksinjari akham langon Ahanba maktada mafam asi maktabu konbiriba ibutho pureirumba amadi ibentho ahumbu ehaki maikedagi kai khumnaga loinana konona khurumjari masiga loinana ngasi thorum masida koigi phambaki leiting oina watem loi oina lingchin biriba moderator migi maronda koigi oza Matamamgi art and culture gi su commissioner biramba ujabusu aki makedagi kai khumna baga loinana akoi gi tongan ba wakhal manaba lup mayamamna punsilaga semba adugi makhada sibau phangduna tongan ba mafamdagi lekai khunsingdagi lingbiraktuna tangai phadana sigumba thauramsi Yaw Dabiyadi Haidana Saru Yabiba Gidamak, Aki Makedagi Kai Kumnabagaloinana, Taurumasi Miyangi Mitnakung Yong Nanabahonabada, Asoba, Taugai, Lobiriba, Priaski Snow Sing, Busu Aki Makedagi Kai Kumnaba Utseri. Mamang Dusu, Akwegi Wangang Louis Singna, Akwegi keynote address, welcome address, Nasingba. Amadi, Akwegi moderator gi oiba yamna maru oiba akhanaba wafam mariksumba wafam mayek sengna thongre adana ekhoi wangang lui singsi huji invitees speech minute tara maximum da yamabada pibanina ahaki makedesu yamna hariba minute taragi time duration manung chana ai maru oiba masanghara ai thamjarke Mamangda akoi Jun thagi tang kunthoi kulumdoi da numinini sumna workshop MU da pangthokre maduda warep kaya logduna akoi nainagre miyamda
aduna madugi makha taba warip singdu hena session nanaba hena thabak to onthok nanabagi damak ngasi yamna akhanaba yamna special oiba leipa miyangi mifam tawbusida aikhoi ngasai mangdusu watim loi akhoi moderator na thongri duni akhoi gi ain lo ek lo yam leiba leipak se masi saukhatri bane na haigri do yam sumba poni foreign country da su mangai ek lo leitaba leipak mayam lu saukhatli yam leitaba Switzerland ge si ek lo pang leiti ko maramdi miyam do loi mak masana wakhal loin ta banina wakhal masana wakhal loin targadi masana yamna gentle oibe yamna academy oirgadi eklo si pangbuda busalaga salaibi mathu su ta deba adubu aikhoi lamdam sidi saukhat leibra saukhat pagi mingda negative way amda sadahi da lambi amda nungti sa salakwa sina aikhoi gi phuruk ki saktam da asung kai salakwa aduna Furuki saktam kairapusina furuk munanabgi lambirum da lakaduni furuk tugi identity the akoi cultural pollution thoktuna identity pollution thoksalakpasina akoi furuki mami sung chamjalakpa ma furup sung musalakpagi ponam khak lakadoba masi mangjong nana akoi wakhal manaba lup tongan ba lup mayamana pullaga sigumba yan akhanaba Porsi paikhala hugde yadi to hugde yadi haiduna masi paikhala ini aduna masi aikhoi lekai khungang kaya da aikhoi gi mitei taba jaga sing mafang khuni makta aikhoi si wakhal si manarga aikhoi mamang da jungi tangkhun thoi kulumdui da singi budugi makha taba ngasi silakpasiga porsi miyamna hena sogallaga aikhoi punna akhoi thamoina pangthokpa mai pahanbaduneba maruwari se adana miyamna bu saugatragadi mai pa oiduni mai pa pasi miyamgi makhutta leiduneba lup mayamamna tholagasu miyamna saugatragadi yaruiduineba adana miyamna saugananabagi dama lup singsiga organizer oiba lup singsiga miyamgagi anigi marakta gap si leihandabida potsi changjal leiyuneba maram aduna aikhoi Hekpokpa hauba mikup tu dagina akoi nongaba siba leitaba numit phawbada pangthuiba inat ki mingda culture ki mingda pangthuiba laison tinson bu oiro ama bu oiro pangthuiba sida hunduiba sen thum paisa si asuki matik si kalhungna nabagi damakta neba masi kalhungtragadi akoi train sensalakanda train selaktingai da phawba huji Mito miransa mayamamna mapangi oiba illegal oiba tonga furuk mayamamna sangjalaktana aikhoi da ya hena matha saliba pot si train sensalagadi double times triple times hena matha sajalakadineba madugi missing yam salakpaduna aikhoi population explosion nena missing yambagi pot sina aikhoi lamdi pikpa natabanina missing di pangjang da sangakpa missing sangakpa sina aikhoi gi identity culture si pura pollution thoktana adugi beram lakado potune madu kalhu se haibene aduna aikhoi gi ina lining laisonda aikhoi gi tawriba pokpadagina siba phawbada tawriba thoram paring sida hunduiba thadariba senthum paisa si yariba makai minimize tawra tangai phadana sangda yadaba posang tangai phadana tawde yadaba thoram dugi da orsu kitang medium oina natak minimum level da pingna paisa du sading tawragadi aikhoi phaduine khunai kan gaduini aduna aikhoi hiram khudimakta aikhoi si phibum soksilibini mitei si hujik si phibum soksilibisida aikhoi hena kalhungna na phibum si phagatna na bagi damukta kalhu si haibane ba Kodam wina ai sada sarusabi laina am lain khaloji sarusabi laina du mangjong nana kaluksi hai kalhu batai ba laing hu batai ba treatment to hu batai ba medication to hu batai ba natraga sung hinjalaga di ai sarusabi laina du ne hinjin gi da ai khong kakpagi hakchang kakpagi phibom na la kadine ba adone hinjin dringi da akoi kaido sige haibisi leipang miam punna organizer ga punna wakhal taminar ga
थब ओइना ओंथोकांदा माइ पाहनबदुनेबा अदना माइ पाहनबसी ngasi lengbireiba mamal yamlaba isnaw sing oja sing isen isi sing iteima sing maru mapang sing sina aikoi gi shinli langli ba sing na pamjari ba wakhlun si hena mai pang na ba thauna hapi dana tungi hori ba naha sing tungda hori ba mirol sing aikoi gi saktam aikoi gi identity si furup ama oibagi mitei haiba furup ama oibagi identity culture si masi kalhungna na ba aikoi khudmaki asoba thaudang lei haiba potu thamjarga mafam simakpu koliba ibudau purei romba amadi ibhenthau ahumbu ngasi organizer singna sili langli ba singna sagatchari ba manglana si henna mai pahan bagaluina na ngasi akhanna ba thoramasida lingbireli ba mamalyam laba oja sing akhangai sing sinau sini si punma amadi singli langli ba sing busu ibudau purei rombana hena thongna pibiduna akoina organizer na singli langli ba potsi hena mai pahan ba oirasnu harga ai matang asi ai wangang adu tension jari थागसरी ngasiगी miyamda thambiramba kai khumnazariba khamlangon yam nga niminini supna khana naina kiba wapam singdu gidagi maru oiba wapam sing miyamda thambirami mathang asidi kauksinjage sima ningombam kauksinjage Respected moderator of today's convention, Oja K. Radha Kumar Singh, amasung aigi mangdalension biriba halaman lai guru, isininaw Mayra Paibi Singh, Oja Singh, mayampuna magpo inhan bamatada ikai kumna butchari. I have to say I was one of the resource person in the 2 days conventions, June gi tangkul humdoida hak one of the resource person in hak su yauzabani and manumitu da yam nungaiba musung yam informative oiba wakhalon mayam ama puthoki musung wari sanagi discussion tawki aina khanbada yamna fruitful oiba convention ama oiki mu da tawki bado adugi matungina warep mayam ama lawra kanda ngasi se mayam gi ya balawraga warep si kamaina koi chalaiba yagadagi haibatu khanabagi damakta mayam punbasde hak na wafam ama ni thambagi tanja pibiba asi yam nungaijai akoina ihan hanna akoina aigi motadi akoina khanaga doise culture se soe there is a recognition akoi khange akoi culture se so chok e karma mongda soino haiba matam danga sigi focus sidadi akoina lairiba any rituals from birth to death sida ritual ama torok matamda chading se yamne expenses se henman kidana akoi economy se soe personally su imung thaudok thoiba imung du su ware. And at the same time, akoigi lohong badana trage any sosti da thoiba ritual singsida su akoigi hanan tor chanarabiba diti niyom singi pra tayon na boida toraga akoigi culture gi values amasung magi ethos to mahan le haiba mako. Now akoina culture se kaino haina yeng taraga di culture haiba pot sidi akoigi lepa naiba pot na tema di haidi samna haiba da sahi chama gi mamangda sani gi mamangda chanaramba culture do akoi ngasi chanani haiba ka shuru leite. Culture gi magi achouba magi identity di kaino haiba matam da madi dynamic oi hongbanai si akoi accept tawgadam ne culture je hongdabdi shya yaroi it's not possible akoi neta akoi si chatna halasi haina koi something nung da haga culture gi parameter ama thamsi haiba da akoi di oi roi yaroi ba dumati
number 1 culture habasti yam dynamic of ichielama turelama sum chentharaga torban mayam thengnaruba gumna historically identity dagi khogi mayam hongba lakna maram oidana khoi culture se hongai ne ba khudam moina haibada thaina khoina hinduism gi ideology se aduki matik sapu leitringai da leiramba culture duga hinduism se la matungi culture ga soidarma ki achoba khenaba ma akhoi uba phangani ngasi khoina uriba ahongba se karino haragadi अखोगी प्रजासिंग से अखोगी last 2 decades हायरसिको तही last 20 years दा अखोई इसामक सु part of the society ओइना अखोई हौरइबा नहारोल सिंग सु part of the society ओइना अखोगी येंगिबा अखोई मियेंग अखोई वाखलोल से करीदे expose तौगे हायबसि वाहंग अमा हंगबम चंगे अखोइने expose तौरिबसिदी अखोइने उरिबा television अखोइने उरिबा films it Hollywood ओइबा याय Bollywood ओइबा याय South India की film ओइबे Korean drama ओइबे radio लीला ओइबे सुमांग लीला ओइबे अखोई द expose तोरिबा social media की network WhatsApp ओइगे ओयु Facebook ओइगे ओयु Instagram ओइगे अखोई द मियेंग सिदा अखोई द थोमजिल इबसे constant images मयाम अखोई की नाट की नतबा globally we are part of globalization सी दे अखोई deny तो बुद्धि शुया यार अखोई दी अखोई ग्लोबलाइजेशन याउनिंग दे अखोई नाइटोम लेजे हौरगे हाइबदुदी अदुदी ओइथोक्तबा वाफम अमनेबा अदुना ngasi अखोइना लुहोंगबदा नत्रगा सोस्तीदा नत्रगा अखोइनी एनी रिचुअल अमदा अहोंगबा म उरेइसे कइनो हाइबदी अखोइना उरिबा मियेंग मयामदुगी साफुसे अखोइगी पुंसीदा मदुगी ममीदु तारकपने करीगिदमक्ता लुहोंगबदा केक कक्तोइनो खुदो एक्सचेंज तौदोइनो जगोइ सारकदोइनो थाबल चोंगकदोइनो अखोइगी मैतै समाजदी यामना अना हाइमन बथोकद्र खंगदे अखोइदी वा कया ngang याम चिंग लेंबा अदगिदी नोकबो हाव याम कन्न नोकबसे तौरमदबा अखोइ वा ngang मतमदा अखोइगी समन हाइबदा नॉर्थ इंडिया दौना जबिंग ngang अखोइ ngangham थोबा खरा ngang तुमिन लेबा समाज नेबा सिगुमा समाज कमाइना अखोइ लुहोंगबदा थोलगा अखोइसे बोर कैनासे जगोइ सारकदोइनोबा सी अखोइना हंगबम से करिनो बखोइदो होंगाइसे अन होंगाइबो पोटसिदी पॉपुलर कल्चर की साफुजे अखोइना थिंगबसे ऑलमोस्ट इम्पॉसिबल पॉसिबल सी ओइदेबा मदुदैदा अखोइना मयामना एकेडमिक अमसुंग लैरिबा अखोइगी हलमनसिंग हाइबसिंग सिना पुनसलगा कल्चरल पॉलिसी अमा सेमगा मसदैसे खराब हाउदी अखोइ कमाइना लाक्शन मंगमगदगी हाइबा पोटसिनेबा This is a way of aigi matunginadi it's a reinforcement but it's a negative reinforcement hadi madu da phatabagi nataba akhoi chi thinghogdaba yadaba lakshan logdaba yadaba dunga reinforcement neba but negative reinforcement gi mathakta akhoi positive reinforcement su changi haijariba kamain tawduna hauraiba naharon sing hauraiba generation sing sidigi wakhal lolda luhongba natraga sosti natraga any ritual ama tawu matamda आई कोरब रिचुअल दो सोइद्रगदी मसिना मपुंग भाइना थोदोंना मसदे हेंदोकबगी वाफमसी आई खल्लरोय हाइबसे कमाइन एक्सेप्ट होलकदोइनोबा सी तौद्रिगैदी अखोइ अचौबो खोइ समाज मनुंगदसु दुम कॉन्फ्लिक्ट सोइदन लाकनेबा अखोइना थिंगननबा सोइदनमगी होनरकनी पॉलिसी सेमकनी को द मेकानिज्म दुदी क्लास तो हदि थिंगबा पांबा कांगु अमा अदे पर्सनल ऑटोनॉमी पांबा अखोइ इसाना अखोइगी इसाना तौजबनी इनिंग तौजबनी मसदा कनामतगी खुद थिंगनाय लेते हाबा अदनीजी इशू दु लाकनेबा पोती अखोइ लॉन्ग टर्म सोशलाइजेशन लॉन्ग टर्म एजुकेशन पॉलिसी को लॉन्ग टर्म नेगोशिएशन अखोइगी हौरैबा इंखलैबा नहारोन सिंसिगा अखोइगी इनाट्स की मतांगदा मखोइदे अवेयरनेस अमा पीबा चंगी अवेयरनेस खक्ता नथना अखोइगी लाइबा होंगैबा अखोइगी ethics amasung morality se kaino habasu understanding ama tawom jangeba aduna akoina pira'iba sapu singse not merely luhongwada sading hen ba jagoi sagalakba adu khatang sunate akoigi concept of beauty samna habda akoina poloi natraga makeup ta paisa thadariba akoigi phajabagi wahan thoksu akoi anoba wahan thok amana akoi je phajabagi wahan thok je luchingreba samna habda akoi huji nupi singse pa hapa amasung mithup phajana hapa adugumba even so many cosmetic surgery gi ira amasula hujikti go aduna akoina hanagi leizaramba saktam sina phajai haibajig mohta siguma transmotion mayam sina phajabagi wahan thokse ilgrabanina masi akoina aina haijai sinebo go akoi masi thingba chumi masi laksana go chumi adu targa su akoigi chilebe chen du da chen tharak ko ponina chen du gi amuk opposite chen khat se haibasi yam aru go pon ama oi haijari ba go aduna akoina isam chamna अखोई मतम अमदा चाही यांखैगी मांगदा हुंफुगी मांगदा
karamba makeup torombono ai hak khangdre ko aduga luhongabaduga ngasigi lising kunthra nipu natraga yankhai toroga luhongbagi irasiga di yam khenareba madu natraga di amuksu mu karamaina isu luhongbagi rationality du thadokraga madu yaudana aina mayam mang luhong mutam da karamba mong du no it's more or less embarrassing of a situation namda lai haijai bai haijai se ko ana perception je hanaga hujika di manadre honge adu oiraga su akoina ehakna just mayam amang da thamjaning basi akoina negotiation tawba matamda yamna authoritarian natraga yam imposing yam negative way da nataba sisu part of the kind of process ni adun tabada akhoi praja sing sigi manung nung gi ba wakhalo sida karamaina honghalaga masana maromdom sidi ai phatte sidi ai gi nat ki chanabi wang madani masi ai toge hana khalalak gi process se sisu ya maru oi haijari aduna nakal ani mokdo samnara kanda dang mapung phaba ahongba ama koida kadra haibase ai gi chetna thajajabane ba aduga manipur gi samaj meitai gi samaj ti hoji se yamna traditional di oiba aduga fast changing samaj ne ba khoise akoise khoigi no suddenly ina khunma mayam so tholakpa novio rich has elite political elite social elites mayam so tholakpa adagi di akhoi gi high popular cultures ne image mayam so akhoi the bombard torakpa ngasi honga iba pot se vacuum am hong open te any changes that has happened today ngasi honga iba pot se some sort of ahang ba kaino surungam de hong open te akhoi gi context akhoi gi condition akhoi gi environment akhoi ne yenguriba tasaluriba indoctrinate toriba koks da sangiba posing sina akhoi se hongalakpani haibaje sigi awareness and recognition amasu ihan han akhoi change adugi hairiba parameter singsi karina hongalaino haibadu bhab tarakanda di akhoi na karamaina tapna akhoi angang singsi da socialization campaign ari campaign am chatha matam da si hongadabani si tawgadabani haibagi mahuta akhoi na tawduri je karigino karina akhoi se sigi wakhal khalla ino haiba pose han awareness bibam changeba masteiza akhoi na apha culture gi theory sam laigu Theodore Adorno kind of Max Horkheimer kind of culture industry kind of when apa text me amam piram meba makhoi gi arguments iti akhoi gi mioi baze ngasi capitalist samaj na globalization oiba samaj na akhoi mioi baze akhoi gi isa gi nung gi oiba core apamba do loina kauthola kanda akhoi do utleba nang si to wasina nangi apamba ni si sine nangi aphabani si to dragadi nang se devalued or a human being amani nangi life to si to dragadi atha thoktre haiba pose sigi media da leiriba image me amsina akhoi do bombarder lakpanina hojik nauna inkhalaiban haron singdadi ai samsang dragadi phajadaba dauna ko adagidi ai se sigi dress hetragadi ai phajadaba dauna ai si gari si tongdradi phajadaba in the same manner da aina luhonga matamda ai gi sosti matamda ai sigi thak se tawdragadi ai gi some sort of ikaiba nangbagi wakhalama lai sigi maram si sisina neba aduna peer gi pressure su ai gi isung imanabana si tawgre adudi ai su si tawda yadi haibagi pressure ama sigi so many dimensions mayam sina punsilaga ngasi akhoi gi uriba akhoi na hongi ba pose akhoi si understand to ma sangi aduga aina amusu once again tension labada akhoi culture si erode to wasidi akhoi thingbam thoi cultural erosion si gi reason si akhoi thibam thoi magi foundation si akhoi khangbam thoi aduga anduda akhoi na cultural policy si galoina na education gi policy administration gi policy adagi di atopa dimension samaj ta leiriba mayam singsi punjal la kanda hadi samna ha culture gi dimension si katang chatpaduna yaro haijariba aduna kamaina akhoi gi naharon singsi da education magi administration da akhoi gi uriba mechanism mayam da collectively ahongba machange collectively da honga akhoi na thodang je lawdragadi cultural policy se hatta mathak top tagi down sumain impose or pasina yamna akhoi gi some sort of suppressive oiba mayam da nungai taba mayam da nungnang ba ma polak pa yai aduna sigi middle way ma thiraga mayai oiba lambi ma thiraga akhoi kamaina akhoi gi tungi mirol sida akhoi gi inat se kanna ba honna sige haibase sigi wafam lon se sumaina negotiation ama tora thambana phagadra haibase ai hakki wakhal lon ni asi haijere hak loisin je ge khurumje Thakasari sima ningombam haukiba koi jungi tang kungani thoi amadi kunga humdoi da pangthokkiba nimi nini supna pangthokkiba thoramda su oja guru singna lepkiba warep ta su yawiramki ado ngasi su lengpiraktana warep sing adugi manungda khana nainabada
ꯑꯩꯈꯣꯏ ꯇꯧꯕ ꯌꯥꯕ ꯇꯧꯕ ꯌꯥꯗꯕ ꯋꯥꯐꯝꯁꯤꯡ ꯉꯁꯤ ꯃꯤꯌꯥꯝꯗꯁꯨ ꯊꯝꯕꯤꯔꯝꯕꯒꯤꯗꯃꯛꯇ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅ ꯊꯥꯒꯠꯆꯔꯤ ꯁꯤꯃꯥ ꯅꯤꯉꯣꯝꯕꯝ ꯑꯦꯁꯤꯁꯇꯦꯟ ꯄ꯭ꯔꯣꯐꯦꯁꯔ ꯅꯝꯕꯣꯜ ꯑꯦꯜ ꯁꯥꯅꯣꯏ ꯀꯣꯂꯦꯖ ꯊꯥꯒꯠꯆꯔꯤ ꯆꯤꯃꯕꯨ ꯃꯊꯪ ꯑꯁꯤꯗꯤ ꯀꯧꯁꯤꯟꯖꯒꯤ ꯀꯥꯏꯈꯨꯝꯅꯖꯔꯤꯕ ꯄ꯭ꯔꯣꯐꯦꯁꯔ ꯑꯦꯟ ꯁꯅꯥꯇꯣꯝꯕ ꯑꯦꯁꯤꯁꯇꯦꯟ ꯄ꯭ꯔꯣꯐꯦꯁꯔ ꯃꯅꯤꯄꯨꯔ ꯌꯨꯅꯤꯚꯔꯁꯤꯇꯤ ngasi yamna Manipur khunai gi oina hingba amasung changbagi langdaida phibam kaitharaklaba mikup asida Manipur gi iraicha sibu ngaktabe yade kandabe yade haibagi wakhalga loinana kokthakta chaurba polum puduna Manipur imagi damakta lepliba Manipur gi ikai khumnajariba civil society organization gi tongan ba thaupuri ba oja guru sing ahalaman sing loina na mangda lingsin biriba Manipur khunai bu nuksiba ahalaman ima ibel lai guru aduga thoidok hendokna ngasi gi function asi sinbada mayai gi tanggol da lengsindana watiem loi oibiriba ikai khumnajariba retired IAS oja mingoina hangacharabada kangjam Radha Kumar amasung organizing team gi marup mapang oja guru ahlaman khuding mapu puning sing sinjaraga ikai khumnajabu utsari tasengna ekoi taibang mioibasi natural dagi socialization torpagi process asi imana pokpadagi ekoi han khangaga genetic oina pokpadagi na siba phawgi khongchat asi senthar panate hek pokpadagi hauna cultural transmission mechanism haiba amaga genetic transmission mechanism haiba amaga mechanism ani sidaida ekoi gi knowledge ekoi intellect asi tammaga hairaga lai genetic transmission mechanism sina suktam tamudraga su thoidokna tamudraga su haijarakpa khudam oina Manipur da leiba sanau macha ma poklakpaga mahaksi America da thamgiba matamda sanau macha sina machinjak lamakpada Manipur da khongkhiba khukhongduda mo haina khongani masi genetic transmission mechanism da mahaki apamba aningba du phongdok sabani aduga taibang mioi bai khoi di cultural transmission mechanism oina koina learn tawraga soroi khangbagi thoram bu erabasu lai harau bagi thoram bu erabasu luhong bagi thoram bu erabasu ai khoina ngangnari ba lon sigi bu erabasu punamak ase learn tawraga acquire tawjai tamsinjai ai khoi mioi bagi natural oiba khongpham asidagi socialization ki process ase masigi marak asida more socialization tawbu taragadi madu civilized oiba chawkhatpa adugumba khunai ama oigadoribani adugumba chawkhatpa khunai rol ama oina na honarakpa matamda natural oirambadagi adugumba socialization tawrapagi sanglaba process asubu aikhoina learning haina kaugani tamba haina kaugani tamba yaudana kaidongda aikoi mioibase chawkhatpa oide aikoi masel tamba matamda school dagi tamba yai natragana aigi ahlaman ipai pu dagi tamba yai natre haragana kairoi lekai imanaba sing dagi tamba yai maju boi koina ipai pu aikoi gi ahlaman sing dagi tamba se aikoi non formal type of education haina kawi aduga aigi marup mapang tinaba sangga dagi tamba sina informal type of education haina kawi aduga education dagi mahi masing tamba dagi tamba sina aikoina phaglang marina khajinba kamadagi ojana takpi tambiraga tamba sibuna formal type of education haina aikoina khangnai asigumba learning ase masidai da aikoida conflict amakhak loinai taibang mioi ba se
suktam tamdana tummaga charaga nungairaga langaga lauraga khongaga laining bangatani adubu asigumba laining bagi wakhalo lase masidagi civilize oina na bagi damakta civilization gi lambel adu sanna bu honar pamatamda learning haiba hurdle lase awaba se mayok na daba yade learning mayok na da taragadi aikoi kaidong da saukhat pa khunai ma oide adugi learning aduda competition na mayok nai adugi competition ado yauraroi aidi tummaga charaga lairani haiba taragadi socialization suktau toroi civilization puroi maramaduna aikoi kaidoba tai manipur khunai na ngasi culture haibase not haibase sitharaklabanina amasung masidagi samai leirabanina aikoi kaidoba tai tamba matamda aikoi awaba thengnaba tai adugi awaba do yaudana hanagi sanari biliklam hujik leiriba phibam ase masida dum chatsi haiba taragadi aikoi gi khunai mut patabani aduna hujik number 1 sigi sidaida aikoi gi culture se aikoi na hujik generate tauge amuk nauna regenerate tauge reform tauge haiba taragadi number 1 yahal hanbada aikoi leap policy and LEAP leap policy haidana policy ama khak semba mathau tai en khal L sina L for law and policy law ama darkar hoy law enforce wam darkar hoy culture gi by law ama semba darkar hoy number 1 number 2 ani subada at the same time L siga loina na akoi LE educate to wam darkar hoy educate to ba education da akoi yaudriba laishu gi part se hapsin ba aduga mahi masing tambada moral science haina tamise sumaina culture se masa dagi mapu maben gi seba tauba mama mapa gi seba tauba thakshi khasi sakcha ithak yumcharon yumbalon sing ba se phase 9 class 12 phau se masisi subject amo oina ekoi hapsin ba darkar oi masi boi koina educate tauba haina logan number 3 taum subada awareness LEAP eduna awareness pi bada kawai akoi society sida de awareness pi bai ba se club na ima maira pai bi singna amasung khun du da yadre hai gi ba matam da mangak khai ga tuna set ka da ba adugumba citizen amata nagarik amata miyam amata manipur da laite masi se ke dawi civil society organization club maira pai bi sing asina haidabadagi nawang bani amasung nawang ba aduna maram oraga ningai tawgi sang henjalaktana aikoi khunai sida asiguma makhal gi culture and pollution aduga loina culture and aikoi gi madugi naughty oiba aduguma elements si lakpani haina igi wakhal khali aroiba matamda aroiba mikupta darkar oiriba sikari no haiba matamda laina se yamna henjan khrabani na prohibition amasu darkar oi LEAP aroiba gi pi duna prohibition sidadi aikoi na warak sajai khara kanba mathau tai adu masu yaudragadi aikoi gi oja aikoi gi lengsin biri moderator na hai ki ngasai oja aikoi gi tha kabana su haibi ki madudi kari gi no haiba matamda aikoi gi sidaida sigi se police yamna leiba mafam se masiji huran chinthi yam leiba mafam oirabani police yamna leitaba mafam do saukhatpa huran chinthi tawdaba mafam oirabani at the same time kaidawi haiba matamda ain yamna leiba restriction yamna leiriba do saukhataba mafam oirabani manipur khunai se hauji culture gi matang sida ikoi gi nat gi matang sida kayam yamna saukhatlabage saukhatlabage in the sense of kaino haiba matamda ina haijari se culture se kayam yamna ngakpiribage Rabindranath Thakur India gi aikoi gi novel laureate Nobel Prize phangliba Kolkata gi masak nairaba adugumba Thakur paribar gi misak se masisina munna wakhal khal kansideida Manipur gi adugumba aikoi gi lai harau gi jagoi dagi 70% lokhatlaga compose tawkiba jagoi ra se masi Bharat ki classical dance awgraba Bharat asigi taruk khaktang khangatpada Prithvi Malayamda adugumba culture gi element amaka culture emgi ethos amaka kunna bu honaba matamda Bharat pu masak takna bu honaba matamda represent tawba adugumba phajjaraba ningthriba classical jagoi amani haidana jagoi ras lokhalami base Manipur khunai na kari gi damakta ikoi ngak thangkachaba ngamoi doribano aduga hariba jagoi ase asimaksu mahaki Vishwabharati Santiniketan da mafam mapiduna madugi department ama jagoi ras ki department ama haptana Manipuri jagoi bu tambi bagi thabak ase hauji pawda leptana sathari bani habse aikoi kari gi damakta ngak thangatuna satloi doribano
मणिपुर के सिगुम्बा इंग तपलबा मेंगलबा अदुगुम्बा मखलगी जगोय यामना केना थोटना मेंगना साजब जगोय असिगी मतकता अमुक कैदवी मणिपुर खुनाइदा असिगुम्बा अमेंगबा अतोटपसिगी मरकसिदैदा सिंगनरकलबदी लेमना थारोय सिंगनरकलबदी मदुदैदा अखोय मणिपुर खुनाइना मदुदा इंगदना मेंगदना तोनथदना लैगदबा नते हाइबा वाखल अमग लोइनना नुपा थोकपा सरित सराक साजेलदसु पृथ्वीदा मालेमदा कीनरिबा असुगुम नुपा थोकलबा पोलो सगोल कांगजेसे मणिपुरदगी हौगिबनी हाइबदा अखोय करिगिदमक्ता ngak thanggatuna chatloidoribano मरम अदुना थोट थोटपदगी हौरगा कंद कनब फावबदा मणिपुर खुनाइना तौरिबा प्रेजेंटेशन असे मसि मणि भारत की दमकता तौरिबा अदुगुम कंट्रीब्यूशन असे मसिबु मसक खंगदुना इंदा गवर्नमेंट असु कल्चर की रिच कल्चर एंड हेरिटेज नि मणिपुर से हाइरी अदुगा स्पोर्ट्स की लमदा डिसिप्लिन लेबा मसान कुकी स्पोर्ट्स दसु मणिपुर से तोमथिन ओइरी असिगुम तोमथिन ओइरबा लमदम से मसिदा अखोय की ngasi की खुनाय असिदा economic survivability अखोई की इकोनॉमी से याम पिकपा हंदबा लाइरबा स्टेट मो ओइबा मरमना कल्चर जिना मरम ओइरगा कल्चर चलीबा कल्चर मपानदगी मिरमदगी मतौ तंबसिना मरम ओइरगा अखोई से लाइरा तान बायबदु थोकलद्रा हाइबगी क्वेश्चन सी खक्त नते ख्वाइदगी मरुदी लाइरा तान बसी खक नतना आइडेंटिटी सर्वाइवलिटी की क्वेश्चन सिदैदा आई हाइबसी कनानो आई हाइबसी कनानो आई हाइबसी करीना मसक ताकतोइनो आई मसक खंगे हारदी कैदौनी आई मसक खंग बाइबसे आई कल्चर दुना ताकतोइनी आई के लैंग्वेज दुना ताकतोइनी आई के लैंग्वेज आई के कल्चर दो लोकथोखरगा मीगी मतौ तमगा लैरिबा आई के बॉडी असिदी माय बॉडी विल बी दैट बॉडी आई असी हक्चांग ओइगनी कैदौनी तक मदो अहिंग ओइरोय मरम अदुना कोइना कैदौ ताय हाइबा मतमदा अखोई चौखट लमदम सिंह मन इंडिया की मफम दसु उड़ीसा मध्य प्रदेश अरुणाचल प्रदेश हारिबसिंग असे मसिदा ऑलरेडी हानना एज ऑल जामना लीरब मकलगी पॉलिसी मखक लई अदुगा अखोई कुइद्रिङै मतमदा छत्तीसगढ़ गुजरात हिमाचल प्रदेश झारखंड अमसुंग उत्तराखंड हारिब स्टेटसिंग असिदा पास तौग्रबा सिग मानव मखलगी एंटी कन्वर्सन एक्ट अमा अखोई मणिपुर की दमकता हारिब अखोई लौरिब वारेप तराग तरेट असिगी मनुंगदा अइना सप्लीमेंट ओइना प्रपोज तौजै एंटी कन्वर्सन एक्ट हाइबसी करिनो हाइब मतमदा ओजा गुरु सिंह हेन खंगबिरी अमुकसु अइना निंगसिंगजबदा मा मसा मसागी धर्म लाइनिंग इंडियन की सेकुलरिज्म न पीरिबा इन कोई की धर्म चनिंग धर्म चटप याय हाइबसे इंडिया से कम्युनिटी यामबनिना मागी कम्युनिटी की धर्म अदो मधु प्रिजर्व तौ जननबगी दमकता चनिंग धर्म चटप याय हाइदन लौबनी अदुगा मागी मसागी धर्म ममा मपा मपुन चलंब धर्म अदो खोंगनेट नरगा अनौब धर्म चटकिननबा मपा मपुगी धर्म बु हुल्लगा ngangnabagi damakta secularism हाइबसे इंडिया द लैब नत्ति हाइबसे एगी वाखलने मरम अदुना एंटी कन्वर्सन एक्ट हाइद्रा पास तौरिबा अदुगुम मखल की स्टेट तरे निपान दा इंडिया की मनुंगदा सेकुलरिज्म चटपल लमदम सिंग सिदा पास तौरिबसे करिनो हाइब मतमदा मैतै बामोल अमना ब्राह्मण धर्म चटप मतमदा we should respect all religion but we should not respect those person who hates his or her own religion मसागी धर्म बु खोंगने नरबा मियो यदो अदुबुदि अखोइना तिन सिटकदबने अदुगा धर्म खुदिमकपुदु अखोइना नुक्सिगदबने मरम अदुना एंटी कन्वर्सन एक्ट मीन्स मसागी लाइनिंग हुंतोगा अतोप लाइनिंग चलगा तुमिन्ना चटखरगा तुमिन्ना लैगरदि अमुक फै मसागी लाइनिंग दुदा सोमु खोंगने नबा तिन सिटनबा अदुगुम मियोइसिंग असे चैराक पिननबगी एक्ट अदुबु एंटी कन्वर्सन एक्ट हाइना खंगी असिगुम एक असे असेंबली द पास तहनबसु अखोइगी मतम सिदा यामना तंगाई फदे मरमदी वारकपा हाइबसे साजै थाबा हाइबसे मसी यामना मक दरकार ओय करम मफमदा हाइबा मतमदा मसाना एजुकेट तौद्रबा मियोइसिंग अदो अदुददी एजुकेट तौननब होनरप मतमदा माजगी छात्रबु ओजाना लारिक ताकपिरप मतमदा खोंग वाक तौरतरगी पारा फारक्तबगी मखुबाक्ता मरक लिसैना कनबसु दरकार ओइबदुगी मतौगुमना कल्चर असिदगी यामना हेना निंगतंबा अमसुंग निंगतंबा हाइबसे इंडिपेंडेंट हाइबसे ngana samudra iroidana maningtamibase samudra ngana phana maningtamna iroirabasu samudra duna phana paklabasu samudra duki akoibada boundary da magi torban amamamna di ngai haibase khangadabane khoi khudimona we should be independent within dependency
Dependency habisi kari no social code to ne social code habisi kari no society ki culture asini kari ta ibno koi da socialization ki process se ta ibni ai koi na socialization ki process se Manipur ki society ki culture se thugai raga adugumba sa oi khragi harabadi kari su kaide adugumba sa oi khraga to bami oi singa dudi jungle la hen bagi adugumba makal ki policy amagi maka pona asigumba civil society organization singna ahak pachairak pi basu mathau tare hai bo pam se matang se thamjaraga igi wapam tension jari ꯌꯥꯝꯅ ꯃꯔꯤꯛ ꯆꯨꯝꯕ ꯂꯧꯁꯤꯟꯕ ꯌꯥꯕ ꯑꯩꯈꯣꯏ ꯈꯨꯗꯤꯡꯃꯛꯅ ꯌꯥꯝꯅ ꯀꯥꯟꯅꯕ ꯋꯥꯐꯝ ꯀꯌꯥ ꯑꯃ ꯉꯁꯤ ꯂꯦꯡꯕꯤꯔꯛꯂꯤꯕ ꯏꯀꯥꯏ ꯈꯨꯝꯅꯖꯔꯤꯕ ꯁꯥꯔ ꯑꯦꯟ ꯁꯅꯥꯇꯣꯝꯕ ꯑꯦꯁꯤꯁꯇꯦꯟꯠ ꯄ꯭ꯔꯣꯐꯦꯁꯔ ꯃꯅꯤꯄꯨꯔ ꯌꯨꯅꯤꯚꯔꯁꯤꯇꯤꯅ ꯊꯝꯕꯤꯔꯝꯃꯤ ꯁꯤꯒꯤꯗꯃꯛꯇ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅ ꯁꯥꯔꯕꯨ ꯊꯥꯒꯠꯆꯕ ꯎꯠꯆꯔꯤ ꯃꯊꯪ ꯑꯁꯤꯗꯤ ꯀꯧꯁꯤꯟꯖꯒꯦ ꯏꯀꯥꯏ ꯈꯨꯝꯅꯖꯔꯤꯕ ꯃꯤꯡ ꯑꯣꯏꯅ ꯄꯟꯖꯔꯕꯗ ꯗꯥꯛꯇꯔ ꯙꯅꯕꯤꯔ ꯔꯥꯏꯁꯝ ꯁꯣꯁꯤꯌꯦꯜ ꯑꯦꯛꯇꯤꯚꯤꯁꯄꯨ ꯃꯈꯥ ꯇꯥꯕ ꯃꯌꯥꯝꯗ ꯋꯥꯔꯣꯜ ꯄꯤꯕꯤꯅꯕꯒꯤꯗꯃꯛꯇ ꯏꯀꯥꯏ ꯈꯨꯝꯅꯖꯕꯒ ꯂꯣꯏꯅꯅ ꯀꯧꯁꯤꯟꯖꯔꯤ Ikai Khumnazaraba moderator, Lengsin Biriba Punumapu, Ikai Kunabuchari. Tang Kunitoi Kulumdoi Jun Githada, University of Pangtokiba, Akwiki Pok Padagina Sibo Babagi Toromayam Sigi Matanga, Semit Longa, Yengaga Quina, Ladiba Si Pajadre, Dunakwiki Si, Sanalon Chachikara Hong Toko Pay in a Kanaba, Aduki Tabak when a Pangtok Navagi Dugumba, Yamaru Toromam in a Kanze. ꯑꯩꯒꯤ ꯃꯥꯏꯀꯩꯗꯒꯤ ꯑꯩ ꯌꯥꯝ ꯁꯥꯡꯅ ꯊꯝꯖꯔꯛꯇꯦꯅ ꯊꯝꯖꯒꯦ ꯑꯩꯈꯣꯏꯒꯤ ꯂꯣꯛꯇꯥꯛꯇ ꯉꯥꯅꯨ ꯊꯥꯡꯒꯣꯡ ꯄꯥꯏꯕ ꯎꯔꯒ ꯁꯥꯗꯥꯟꯕꯅ ꯃꯇꯤꯟ ꯌꯣꯜꯂꯒ ꯅꯣꯡꯃꯩ ꯕꯦꯔꯦꯜ ꯁꯦꯡꯕ ꯀꯕꯤꯅ ꯁꯩꯔꯦꯡ ꯏꯒꯗꯒꯤ ꯈꯣꯔꯖꯩ ꯄꯥꯏꯈꯠꯂꯦ ꯍꯥꯏꯕꯗꯨꯅꯤ ꯑꯦꯅꯤ ꯊꯕꯛ ꯑꯃ ꯊꯣꯛꯄꯁꯤꯗ ꯀꯥꯡꯕꯨ ꯑꯃꯅ ꯏꯟꯇꯔꯄ꯭ꯔꯤꯇꯦꯁꯟ ꯑꯃ ꯀꯥꯡꯕꯨ ꯑꯃꯅ ꯏꯟꯇꯔꯄ꯭ꯔꯤꯇꯦꯁꯟ ꯑꯃ ꯇꯣꯉꯥꯟ ꯇꯣꯉꯥꯟꯅ ꯑꯗꯨꯝ ꯂꯩꯅꯤ ꯑꯗꯨꯕꯨ ꯉꯁꯤ ꯄꯨꯊꯣꯔꯛꯏꯕꯁꯤ ꯐꯥꯎꯕꯗꯤ ꯃꯅꯤꯄꯨꯔꯒꯤ ꯁꯣꯛꯆꯜꯂꯕ ꯁꯦꯟꯃꯤꯠꯂꯣꯟꯁꯤꯗ ꯑꯩꯈꯣꯏꯒꯤ ꯅꯥꯠꯀꯤ ꯆꯠꯅꯂꯣꯟꯆꯠꯀ ꯁꯥꯒꯣꯟꯅꯕ ꯑꯩꯈꯣꯏꯒꯤ ꯊꯧꯔꯝ ꯃꯌꯥꯝꯗꯨ ꯉꯁꯤ ꯑꯀꯦ ꯑꯃꯧ ꯍꯦꯟꯖꯟꯕꯗꯒꯤꯀꯣ ꯁꯦꯟꯁꯨ ꯇꯤꯡꯕ ꯃꯅꯨꯡꯒꯤ ꯌꯥꯎꯔꯤꯕ ꯏꯟꯇ꯭ꯔꯤꯟꯁꯤꯛ ꯚꯦꯂꯨꯁꯤꯁꯨ ꯃꯥꯡꯉꯛꯄꯁꯦ ꯃꯁꯤ ꯆꯦꯛ ꯇꯧꯅꯅꯕ ꯊꯝꯕ ꯄꯣꯠꯅꯤꯅ ꯑꯩꯗꯤ ꯌꯥꯝ ꯃꯔꯨ ꯑꯣꯏꯅ ꯈꯜꯂꯤ ꯁꯤꯗ ꯃꯔꯨ ꯑꯣꯏꯕꯁꯤꯗ ꯑꯩꯈꯣꯏꯅ ꯃꯌꯥꯝꯅ ꯈꯪꯕꯤꯒꯗꯕꯁꯤ ꯆꯥꯎꯈꯠꯄ ꯍꯥꯏꯕꯁꯤ ꯑꯅꯧ ꯑꯅꯧꯕ ꯀꯥꯔ ꯇꯣꯡꯕ ꯑꯋꯥꯡ ꯑꯋꯥꯡꯕ ꯃꯆꯨ ꯃꯆꯨꯒꯤ ꯌꯨꯝ ꯂꯩꯕ ꯃꯣꯕꯥꯏꯜ ꯈꯨꯠꯇ ꯄꯥꯏꯕ ꯄꯤꯛꯈ꯭ꯔꯕ ꯀꯥꯗ ꯑꯩꯅ ꯔꯤꯃꯣꯠꯇꯨ ꯃꯦꯠꯂꯒ ꯄ꯭ꯔꯤꯊꯤꯕꯤꯒꯤ ꯆꯦꯅꯦꯜ ꯃꯌꯥꯝ ꯌꯦꯡꯉꯦꯅ ꯆꯥꯎꯈꯠꯂꯦ ꯍꯥꯏꯕ ꯌꯥꯔꯣꯏ ꯆꯥꯎꯈꯠꯄꯒꯤ ꯋꯥꯍꯟꯊꯣꯛꯇꯤ ꯗꯤꯕꯦꯂꯞꯃꯦꯟ ꯑꯣꯐ ꯃꯥꯏꯟ ꯁꯦꯠ ꯍꯥꯏꯕꯅꯤ ꯑꯩꯈꯣꯏꯒꯤ ꯀꯣꯛ ꯆꯥꯎꯈꯠꯄꯁꯤꯅꯤ ꯆꯥꯎꯈꯠꯄ ꯍꯥꯏꯁꯦ ꯉꯁꯤꯒꯤ ꯑꯩꯈꯣꯏ ꯀꯣꯛꯁꯤ ꯀꯝꯗꯧꯔꯤꯒꯦ ꯁꯤꯅꯤ ꯅꯥꯎ ꯗ ꯀ꯭ꯋꯦꯁꯟ ꯏꯁ ꯀꯜꯆꯔ ꯍꯥꯏꯁꯤꯕꯨ ꯀꯩꯅꯣ ꯅꯥꯠ ꯍꯥꯏꯁꯤꯕꯨ ꯀꯩꯅꯣ ꯅꯥꯠ ꯍꯥꯏꯁꯤ ꯀꯩꯝꯕꯨ ꯅꯠꯇꯦ ꯅꯥꯠ ꯍꯥꯏꯁꯤꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯃꯔꯨ ꯑꯣꯏꯔꯤꯁꯤ ꯈꯨꯟꯅꯥꯏꯗꯨꯗ ꯂꯩꯔꯤꯕ ꯆꯠꯅꯂꯣꯟꯆꯠ ꯑꯃ ꯑꯩꯈꯣꯏꯅ ꯑꯗꯨꯝ ꯄꯨꯔꯒ ꯆꯠꯄ ꯃꯗꯨꯅꯦꯕ ꯔꯨꯜꯁ ꯑꯣꯐ ꯗ ꯀꯜꯆꯔꯗꯨ ꯁꯣꯁꯥꯏꯇꯤꯗꯨꯅꯦꯕ ꯑꯩꯈꯣꯏꯅ ꯀꯜꯆꯔ ꯍꯥꯏꯔꯤꯁꯤ ꯃꯁꯤꯗ ꯐꯤꯖꯦꯠ ꯆꯥꯛꯁꯦꯠ ꯊꯕꯛ ꯏꯪꯈꯥꯡ ꯑꯇꯣꯞ ꯑꯇꯣꯞꯄ ꯃꯥꯒꯤ ꯌꯣꯝꯁꯤꯜꯂꯒ ꯄꯨꯕꯒꯤ ꯋꯥꯅꯤ ꯃꯅꯨꯡꯒꯤ ꯄꯣꯠꯇꯨꯗꯤ ꯑꯗꯨꯅꯦꯕ ꯑꯩ ꯃꯥꯂꯦꯝ ꯂꯩꯁꯥꯅꯝꯃꯦ ꯀꯔꯤꯒꯤ ꯅꯝꯃꯤꯅꯣ ꯑꯩꯒꯤ ꯏꯃꯥ ꯅꯨꯡꯁꯤꯕꯤ ꯄꯂꯦꯝꯁꯤꯒꯤ ꯃꯇꯝꯕꯥꯛꯁꯤꯗ ꯇꯥꯔꯤꯕ ꯄꯣꯠ ꯃꯌꯥꯝꯁꯤ ꯍꯧꯔꯒ ꯃꯗꯨꯕꯨ ꯆꯥꯖꯔꯒ ꯑꯩꯅ ꯍꯤꯡꯖꯕ ꯃꯥ ꯂꯩꯔꯝꯗ꯭ꯔꯗꯤ ꯈꯨꯟꯅꯥꯏꯁꯤ ꯍꯤꯡꯕ ꯉꯝꯃꯣꯏꯗꯕ ꯂꯦꯡꯉꯤ ꯄꯥꯜꯂꯤꯕ ꯑꯃꯠꯇ ꯉꯝꯃꯣꯏꯗꯕ ꯄꯣꯠꯁꯤꯗ ꯄꯂꯦꯝ ꯃꯥꯅ ꯁꯤꯒꯤ ꯑꯁꯨꯛ ꯆꯥꯎꯕ ꯊꯕꯛꯁꯤ ꯄꯤꯕꯤꯗꯅ ꯑꯩꯈꯣꯏ ꯍꯤꯡꯉꯒ ꯅꯣꯡ ꯍꯦꯛ ꯉꯥꯟꯕꯗꯒꯤ ꯇꯨꯝꯃꯝꯗꯥꯏꯐꯥꯎ ꯈꯣꯡꯅ ꯅꯦꯠꯇꯅ ꯏꯀꯥꯏ ꯈꯨꯝꯅꯕ ꯍꯥꯏꯕꯗꯨ ꯌꯥꯎꯗ꯭ꯔꯕꯁꯦ ꯏꯀꯥꯏ ꯑꯃꯨꯛꯇꯗꯤ ꯈꯨꯝꯅꯖꯒꯦ ꯄꯂꯦꯝ ꯅꯨꯡꯁꯤꯕꯤ ꯍꯥꯏꯗꯅ ꯂꯥꯏꯒ ꯄꯛꯅꯕ ꯂꯥꯏꯄꯛꯁꯤꯗ ꯃꯥꯂꯦꯝ ꯂꯩꯁꯥ ꯅꯝꯕꯩꯅ ꯅꯝꯃꯤꯅꯦꯕ ꯀꯌꯥꯗ ꯃꯃꯥ ꯅꯨꯡꯁꯤꯈ꯭ꯔꯕꯅꯣ ꯃꯥꯂꯦꯝ ꯂꯩꯁꯥ ꯅꯝꯕ ꯑꯩꯅ ꯏꯃꯥ ꯍꯟꯅ ꯌꯦꯡꯗꯕꯀꯣ ꯃꯄꯥ ꯐꯨꯕꯁꯨ ꯌꯥꯎꯈꯠꯂꯛꯏ ꯃꯥꯂꯦꯝ ꯂꯩꯁꯥ ꯅꯝꯕ ꯑꯩꯅ ꯏꯃꯥ ꯏꯄꯥ ꯄꯤꯖꯅꯤꯡꯗ꯭ꯔꯗꯤ ꯂꯩꯁꯥ ꯅꯝꯗ꯭ꯔꯁꯨ ꯌꯥꯏ ꯀꯩꯅꯣ ꯗꯦꯠ ꯃꯤꯟꯁ ꯊꯝꯖꯅꯤꯡꯉꯤꯗꯤ ꯑꯩꯅ ꯆꯠꯂꯤꯕ ꯑꯩꯒꯤ ꯅꯥꯠꯁꯤꯒꯤ ꯃꯅꯨꯡꯒꯤ ꯏꯟꯇ꯭ꯔꯤꯟꯁꯤꯛ ꯚꯦꯂꯨꯁꯗꯨ ꯑꯦꯄ꯭ꯂꯥꯏ ꯇꯧꯔꯒ ꯈꯨꯟꯅꯥꯏꯗꯨ ꯄꯨꯕꯗꯨꯅꯦꯕ ꯃꯔꯨ ꯑꯣꯏꯔꯤꯁꯤ ꯑꯗꯣ ꯉꯁꯤꯗꯤ ꯃꯗꯨꯒꯤ ꯄꯣꯠꯇꯨ ꯌꯥꯝ ꯂꯥꯞꯄꯛꯄꯁꯦ ꯃꯁꯤ ꯑꯃꯨꯛ ꯍꯟꯅ ꯍꯟꯖꯜꯂꯛꯅꯕ ꯑꯗꯩ ꯆꯠꯅꯂꯣꯟꯆꯠ ꯄꯥꯏ ꯍꯥꯏꯕ ꯋꯥꯅꯤ ꯃꯌꯥꯝꯅ ꯈꯪꯕꯤꯒꯅꯤꯀꯣ ꯃꯇꯝꯗꯨꯒꯤ MA BA ꯂꯥꯏꯔꯤꯛ ꯁꯨꯛꯇꯝ ꯇꯝꯗꯕ ꯑꯍꯟꯁꯤꯡꯗꯨꯅ ꯈꯪꯉꯤꯕ ꯊꯥꯛꯇꯨ ꯉꯁꯤ
PhD ꯑꯩꯈꯣꯏꯅ ꯀꯩꯁꯨ ꯈꯪꯗ꯭ꯔꯦꯕ ꯀꯔꯤꯒꯤꯅꯣ ꯊꯥꯏꯅ ꯑꯩꯈꯣꯏꯅ ꯈꯪꯖꯕꯗ ꯑꯩꯈꯣꯏ ꯆꯍꯤ 70 ꯑꯕꯞꯅꯤꯅ ꯂꯤꯀꯣꯟ ꯁꯥꯟꯅꯕꯣꯛ ꯆꯠꯆꯔꯛꯏ ꯈꯣꯡꯖꯣꯝ ꯄꯔꯕ ꯄꯦꯅꯥ ꯁꯪꯒꯣꯏꯗ ꯁꯛ ꯈꯣꯠꯇꯅ ꯀꯨꯝꯍꯩ ꯐꯤꯌꯣꯡ ꯃꯌꯥꯝꯗ ꯃꯌꯥꯝ ꯇꯥꯕ ꯃꯌꯥꯝꯗꯣ ꯑꯗꯨꯝ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗ ꯌꯥꯎꯖꯔꯛꯏ ꯂꯥꯏꯔꯤꯛꯁꯤ ꯇꯝꯗ꯭ꯔꯁꯨ ꯇꯥꯔꯤꯕ ꯃꯌꯥꯝ ꯇꯧꯔꯤꯕ ꯃꯌꯥꯝꯁꯤꯡꯗꯨꯅ ꯃꯤꯒꯤ ꯃꯀꯣꯛꯁꯤ ꯃꯣꯜ ꯇꯧꯕ ꯃꯇꯝꯗ ꯌꯥꯝ ꯀꯥ ꯍꯦꯟꯅ ꯏꯖꯨꯀꯦꯇꯦꯠ ꯑꯣꯏꯕ they are more educated than us ꯑꯩꯈꯣꯏꯗꯒꯤ ꯃꯣꯏꯅ ꯍꯦꯟꯅ educated ꯑꯣꯏꯕ ꯑꯗꯨꯅ ꯉꯁꯤꯗꯤ ꯑꯗꯨꯒꯤ ꯕ꯭ꯔꯤꯖꯤꯡꯗꯣ ꯑꯅꯧꯕ ꯂꯥꯏꯔꯤꯛ ꯇꯝꯕ ꯀꯥꯟꯗ ꯑꯗꯨꯃꯥꯏꯅ ꯁꯣꯁꯤꯌꯦꯂꯥꯏꯖ ꯇꯧꯔꯝꯕ ꯇꯥꯡꯈ꯭ꯔꯕ ꯇꯨꯜꯁ ꯃꯌꯥꯝꯗꯣ ꯉꯁꯤ ꯁꯤꯖꯤꯟꯅꯔꯛꯇ꯭ꯔꯒ ꯂꯤꯡꯛ ꯑꯃ ꯃꯥꯡꯕꯅꯦꯕ ꯃꯔꯛ ꯇꯠꯂꯒ ꯂꯩꯕꯅꯦꯕ bridging the link ꯂꯩꯇꯕꯁꯦ ꯃꯁꯤꯅꯁꯨ ꯈꯨꯟꯅꯥꯏꯁꯤꯗ ꯌꯥꯝꯅ ꯍꯦꯟꯅ ꯁꯣꯛꯆꯤꯟꯕꯒꯤ ꯄꯣꯠ ꯑꯃꯅꯦ ꯈꯜꯂꯦꯕ ꯑꯗꯨꯅ ꯑꯩꯅ ꯈꯟꯖꯕꯗ ꯑꯩꯈꯣꯏ ꯊꯧꯗꯣꯛ ꯋꯥꯊꯣꯛꯁꯤ ꯊꯣꯛꯏ ꯇꯧꯏ ꯇꯧꯐꯝ ꯊꯣꯛꯏ ꯇꯧꯕ ꯃꯇꯝꯁꯤꯗ ꯉꯁꯥꯏꯒꯤ ꯀꯦꯛ ꯀꯛꯁꯜꯂꯛꯄ ꯌꯥꯎꯔꯤꯕ ꯂꯨꯍꯣꯡꯕꯗ ꯀꯦꯛ ꯀꯛꯄꯁꯦ ꯕꯦꯔꯥꯅꯦꯕꯀꯣ ꯑꯗꯩ ꯇꯣꯉꯥꯟꯕ ꯁꯣꯔꯥꯠꯁꯤꯗ ꯑꯩꯒꯤ ꯏꯄꯥꯗꯨꯅ ꯏꯃꯥꯗꯨꯅ ꯍꯤꯡꯉꯩꯗꯗꯤ ꯅꯣꯡꯃꯇ ꯏꯄꯥ ꯏꯃꯥꯅ ꯄꯦꯟꯗꯅꯕ ꯀꯔꯤꯝ ꯇꯧꯈꯤꯗ꯭ꯔꯕ ꯄꯩꯁꯥ ꯈꯔ ꯄꯥꯏꯔꯛꯄ ꯊꯕꯛ ꯏꯪꯈꯥꯡ ꯈꯔ ꯆꯥꯎꯅ ꯇꯧꯔꯒ ꯑꯩꯅ ꯂꯩꯖꯔꯤꯕ ꯈꯨꯡꯒꯪꯗꯨꯗꯒꯤ ꯏꯝꯐꯥꯜꯗ ꯌꯨꯝ ꯆꯥꯎꯅ ꯍꯣꯡꯀꯠꯂꯒ ꯐꯥꯗꯔꯁ ꯗꯦ ꯅꯨꯃꯤꯠꯇ ꯃꯄꯥ ꯎꯅꯕ ꯆꯠꯄ ꯍꯟꯗꯛꯇꯤ ꯐꯥꯗꯔꯁ ꯗꯦꯗꯁꯨ ꯆꯠꯇꯕꯁꯨ ꯃꯌꯥꯝ ꯌꯥꯎꯋꯦ ꯑꯩ ꯇꯦꯂꯤꯐꯣꯟ ꯇꯧꯔ ꯍꯪꯕꯗꯀꯣ ꯑꯗꯨꯒꯤ ꯑꯩꯒꯤ ꯂꯥꯏꯔꯤꯛ ꯍꯩꯈ꯭ꯔꯕ ꯑꯩꯁꯦ ꯑꯩꯅ ꯈꯨꯟꯅꯥꯏꯁꯤꯗ ꯂꯩꯔꯤꯕ ꯃꯑꯣꯡꯁꯤ ꯀꯔꯤꯅꯣ ꯁꯤ ꯃꯁꯥꯅ ꯋꯥꯍꯪ ꯍꯪꯖꯗꯕꯒꯤ ꯄꯣꯠ ꯑꯃꯅꯦꯕ ꯑꯗꯨꯅ ꯊꯝꯖꯅꯤꯡꯉꯤꯗꯤ ꯀꯜꯆꯔ ꯍꯥꯏꯕꯁꯤꯅ ꯈꯨꯟꯅꯥꯏꯗꯨꯒꯤ ꯔꯨꯜꯁꯅꯤ ꯏꯄꯥ ꯏꯄꯨꯅ ꯋꯥꯇꯪꯒꯤ ꯄꯥꯊꯗꯅ ꯊꯝꯕ ꯄꯣꯠꯇꯨ ꯑꯩꯈꯣꯏꯅ ꯃꯤꯔꯥꯏꯔꯒ ꯈꯪꯉꯦ ꯍꯩꯔꯦꯅ ꯑꯍꯟꯁꯤꯡꯅ ꯀꯔꯤ ꯈꯪꯉꯗꯅ matam helega chanadrega na sum thawa sadabagi ngasi akhoi areng puthadna fium charaktri ne aduna khunai gi norms khunai gi rules tu ngasi ju phajana illaga chatpada manung de yauriba ipai pujina thambiramba khunai gi machakta khunai gi niyom the rules ta isagi personal gi life yauri isagi family gi life yauri aina tawjariba thabaki professional life yauri aina aigi khunai de hingbujigi pot yauri madu me amdu phajana khabak laga balance hoina purga chalama potu ngasi loina maksina professional life sida loina thawai yauraga aina pamba potu da purakani habadu ahongu purakani khanbaje asai habigi beduni pithribi da ning tamba mat leite there is no freedom without restraint athing bayaw da ning tamba leite khunai gi culture du khunai gi rules su khunai gi norms su that is just another type of restraint ne khunai ji phajana puna bo honna bagi athing ba mayam thanam ne ngasi khoina iriba law ji natabada chanabi da ngakna dan leramba athing ba mayam du khunai ji masak na pot amane adu ngasi khoi ka da illoi doino khoi ngasi kari follow tore doino adu any thoram mamada magi tasengba tobam tokpa lai tingi tobam tokbu tawdana krai da mana phangdoino mai phangdoino madu phajana tawraga atai di tawdrasu yabraina khaleba ngangjari bo zadana biji karambano da aigi pabagi sorapta lana thromda ai batonda sma ise kanagumana chinba lebiradi yumda awaba phongdok piraga lengak trabasu yae ai peng se lojade dakhina tawde aduga chana base kaithen da pot yonjabe imai bel miam du dagi khomgatle khomba de imai bel miam du yonjari miam du sit nan logbo konade aduda manju nagraba ima gi sengau du da aigi pa legi dabagi lana thorom gi ne pot leibagi haphobo paisa do swam tongo budu loina budu tong leraga as isai ngasi lana thorom ji smaide nukti gi tobiradi nungai da lo kumor ge ngasi de nang ta loi haidegi tawjagi bani tawdaba nate ko tawji loina ba kaim targa laite akhoi gi achetpa phirep tu lere lore socialization have say it is a process in which culture should be maintained and change habne my culture to maintain toroga leibaduni madu leitaba khunai leibona de change to ni
ꯍꯣꯡꯉꯛꯏꯕꯗꯨ ꯐꯕ꯭ꯔꯥ ꯐꯠꯇꯕ꯭ꯔꯥ ꯐꯠꯇꯕꯗ ꯁꯨꯝ ꯍꯣꯡꯉꯛꯑꯗꯤ ꯑꯩꯒꯤ ꯁꯤꯖꯟꯅꯕꯒꯤ ꯃꯣꯡꯐꯝ ꯇꯧꯕꯒꯨꯝꯕꯅꯦꯕ ꯑꯗꯨꯅ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯙꯔꯃ ꯆꯠꯄꯁꯨ ꯂꯩꯔꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯂꯥꯏꯅꯤꯡ ꯂꯤꯆꯤꯡꯗ ꯆꯠꯄꯁꯨ ꯂꯩꯔꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯃꯥꯒꯤ ꯂꯩꯔꯤꯕꯅꯤꯅ ꯍꯦꯛꯇ ꯑꯩꯈꯣꯏꯅ ꯄꯥꯝꯃꯦꯅ ꯈꯨꯗꯛꯇ ꯇꯣꯛ ꯂꯥꯎ ꯊꯝꯕꯁꯨ ꯌꯥꯔꯣꯏ ꯑꯃꯅ ꯑꯃꯕꯨꯁꯨ ꯏꯀꯥꯏ ꯈꯨꯝꯅꯔꯒ ꯐꯔꯛꯀꯗꯕ ꯄꯣꯠꯇꯨꯗꯤ ꯏꯔꯝꯗꯝꯒꯤꯅꯤ ꯑꯩꯒꯤ ꯏꯃꯥ ꯅꯨꯡꯁꯤꯗꯕ ꯃꯤꯕꯨ ꯂꯩꯔꯝꯒꯗ꯭ꯔꯅꯦ ꯃꯤꯒꯤ ꯃꯃꯥꯅ ꯍꯦꯟꯅ ꯅꯨꯡꯁꯤꯕ ꯍꯧꯅꯗꯦꯗꯅ ꯈꯪꯗ꯭ꯔꯤꯉꯩꯅ ꯈꯪꯗ꯭ꯔꯤꯉꯩꯅꯤ ꯈꯪꯉꯀꯥꯟꯗꯗꯤ ꯄꯂꯦꯝ ꯅꯨꯡꯁꯤꯕꯤ ꯅꯪꯕꯨ ꯅꯨꯡꯁꯤꯕ ꯂꯩꯇꯦ ꯃꯥꯂꯦꯝ ꯂꯩꯃꯗꯒꯤ ꯍꯦꯟꯅ ꯅꯪꯅ ꯂꯨꯝꯃꯤꯕꯅꯦꯅ ꯏꯃꯥꯒꯤ ꯃꯈꯣꯡꯗ ꯇꯨꯅꯔꯤꯕ ꯉꯥꯛꯇꯅꯦꯕ ꯑꯩꯅ ꯊꯝꯖꯅꯤꯡꯉꯤꯁꯤ ꯂꯣꯏꯁꯤꯟꯖꯔꯛꯄꯗ ꯑꯩ ꯁꯥꯡꯅ ꯂꯧꯖꯔꯣꯏ ꯑꯩꯈꯣꯏꯅ ꯇꯧꯁꯤꯅ ꯂꯦꯞꯄꯒꯗꯤ ꯇꯧꯕ ꯉꯝꯃꯣꯏꯗꯕ ꯂꯩꯇꯦꯅ ꯈꯜꯂꯦꯕ ꯊꯛꯑ ꯂꯥꯛꯄꯗꯗꯤ ꯍꯥꯏ ꯇꯨꯃꯤꯟ ꯂꯩꯌꯨ ꯇꯨꯃꯤꯟ ꯆꯪꯈ꯭ꯔꯣ ꯍꯥꯏꯕꯗꯨ ꯌꯥꯔꯣꯏꯕ ꯑꯩꯅ ꯑꯩꯒꯤ ꯌꯨꯝꯗꯒꯤ ꯌꯥꯝ ꯐꯖꯕ ꯃꯑꯣꯡꯗ ꯁꯦꯟꯁꯨ ꯆꯪꯍꯟꯗꯕ ꯃꯍꯩꯁꯨ ꯐꯪꯕ ꯊꯧꯔꯝꯗꯨ ꯄꯥꯡꯊꯣꯛꯄꯗ ꯂꯩꯈꯤꯗ꯭ꯔꯕ ꯊꯋꯥꯏꯁꯤꯡꯗꯁꯨ ꯅꯨꯡꯉꯥꯏꯖꯕ ꯈꯨꯟꯅꯥꯏꯗꯁꯨ ꯄꯔꯥ ꯑꯃ ꯄꯤꯕ ꯇꯁꯦꯡꯅ ꯃꯗꯨꯗ ꯅꯩꯅꯔꯤꯕ ꯏꯁꯩ ꯁꯛꯏꯕ ꯏꯁꯩ ꯂꯤꯔꯤꯕ ꯋꯥꯔꯤꯒꯗꯨ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯂꯥꯏꯔꯤꯛ ꯀ꯭ꯂꯥꯁ ꯂꯧꯕ ꯃꯇꯝꯗ ꯇꯥꯕꯗꯧꯅ ꯍꯧꯕꯗ ꯂꯣꯏꯕꯒ ꯇꯥꯔꯗꯤꯀꯣ ꯂꯥꯟꯅ ꯊꯧꯔꯝ ꯅꯠꯇ꯭ꯔꯒ ꯑꯦꯅꯤ ꯊꯧꯔꯝ ꯑꯃ ꯆꯠꯂꯨꯕꯗꯅꯦ ꯃꯉꯣꯟꯗ ꯍꯥꯞꯀꯗꯕ ꯒ꯭ꯌꯥꯟꯁꯤ ꯌꯥꯝ ꯌꯥꯝꯈ꯭ꯔꯦ ꯑꯩ ꯁꯨꯝ ꯎꯖꯕꯗ ꯀꯅꯥꯝ ꯇꯥꯗꯦ ꯐꯝꯃꯤꯕꯗꯁꯨ ꯋꯥꯔꯤ ꯄꯥꯛꯁꯥꯅ ꯁꯥꯟꯅꯩ ꯏꯁꯩꯅ ꯁꯣꯝꯗ ꯄꯥꯛꯁꯥꯅ ꯁꯛꯑꯦ ꯄꯩꯁꯥꯅ ꯃꯔꯣꯝ ꯑꯃ ꯄꯪꯊꯥꯗ ꯊꯥꯏ ꯄꯥꯂꯥ ꯃꯌꯥꯝꯗꯨꯁꯨ ꯐꯝꯃꯒ ꯁꯛꯄꯗꯤ ꯂꯥꯏꯔꯅ ꯂꯦꯞꯄꯒ ꯁꯛꯄꯗꯤ ꯂꯥꯏꯔꯅ ꯍꯤꯞꯁꯛ ꯁꯛꯑꯒ ꯑꯗꯨꯝ ꯂꯩ ꯁꯤ ꯀꯔꯤꯗ ꯐꯖꯗꯧꯔꯤ ꯑꯗꯨꯅ ꯑꯩꯗꯤ ꯃꯤꯁꯇꯔ ꯃꯣꯗꯔꯦꯇꯔ ꯑꯩꯒꯤ ꯃꯣꯠ ꯑꯩꯕꯨ ꯑꯩꯒꯤꯗꯤ ꯂꯣ ꯅꯨꯡ ꯍꯦꯅꯥꯠꯇꯅ ꯑꯩ ꯀꯔꯤꯝ ꯍꯥꯏꯖꯔꯣꯏ ꯑꯩꯅ ꯃꯌꯥꯝꯗ ꯍꯥꯏꯖꯅꯤꯡꯉꯤꯁꯦ ꯉꯁꯥꯏꯒꯤ ꯁꯣꯁꯤꯌꯦꯂꯥꯏꯖꯦꯁꯟ ꯄ꯭ꯔꯣꯁꯦꯁ ꯍꯥꯏꯕꯗꯣ ꯈꯨꯟꯅꯥꯏꯁꯤ ꯑꯩꯒꯤ ꯅꯥꯠ ꯑꯥꯔꯠ ꯍꯥꯏꯕꯁꯤꯅ ꯑꯩꯒꯤ ꯊꯃꯣꯏ ꯃꯅꯨꯡꯗ ꯂꯩꯕ ꯐꯣꯡꯗꯣꯛꯇꯕ ꯑꯗꯨꯕꯨ ꯑꯥꯔꯠ ꯀꯧꯏꯀꯣ ꯑꯗꯨꯒ ꯍꯣꯔꯦꯟ ꯃꯗꯨ ꯃꯥꯅ ꯐꯣꯡꯗꯣꯔꯛꯀꯥꯟꯗ ꯑꯥꯔꯇꯤꯁ ꯍꯥꯏꯕꯒꯤ ꯋꯥꯅꯤ ꯂꯥꯏꯒ ꯌꯦꯛꯊꯣꯔꯛꯏꯁꯤ ꯑꯥꯔꯇꯤꯁ ꯍꯥꯏ ꯃꯅꯨꯡꯗ ꯃꯥꯅ ꯌꯦꯛꯀꯦꯅ ꯈꯟꯕꯒꯤ ꯁꯥꯒꯠꯂꯤꯕ ꯄꯣꯠꯇꯨꯗꯤ ꯑꯥꯔꯠꯅꯤꯗꯅ ꯏꯁꯩꯁꯨ ꯃꯉꯥꯏ ꯑꯗ ꯑꯥꯔꯠ ꯑꯦꯟ ꯀꯜꯆꯔꯁꯦ ꯀꯌꯥꯃꯨꯛ ꯃꯔꯤ ꯂꯩꯅꯒꯦꯗ ꯁꯤꯒꯤ ꯀꯜꯆꯔꯁꯦ ꯍꯤꯡꯒꯟꯒꯦꯗꯤ ꯑꯥꯔꯠꯁꯤꯅ ꯌꯣꯝꯃꯒ ꯄꯨꯒꯗꯧꯅꯦꯕ ꯕꯠ ꯋꯤ ꯅꯦꯒ꯭ꯂꯦꯛ ꯑꯥꯔꯠ ꯑꯩꯈꯣꯏꯁꯦ ꯌꯥꯝ ꯐꯠꯇꯕꯅꯤ ꯉꯁꯤ ꯃꯅꯤꯄꯨꯔꯒꯤ ꯌꯨꯝ ꯂꯥꯛ ꯑꯩꯅ ꯁꯨꯝ ꯈꯟꯖꯕꯗ 13 ꯂꯩꯔꯦ ꯈꯜꯂꯁꯦꯕ ꯀꯅꯥꯒꯤ ꯌꯨꯝꯗ ꯈꯨꯠꯅ ꯌꯦꯛꯄ ꯂꯥꯏ ꯊꯦꯠꯄ ꯑꯝꯇꯪ ꯌꯥꯎꯒꯦ ꯃꯟꯇ꯭ꯔꯤꯐꯧ ꯊꯦꯠꯇꯦ ꯀꯝꯄꯨꯇꯔꯅ ꯌꯦꯛꯄ ꯂꯥꯏ ꯅꯠꯇꯕ ꯀꯅꯥꯒꯤ ꯌꯨꯝꯗ ꯑꯁꯥꯕ ꯁꯉꯥꯏꯗꯨ ꯂꯩꯕꯤꯔꯒ ꯊꯝꯕ ꯌꯥꯎꯒꯦ ꯌꯨꯝ ꯂꯥꯛ 13ꯅ ꯑꯌꯦꯛꯄ ꯂꯥꯏ ꯑꯃ ꯊꯝꯕꯤꯌꯨ ꯂꯥꯏ ꯌꯦꯛꯏꯕ ꯃꯌꯥꯝꯁꯤ ꯏꯅꯥꯛ ꯈꯨꯜꯂꯣꯏꯗ꯭ꯔꯣ ꯈꯨꯠ ꯁꯥ ꯍꯥꯏꯕꯒꯤ ꯄꯣꯠ ꯁꯥꯖꯔꯤꯕ ꯃꯌꯥꯝꯁꯤꯕꯨ ꯄꯩꯁꯥ ꯄꯥꯏꯕꯅ ꯏꯅꯥꯛ ꯈꯨꯜꯂꯣꯏꯗ꯭ꯔꯣ ꯁꯤ ꯆꯥꯎꯈꯠꯄ ꯂꯝꯗ ꯂꯣꯏ ꯇꯧꯔꯤ ꯉꯥꯛꯇꯅꯤ ꯀꯩꯅꯣ ꯑꯉꯥꯡ ꯂꯥꯏ ꯌꯦꯛꯅꯤꯡꯕꯗꯣ ꯃꯄꯥꯅ ꯂꯥꯏ ꯌꯦꯛꯍꯟꯅꯤꯡꯗ꯭ꯔꯦꯕ ꯍꯤꯡꯕ ꯉꯝꯃꯣꯏꯅ ꯑꯩꯈꯣꯏꯁꯦ ꯃꯑꯣꯡ ꯑꯃꯅꯤ ꯑꯗꯨꯅ ꯑꯩꯗꯤ ꯀꯔꯤꯝ ꯍꯥꯏꯖꯔꯣꯏ ꯑꯃ ꯑꯣꯏꯔꯣ ꯀꯔꯤꯝ ꯍꯥꯏꯖꯔꯣꯏ ꯑꯩꯅ ꯄꯥꯝꯖꯕꯁꯦ ꯅꯥꯠ ꯍꯥꯏꯕꯁꯦ ꯈꯨꯟꯅꯥꯏꯁꯤꯒꯤ ꯆꯠꯅ ꯂꯣꯟꯆꯠꯀꯤ ꯅꯤꯌꯣꯝ ꯑꯃꯅꯤ ꯔꯨꯜꯁ ꯑꯃꯅꯤ ꯃꯗꯨ ꯉꯥꯛꯅ ꯑꯩꯈꯣই ꯆꯠꯄ ꯍꯧꯁꯤ ꯑꯗꯨꯗ ꯌꯥꯎꯔꯝꯗꯕ ꯄꯣꯠꯁꯤꯡꯗꯣ ꯂꯧꯊꯣꯛꯁꯤ ꯑꯗꯨꯒ ꯑꯩꯒꯤ ꯂꯥꯏꯅꯤꯡ ꯂꯤꯆꯤꯡꯅ ꯏꯄꯥ ꯏꯄꯨ ꯂꯨꯅ ꯇꯧꯕ ꯄꯣꯛꯄ ꯂꯨꯅ ꯇꯧꯕ ꯑꯣꯏꯔꯒꯗꯤ ꯀꯔꯤꯒꯤ ꯑꯍꯜ ꯂꯃꯟ ꯃꯌꯥꯝꯁꯤ ꯏꯀꯥꯏ ꯈꯨꯝꯅꯗꯅ ꯂꯨꯅ ꯇꯧꯔꯣꯏꯗꯣꯏꯅꯣ ꯑꯣꯔꯐꯥꯟꯗ ꯉꯁꯤ ꯈꯨꯗꯥꯡ ꯄꯤꯐꯝꯅꯔꯤꯕ ꯑꯍꯟ ꯃꯌꯥꯝꯁꯤ ꯑꯝꯇꯪ ꯆꯠꯂꯒ ꯌꯦꯡꯕꯤꯌꯨ ꯑꯆꯧ ꯑꯁꯥꯡꯒꯤ ꯃꯆꯥꯛ ꯉꯥꯛꯇꯅꯤ ꯂꯥꯏꯔꯕ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨ ꯍꯩꯇꯕ ꯊꯕꯛ ꯁꯨꯕ ꯁꯤꯟꯃꯤꯅ ꯍꯦꯟꯅ ꯃꯃꯥ ꯃꯄꯥ ꯂꯨꯅ ꯇꯧꯏ ꯑꯄꯣꯛꯄ ꯂꯨꯅ ꯇꯧꯏ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯇꯧꯐꯝ ꯊꯣꯛꯄ ꯑꯩꯒꯤꯁꯤ ꯇꯧꯕ ꯀꯥꯟꯗ ꯑꯩꯒꯤ ꯏꯃꯨꯡꯗꯒꯤ ꯑꯩꯒꯤ ꯇꯨꯡꯒꯤ ꯂꯥꯛꯀꯗꯕ ꯃꯤꯔꯣꯟꯒꯤ ꯖꯦꯅꯦꯔꯦꯁꯟꯗ ꯁꯣꯁꯤꯌꯦꯂꯥꯏꯖ ꯇꯧꯅꯕ ꯀꯜꯆꯔꯗꯨ ꯃꯦꯟꯇꯦꯟ ꯇꯧꯅꯕ ꯆꯦꯟꯖꯇꯨ ꯇꯧꯔꯛꯄ ꯃꯇꯝꯗ ꯌꯥꯝ ꯐꯖꯕ ꯃꯑꯣꯡꯗ ꯏꯀꯣꯅꯣꯃꯤ ꯑꯣꯏꯕ ꯏꯟꯇ꯭ꯔꯤꯟꯁꯤꯛ ꯚꯦꯂꯨꯁꯨ ꯌꯥꯝ ꯇꯥꯡꯕ ꯄꯣꯠ ꯑꯃ ꯑꯣꯏꯍꯜꯂꯒ ꯑꯩꯈꯣꯏꯗ ꯃꯉꯥꯜ ꯑꯃ ꯄꯤꯕ ꯊꯧꯗꯣꯛ ꯋꯥꯊꯣꯛ ꯃꯌꯥꯝ ꯌꯥꯎꯔꯒ ꯃꯤꯁꯤ ꯁꯨꯝ ꯁꯤꯡꯉꯛꯄ ꯈꯨꯟꯅꯥꯏꯗꯨꯗ ꯅꯛꯁꯤꯜꯂꯛꯄ ꯏꯃꯨꯡꯒꯤ ꯚꯦꯂꯨꯁ ꯈꯪꯉꯛꯄ ꯃꯤ ꯑꯃꯒꯤ ꯔꯤꯂꯦꯁꯟꯁꯤꯞ ꯀꯟꯁꯔꯟ ꯑꯣꯏꯔꯛꯄ ꯁꯤ ꯃꯌꯥꯝꯁꯦ ꯑꯩꯈꯣꯏ ꯉꯁꯤ ꯂꯣꯏꯅ ꯂꯥꯞꯊꯣꯔꯛꯄꯁꯦ ꯃꯁꯤ ꯑꯃꯨꯛꯇꯪ ꯔꯤꯚꯥꯏꯚ ꯇꯧꯕ ꯆꯪꯉꯤ ꯀꯔꯝꯕ ꯀꯥꯟꯗ ꯑꯩꯈꯣꯏꯅ ꯑꯩꯈꯣꯏꯒꯤ ꯅꯥꯠ ꯆꯠꯅ ꯂꯣꯟꯆꯠ ꯃꯌꯥꯝꯁꯤ ꯐꯖꯅ ꯈꯪꯉꯀꯥꯟꯗ ꯑꯩꯗꯤ ꯇꯧꯐꯝ ꯊꯣꯛꯄꯗꯨ ꯇꯧꯁꯤ ꯑꯩꯈꯣꯏꯗꯒꯤ ꯍꯥꯟꯅ ꯍꯧꯁꯤ ꯃꯅꯤꯄꯨꯔꯁꯤ ꯑꯃꯨꯛꯇ ꯌꯥꯏꯐꯕ ꯑꯣꯏꯁꯅꯨ ꯈ꯭ꯋꯥꯏꯗꯒꯤ ꯐꯖꯕ ꯊꯕꯛꯅꯤ ꯀꯥꯟꯅꯗꯕꯗ ꯏꯟ ꯇꯥꯔꯝꯁ ꯑꯣꯐ ꯀ꯭ꯔꯣꯔ ꯅꯪꯈ꯭ꯔꯕ ꯂꯩꯕꯥꯛꯁꯤꯗ ꯃꯥꯡꯍꯟꯕꯁꯦ ꯃꯁꯤ ꯑꯃꯨꯛꯇꯪ ꯊꯦꯝꯁꯤ ꯇꯧꯕꯇꯕꯨ ꯁꯤꯗ ꯌꯥꯝꯅ ꯑꯩꯈꯣꯏꯒꯤ ꯑꯦꯒ꯭ꯔꯦꯁꯤꯞ ꯑꯣꯏꯅ ꯇꯧꯔꯒꯗꯤ ꯆꯦꯂꯦꯟꯖ ꯂꯣꯏ ꯇꯧꯔꯛꯀꯅꯤ ꯅꯪ ꯍꯥꯏꯔꯗꯤ ꯇꯧꯔꯣꯏ ꯁꯤ ꯑꯩꯈꯣꯏꯒꯤ ꯆꯠꯅꯕꯤꯅꯤ ꯑꯩꯈꯣꯏ ꯅꯥꯠꯇ ꯌꯥꯎꯖꯕ ꯄꯣꯠꯅꯤ
ꯐꯅꯌꯥꯝꯅ ꯑꯩꯅ ꯇꯧꯅꯤꯡꯉꯁꯨ ꯑꯃꯗꯨꯅ ꯌꯥꯝ ꯃꯑꯣꯡ ꯆꯥꯗ ꯉꯥꯡꯉꯗꯤ ꯑꯦꯔꯥ ꯅꯪ ꯉꯥꯡꯉꯗꯤ ꯇꯧꯔꯣꯏ ꯀꯥꯏꯅ ꯍꯥꯏꯕꯁꯤ ꯌꯥꯝ ꯆꯠꯅꯩꯌꯦꯕ ꯑꯗꯨꯅ ꯌꯥꯝꯅ ꯐꯖꯕ ꯂꯝꯕꯤꯗ ꯌꯥꯝꯅ ꯀꯔꯤ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏꯒꯤ ꯑꯊꯣꯠꯄ ꯂꯝꯕꯤꯗ ꯃꯌꯥꯝꯁꯤꯡꯁꯤ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯗꯅ ꯑꯣꯖꯥ ꯉꯁꯥꯏ ꯑꯦꯋꯦꯔꯅꯦꯁ ꯀꯩꯗꯣ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯗ ꯑꯦꯋꯦꯔꯅꯦꯁꯁꯨ ꯂꯤꯈꯠꯇꯅ ꯉꯥꯡꯕ ꯅꯠꯇꯕ ꯊꯃꯣꯏꯗꯒꯤ ꯐꯖꯅ ꯏꯔꯝꯗꯝ ꯀꯟꯅꯕ ꯇꯨꯡꯒꯤ ꯃꯤꯔꯣꯜꯗ ꯇꯥꯡꯈ꯭ꯔꯕ ꯄꯣꯠꯁꯤ ꯁꯤꯟꯅꯔꯝꯕꯒꯤ ꯑꯣꯏꯊꯣꯛꯄ ꯌꯥꯕꯗꯨꯒꯤ ꯃꯑꯣꯡꯗ ꯄꯤꯔꯒ ꯑꯅꯧꯕ ꯃꯅꯤꯄꯨꯔ ꯑꯃ ꯂꯥꯛꯄꯗꯣ ꯇꯤꯟꯕꯤꯔꯤꯕ ꯃꯌꯥꯝꯁꯤꯡꯁꯤꯅ ꯗꯥꯏꯇ ꯂꯧꯕꯤꯌꯨ ꯋꯥꯐꯝꯁꯤ ꯊꯝꯖꯔꯒ ꯄꯨꯝꯅꯃꯛ ꯈꯨꯔꯨꯝꯖꯔꯤ ꯊꯥꯒꯠꯆꯔꯤ ꯀꯥꯏꯀꯨꯝꯅꯖꯔꯤꯕ ꯁꯥꯔ ꯙꯅꯕꯤꯂꯥꯏꯁꯝ ꯁꯣꯁꯤꯌꯦꯜ ꯑꯦꯛꯇꯤꯚꯤꯁ ꯌꯥꯝꯅ ꯐꯖꯕ ꯋꯥꯈꯜꯂꯣꯟ ꯃꯤꯌꯥꯝꯗ ꯊꯝꯕꯤꯔꯝꯃꯤ ꯁꯤꯒꯤꯗꯃꯛꯇ ꯁꯥꯔꯕꯨ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅ ꯊꯥꯒꯠꯆꯕ ꯎꯠꯆꯔꯤ ꯃꯊꯪ ꯑꯁꯤꯗꯤ ꯑꯩꯈꯣꯏ ꯋꯥꯉꯥꯡꯂꯣꯏꯁꯤꯡꯅ ꯑꯩꯈꯣꯏ ꯃꯤꯅꯤꯠ 10 ꯂꯧꯕꯤꯔꯒ ꯋꯥ ꯉꯥꯡꯕꯤꯅꯕ ꯅꯤꯡꯁꯤꯡꯖꯔꯤ ꯑꯗꯨꯒ ꯃꯊꯪꯗ ꯀꯧꯁꯤꯟꯖꯒꯦ ꯏꯀꯥꯏ ꯈꯨꯝꯅꯖꯔꯤꯕ ꯑꯣꯖꯥ ꯈꯥꯏꯗꯦꯝ ꯊꯣꯏꯕ ꯄ꯭ꯔꯁꯤꯗꯦꯟ ꯑꯃꯤꯛꯄꯨ ꯉꯁꯤꯒꯤ ꯊꯧꯔꯝ ꯑꯁꯤꯒ ꯃꯔꯤ ꯂꯩꯅꯕ ꯋꯥꯐꯝ ꯈꯔꯗꯪ ꯃꯤꯌꯥꯝꯗ ꯊꯝꯕꯤꯅꯕ ꯀꯧꯁꯤꯟꯖꯔꯤ ꯑꯍꯥꯟꯕꯗ ꯏꯀꯥꯏ ꯈꯨꯝꯅꯖꯔꯤꯕ ꯃꯣꯗꯦꯔꯦꯇꯔꯕꯨ ꯀꯣꯛꯅ ꯑꯃꯨꯛꯀ ꯏꯀꯥꯏ ꯈꯨꯝꯅꯖꯔꯤ ꯑꯗꯨꯒ ꯉꯁꯤꯒꯤ ꯏꯟꯚꯥꯏꯠ ꯐꯪꯗꯨꯅ ꯂꯦꯡꯕꯤꯔꯤꯕ ꯊꯣꯏꯗꯣꯛ ꯍꯦꯟꯗꯣꯛꯅ ꯏꯀꯥꯏ ꯈꯨꯝꯅꯕ ꯃꯇꯤꯛ ꯆꯥꯔꯕ ꯑꯍꯜ ꯂꯃꯟ ꯏꯃꯥ ꯏꯕꯦꯟ ꯃꯔꯨꯞ ꯃꯄꯥꯡ ꯂꯝꯗꯝ ꯑꯁꯤꯕꯨ ꯆꯥꯎꯈꯠꯄ ꯑꯃ ꯄꯨꯔꯛꯅꯕ ꯍꯣꯠꯅꯕꯗ ꯊꯋꯥꯏ ꯍꯛꯆꯥꯡ ꯌꯥꯎꯅ ꯂꯦꯡꯕꯤꯔꯤꯕ ꯈꯨꯗꯤꯡꯃꯛꯄꯨ ꯈꯥꯏꯗꯦꯝ ꯊꯣꯏꯕꯅ ꯏꯀꯣꯛ ꯂꯣꯟꯖꯕꯒ ꯂꯣꯏꯅ ꯇꯔꯥꯝ ꯑꯣꯛꯆꯔꯤ ꯑꯩꯒꯤ ꯋꯥꯔꯣꯜꯁꯤ ꯊꯣꯏꯗꯣꯛꯄ ꯃꯌꯥꯝ ꯃꯃꯥꯡꯗꯁꯨ ꯐꯖꯕ ꯋꯥꯐꯝ ꯀꯌꯥ ꯑꯃ ꯊꯝꯕꯤꯔꯝꯂꯦ ꯑꯩꯅ ꯄꯤꯅꯤꯡꯕ ꯋꯥꯔꯣꯜꯗꯤ ꯑꯍꯥꯟꯕꯃꯛꯇꯗ ꯊꯝꯖꯅꯤꯡꯂꯤꯕꯗꯤ ꯁꯣꯠꯊꯗꯨꯅꯗ ꯂꯩꯔꯕ ꯍꯧꯖꯤꯛꯐꯥꯎꯗ ꯑꯩꯈꯣꯏꯒꯤ ꯏꯔꯝꯗꯝ ꯑꯁꯤꯒꯤ ꯃꯃꯩ ꯃꯀꯣꯛ ꯅꯥꯏꯗ꯭ꯔꯕ ꯀꯔꯝꯕꯅ ꯃꯀꯣꯛꯅꯣ ꯀꯔꯝꯕꯅ ꯃꯃꯩꯅꯣ ꯈꯪꯗ꯭ꯔꯕ ꯇꯤꯄꯨꯝ ꯅꯥꯄꯨꯝꯒꯤ ꯂꯣꯟ ꯂꯧꯗꯨꯅ ꯂꯩꯔꯕ ꯂꯨꯔꯕ ꯇꯥꯟꯐꯝ ꯑꯁꯤꯗ ꯊꯦꯡꯉꯁꯨ ꯊꯦꯡꯅ ꯑꯩꯈꯣꯏ ꯑꯃꯠꯇ ꯑꯣꯏꯅ ꯄꯨꯟꯁꯤꯟꯗꯨꯅ ꯑꯩꯈꯣꯏꯒꯤ ꯍꯧꯖꯤꯛ ꯑꯣꯏꯔꯛꯂꯤꯕ ꯑꯩꯈꯣꯏꯒꯤ ꯅꯥꯄꯟꯒꯤ ꯍꯤꯌꯥꯡ ꯇꯥꯟꯅꯔꯛꯄꯁꯤꯗ ꯑꯩꯈꯣꯏꯅ ꯈꯨꯔꯖꯤ ꯑꯃꯈꯛ ꯌꯥꯎꯔꯒ ꯊꯤꯡꯍꯧꯗ꯭ꯔꯒꯗꯤ ꯑꯩꯈꯣꯏ ꯇꯨꯡꯒꯤ ꯃꯤꯔꯣꯟꯗ ꯑꯩꯈꯣꯏꯁꯤ ꯍꯦꯟꯅ ꯂꯁꯤꯡꯒꯤ ꯃꯐꯣꯜ ꯑꯃꯒꯨꯝꯅ ꯁꯣꯏꯗꯅ ꯄꯥꯏꯊꯣꯛꯈ꯭ꯔꯒꯅꯤ ꯏꯁꯥꯒꯤ ꯂꯟ ꯊꯨꯝꯁꯨ ꯂꯩꯇꯅ ꯑꯇꯣꯞꯄ ꯏꯅꯥ ꯀꯩꯔꯥꯛ ꯈꯨꯟꯕꯒꯤ ꯃꯇꯧ ꯇꯝꯂꯒ ꯃꯗꯨꯗ ꯃꯇꯨꯡ ꯏꯜꯂꯨꯕꯗ ꯉꯝꯗ꯭ꯔꯒꯗꯤ ꯍꯧꯒꯠꯂꯛꯂꯤꯕ ꯑꯩꯈꯣꯏꯒꯤ ꯏꯆꯥ ꯏꯅꯥꯎꯁꯤꯡꯗ ꯃꯈꯣꯏꯅ ꯐꯠꯇꯕ ꯋꯥꯈꯜꯕꯨ ꯈꯜꯂꯛꯄ ꯌꯥꯕꯒꯤ ꯑꯆꯧꯕ ꯄꯥꯈꯠꯆꯕ ꯂꯩ ꯃꯔꯝ ꯑꯗꯨꯅ ꯉꯁꯤ ꯂꯧꯔꯛꯂꯤꯕ ꯈꯣꯡꯊꯥꯡ ꯑꯁꯤ ꯑꯩꯈꯣꯏ ꯃꯃꯥꯡꯒꯤꯗꯃꯛꯇꯗꯤ ꯌꯥꯎꯍꯧꯗ꯭ꯔꯦ ꯁꯤꯒꯤ ꯋꯥꯈꯜꯁꯤꯃꯛꯇꯤ ꯑꯩ ꯌꯥꯝꯅ ꯄꯥꯝꯖꯕ ꯑꯩ ꯏꯁꯥꯃꯛꯅꯁꯨ ꯌꯦꯂꯣꯡꯉꯩꯒꯤ ꯑꯄꯨꯟꯕ ꯁꯛꯇꯝ ꯍꯥꯏꯅ ꯌꯦꯂꯣꯡꯉꯩꯒꯤ ꯑꯄꯨꯟꯕ ꯁꯛꯇꯝ ꯍꯥꯏꯅ ꯑꯃꯈꯛꯁꯨ ꯑꯩ ꯆꯤꯌꯔꯃꯦꯟ ꯑꯣꯏꯔꯒ ꯂꯩꯖꯕꯅꯤ ꯍꯧꯖꯤꯛ ꯑꯃꯤꯛꯀꯤ ꯄ꯭ꯔꯁꯤꯗꯦꯟ ꯑꯣꯏꯖꯔꯤꯕꯒꯤ ꯃꯇꯥꯡ ꯁ꯭ꯋꯥꯏꯗ ꯁꯤꯒꯤ ꯅꯛꯁꯟꯅꯅ ꯊꯝꯖꯅꯤꯡꯂꯤꯕ ꯋꯥꯐꯝꯗꯤ ꯍꯧꯖꯤꯛ ꯑꯩꯈꯣꯏꯒꯤ ꯃꯄꯥꯟ ꯂꯝꯒꯤ ꯍꯥꯏꯕ ꯇꯥꯔꯦ ꯍꯣꯂꯤꯋꯨꯗꯀꯤ ꯏꯁꯩꯒꯤ ꯁꯩꯍꯦꯛ ꯁꯩꯗꯥꯗ ꯑꯩꯈꯣꯏꯒꯤ ꯅꯛꯁꯜꯂꯛꯄ ꯋꯥꯍꯩ ꯋꯥꯇꯥꯗ ꯑꯩꯈꯣꯏꯒꯤ ꯏꯔꯝꯗꯝꯁꯤꯒꯤ ꯑꯣꯏꯗꯕ ꯀꯌꯥꯗꯨ ꯑꯣꯏꯅꯅꯕꯒꯤꯗꯃꯛꯇ ꯏꯔꯝꯗꯝ ꯀꯟꯕ ꯑꯃ ꯑꯣꯏꯅꯕꯒꯤꯗꯃꯛꯇ ꯑꯍꯜ ꯂꯃꯟꯅ ꯆꯠꯂꯝꯕꯗꯨ ꯃꯈꯥ ꯇꯥꯅ ꯑꯩꯈꯣꯏꯅ ꯍꯦꯟꯅ ꯃꯄꯥꯡ ꯀꯟꯅ ꯆꯠꯍꯟꯖꯔꯤ ꯃꯁꯤ ꯑꯩꯈꯣꯏꯅ ꯄ꯭ꯔꯦꯁꯔ ꯇꯧꯕꯗꯤ ꯇꯧꯗꯦ ꯑꯗꯨ ꯌꯥꯔꯤꯕꯃꯈꯩ ꯑꯩꯈꯣꯏꯅ ꯑꯩꯈꯣꯏꯒꯤ ꯏꯔꯝꯗꯝꯒꯤ ꯋꯥꯍꯩ ꯋꯥꯇꯥ ꯂꯣꯟꯗꯥ ꯑꯁꯤ ꯑꯩꯈꯣꯏꯅ ꯆꯠꯅꯅꯕꯒꯤꯗꯃꯛꯇ ꯀꯟꯅ ꯍꯣꯠꯅꯖꯩ ꯍꯧꯖꯤꯛ ꯌꯦꯡꯕꯤꯌꯨ ꯏꯁꯩꯁꯤꯡꯁꯤꯗ ꯇꯥꯕ ꯅꯨꯡꯉꯥꯏꯕ ꯅꯨꯡꯉꯥꯏꯇꯕ ꯃꯌꯥꯝ ꯑꯗꯨ ꯑꯩꯈꯣꯏꯅ ꯅꯥꯀꯟ ꯆꯦꯛ ꯇꯧꯖꯩ ꯃꯁꯤꯁꯨ ꯂꯝꯗꯝꯁꯤꯒꯤ ꯆꯥꯎꯈꯠꯄꯗ
ꯈꯔꯗ ꯑꯣꯏꯔꯕꯁꯨ ꯃꯇꯦꯡ ꯑꯣꯏꯒꯗ꯭ꯔꯥ ꯍꯥꯏꯅ ꯑꯃꯤꯛꯅ ꯂꯧꯖꯕ ꯊꯧꯗꯥꯡꯅꯤ ꯑꯗꯨꯅ ꯍꯧꯖꯤꯛ ꯍꯧꯖꯤꯛꯇ ꯑꯩꯈꯣꯏꯅ ꯂꯨꯍꯣꯡꯕꯗ ꯅꯠꯇ꯭ꯔꯒ ꯗꯦꯕ ꯀꯔꯃ ꯈꯨꯗꯤꯡꯃꯛꯇ ꯚꯥꯕꯣꯛꯀꯤꯗꯃꯛꯇ ꯑꯋꯥꯕ ꯃꯌꯥꯝꯁꯨ ꯑꯣꯏꯅꯩ ꯚꯥꯕꯣꯛꯁꯤ ꯑꯀꯛꯅꯅ ꯍꯥꯏꯅꯅ ꯍꯣꯠꯅꯕꯗ ꯌꯨꯝꯕꯨꯒ ꯌꯦꯡꯅꯕ ꯑꯣꯏꯔꯛꯄ ꯁꯨꯝꯕꯒꯤ ꯍꯧꯖꯤꯛꯀꯤ ꯑꯩꯈꯣꯏꯒꯤ ꯚꯥꯕꯣꯛꯇ ꯑꯩꯈꯣꯏꯒꯤ ꯁꯦꯟ ꯊꯥꯗꯕ ꯍꯥꯏꯕ ꯋꯥꯍꯩ ꯁꯨꯝꯕ ꯐꯖꯕ ꯆꯠꯅꯕ ꯌꯥꯕ ꯑꯗꯨꯒꯨꯝꯕꯁꯤꯡꯁꯤ ꯑꯩꯈꯣꯏꯅ ꯂꯧꯈꯠꯂꯒ ꯇꯨꯡꯒꯤ ꯕꯤꯔꯣꯟꯒꯤ ꯍꯧꯖꯤꯛ ꯍꯧꯖꯤꯛ ꯈꯨꯟꯅꯥꯏꯁꯤꯒꯤ ꯆꯌꯦꯠꯅꯔꯤꯕꯁꯤꯒꯤ ꯍꯣꯠꯅꯔꯛꯄꯁꯤꯗꯗꯤ ꯑꯩꯈꯣꯏꯗꯤ ꯊꯣꯏꯗꯣꯛ ꯍꯦꯟꯗꯣꯛꯅ ꯑꯩꯈꯣꯏꯗꯤ ꯃꯇꯦꯡ ꯇꯧꯐꯝ ꯊꯣꯛꯏ ꯍꯥꯏꯕ ꯋꯥꯈꯜꯂꯣꯟꯗꯅꯤ ꯑꯩꯅ ꯊꯝꯖꯅꯤꯡꯉꯤꯕ ꯑꯩꯅ ꯉꯥꯡꯖꯅꯤꯡꯕ ꯋꯥꯐꯝꯁꯤꯗꯤ ꯑꯩꯅ ꯊꯣꯏꯗꯣꯛ ꯍꯦꯟꯗꯣꯛꯅ ꯉꯥꯡꯕ ꯍꯥꯏꯕ ꯅꯠꯇꯦ ꯄꯥꯝꯖꯕ ꯃꯣꯠ ꯐꯣꯡꯗꯣꯛꯆꯕ ꯈꯛꯇꯅꯤ ꯑꯗꯨꯒ ꯌꯥꯝꯅ ꯂꯨꯔꯤꯕ ꯑꯃꯈꯛꯅ ꯑꯩꯈꯣꯏꯒꯤ ꯚꯥꯕꯣꯛ ꯑꯩꯅ ꯐꯝꯃꯤꯕ ꯃꯇꯝꯁꯤꯡꯁꯤ ꯚꯥꯕꯣꯛ ꯐꯝꯕ ꯌꯥꯔꯕ꯭ꯔꯥ ꯍꯥꯏꯕꯁꯦ ꯐꯝꯕꯤꯒꯗꯧꯔꯤꯕ ꯂꯥꯏ ꯒꯨꯔꯨꯗꯨꯅ ꯈꯪꯐꯝ ꯊꯣꯛꯑꯦꯕ ꯚꯥꯕꯣꯛ ꯐꯝꯕ ꯍꯥꯏꯕꯁꯦ ꯑꯩ ꯆꯍꯤꯗꯨꯛ ꯁꯨꯔꯦ ꯀꯥꯏꯅ ꯍꯦꯛꯇ ꯌꯥꯕ ꯅꯠꯇꯦ ꯌꯨꯝꯕꯨꯗꯨꯅ ꯍꯥꯏꯔꯛꯄꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯩꯅ ꯐꯝꯒꯅꯤ ꯑꯗꯨꯒ ꯃꯐꯝꯗꯨꯗ ꯆꯪꯉꯤꯕ ꯃꯐꯝꯁꯤꯡꯁꯤ ꯁꯣꯜꯂꯤꯕ ꯂꯥꯏꯁꯣꯟ ꯇꯤꯟꯁꯣꯟ ꯏꯃꯨꯡꯗꯨꯒꯤ ꯐꯅꯕ ꯃꯇꯨꯡꯗ ꯊꯣꯛꯇꯅꯕꯒꯤꯗꯃꯛꯇ ꯌꯥꯝꯅ ꯊꯃꯣꯏꯗꯒꯤ ꯑꯣꯏꯕ ꯏꯃꯨꯡꯗꯨꯒꯤ ꯑꯋꯥꯕꯗꯨ ꯇꯥꯏꯕꯪ ꯃꯄꯨꯒꯤ ꯃꯐꯝꯗ ꯀꯠꯆꯕꯅꯤ ꯂꯥꯏꯑꯣꯏꯈ꯭ꯔꯕ ꯑꯗꯨꯡꯂꯕ ꯏꯄꯥ ꯏꯄꯨꯗꯨꯒꯤ ꯃꯐꯝꯗ ꯏꯆꯥ ꯏꯁꯨꯒꯤ ꯃꯐꯝꯗꯨꯗ ꯅꯪ ꯅꯨꯡꯉꯥꯏ ꯌꯥꯏꯐꯅ ꯂꯩꯕ ꯑꯣꯏꯌꯨ ꯍꯥꯏꯕꯒꯤꯁꯤꯗ ꯑꯗꯨꯒꯤ ꯃꯔꯝ ꯈꯪꯗꯅ ꯅꯨꯡꯒꯤ ꯋꯥꯈꯟꯗꯨ ꯈꯪꯗꯅ ꯑꯩꯈꯣꯏꯁꯨ ꯈꯪꯗꯦ ꯑꯗꯨꯕꯨ ꯑꯍꯜ ꯂꯃꯟꯒꯤ ꯃꯅꯥꯛꯇ ꯐꯝꯕ ꯃꯇꯝꯗ ꯑꯩꯈꯣই ꯈꯪꯖꯕ ꯉꯝꯃꯅꯤ ꯑꯗꯨꯅ ꯑꯗꯨꯏꯗ ꯑꯩꯈꯣꯏꯅ ꯊꯋꯥꯏ ꯍꯛꯆꯥꯡ ꯌꯥꯎꯅ ꯑꯩꯈꯣꯏꯅ ꯃꯗꯨꯗ ꯂꯪꯁꯤꯟꯕꯤꯔꯒꯗꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏꯒꯗꯕꯅꯤ ꯑꯗꯨꯕꯨ ꯍꯧꯖꯤꯛꯇꯤ ꯍꯤꯌꯥꯡ ꯇꯥꯟꯅꯕ ꯑꯃꯒꯨꯝꯅ ꯀꯤꯌꯨꯗ ꯂꯦꯞꯅꯕꯒꯤ ꯄꯣꯠꯁꯜ ꯑꯃꯈꯛ ꯂꯥꯛꯄꯁꯤꯅꯅꯤ ꯉꯁꯤ ꯂꯧꯈꯠꯂꯤꯕ ꯈꯣꯡꯊꯥꯡꯁꯤ ꯍꯥꯏꯕꯗ ꯑꯩꯅ ꯃꯁꯤꯒꯤꯗ ꯑꯩ ꯁꯄꯣꯔꯠ ꯇꯧꯖꯅꯤꯡꯉꯤ ꯑꯗꯨꯅ ꯍꯧꯖꯤꯛ ꯍꯧꯖꯤꯛꯃꯛꯇ ꯑꯩꯈꯣꯏꯅ ꯁꯣꯏꯊꯔꯛꯏꯕꯁꯤ ꯑꯩꯈꯣꯏꯒꯤ ꯃꯤꯡꯒꯧ ꯊꯧꯒꯧ ꯃꯁꯤꯗꯩꯗ ꯁꯣꯏꯔꯛꯄ ꯌꯥꯝ ꯆꯥꯎꯅ ꯁꯤꯒꯤꯁꯨ ꯁꯝꯅ ꯍꯥꯏꯔꯕꯗ ꯑꯩꯈꯣꯏ ꯗꯤꯗꯤ ꯀꯥꯏꯅ ꯆꯠꯈꯤꯕ ꯃꯃꯤꯒ ꯆꯠꯈꯤꯕꯁꯤꯅ ꯑꯩꯈꯣꯏꯒꯤ ꯏꯃꯥ ꯂꯩꯕꯥꯛ ꯑꯩꯅ ꯂꯩꯔꯤꯕꯁꯤꯕꯨ ꯃꯃꯤ ꯂꯩꯕꯥꯛ ꯍꯥꯏꯅ ꯍꯥꯏꯕ ꯌꯥꯔꯛꯇꯕ ꯑꯗꯨꯅ ꯑꯗꯨꯃꯥꯏꯒꯤ ꯄꯣꯠ ꯑꯗꯒꯤ ꯑꯗꯨꯒꯨꯝꯕꯒꯤ ꯃꯌꯥꯝ ꯑꯃꯈꯛꯁꯤ ꯑꯩꯈꯣꯏꯅ ꯊꯤꯖꯤꯟꯕꯗ ꯑꯩꯅ ꯍꯥꯏꯖꯔꯤꯁꯤ ꯈꯔ ꯈꯛꯇꯅꯤ ꯄꯦꯟꯖꯗꯕꯗꯨꯒꯤ ꯈꯨꯗꯤꯡꯃꯛ ꯄꯔꯦꯡ ꯂꯦꯡꯉꯒ ꯍꯥꯏꯕ ꯉꯝꯗ꯭ꯔꯒꯁꯨ ꯊꯃꯣꯏꯅꯨꯡꯗ ꯄꯦꯟꯖꯗꯕ ꯁꯨꯃꯥꯏꯅ ꯇꯧꯔꯗꯤ ꯐꯅꯤꯒꯥꯏ ꯈꯟꯕ ꯋꯥꯈꯜ ꯑꯗꯨꯗ ꯈꯤꯇꯪ ꯁꯤꯌꯥꯔ ꯇꯧꯖꯕꯅꯤ ꯑꯗꯣ ꯉꯁꯥꯏ ꯑꯩꯒꯤ ꯃꯔꯨ ꯙꯅꯕꯤꯅꯁꯨ ꯄꯟꯕꯤꯔꯝꯕ ꯃꯃꯥꯡꯗꯁꯨ ꯑꯩꯈꯣꯏ ꯋꯥꯉꯥꯡꯂꯣꯏ ꯀꯌꯥꯅ ꯄꯟꯕꯤꯔꯝꯕꯗꯨ ꯌꯥꯝꯅ ꯐꯖꯩ ꯍꯥꯏꯕꯗꯤ ꯇꯔꯥꯏ ꯇꯔꯥꯏ ꯍꯦꯛꯇ ꯑꯣꯏꯕ ꯌꯥꯔꯣꯏ ꯍꯥꯏꯕꯅꯤ ꯊꯝꯂꯤꯕ ꯋꯥꯐꯝꯁꯤꯡꯁꯦ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯑꯦꯋꯥꯔꯅꯦꯁ ꯄꯤꯕ ꯃꯇꯝꯁꯤꯗ ꯑꯩꯈꯣꯏꯅ ꯁꯤ ꯆꯠꯅꯔꯛꯀꯅꯤ ꯀꯥꯏꯅ ꯍꯦꯛꯇ ꯍꯥꯏꯕ ꯅꯠꯇꯕꯗ ꯁꯨꯃꯥꯏꯅ ꯑꯩꯈꯣꯏꯅ ꯆꯠꯅꯔꯕ ꯃꯐꯝꯁꯤꯗ ꯑꯩꯈꯣꯏꯅ ꯃꯐꯝꯗꯨꯒꯤ ꯀꯂꯕ ꯁꯪꯁꯊꯥꯟꯁꯤꯡꯗ ꯑꯩꯈꯣꯏ ꯈꯨꯠꯁꯝꯅꯔꯒ ꯑꯩꯈꯣꯏ ꯃꯇꯝꯗꯤ ꯈꯔ ꯆꯪꯒꯅꯤ ꯑꯗꯨꯅ ꯑꯗꯨꯝꯕ ꯑꯩꯈꯣꯏ ꯀꯟꯅ ꯍꯣꯠꯅꯕꯤꯅꯕ ꯑꯃ ꯆꯪꯉꯤ ꯑꯗꯨꯒ ꯑꯩꯅ ꯊꯝꯖꯅꯤꯡꯕ ꯋꯥꯐꯝ ꯑꯃꯈꯛꯇꯤ ꯑꯩꯈꯣꯏꯁꯤ ꯌꯦꯜꯍꯧꯉꯩꯗꯒꯤ ꯂꯥꯛꯑꯕ ꯀꯜꯆꯔꯗꯨ ꯇꯨꯡꯑꯣꯏꯅꯕꯒꯤ ꯄꯣꯠ ꯑꯃꯈꯛ ꯍꯧꯖꯤꯛ ꯍꯧꯖꯤꯛ ꯂꯥꯛꯏꯕ ꯑꯞ ꯇꯨ ꯗꯦꯠ ꯑꯣꯏꯔꯤꯕ ꯀꯜꯆꯔꯁꯤꯅ ꯁꯤꯗꯩꯗꯤ ꯍꯦꯟꯅ ꯁꯄꯣꯔꯠ ꯇꯧꯕ ꯑꯣꯏꯅ ꯋꯥꯉꯥꯡꯂꯣꯏꯁꯤꯡꯅ ꯉꯥꯡꯕꯤꯕ ꯃꯥꯟꯕ ꯑꯗꯨꯝꯕꯁꯨ ꯌꯥꯎꯏ ꯃꯅꯤꯄꯨꯔꯤ ꯁꯛ ꯇꯥꯛꯄ ꯇꯥꯔꯒꯗꯤ ꯌꯦꯜꯍꯧꯉꯩꯒꯤ ꯃꯇꯝꯒꯤꯗꯣ ꯑꯗꯨ ꯊꯤꯒꯠꯂꯛꯀꯅꯤ ꯍꯧꯖꯤꯛ ꯃꯁꯤ ꯑꯩꯈꯣꯏ ꯀꯟꯕ ꯑꯃ ꯆꯪꯉꯤ ꯑꯩꯈꯣꯏ ꯂꯝꯗꯝꯁꯤꯕꯨ ꯆꯥꯎꯈꯠꯄ ꯄꯨꯔꯛꯄ ꯇꯥꯔꯒꯗꯤ ꯍꯧꯖꯤꯛꯇ ꯆꯠꯅꯔꯤꯕ ꯀꯜꯆꯔꯁꯤ ꯄꯨꯊꯣꯛ ꯇꯥꯔꯒꯗꯤ ꯑꯩꯈꯣꯏ ꯑꯗꯨꯗꯤ ꯑꯥꯗ ꯇꯥꯈ꯭ꯔꯅꯤ ꯄꯥꯏꯊꯣꯛꯈ꯭ꯔꯅꯤ ꯊꯝꯕ ꯌꯥꯔꯣꯏ ꯑꯗꯨꯅ ꯍꯧꯖꯤꯛ ꯑꯩꯈꯣꯏꯅ ꯄ꯭ꯔꯤꯊꯤꯕꯤꯗ ꯃꯁꯛ ꯇꯥꯏꯁꯤ ꯑꯩꯈꯣꯏꯒꯤ ꯌꯦꯜꯍꯧ ꯂꯥꯏ ꯈꯛꯇꯒ ꯁꯝꯅꯔꯤꯕ ꯑꯗꯨꯒꯨꯝꯂꯕꯁꯤꯡꯗꯨ ꯈꯪꯉꯒ ꯑꯗꯨꯗ ꯏꯔꯒ ꯈꯪꯗꯕꯁꯤꯡꯗꯒꯤ ꯍꯪꯍꯧꯔꯒ ꯑꯩꯈꯣꯏꯅ ꯑꯇꯣꯞꯄ ꯃꯐꯝꯁꯤꯡꯗ ꯑꯩꯈꯣꯏꯅ ꯑꯗꯨ ꯂꯥꯟꯁꯤꯜꯂꯨꯕ ꯑꯩꯈꯣꯏꯒꯤ ꯀꯜꯆꯔ ꯑꯩꯈꯣꯏꯒꯤ ꯃꯩꯇꯩꯒꯤ ꯅꯥꯠꯀꯤ ꯀꯜꯆꯔꯁꯤ ꯁꯤꯅꯤ ꯍꯥꯏꯕ ꯃꯇꯝꯁꯤꯗ ꯆꯥꯎꯊꯣꯛꯅ ꯑꯩꯈꯣꯏꯅ ꯄ꯭ꯔꯤꯊꯤꯕꯤ ꯃꯐꯝ ꯈꯨꯗꯤꯡꯃꯛꯇ ꯑꯩꯈꯣꯏꯅ ꯃꯥꯏ ꯊꯥꯡꯒꯠꯂꯒ ꯆꯠꯄ ꯉꯝꯃꯤꯕꯅꯤ ꯑꯗꯨꯅ ꯍꯧꯈ꯭ꯔꯕꯁꯤꯡꯗꯨꯕꯨ ꯑꯩꯈꯣꯏꯅ ꯀꯥꯎꯊꯣꯛꯀꯅꯤ ꯍꯥꯏꯕꯒꯤ ꯋꯥꯐꯝꯁꯤꯗꯤ ꯊꯣꯏꯅ ꯂꯩꯔꯝꯒꯅꯤꯗꯤ ꯈꯟꯗꯦ ꯑꯗꯨꯕꯨ ꯃꯁꯤꯗꯤ ꯑꯩꯈꯣꯏꯅ ꯀꯣꯟꯁꯤꯟꯗꯨꯅ ꯊꯝꯃꯤꯈꯩꯗꯤ ꯑꯩꯈꯣꯏꯒꯤ ꯐꯥꯎꯟꯗꯦꯁꯟ ꯂꯨꯔꯒꯗꯤ ꯑꯩꯈꯣꯏꯒꯤ ꯃꯊꯛꯇ ꯂꯩꯕ ꯃꯇꯝꯗ ꯑꯩꯈꯣꯏꯅ ꯑꯀꯤꯕ ꯄꯣꯛꯇꯕꯒꯨꯝ ꯃꯁꯤꯕꯨ ꯃꯔꯥꯡ ꯀꯥꯏꯅ ꯊꯝꯃꯒꯗꯤ ꯑꯩꯈꯣꯏꯒꯤꯗꯤ ꯑꯆꯧꯕ ꯑꯩꯈꯣꯏꯒꯤ ꯃꯤꯑꯣꯏꯕ ꯑꯩꯈꯣꯏꯅ ꯂꯩꯔꯤꯕ ꯈꯨꯗꯤꯡꯒꯤ ꯑꯩꯈꯣꯏꯒꯤ ꯇꯨꯝꯕ ꯅꯥꯔꯣꯏꯗꯕ ꯑꯗꯨꯒꯨꯝꯕ ꯑꯩꯈꯣꯏꯒꯤ ꯆꯥꯎꯈꯠꯄ ꯀꯜꯆꯔꯁꯨ ꯑꯣꯏꯒꯅꯤ ꯑꯗꯣ ꯑꯩꯈꯣꯏ ꯂꯤꯆꯠ ꯁꯥꯖꯠꯁꯤ ꯌꯥꯝ ꯃꯔꯨ ꯑꯣꯏ ꯑꯩꯈꯣꯏ ꯂꯤꯆꯠ ꯁꯥꯖꯠꯁꯤ ꯌꯥꯝ ꯃꯔꯨ ꯑꯣꯏ ꯍꯥꯏꯗꯤ ꯑꯩꯈꯣꯏꯒꯤ ꯊꯛꯁꯤ ꯈꯥꯁꯤꯁꯤ ꯀꯃꯥꯏꯅ ꯆꯠꯀꯦꯗ
mayamnasu warobinu masi kitang ai haijaningbsu leibani ꯑꯩꯈꯣꯏꯒꯤ ꯅꯨꯄꯤ ꯑꯃꯅꯁꯨ ꯃꯥꯒꯤ ꯃꯆꯦ ꯂꯧꯕꯗ ꯏꯕꯥꯏ ꯍꯦꯛ ꯀꯧꯒꯨꯝꯕ ꯑꯗꯒꯤ ꯑꯩꯈꯣꯏꯒꯤ ꯃꯤꯡꯒꯧꯁꯤ ꯑꯩꯈꯣꯏ ꯕꯕꯥ ꯍꯣꯏ ꯑꯍꯜ ꯂꯃꯟꯅ ꯊꯝꯕꯤꯔꯝꯕꯗ ꯑꯩꯒꯤ ꯏꯄꯥꯗꯒꯤ ꯍꯟꯕꯗꯨꯗꯤ ꯑꯗꯨꯗꯤ ꯏꯄꯜꯂꯦꯅ ꯀꯧꯕꯤꯌꯨ ꯅꯨꯡꯉꯣ ꯑꯗꯨꯒ ꯏꯄꯥꯒꯤ ꯃꯃꯥꯟꯅꯕꯗꯨꯅ ꯄꯥꯕ ꯕꯕꯥꯒꯤ ꯃꯈꯥ ꯑꯣꯏꯕꯗꯨꯅ ꯏꯈꯨꯔꯥ ꯈꯨꯔꯥ ꯍꯥꯏꯅ ꯑꯗꯨꯃꯥꯏꯅ ꯑꯩꯈꯣꯏꯒꯤ ꯑꯗꯨꯒꯤ ꯏꯌꯥꯝꯕ ꯈꯔ ꯑꯍꯜ ꯑꯣꯏꯕꯅ ꯊꯝꯃꯝꯃꯤꯕꯁꯤ ꯌꯥꯝ ꯐꯖꯒꯅ ꯈ꯭ꯋꯥꯏꯗꯒꯤ ꯑꯍꯟꯕꯗꯨꯅꯤ ꯇꯌꯥꯏꯒꯅ ꯇꯥꯗ ꯃꯌꯥꯏ ꯑꯣꯏꯕ ꯇꯥꯇꯣꯟꯒ ꯑꯗꯨꯃꯥꯏꯅ ꯂꯩꯕ ꯄꯣꯠꯁꯤꯡꯁꯤ ꯑꯩꯈꯣꯏ ꯁꯤꯒꯨꯝꯕ ꯈꯪꯉꯛꯂꯛꯇꯕꯗꯨꯅ ꯑꯩꯈꯣꯏꯁꯤ ꯂꯥꯏꯔꯤꯛ ꯍꯩꯕ ꯍꯥꯏꯕꯁꯤꯃꯁꯨ ꯏꯗꯨꯀꯦꯁꯟꯒꯤ ꯃꯇꯥꯡꯁꯤꯁꯨ ꯌꯥꯝꯅ ꯗꯔꯀꯥꯔꯗꯤ ꯑꯣꯏ ꯑꯗꯨꯕꯨ ꯃꯁꯤ ꯈꯪꯗꯕꯁꯨ ꯌꯥꯗꯕ ꯃꯇꯥꯡ ꯑꯃ ꯂꯩ ꯑꯗꯨꯅ ꯀꯩꯒꯨꯝꯕ ꯃꯥꯅ ꯌꯥꯝꯅ ꯂꯥꯏꯔꯤꯛ ꯍꯩꯕ ꯇꯥꯔꯒꯁꯨ ꯃꯁꯤ ꯈꯪꯗ꯭ꯔꯒꯗꯤ ꯃꯥ ꯀꯃꯥꯏꯅ ꯏꯔꯛꯀꯗꯣꯏꯅꯣꯕ ꯑꯗꯣ ꯑꯩꯈꯣꯏ ꯂꯥꯏꯔꯤꯛ ꯉꯥꯛꯇ ꯍꯣꯠꯅꯕꯁꯨ ꯌꯥꯗꯕ ꯑꯗꯨꯅ ꯄꯪꯈ꯭ꯔꯕ ꯃꯇꯝꯗꯨꯒꯤ ꯌꯦꯜꯍꯧꯃꯤꯁꯤꯡꯗꯨꯅ ꯄꯣꯝꯕ ꯃꯆꯥ ꯃꯁꯨ ꯉꯥꯛꯇꯅꯤ ꯉꯁꯤ ꯃꯄꯥꯟ ꯂꯝꯗ ꯈꯪꯗꯦ ꯑꯃ ꯈꯪꯗꯦ ꯃꯤꯀꯣꯛ ꯊꯣꯡꯕ ꯋꯥꯔꯤꯁꯤꯡꯁꯦ ꯑꯗꯨꯒ ꯑꯗꯨꯝꯕ ꯑꯍꯜ ꯂꯃꯟ ꯏꯄꯥ ꯏꯄꯨ ꯄꯨꯋꯥꯔꯤ ꯄꯨꯔꯤꯁꯤꯡ ꯑꯗꯨꯕꯨ ꯑꯩꯈꯣꯏꯅ ꯀꯥꯎꯊꯣꯛꯇꯅ ꯉꯁꯤꯐꯥꯎꯗ ꯅꯤꯡꯁꯤꯡꯗꯨꯅ ꯑꯩꯈꯣꯏꯒꯤ ꯈꯣꯏꯔꯝꯖꯕꯒ ꯂꯣꯏꯅꯅ ꯆꯠꯂꯝꯗꯥꯏ ꯈꯨꯗꯤꯡ ꯈꯣꯏꯔꯝꯖꯕꯒ ꯂꯣꯏꯅꯅ ꯑꯩꯈꯣꯏꯅ ꯆꯠꯄ ꯃꯇꯝꯗ ꯑꯩꯈꯣꯏ ꯀꯩꯗꯧꯉꯩꯗꯁꯨ ꯃꯥꯏꯊꯤꯒꯅꯤ ꯍꯥꯏꯅ ꯈꯟꯗꯦ ꯑꯗꯨꯒ ꯑꯩꯈꯣꯏ ꯈꯨꯗꯤꯡꯃꯛꯇ ꯑꯩꯈꯣꯏ ꯂꯩꯔꯤꯕ ꯂꯥꯏꯁꯣꯟ ꯇꯤꯟꯁꯣꯟ ꯍꯥꯏꯔꯒꯦ ꯙꯔꯃꯒꯤꯗꯨ ꯅꯠꯇꯕꯤꯗ ꯃꯥꯒꯤ ꯂꯩꯔꯤꯕ ꯈꯨꯗꯤꯡꯃꯛꯁꯤ ꯂꯣꯏꯅꯃꯛ ꯑꯩꯈꯣꯏ ꯉꯁꯥꯏ ꯄꯟꯕꯤꯔꯝꯕ ꯑꯗꯨꯃꯥꯏꯅ ꯃꯥꯅ ꯂꯥꯠꯆꯕ ꯏꯁꯣꯔꯗꯣ ꯑꯗꯨꯈꯛ ꯑꯩꯈꯣꯏꯅ ꯄꯨꯛꯅꯤꯡ ꯆꯪꯅ ꯅꯤꯡꯕꯤꯌꯨ ꯑꯗꯨꯅ ꯑꯩꯈꯣꯏ ꯃꯩꯇꯩ ꯈꯛꯇ ꯅꯠꯇꯅ ꯑꯇꯣꯞꯄ ꯀꯥꯡꯂꯨꯞꯁꯤꯡꯅꯁꯨ ꯑꯩꯈꯣꯏ ꯂꯥꯏꯅꯤꯡꯊꯧ ꯍꯥꯏꯕ ꯁꯤ ꯌꯥꯝ ꯄꯨꯛꯅꯤꯡ ꯊꯋꯥꯏ ꯍꯛꯆꯥꯡ ꯌꯥꯎꯅ ꯅꯤꯡꯖꯩ ꯍꯧꯖꯤꯛꯃꯛꯁꯨ ꯈꯨꯗꯛꯇ ꯍꯦꯛꯇ ꯁꯥꯈꯤꯅꯥ ꯄꯤꯕ ꯉꯝꯕ ꯍꯥꯏꯔꯒꯗꯤ ꯑꯩꯈꯣꯏꯒꯤ ꯂꯥꯏꯅꯤꯡꯊꯧꯅꯤ ꯑꯩꯈꯣꯏꯅ ꯇꯨꯝꯃꯝꯗꯥꯏꯒꯤ ꯃꯇꯝꯗ ꯃꯉꯣꯟꯗ ꯂꯛꯅꯔꯕ ꯆꯪꯕ ꯃꯇꯝꯗ ꯑꯩꯈꯣꯏꯗ ꯇꯨꯝꯕ ꯃꯇꯝꯗ ꯑꯋꯥꯕ ꯄꯤꯕ ꯑꯩꯈꯣꯏꯅ ꯍꯧꯒꯠꯂꯒ ꯍꯥꯏꯖꯕ ꯃꯇꯝꯗ ꯈꯨꯗꯛꯇ ꯊꯥꯗꯣꯛꯄꯤꯕ ꯑꯗꯨꯝꯕ ꯄꯨꯛꯅꯤꯡꯗ ꯅꯤꯡꯉꯒ ꯉꯁꯤꯒꯤ ꯑꯍꯜ ꯂꯃꯟꯅ ꯊꯝꯕꯤꯔꯝꯕ ꯋꯥꯐꯝꯅꯤ ꯑꯩꯅ ꯍꯥꯏꯖꯔꯤꯁꯤ ꯑꯩꯅ ꯀꯩꯁꯨ ꯈꯪꯖꯕ ꯅꯠꯇꯦ ꯑꯩꯈꯣꯏꯅ ꯇꯨꯝꯃꯝꯗꯥꯏꯒꯤ ꯃꯇꯝꯗ ꯑꯩꯈꯣꯏꯅ ꯂꯥꯏꯅꯤꯡꯊꯧꯗ ꯄꯨꯛꯅꯤꯡꯗ ꯆꯪꯉꯒ ꯈꯣꯏꯔꯝꯕ ꯅꯠꯇ꯭ꯔꯁꯨ ꯃꯉꯥꯡꯅꯔꯒꯁꯨ ꯂꯥꯏꯅꯤꯡꯊꯧꯗ ꯈꯣꯏꯔꯝꯖꯒ ꯊꯥꯗꯣꯛꯄꯤꯌꯨ ꯍꯥꯏꯕ ꯑꯃꯗ ꯊꯥꯗꯣꯛꯇꯅꯤꯡꯉꯥꯏ ꯋꯥ ꯂꯩꯇꯦ ꯍꯥꯏꯕ ꯋꯥꯐꯝꯁꯤ ꯑꯩ ꯏꯁꯥꯃꯛꯇꯁꯨ ꯑꯩꯗꯤ ꯃꯁꯤ ꯊꯥꯖꯖꯩ ꯃꯤꯉꯣꯟꯗ ꯍꯥꯏꯕ ꯃꯇꯝꯗꯁꯨ ꯑꯁꯨꯝꯕ ꯑꯩ ꯊꯥꯖꯕꯁꯤꯡꯁꯨ ꯂꯣꯏ ꯄꯤꯕꯤꯔꯛꯏ ꯃꯁꯤ ꯆꯨꯝꯃꯤ ꯍꯥꯏꯅ ꯑꯗꯣ ꯑꯩꯅ ꯂꯣꯏꯖꯔꯛꯄꯗ ꯑꯩꯅ ꯑꯔꯣꯏꯕꯗ ꯊꯝꯖꯅꯤꯡꯉꯤꯕ ꯋꯥꯐꯝꯗꯤ ꯑꯩꯈꯣꯏꯒꯤ ꯉꯁꯥꯏꯒꯤ ꯑꯩꯈꯣꯏꯅ ꯆꯠꯅꯒꯗꯕ ꯂꯤꯆꯠꯁꯤꯗꯤ ꯑꯩꯗꯤ ꯌꯥꯝ ꯐꯩꯅ ꯂꯧꯖꯩ ꯌꯥꯝꯅ ꯋꯥꯕ ꯑꯩ ꯉꯁꯥꯏꯒꯤꯗꯣ ꯑꯃꯨꯛ ꯍꯟꯖꯤꯟꯗꯣꯏꯅꯤ ꯀꯩꯁꯨ ꯅꯠꯇꯅ ꯁꯨꯏꯁꯥꯏꯠ ꯇꯧꯈꯤꯕ ꯌꯥꯕ ꯄꯣꯠ ꯂꯩꯒꯗꯣꯏꯅꯤ ꯃꯥꯟꯅꯕ ꯊꯥ ꯑꯃꯗ ꯄꯣꯔꯛꯁꯤ ꯍꯥꯏꯕꯒꯗꯤ ꯁꯤ ꯅꯠꯇꯅ ꯎꯄꯥꯏ ꯂꯩꯇꯦ ꯑꯗꯨꯅ ꯑꯩꯈꯣই ꯍꯥꯏꯕꯗ ꯁꯣꯏꯗꯅ ꯌꯥꯒꯅꯤ ꯑꯩꯈꯣꯏꯅ ꯇꯥꯖꯕ ꯃꯇꯝꯗ ꯋꯥꯔꯤ ꯁꯥꯕ ꯃꯇꯝꯗ ꯍꯧꯖꯤꯛ ꯇꯈꯦꯜꯂꯣꯟꯗꯕꯨ ꯍꯧꯔꯕꯅꯤ ꯚꯥꯕꯣꯛꯁꯤꯡꯗ ꯁꯦꯟ ꯊꯥꯗꯕ ꯍꯥꯏꯅ ꯃꯌꯥꯝ ꯑꯃ ꯍꯧꯅꯔꯕ ꯃꯇꯝꯅꯤ ꯃꯁꯤ ꯑꯐꯕ ꯊꯕꯛ ꯇꯧꯕꯗ ꯃꯌꯥꯝꯅ ꯀꯔꯤꯒꯤ ꯌꯥꯔꯣꯏꯗꯣꯏꯅꯣ ꯉꯁꯤ ꯂꯥꯛꯄꯤꯔꯤꯁꯤꯡꯁꯦ ꯁꯤꯗꯩꯗ ꯄꯨꯛꯅꯤꯡ ꯆꯪꯕ ꯁꯤꯗꯩꯗ ꯑꯐꯕ ꯊꯕꯛꯅꯤ ꯈꯜꯂꯒ ꯂꯥꯛꯄ ꯉꯥꯛꯇ ꯑꯣꯏꯗꯣꯔꯤꯅꯤ ꯑꯗꯨꯒ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛ ꯍꯥꯏꯅꯤꯡꯕ ꯃꯌꯥꯝ ꯑꯃꯁꯨ ꯂꯩꯔꯝꯒꯅꯤ ꯑꯗꯨꯕꯨ ꯑꯩꯈꯣꯏ ꯉꯁꯤ ꯂꯦꯡꯕꯤꯔꯤꯕ ꯑꯩꯈꯣꯏ ꯏꯀꯥꯏ ꯈꯨꯝꯅꯖꯔꯤꯕ ꯑꯍꯟꯗꯒꯤꯅ ꯅꯍꯥꯕꯧꯇ ꯂꯦꯡꯕꯤꯔꯤꯕ ꯈꯨꯗꯤꯡꯃꯛꯁꯤꯡ ꯑꯩꯈꯣꯏ ꯃꯌꯥꯝꯁꯤꯅ ꯆꯪꯗꯅ ꯐꯖꯕ ꯋꯥꯍꯩꯅ ꯑꯩꯈꯣꯏ ꯄ꯭ꯔꯦꯁꯔ ꯅꯠꯇꯕꯤꯗ ꯁꯨꯃꯥꯏꯅ ꯇꯧꯍꯧꯗ꯭ꯔꯒꯗꯤ ꯑꯩꯈꯣꯏꯁꯦ ꯑꯩꯈꯣꯏ ꯏꯔꯝꯗꯝ ꯏꯃꯥ ꯂꯩꯕꯥꯛꯁꯦ ꯃꯨꯠꯈꯤꯕ ꯌꯥꯕꯒꯤ ꯃꯑꯣꯡꯗ ꯂꯩꯔꯦ ꯑꯗꯨꯅ ꯑꯩꯈꯣꯏ ꯁꯨꯃꯥꯏꯅ ꯇꯧꯔꯒ ꯑꯔꯦꯝꯕꯗ ꯃꯃꯨꯂꯥ ꯊꯥꯔꯒ ꯃꯃꯨꯂꯥ ꯊꯥꯕ ꯍꯥꯏꯕꯅꯤ ꯂꯨꯄꯥ ꯂꯥꯛ ꯃꯌꯥꯝ ꯑꯃ ꯑꯩꯈꯣꯏ ꯁꯦꯒꯥꯏꯕꯅꯤ ꯃꯩ ꯊꯥꯗꯣꯛꯄꯒꯨꯝꯕꯅꯤ ꯑꯗꯨꯅ ꯅꯨꯃꯤꯠꯇꯨꯗ ꯂꯥꯏꯁꯣꯟ ꯇꯤꯟꯁꯣꯟ ꯇꯧꯕꯤꯔꯤꯕ ꯏꯀꯥꯏ ꯈꯨꯝꯅꯖꯔꯤꯕ ꯑꯗꯨꯒꯤ ꯗꯦꯕ ꯀꯃꯜ ꯁꯛꯄꯤꯔꯤꯕꯗꯨꯗ ꯑꯩꯈꯣꯏꯅ ꯉꯝꯖꯕ ꯇꯧꯕꯤꯃꯟ ꯈꯪꯕ ꯎꯠꯆꯕꯤꯒꯦ ꯁꯦꯟ ꯈꯔ ꯊꯥꯖꯕꯅꯤ ꯑꯗꯨꯒ ꯚꯥꯕꯣꯛ ꯐꯝꯃꯤꯗꯨ ꯏꯀꯥꯏ ꯈꯨꯝꯅꯖꯕꯒ ꯂꯣꯏꯅꯅ ꯑꯩꯈꯣꯏ ꯌꯨꯝꯕꯨꯅ ꯈꯤꯇꯪ ꯇꯧꯖꯕꯗꯣ ꯑꯗꯨꯈꯛ ꯅꯠꯇꯅ ꯑꯩꯈꯣꯏꯅ ꯃꯤꯄꯨꯝ ꯈꯨꯗꯤꯡ ꯋꯥꯔꯕ ꯍꯥ ꯂꯥꯎꯔꯕ ꯃꯇꯝꯁꯤꯗꯩꯗ ꯍꯧꯖꯤꯛꯃꯛꯁꯨ ꯏꯔꯥꯡ ꯃꯔꯛꯁꯤꯗꯩꯗ ꯗꯦꯕ ꯀꯔꯃꯗꯤ ꯊꯣꯛꯂꯛꯀꯅꯨ ꯌꯥꯗꯦ ꯁꯤꯅꯨ ꯌꯥꯗꯦ ꯌꯨꯝꯕꯥꯟ ꯀꯩꯕꯥꯟ ꯇꯧꯅꯨ ꯍꯥꯏꯕ ꯌꯥꯗꯦ ꯃꯤꯌꯥꯝꯒꯤ ꯃꯇꯦꯡꯕꯨ ꯇꯧꯒꯗ꯭ꯔꯥ ꯑꯗꯒꯤ ꯈꯨꯟ ꯉꯥꯡꯅꯕꯕꯨ ꯍꯣꯠꯅꯒꯗ꯭ꯔꯥ ꯑꯗꯒꯤ ꯑꯁꯤꯒꯨꯝꯕꯒꯤ ꯃꯌꯥꯝꯁꯤ ꯃꯔꯛꯁꯤꯗ ꯃꯤꯅꯗꯤ ꯃꯌꯥꯝ ꯑꯃ ꯁꯦꯟ ꯊꯥꯕ ꯃꯇꯝꯗ ꯑꯩꯅ ꯄꯤꯅꯤꯡꯕ ꯂꯨꯄꯥ 500ꯗꯩ ꯇꯥꯕꯗꯤ ꯌꯥꯗ꯭ꯔꯦ 1000 ꯄꯤꯅꯔꯦ ꯁꯤ ꯃꯇꯝꯁꯤꯗ ꯊꯥꯕꯒꯤ ꯑꯃꯁꯨ ꯌꯥꯎꯁꯜꯂꯤꯕꯅꯤ ꯑꯗꯨꯅ ꯃꯁꯤꯅ ꯃꯁꯤꯗꯤ ꯑꯩꯈꯣꯏꯒꯤ ꯐꯖꯕ ꯋꯥꯈꯜꯂꯣꯟ ꯄꯨꯊꯣꯛꯅꯕ ꯅꯠꯇꯦ ꯃꯁꯤꯗꯤ ꯅꯥꯄꯟ ꯇꯧꯅꯕꯅꯤꯅ ꯍꯥꯏꯅꯩ ꯅꯥꯄꯟ ꯇꯧꯕꯗꯤ ꯐꯠꯇꯦ ꯍꯥꯏꯕ ꯑꯍꯜ ꯂꯃꯟꯁꯨ ꯊꯝꯅꯕ ꯂꯩ ꯑꯗꯨꯅ ꯑꯩ ꯉꯁꯤꯒꯤ ꯑꯩꯅ ꯑꯔꯣꯏꯕ ꯊꯝꯖꯅꯤꯡꯕ ꯋꯥꯐꯝꯁꯤꯗꯤ ꯑꯁꯤꯒꯤ ꯑꯩꯈꯣꯏꯒꯤ ꯇꯨꯡꯒꯤ ꯃꯤꯔꯣꯟꯒꯤꯗꯃꯛꯇ
ꯃꯁꯤꯒꯤ ꯄꯥꯡꯊꯣꯛꯏꯕ ꯊꯧꯔꯝ ꯃꯈꯜ ꯃꯊꯦꯜ ꯁꯨꯅ ꯑꯩꯈꯣꯏꯒꯤ ꯀꯂꯝ 19 ꯁꯨꯃꯥꯏꯅ ꯇꯧꯔꯒ ꯇꯧꯕꯤꯔꯤꯕꯁꯤꯗ ꯃꯁꯤ ꯑꯩꯒꯤ ꯑꯣꯏꯅꯗꯤ ꯌꯥꯝꯅ ꯄꯨꯛꯅꯤꯡ ꯊꯧꯒꯠꯆꯅꯤꯡꯉꯤ ꯑꯩꯅ ꯃꯁꯤꯗ ꯑꯩꯗꯤ ꯑꯌꯦꯠꯄ ꯀꯔꯤꯁꯨ ꯄꯤꯅꯤꯡꯉꯥꯏ ꯂꯩꯇꯦ ꯑꯩꯈꯣꯏ ꯍꯦꯟꯅ ꯌꯥꯏꯐꯅꯕ ꯃꯥꯟꯅꯕ ꯊꯥꯛꯇ ꯑꯋꯥ ꯑꯅꯥ ꯂꯩꯔꯤꯕꯁꯤꯡꯗꯨꯁꯨ ꯏꯀꯥꯏꯕ ꯅꯪꯗꯅꯕ ꯑꯗꯨꯒ ꯁꯦꯟꯖꯥꯎ ꯄꯥꯏꯕꯁꯤꯡꯅꯁꯨ ꯎꯁꯤꯠ ꯊꯑꯣꯏꯗꯕ ꯊꯕꯛ ꯇꯧꯕꯤꯗꯅꯕ ꯍꯥꯏꯒꯤꯗꯃꯛꯇ ꯑꯩꯈꯣꯏ ꯃꯤꯅꯨꯡꯁꯤ ꯑꯃꯒ ꯑꯩꯈꯣꯏ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯑꯩꯈꯣꯏ ꯑꯃꯠꯇ ꯑꯣꯏꯅ ꯍꯤꯡꯃꯤꯟꯅꯁꯤ ꯍꯥꯏꯕꯒꯤ ꯋꯥꯈꯜꯂꯣꯟꯅꯤ ꯑꯃꯔꯣꯝꯗꯗꯤ ꯉꯁꯤ ꯐꯣꯡꯗꯣꯛꯀꯅ ꯊꯝꯕꯤꯔꯤꯕ ꯋꯥꯐꯝ ꯑꯁꯤ ꯑꯗꯨꯅ ꯑꯩꯗꯤ ꯀꯩꯁꯨ ꯉꯥꯡꯖ ꯁꯛꯆꯕꯗ ꯊꯣꯏꯗꯣꯛꯅ ꯄꯥꯡꯖꯕ ꯅꯠꯇꯦ ꯑꯗꯨꯕꯨ ꯑꯩꯒꯤ ꯋꯥꯈꯜꯂꯣꯟ ꯃꯣꯠ ꯈꯤꯇꯪ ꯐꯣꯡꯗꯣꯛꯆꯕꯒꯤ ꯇꯥꯟꯖꯥ ꯄꯤꯕꯤꯕ ꯉꯁꯤꯒꯤ ꯁꯤꯟꯖ ꯂꯥꯡꯕꯤꯔꯤꯕ ꯑꯣꯔꯒꯅꯥꯏꯖꯔꯒꯤ ꯃꯥꯏꯀꯩꯕꯨ ꯏꯀꯥꯏ ꯈꯨꯝꯅꯩ ꯎꯠꯆꯔꯤ ꯂꯣꯏꯅ ꯂꯦꯡꯕꯤꯔꯤꯕ ꯈꯨꯗꯤꯡꯃꯛꯇ ꯑꯁꯣꯏ ꯑꯉꯥꯝ ꯀꯌꯥ ꯌꯥꯎꯔꯕꯁꯨ ꯄꯥꯡꯗꯕꯅꯤ ꯍꯥꯏꯅ ꯈꯜꯂꯒ ꯑꯩꯕꯨ ꯉꯥꯛꯄꯤꯌꯨ ꯍꯥꯏꯕ ꯂꯣꯏꯅꯅ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯈꯨꯔꯨꯝꯖꯔꯤ ꯊꯥꯒꯠꯆꯔꯤ ꯑꯣꯖꯥ ꯊꯣꯏꯕ ꯒꯤꯁꯨ ꯋꯥꯈꯜꯂꯣꯟ ꯃꯤꯌꯥꯝꯗ ꯊꯝꯕꯤꯔꯝꯕꯒꯤꯗꯃꯛꯇ ꯃꯊꯪꯒꯤ ꯋꯥꯉꯥꯡꯂꯣꯏ ꯀꯧꯁꯤꯟꯖꯗ꯭ꯔꯤꯉꯩꯒꯤ ꯃꯥꯡꯑꯣꯏꯅꯅ ꯃꯤꯌꯥꯝꯗ ꯈꯪꯍꯟꯖꯕ ꯑꯃꯅ ꯑꯩꯈꯣꯏ ꯉꯁꯤ ꯁꯤꯟꯖ ꯂꯥꯡꯖꯔꯤꯕ ꯑꯣꯔꯒꯅꯥꯏꯖꯔꯁꯤꯡꯅ ꯄꯥꯎꯖꯦꯜ ꯄꯤꯖꯕ ꯃꯇꯝꯗ ꯑꯆꯤꯟꯕ ꯀꯌꯥ ꯂꯩꯔꯕꯁꯨ ꯀꯥꯏꯊꯣꯛꯄꯤꯗꯅ ꯂꯦꯡꯕꯤꯔꯛꯄ ꯑꯣꯖꯥ ꯒꯨꯔꯨꯁꯤꯡ ꯉꯁꯤꯒꯤ ꯊꯧꯔꯝ ꯑꯁꯤ ꯂꯩꯕꯥꯛ ꯃꯤꯌꯥꯝꯒꯤ ꯃꯤꯐꯝꯅꯤ ꯄꯣꯛꯄꯗꯒꯤꯅ ꯁꯤꯕ ꯐꯥꯎꯕꯒꯤ ꯊꯧꯔꯝꯁꯤꯡꯗ ꯍꯣꯡꯂꯛꯂꯤꯕ ꯃꯆꯠ ꯑꯃꯗꯤ ꯃꯁꯤꯅ ꯈꯨꯟꯅꯥꯏꯒꯤ ꯁꯤꯟꯃꯤꯠꯂꯣꯟꯗ ꯄꯤꯔꯤꯕ ꯆꯩꯊꯦꯡꯒꯤ ꯃꯇꯥꯡꯗ ꯍꯧꯈꯤꯕ ꯖꯨꯟꯒꯤ ꯇꯥꯡ 22 ꯑꯃꯗꯤ 23ꯗ ꯄꯥꯡꯊꯣꯛꯈꯤ ꯑꯗꯨ ꯅꯨꯃꯤꯠ ꯅꯤꯅꯤ ꯋꯥꯔꯛꯁꯣꯞꯇ ꯄꯥꯡꯊꯣꯛꯈꯤꯕ ꯊꯧꯔꯝ ꯑꯁꯤ ꯉꯁꯤ ꯂꯦꯡꯕꯤꯔꯛꯂꯤꯕ ꯑꯣꯖꯥ ꯒꯨꯔꯨꯁꯤꯡꯅ ꯋꯥꯔꯦꯞ ꯂꯧꯕꯗꯨꯅꯤ ꯑꯩꯈꯣꯏꯅ ꯄꯥꯝꯂꯤꯕ ꯑꯗꯨ ꯃꯤꯌꯥꯝꯒꯤ ꯃꯔꯛꯇꯒꯤꯁꯨ ꯋꯥꯈꯜꯂꯣꯟ ꯐꯣꯡꯗꯣꯛꯅꯤꯡꯕ ꯌꯥꯎꯕꯤꯔꯒꯗꯤ ꯑꯩꯈꯣꯏ ꯑꯗꯣꯝꯒꯤ ꯃꯤꯡ ꯄꯤꯁꯤꯟꯕꯤꯔꯛꯇꯨꯅ ꯉꯁꯤꯒꯤ ꯊꯧꯔꯝ ꯑꯁꯤꯗ ꯃꯤꯌꯥꯝꯗ ꯑꯗꯣꯝꯒꯤ ꯋꯥꯈꯜꯂꯣꯟ ꯐꯣꯡꯗꯣꯛꯄꯒꯤ ꯇꯥꯟꯖꯥ ꯑꯗꯨꯁꯨ ꯄꯤꯖꯒꯦ ꯑꯗꯨꯒ ꯃꯈꯥ ꯇꯥꯔꯛꯄ ꯑꯣꯏꯅ ꯉꯁꯤꯒꯤ ꯑꯩꯈꯣꯏꯒꯤ ꯊꯧꯔꯝ ꯑꯁꯤꯗ ꯂꯦꯡꯕꯤꯔꯛꯅꯕ ꯑꯃꯗꯤ ꯃꯤꯌꯥꯝꯗꯁꯨ ꯁꯥꯔꯒꯤ ꯋꯥꯈꯜꯂꯣꯟ ꯊꯝꯕꯤꯅꯕ ꯍꯥꯏꯖꯕ ꯃꯇꯝꯗ ꯑꯆꯤꯟꯕ ꯀꯌꯥ ꯂꯩꯔꯕꯁꯨ ꯀꯥꯏꯊꯣꯛꯄꯤꯗꯨꯅ ꯂꯦꯡꯕꯤꯔꯛꯄ ꯏꯀꯥꯏ ꯈꯨꯝꯅꯖꯔꯤꯕ ꯄ꯭ꯔꯣꯐꯦꯁꯔ W. ꯅꯕꯀꯨꯃꯥꯔ ꯄ꯭ꯔꯣꯐꯦꯁꯔ ꯔꯤꯇꯤꯌꯔ ꯑꯦꯟꯊ꯭ꯔꯣꯄꯣꯂꯣꯖꯤ ꯃꯅꯤꯄꯨꯔ ꯌꯨꯅꯤꯚꯔꯁꯤꯇꯤ ꯕꯨꯁꯨ ꯉꯁꯤꯒꯤ ꯊꯧꯔꯝ ꯑꯁꯤꯗ ꯋꯥꯐꯝ ꯈꯔꯗꯪ ꯊꯝꯕꯤꯅꯕꯒꯤꯗꯃꯛꯇ ꯅꯧꯂꯨꯅ ꯀꯧꯁꯤꯟꯖꯔꯤ ꯃꯩꯇꯩꯒꯤ ꯄꯨꯋꯥꯔꯤꯒꯤ ꯂꯤꯛꯂꯝꯗ ꯌꯥꯝꯅ ꯃꯔꯨꯑꯣꯏꯕ ꯋꯥꯐꯝ ꯑꯃ ꯑꯣꯏꯅ ꯂꯩꯍꯧꯒꯗꯧꯔꯤꯕ ꯉꯁꯤ ꯌꯥꯏꯐꯔꯕ ꯅꯨꯃꯤꯠꯁꯤꯗ ꯄꯥꯡꯊꯣꯛꯂꯤꯕ ꯃꯌꯥꯝꯒꯤ ꯈꯟꯅ ꯅꯩꯅꯕꯒꯤ ꯃꯤꯐꯝꯁꯤꯗ ꯃꯌꯥꯏꯒꯤ ꯇꯥꯡꯕꯜꯗ ꯂꯦꯡꯁꯤꯟꯕꯤꯗꯨꯅ ꯋꯥꯇꯦꯝꯕꯒꯤ ꯊꯧꯔꯝ ꯊꯧꯒꯥꯏ ꯄꯥꯡꯊꯣꯛꯄꯤꯔꯤꯕ ꯏꯀꯥꯏ ꯈꯨꯝꯅꯖꯔꯕ ꯃꯤꯡ ꯑꯣꯏꯅ ꯄꯟꯖꯔꯕꯗ ꯀꯦ ꯔꯥꯙꯥ ꯀꯨꯃꯥꯔ ꯃꯥꯡꯗ ꯂꯦꯡꯁꯤꯟꯕꯤꯔꯤꯕ ꯏꯔꯝꯗꯝꯁꯤꯒꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯃꯐꯝꯗꯒꯤ ꯁꯤꯒꯨꯝꯕ ꯂꯩꯄꯥꯛꯀꯤ ꯑꯣꯏꯕ ꯈꯟꯅ ꯅꯩꯅꯕꯁꯤꯗ ꯏꯁꯥꯒꯤ ꯊꯧꯃꯛꯅꯤ ꯈꯟꯅ ꯂꯦꯡꯕꯤꯔꯛꯂꯤꯕ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯂꯨꯞꯁꯤꯡꯒꯤ ꯃꯤꯍꯨꯠꯁꯤꯡ ꯑꯗꯨꯒ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯃꯍꯩꯔꯣꯏꯁꯤꯡ ꯏꯆꯦ ꯏꯅꯦꯝ ꯑꯗꯨꯗꯒꯤ ꯂꯦꯡꯕꯤꯔꯛꯂꯤꯕ ꯏꯆꯤꯜ ꯏꯅꯥꯎ ꯄꯨꯝꯅꯃꯛꯄꯨ ꯑꯩꯅ ꯑꯍꯥꯟꯕꯃꯛꯇꯗ ꯏꯀꯥꯏ ꯈꯨꯝꯅꯕ ꯎꯠꯆꯔꯤ ꯀꯣꯛꯅꯣꯟꯅ ꯑꯩꯅ ꯑꯩꯒꯤ ꯋꯥꯐꯝꯁꯤ ꯐꯣꯡꯗꯣꯛꯆꯗ꯭ꯔꯤꯉꯩꯗ ꯃꯤꯌꯥꯝꯒꯤ ꯃꯐꯝꯗ ꯊꯝꯖꯅꯤꯡꯕ ꯋꯥꯐꯝ ꯑꯃꯈꯛꯇꯪꯗꯤ ꯍꯧꯈꯤꯕꯒꯤ ꯇꯥꯔꯤꯛ 22 ꯑꯃꯁꯨꯡ 23ꯗ ꯄꯥꯡꯊꯣꯛꯈꯤꯕ ꯑꯗꯨꯒꯨꯝꯕ ꯊꯧꯔꯝꯗꯨꯗꯗꯤ ꯑꯩ ꯏꯁꯥ ꯌꯥꯎꯖꯕ ꯉꯝꯖꯈꯤꯗꯦ
ꯑꯗꯨꯗ ꯀꯔꯤ ꯂꯧꯈꯤꯕ ꯀꯔꯤ ꯈꯟꯅꯈꯤꯕ ꯍꯥꯏꯕꯗꯨꯒꯤ ꯑꯀꯨꯞꯄ ꯋꯥꯔꯣꯜꯗꯨꯃꯗꯤ ꯑꯩꯒꯤ ꯋꯥꯈꯜꯗ ꯂꯩꯖꯗꯦ ꯑꯗꯨꯕꯨ ꯆꯥꯎꯔꯥꯛꯅ ꯁꯤꯟꯕꯤ ꯂꯥꯡꯕꯤꯔꯤꯕꯁꯤꯡꯅ ꯑꯩꯉꯣꯟꯗ ꯅꯤꯡꯁꯤꯡꯕꯤꯔꯛꯄ ꯇꯥꯛꯄꯤꯔꯛꯄ ꯄꯨꯝꯅꯃꯛꯇꯨ ꯌꯦꯡꯖꯔꯒ ꯑꯩꯒꯤ ꯏꯁꯥꯒꯤ ꯑꯣꯏꯕ ꯋꯥꯈꯜ ꯈꯤꯖꯤꯛꯇꯪ ꯂꯦꯡꯁꯤꯟꯕꯤꯔꯤꯕ ꯄꯨꯝꯅꯃꯛꯀꯤ ꯃꯥꯡꯗ ꯏꯀꯣꯛ ꯅꯣꯟꯅ ꯍꯪꯒꯠꯄꯒꯤ ꯑꯌꯥꯕꯗꯨꯇꯪ ꯄꯤꯕꯤꯌꯨ ꯍꯥꯏꯅ ꯑꯩꯅ ꯑꯍꯥꯟꯕ ꯑꯣꯏꯅ ꯏꯀꯣꯛ ꯅꯣꯟꯅ ꯈꯨꯔꯨꯝꯖꯔꯤ ꯄꯣꯛꯄ ꯁꯤꯕ ꯂꯨꯍꯣꯡꯕ ꯍꯥꯏꯕ ꯊꯧꯔꯝꯁꯤ ꯑꯩꯈꯣꯏ ꯅꯥꯠꯀꯤ ꯃꯤꯠꯌꯦꯡꯗꯒꯤ ꯌꯦꯡꯉꯒꯗꯤ ꯄꯨꯟꯁꯤꯒꯤ ꯀ꯭ꯔꯥꯏꯁꯤꯁ ꯍꯥꯏ ꯁꯨꯝ ꯃꯩꯇꯩꯂꯣꯟꯗ ꯍꯟꯗꯣꯛꯄ ꯃꯇꯝꯗ ꯆꯞ ꯆꯥꯕ ꯋꯥꯍꯩꯗꯣ ꯐꯪꯗꯕꯅꯤꯅ ꯂꯥꯏꯐ ꯀ꯭ꯔꯥꯏꯁꯤꯁ ꯍꯥꯏ ꯄꯨꯟꯁꯤꯗ ꯊꯣꯛꯏꯕ ꯑꯋꯥ ꯅꯨꯡꯉꯥꯏ ꯃꯌꯥꯝꯁꯤꯒ ꯃꯔꯤ ꯂꯩꯅꯅ ꯄꯥꯡꯊꯣꯛꯄ ꯊꯧꯔꯝꯁꯤꯡꯗꯨꯕꯨꯅꯤ ꯄ꯭ꯔꯤꯊꯤꯕꯤꯗ ꯂꯩꯔꯤꯕ ꯈꯨꯟꯅꯥꯏ ꯄꯨꯝꯅꯃꯛꯇ ꯁꯤꯒꯨꯝꯕꯁꯤ ꯄꯥꯡꯊꯣꯛꯇꯕ ꯄꯣꯠ ꯑꯃꯠꯇ ꯂꯩꯇꯦ ꯄꯨꯝꯅꯃꯛ ꯄꯥꯡꯊꯣꯛꯏ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯃꯑꯣꯡꯗ ꯃꯇꯧ ꯑꯗꯨꯒꯨꯝ ꯇꯧꯅ ꯑꯩꯈꯣꯏ ꯃꯩꯇꯩꯒꯤꯁꯨ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯊꯧꯔꯝꯁꯤꯡꯁꯦ ꯄꯥꯡꯊꯣꯛꯄꯅꯤ ꯑꯗꯣ ꯉꯁꯤ ꯈꯟꯅ ꯅꯩꯅꯔꯤꯕ ꯋꯥꯐꯝꯁꯤꯅ ꯁꯤꯒꯨꯝꯕ ꯄꯨꯟꯁꯤꯒꯤ ꯑꯋꯥ ꯅꯨꯡꯉꯥꯏꯒ ꯃꯔꯤ ꯂꯩꯅꯅ ꯄꯥꯡꯊꯣꯛꯏꯕ ꯅꯥꯠꯀꯤ ꯑꯣꯏꯕ ꯊꯧꯔꯝꯁꯤꯅ ꯑꯩꯈꯣꯏ ꯂꯩꯔꯤꯕ ꯃꯩꯇꯩ ꯈꯨꯟꯅꯥꯏꯁꯤꯗ ꯄꯤꯔꯛꯏꯕ ꯆꯩꯊꯦꯡꯁꯤ ꯀꯃꯥꯏ ꯇꯧꯗꯅ ꯀꯣꯛꯍꯟꯒꯗꯒꯦ ꯂꯣꯏꯅ ꯂꯣꯏꯅꯅ ꯑꯩꯈꯣꯏ ꯅꯥꯠꯀꯤ ꯁꯛꯇꯝ ꯑꯃ ꯀꯃꯥꯏ ꯇꯧꯗꯅ ꯀꯟꯒꯗꯒꯦ ꯍꯥꯏꯕꯗꯨꯒꯤ ꯈꯟꯅ ꯅꯩꯅꯕꯗꯨꯅꯤ ꯍꯥꯏꯅ ꯑꯩ ꯂꯧꯖꯩ ꯑꯗꯨꯅ ꯑꯩꯅ ꯑꯍꯥꯟꯕꯗ ꯂꯦꯡꯁꯤꯟꯕꯤꯔꯤꯕ ꯄꯨꯝꯅꯃꯛꯀꯤ ꯃꯥꯡꯗ ꯊꯝꯖꯅꯤꯡꯕꯁꯦ ꯅꯥꯠ ꯍꯥꯏꯁꯤ ꯀꯩꯅꯣ ꯍꯥꯏꯁꯤꯃꯗꯤ ꯑꯩꯈꯣꯏ ꯈꯪꯃꯤꯟꯅꯕ ꯗꯔꯀꯥꯔ ꯂꯩ ꯑꯩꯈꯣꯏꯅ ꯅꯥꯠ ꯍꯥꯏꯔꯀꯥꯟꯗ ꯈꯨꯟꯅꯥꯏ ꯑꯃꯒꯤ ꯐꯨꯔꯨꯞ ꯑꯃꯒꯤ ꯑꯄꯨꯟꯕ ꯄꯨꯟꯁꯤꯔꯣꯜꯒꯤ ꯄꯨꯟꯁꯤ ꯈꯨꯠꯍꯤꯡꯒꯤ ꯑꯄꯨꯟꯕ ꯁꯛꯇꯝꯗꯣ ꯑꯗꯨꯕꯨ ꯑꯩꯈꯣꯏꯅ ꯅꯥꯠ ꯀꯧꯏ ꯈꯨꯟꯅꯥꯏ ꯈꯨꯗꯤꯡꯃꯛꯀꯤ ꯄꯨꯟꯁꯤꯔꯣꯜꯗ ꯉꯥꯛ ꯁꯦꯜꯂꯤꯕ ꯑꯗꯨꯒꯨꯝꯕ ꯅꯥꯠ ꯑꯃꯅꯤ ꯑꯗꯣ ꯅꯥꯠꯁꯤ ꯑꯈꯪ ꯍꯩꯁꯤꯡꯅ ꯍꯥꯏꯕ ꯃꯇꯝꯗ ꯅꯥꯠꯀꯤ ꯑꯩꯈꯣꯏꯅ ꯏꯪꯒ꯭ꯔꯥꯖꯤꯗ ꯍꯥꯏꯔꯒ ꯃꯣꯏꯅ ꯄꯦꯔꯥꯗꯣꯛꯁ ꯍꯥꯏ ꯅꯥꯠꯁꯤ ꯄꯦꯔꯥꯗꯣꯛꯁ ꯈꯔ ꯂꯩ ꯄꯦꯔꯥꯗꯣꯛꯁꯤꯡꯗꯨꯒꯤ ꯃꯅꯨꯡꯗ ꯈ꯭ꯋꯥꯏꯗꯒꯤ ꯃꯔꯨꯑꯣꯏꯕ ꯄꯦꯔꯥꯗꯣꯛꯁ ꯑꯃ ꯍꯥꯏꯔꯒꯗꯤ ꯅꯥꯠ ꯍꯥꯏꯁꯦ ꯍꯣꯡꯁꯨ ꯍꯣꯡꯉꯤ ꯍꯣꯡꯁꯨ ꯍꯣꯡꯗꯦ ꯍꯥꯏꯕꯅꯤ ꯀꯜꯆꯔ ꯏꯖ ꯁ꯭ꯇꯦꯇꯤꯛ ꯑꯦꯖ ꯋꯦꯜ ꯑꯦꯖ ꯗꯥꯏꯅꯥꯃꯤꯛ ꯍꯥꯏ ꯀꯜꯆꯔ ꯍꯥꯏꯁꯦ ꯍꯣꯡꯉꯦꯕ ꯑꯗꯨꯒ ꯍꯣꯡꯁꯨ ꯍꯣꯡꯗꯦ ꯑꯗꯨꯗꯤ ꯄꯦꯔꯥꯗꯣꯛꯁ ꯍꯣꯡꯉꯤꯁꯨ ꯍꯥꯏꯕ ꯍꯣꯡꯗꯦꯁꯨ ꯍꯥꯏꯕꯁꯦ ꯀꯩꯅꯣ ꯍꯥꯏꯕꯁꯤꯗꯤ ꯑꯗꯨꯗ ꯃꯁꯤ ꯑꯩꯈꯣꯏꯅ ꯑꯆꯝꯕ ꯂꯣꯟꯗ ꯍꯥꯏꯔꯀꯥꯟꯗ ꯑꯩꯈꯣꯏꯅ ꯈꯟꯅꯕ ꯌꯥꯕꯁꯦ ꯀꯜꯆꯔꯒꯤ ꯑꯍꯣꯡꯕ ꯍꯥꯏꯕꯁꯦ ꯅꯩꯅꯕ ꯃꯇꯝꯗ ꯀꯜꯆꯔꯒꯤ ꯃꯃꯥꯡꯗ ꯂꯩꯔꯝꯕ ꯆꯠꯅꯕꯤ ꯃꯌꯥꯝꯗꯨꯒꯤ ꯆꯠꯊꯔꯛꯂꯤꯕ ꯄꯔꯤꯡ ꯀꯟꯇꯤꯅ꯭ꯌꯨꯇꯤ ꯍꯥꯏꯕꯗꯨꯃꯁꯨ ꯑꯩꯈꯣꯏ ꯌꯦꯡꯗꯕ ꯌꯥꯗꯦ ꯑꯗꯨꯅ ꯀꯜꯆꯔ ꯑꯃ ꯅꯩꯅꯕ ꯃꯇꯝꯗ ꯑꯩꯈꯣꯏꯅ ꯆꯦꯟꯖꯈꯛ ꯑꯍꯣꯡꯕꯈꯛ ꯅꯩꯅꯕꯒꯤ ꯃꯍꯨꯠꯇ ꯆꯦꯟꯖ ꯑꯦꯟ ꯀꯟꯇꯤꯅ꯭ꯌꯨꯇꯤ ꯍꯥꯏꯅ ꯑꯍꯣꯡꯕ ꯑꯃꯁꯨꯡ ꯃꯥꯡꯂꯝ ꯆꯠꯀꯤ ꯂꯤꯛꯂꯝꯗꯨꯒ ꯂꯣꯏꯅꯅ ꯆꯠꯊꯔꯛꯂꯤꯕ ꯄꯨꯊꯔꯛꯂꯤꯕ ꯄꯣꯠꯁꯛꯁꯤꯡꯗꯣ ꯑꯗꯨꯁꯨ ꯌꯥꯎꯅ ꯑꯩꯈꯣꯏ ꯅꯩꯅꯕ ꯇꯥꯏ ꯆꯦꯟꯖ ꯑꯦꯟ ꯀꯟꯇꯤꯅ꯭ꯌꯨꯇꯤ ꯍꯥꯏꯕꯁꯦ ꯁꯤꯗ ꯆꯦꯟꯖ ꯑꯦꯟ ꯀꯟꯇꯤꯅ꯭ꯌꯨꯇꯤ ꯍꯥꯏꯕꯒꯤ ꯋꯥꯐꯝꯁꯤ ꯅꯩꯅꯔꯛꯄ ꯃꯇꯝꯗ ꯑꯩꯒꯤꯁꯦ ꯈꯤꯖꯤꯛꯇꯪꯗꯤ ꯂꯥꯏꯔꯤꯛ ꯑꯣꯏꯕ ꯋꯥ ꯑꯣꯏ ꯑꯗꯨꯅ ꯃꯌꯥꯝꯅ ꯈꯤꯇꯪ ꯀꯩꯅꯣ ꯇꯧꯕꯤꯕꯗꯤ ꯑꯩ ꯇꯥꯕꯗ ꯅꯨꯡꯉꯥꯏꯇꯕꯗꯤ ꯌꯥꯏ ꯑꯗꯨꯕꯨ ꯑꯩ ꯃꯁꯤ ꯃꯔꯨ ꯑꯣꯏ ꯍꯥꯏꯅ ꯈꯟꯖꯔꯒ ꯑꯩ ꯍꯥꯏꯖꯕꯅꯤ ꯀꯜꯆꯔ ꯈꯨꯗꯤꯡꯃꯛꯇ ꯑꯩꯈꯣꯏꯅ ꯀꯜꯆꯔ ꯚꯦꯂꯨ ꯀꯣꯠꯁ ꯚꯦꯂꯨ ꯍꯥꯏꯁꯦ ꯚꯦꯂꯨ ꯈꯨꯗꯤꯡꯃꯛꯁꯤꯗ ꯑꯩꯈꯣꯏ ꯚꯦꯂꯨ ꯑꯍꯨꯝꯈꯛ ꯂꯩ ꯀꯜꯆꯔ ꯈꯨꯗꯤꯡꯃꯛꯇ ꯄ꯭ꯔꯤꯊꯤꯕꯤꯗ ꯂꯩꯔꯤꯕ ꯃꯤꯑꯣꯏꯕ ꯍꯥꯏꯕ ꯐꯨꯔꯨꯞꯁꯤꯒꯤ ꯀꯜꯆꯔ ꯈꯨꯗꯤꯡꯃꯛꯇ ꯑꯩꯈꯣꯏ ꯀꯔꯤ ꯂꯩꯒꯦꯕꯨ ꯚꯦꯂꯨ ꯁꯤꯁꯇꯦꯝ ꯑꯍꯨꯝꯈꯛ ꯂꯩ ꯀꯔꯤ ꯀꯔꯤ ꯚꯦꯂꯨꯅꯣꯕꯨ ꯑꯍꯥꯟꯕꯗ ꯑꯆꯨꯝꯕ ꯍꯥꯏꯕ ꯑꯃ ꯑꯗꯨꯒ ꯑꯅꯤꯁꯨꯕꯗꯅ ꯑꯐꯕ ꯍꯥꯏꯕ ꯑꯃ ꯑꯗꯨꯒ ꯑꯍꯨꯝꯁꯨꯕꯗꯅ ꯐꯖꯕ ꯍꯥꯏꯕ ꯑꯃ ꯑꯆꯨꯝꯕ ꯑꯐꯕ ꯐꯖꯕ ꯍꯥꯏꯕꯁꯦ ꯃꯁꯤ ꯀꯜꯆꯔ ꯈꯨꯗꯤꯡꯃꯛꯇ ꯌꯥꯎꯕ ꯄꯣꯠꯅꯤ ꯅꯣꯡꯆꯨꯞꯂꯣꯝꯒꯤ ꯐꯤꯂꯣꯁꯣꯐꯤ ꯅꯩꯅꯔꯒꯁꯨ ꯃꯁꯤ ꯑꯗꯨꯝ ꯐꯪꯏ ꯏꯟꯗꯤꯌꯥꯒꯤ ꯑꯣꯏꯕ ꯐꯤꯂꯣꯁꯣꯐꯤ ꯅꯩꯅꯔꯒꯁꯨ ꯑꯗꯨꯝ ꯐꯪꯏ ꯑꯩꯈꯣꯏꯒꯤ ꯑꯣꯏꯕ ꯄꯣꯠꯁꯛ ꯑꯩꯈꯣꯏꯒꯤ ꯏꯁꯥꯒꯤ ꯀꯜꯆꯔ ꯅꯩꯅꯔꯒꯁꯨ ꯚꯦꯂꯨ ꯑꯍꯨꯝꯁꯦ ꯃꯁꯤ ꯑꯗꯨꯝ ꯌꯥꯎꯏ ꯚꯦꯂꯨ ꯑꯍꯨꯝꯁꯤꯒꯤ ꯑꯦꯄ꯭ꯔꯤꯁꯤꯌꯦꯁꯟꯁꯦ ꯑꯩꯈꯣꯏꯅ ꯀꯜꯆꯔ ꯑꯦꯄ꯭ꯔꯤꯁꯤꯌꯦꯁꯟ ꯍꯥꯏꯅ ꯍꯥꯏꯔꯤꯁꯦ ꯅꯥꯠꯄꯨ ꯑꯩꯈꯣꯏꯅ ꯀꯃꯥꯏꯅ ꯇꯧꯗꯅ ꯐꯖꯩ ꯐꯩ ꯍꯥꯏꯅ ꯏꯁꯥꯒꯤ ꯆꯠꯅꯕꯤꯕꯨ ꯐꯩ ꯍꯥꯏꯅ ꯊꯥꯒꯠꯆꯕꯒꯤ ꯍꯩꯅꯕꯤꯁꯦ ꯚꯦꯂꯨ ꯑꯍꯨꯝꯁꯦ ꯈꯪꯕꯒꯤ ꯃꯊꯧ ꯇꯥꯏ ꯑꯗꯨꯒ ꯍꯣꯡꯂꯛꯏꯕ ꯑꯃꯁꯨꯡ ꯃꯗꯨꯒꯤ ꯂꯤꯛꯂꯝꯒꯤ ꯃꯇꯨꯡ ꯏꯟꯅ ꯆꯠꯊꯔꯛꯂꯤꯕ ꯆꯦꯟꯖ ꯑꯦꯟ ꯀꯟꯇꯤꯅ꯭ꯌꯨꯇꯤꯁꯦ ꯅꯩꯅꯕ ꯃꯇꯝꯗꯁꯨ ꯚꯦꯂꯨ ꯑꯍꯨꯝꯁꯦ ꯑꯩꯈꯣꯏ ꯈꯪꯗꯕ ꯌꯥꯗꯦ ꯑꯗꯨꯗꯤ ꯑꯆꯨꯝꯕ ꯍꯥꯏꯁꯤ ꯀꯩꯅꯣ ꯑꯩꯈꯣꯏ ꯅꯨꯡꯇꯤꯖꯥꯏꯒꯤ ꯌꯥꯝ ꯇꯣꯏ ꯍꯥꯏꯅꯩ ꯑꯆꯨꯝꯕ ꯍꯥꯏꯁꯤ ꯀꯩꯅꯣ ꯑꯆꯨꯝꯕ ꯍꯥꯏꯁꯤ ꯀꯩꯅꯣ ꯍꯥꯏꯅ ꯑꯩꯈꯣꯏꯅ ꯃꯁꯤꯒꯤ ꯑꯁꯝꯕ ꯋꯥꯈꯜꯂꯣꯟ ꯊꯝꯕ ꯇꯥꯔꯒꯗꯤ ꯑꯆꯨꯝꯕ ꯍꯥꯏꯁꯤ ꯋꯥꯈꯜꯒꯤ ꯑꯣꯏꯕ ꯃꯥꯏꯟꯒꯤ ꯑꯣꯏꯕ ꯑꯦꯇ꯭ꯔꯤꯕ꯭ꯌꯨꯠ ꯑꯃꯈꯛꯅꯤ
maduna pot ki aseng ma masak khang mangamba wakal gi attribute ama khang neba truth is an attribute of thought by virtue of which mind conceives the real nature of things asum bai se wakal gi attribute amani maduna pot ki aseng ba se reality se khang mangamba ado asum bai se truth ai se matam gi matung in hong ai sum akhoi gi khunai da su akhoi na chumme na khangan ba pot maya mama matam gi matung in na chawkhala bai matung na chummak te na khale khudam moina hairaga mama nga yoi ba khunai da nong ta dra kan da khoi na kaidoram ge bu rain making ceremony torami rain making ceremony da yauri si masi science ki yam na cause and effect kan na ba poni moina kari ai khalam ge bu matam do gi atopa chawkhat khoi kari hai ni angan ma matam gi khunai gi miyo sing kari khalam ge bu nong ta dring ai da khoi gi nong khongi thunder doi aduna thunder is na nong gi cause ne na khalaga nong tarak traga de khoi na rain making ceremony da awang ba sing da ka khalaga mathak ta gi thunder mana na ba pose onda laga makhon tho laga akhoi na nong tarak ne na khandana rain making ceremony bang thoi akhoi maitai gi su rain making ceremony lai nong go bi kaphal laga a kaino da khoi gi normalizing gi singkhong da rain making ceremony gi pole sigum ba mayam si da khoi na asum bai je matam gi matung in hongak pa gi matung in akhoi na akhoi gi wakhal gi attribute hongak pani na rain making ceremony de yaur mi bas chumme na khalam ba potu lalak pa gi posu dum yaw ya sigi asum bai ba se aduna asum bai ba pose akhoi culture gi hin asum ba pot lai ya adu culture na piri ba asum ba poto matam gi khonglai matung in bigyan cha khol pa gi matung in culture na hairam ba poto chumak ti haina khala kan di akhoi hongak pa ya ba gi posak amadi room ma lai dan ma hongak pa ya na ba gi asum ba lambi amane aina haijabani aduga ani su badana aphawai si kai good ai si kai no the good ai si di kai no bo akhoi na kari gum posak ma akhoi na desirable loiraga di akhoi na madu pamaga di akhoi na phai hai pam daraga di phatti hai aphaba hai se akhoi gi culture da kari bo aphaba ne khalge culture amada aphaba ne khanba do culture amada phatte na khalle khudam moina hairaga akhoi himalay gi singkhong da leiba miyoi kharagi marakta nupi na nupa lon ba sanai khunai gi sanabi ni nupi man nupa ahum natraga mari da gi hen lon ba ya makhoi gi khunai na madu phai na khalle akhoi gi khunai na nupi na nupa lon ba sanade nupi na nupa lolaga di lamsat kam gi mawong ina hainai natraga mayam na tukat sanai adudi khunai du da phaba poto akhoi gi khunai da phatte somai to dana nongsup longi chanabi da permissibility yam lei sex segregation leite nupi ga nupa ga yi segregation kyam leite freely loinai ado nongsup longi chanabi da pharaga su akhoi gi chanabi da di sex ki segregation lei nupi ga nupa ga hek khara mapung phana sawa horak padagi di loina ba ya loina ba ya da bi pose akhoi gi nata kadai bo mami ta ge bu nupi ga nupa ga loina ba ya da basi longna ba ya roi da matai uba matam da matai da avoidance na matai u daga di thaidok ba matai u daga di kok pa si nupi ga nupa ga naksan na ba ya da na ba gi culture gi code amani avoidance na thana bi si akhoi na phai na khan ba culture the sex segregation se thamga da bani aduna karigumba soina dana madu da piji phina ne na ba yaraga di chanabi kairakani habigi wakhal lon do da matai ga manaw nu begi marak da segregation thoami ne avoidance je thanami aduna akhoina aphabai je kari ne khan ge bo koi culture da nupi ga nupa ga segregate tawna tongana leimin da ba chanabi ngak na leimin je phai na kali nupi ga nupa ga freely naksan na mix to was a phatte na kali aduna america na traga nong suplongi culture da phaba poto akhoi gi pot da phatte phajaba hina kari ado aphabagi wakhallon si su matam gi matung no hongak pa yai adai di phajaba di kaino kari gum pot amagi form si attractive oira ba khoida ai mitta lai attractive oira ga di akhoi no potu phajaba se kari bu phajaba nei lo mama nga gi maitai gi phajaba da nupa gi phajaba saban karam na thai nupi gi phajaba masak kari maina sing thai aduga ngasi laiba beauty contest ki pot laba vital statistics ki pot la kan je da phajaba se kari aina lowi haiba sigum ba value ahung gi pose masi akhoi
ꯈꯪꯃꯤꯟꯅꯕ ꯑꯃꯈꯛ ꯗꯔꯀꯥꯔ ꯇꯥꯏ ꯈꯪꯃꯤꯟꯅꯕ ꯍꯥꯏꯕ ꯃꯇꯝꯁꯤꯗ ꯑꯩꯅ ꯈ꯭ꯋꯥꯏꯗꯒꯤ ꯃꯔꯨꯑꯣꯏꯅ ꯂꯧꯖꯔꯤꯁꯦ ꯉꯁꯥꯏ ꯃꯥꯡꯗꯁꯨ ꯉꯥꯡꯕꯤꯔꯝꯕꯁꯤꯡꯅ ꯍꯥꯏꯕꯤꯔꯝꯕ ꯁꯣꯁꯤꯌꯦꯂꯥꯏꯖꯦꯁꯟ ꯅꯠꯇ꯭ꯔꯒ ꯑꯦꯟꯀꯜꯆꯔꯦꯁꯟ ꯍꯥꯏꯁꯦ ꯑꯩꯈꯣꯏꯅ ꯆꯥꯎꯔꯛꯄ ꯃꯇꯝꯗ ꯑꯩꯈꯣꯏꯅ ꯀꯜꯆꯔ ꯑꯃ ꯑꯩꯈꯣꯏꯒꯤ ꯀꯜꯆꯔꯗꯨꯒꯤ ꯚꯦꯂꯨ ꯑꯍꯨꯝꯁꯦ ꯑꯩꯈꯣꯏꯗ ꯑꯦꯟꯀꯜꯆꯔꯦꯇꯦꯠ ꯇꯧꯔꯛꯄꯁꯦ ꯃꯁꯤ ꯀꯅꯥꯅ ꯃꯔꯨꯑꯣꯏꯕ ꯊꯧꯗꯥꯡ ꯂꯧꯒꯦ ꯍꯥꯏꯕꯨ ꯌꯨꯝꯒꯤ ꯃꯃꯥ ꯃꯄꯥ ꯑꯃꯁꯨꯡ ꯏꯃꯨꯡ ꯃꯅꯨꯡ ꯈꯨꯟꯅꯥꯏ ꯂꯩꯀꯥꯏꯗꯨꯅ ꯑꯆꯧꯕ ꯊꯧꯗꯥꯡ ꯂꯧꯕꯅꯤ ꯑꯗꯨꯅ ꯉꯁꯤ ꯑꯩꯈꯣꯏꯒꯤ ꯍꯧꯔꯛꯂꯤꯕ ꯑꯉꯥꯡꯁꯤꯡꯒꯤ ꯃꯔꯛꯇ ꯑꯩꯈꯣꯏꯒꯤ ꯂꯩꯖꯔꯝꯃꯤꯕ ꯀꯜꯆꯔꯒꯤ ꯐꯖꯕ ꯄꯣꯠꯁꯤ ꯑꯦꯄ꯭ꯔꯤꯁꯤꯌꯦꯠ ꯇꯧꯕ ꯉꯝꯃꯛꯇꯗꯅ ꯑꯇꯣꯞꯄ ꯀꯜꯆꯔꯒꯤ ꯐꯖꯕ ꯑꯇꯣꯞꯄ ꯀꯜꯆꯔꯒꯤ ꯑꯆꯨꯝꯕ ꯑꯇꯣꯞꯄ ꯀꯜꯆꯔꯒꯤ ꯑꯐꯕ ꯍꯥꯏꯕ ꯄꯣꯠꯇꯨꯅ ꯍꯦꯟꯅ ꯐꯔꯕꯣꯏ ꯈꯟꯗꯅ ꯑꯩꯈꯣꯏꯒꯤ ꯄꯣꯠꯁꯤ ꯑꯦꯄ꯭ꯔꯤꯁꯤꯌꯦꯠ ꯇꯧꯕꯒꯤ ꯃꯍꯨꯠꯇ ꯃꯤꯒꯤ ꯄꯣꯠꯇꯣ ꯑꯦꯄ꯭ꯔꯤꯁꯤꯌꯦꯠ ꯇꯧꯔꯒ ꯂꯧꯁꯜꯂꯨꯕꯒꯤ ꯑꯋꯥꯕꯗꯨꯅꯦꯕ ꯉꯁꯤ ꯑꯩꯈꯣꯏꯅ ꯊꯦꯡꯅꯔꯤꯕ ꯄꯣꯠꯁꯦ ꯁꯤꯅ ꯈꯤꯇꯪ ꯑꯦꯅꯥꯂꯥꯏꯇꯤꯀꯦꯜ ꯑꯣꯏꯕ ꯃꯑꯣꯡꯗ ꯅꯩꯅꯖꯕꯅꯤ ꯑꯗꯨꯅ ꯉꯁꯥꯏ ꯋꯥꯔꯦꯞ ꯂꯧꯕ ꯃꯇꯝꯗ ꯑꯩꯈꯣꯏꯅ ꯀꯔꯤ ꯇꯧꯒꯗꯒꯦ ꯍꯥꯏꯔꯗꯤ ꯑꯩꯈꯣꯏꯒꯤ ꯑꯉꯥꯡꯁꯤꯡꯗ ꯃꯔꯨꯑꯣꯏꯅ ꯍꯧꯖꯤꯛꯀꯤ ꯃꯇꯝꯁꯤꯗꯗꯤ ꯌꯨꯝꯒꯤ ꯑꯍꯜ ꯂꯃꯟꯁꯤꯡꯅ ꯑꯩꯈꯣꯏꯒꯤ ꯑꯉꯥꯡꯁꯤꯡꯁꯤꯕꯨ ꯑꯩꯈꯣꯏꯒꯤ ꯂꯩꯔꯤꯕ ꯅꯥꯠꯀꯤ ꯐꯖꯕ ꯃꯁꯛ ꯅꯥꯠꯀꯤ ꯑꯆꯨꯝꯕ ꯃꯁꯛ ꯑꯗꯨꯒ ꯅꯥꯠꯀꯤ ꯑꯐꯕ ꯃꯁꯛ ꯑꯆꯨꯝꯕ ꯃꯁꯛ ꯐꯖꯕꯁꯤꯡꯁꯦ ꯃꯁꯤ ꯈꯪꯕ ꯉꯝꯅꯕꯒꯤꯗꯃꯛꯇ ꯑꯩꯈꯣꯏ ꯀꯩꯗꯧꯕ ꯇꯥꯏ ꯇꯝꯕꯤꯕ ꯇꯥꯏ ꯂꯣꯏꯅ ꯂꯣꯏꯅꯅ ꯁ꯭ꯀꯨꯜꯒꯤ ꯀꯔꯤꯀꯨꯂꯝꯗ ꯌꯥꯎꯗ꯭ꯔꯕ ꯐꯥꯎꯗ ꯁ꯭ꯀꯨꯜꯗꯁꯨ ꯀꯣꯂꯦꯖꯗꯁꯨ ꯑꯩꯈꯣꯏꯒꯤ ꯅꯥꯠꯀꯤ ꯂꯩꯖꯔꯤꯕ ꯄꯣꯠꯁꯛꯁꯤꯡꯁꯦ ꯑꯦꯄ꯭ꯔꯤꯁꯤꯌꯦꯠ ꯇꯧꯕ ꯉꯝꯅꯕꯒꯤꯗꯃꯛꯇ ꯀꯜꯆꯔ ꯑꯦꯄ꯭ꯔꯤꯁꯤꯌꯦꯁꯟ ꯀꯣꯔꯁ ꯀꯜꯆꯔ ꯑꯦꯄ꯭ꯔꯤꯁꯤꯌꯦꯁꯟ ꯋꯥꯔꯛꯁꯣꯞ ꯇꯧꯕꯒꯤ ꯃꯊꯧ ꯇꯥꯏꯌꯦꯅ ꯈꯟꯖꯩ ꯑꯩꯗꯤ ꯃꯁꯤ ꯌꯥꯝ ꯐꯕ ꯑꯦꯋꯦꯌꯔꯅꯦꯁ ꯑꯃꯅꯤ ꯑꯩꯈꯣꯏꯅ ꯁꯨꯝ ꯈꯟꯖꯕꯗ ꯃꯅꯤꯄꯨꯔꯗ ꯂꯩꯔꯤꯕ ꯑꯩꯈꯣꯏ ꯃ꯭ꯌꯨꯖꯤꯌꯝꯗꯁꯨ ꯃꯔꯛ ꯃꯔꯛꯇ ꯀꯜꯆꯔ ꯑꯦꯋꯦꯌꯔꯅꯦꯁ ꯑꯩꯈꯣꯏ ꯀꯜꯆꯔꯦꯜ ꯑꯦꯄ꯭ꯔꯤꯁꯤꯌꯦꯁꯟ ꯀꯣꯔꯁ ꯍꯥꯏ ꯑꯗꯨꯅ ꯄ꯭ꯔꯤꯊꯤꯕꯤꯒꯤ ꯑꯇꯣꯞꯄ ꯃꯐꯝꯗꯁꯨ ꯇꯧꯅꯩ ꯚꯥꯔꯠꯀꯤ ꯑꯇꯣꯞꯄ ꯃꯐꯝꯗꯁꯨ ꯇꯧꯅꯩ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯁꯤꯚꯤꯜ ꯁꯣꯁꯥꯏꯇꯤꯁꯤꯡꯗ ꯆꯠꯂꯒ ꯑꯦꯋꯦꯌꯔꯅꯦꯁ ꯄꯤꯕꯒ ꯂꯣꯏꯅꯅ ꯂꯩꯔꯤꯕ ꯑꯦꯗꯨꯀꯦꯁꯅꯦꯜ ꯏꯟꯁꯇꯤꯇ꯭ꯌꯨꯁꯟꯁꯤꯡꯁꯤꯗ ꯁ꯭ꯀꯨꯜꯗꯒꯤ ꯍꯧꯔꯒ ꯀꯣꯂꯦꯖ ꯐꯥꯎꯕꯗ ꯃꯔꯨꯑꯣꯏꯅ ꯌꯨꯅꯤꯚꯔꯁꯤꯇꯤ ꯐꯥꯎꯗꯕ ꯂꯩꯔꯤꯕ ꯃꯍꯩꯒꯤ ꯊꯥꯛꯇꯨꯒ ꯃꯔꯤ ꯂꯩꯅꯅ ꯑꯩꯈꯣꯏꯒꯤ ꯂꯩꯔꯤꯕ ꯃꯩꯇꯩꯒꯤ ꯀꯜꯆꯔꯁꯦ ꯃꯁꯤ ꯑꯦꯄ꯭ꯔꯤꯁꯤꯌꯦꯠ ꯀꯃꯥꯏ ꯇꯧꯅ ꯇꯧꯒꯗꯒꯦ ꯍꯥꯏꯕꯒꯤ ꯀꯣꯔꯁꯁꯦ ꯋꯥꯔꯛꯁꯣꯞ ꯇꯧꯔꯒ ꯑꯦꯄ꯭ꯔꯤꯁꯤꯌꯦꯁꯟ ꯄꯥꯡꯊꯣꯛꯂꯒꯗꯤ ꯑꯩꯈꯣꯏꯒꯤ ꯅꯍꯥꯔꯣꯟꯁꯤꯡꯒꯤ ꯃꯔꯛꯇ ꯑꯩꯈꯣꯏꯒꯤ ꯂꯩꯖꯔꯤꯕ ꯀꯜꯆꯔꯒꯤ ꯚꯦꯂꯨ ꯃꯌꯥꯝꯁꯦ ꯏꯟꯀꯜꯀꯦꯠ ꯇꯧꯔꯒ ꯏꯟꯇꯔꯅꯦꯂꯥꯏꯖ ꯇꯧꯈ꯭ꯔꯀꯥꯟꯗꯗꯤ ꯑꯩꯈꯣꯏꯅ ꯀꯜꯆꯔꯦꯜ ꯄꯣꯂꯤꯁꯤꯡ ꯇꯧꯗꯅ ꯐꯨꯗꯅ ꯅꯪ ꯃꯗꯨ ꯇꯧꯕ ꯌꯥꯔꯣꯏ ꯍꯥꯏꯗꯅ ꯊꯤꯡꯕꯒꯤ ꯃꯍꯨꯠꯇ ꯑꯩꯈꯣꯏꯒꯤ ꯀꯜꯆꯔꯗꯨꯕꯨ ꯑꯦꯄ꯭ꯔꯤꯁꯤꯌꯦꯠ ꯇꯧꯕ ꯉꯝꯖꯔꯛꯑꯕ ꯃꯇꯝꯗꯨꯗꯗꯤ ꯑꯩꯈꯣꯏꯒꯤ ꯀꯜꯆꯔꯁꯦ ꯌꯣꯛꯈꯠꯅꯕꯒꯤ ꯋꯥꯈꯜꯗꯨꯒꯤ ꯃꯌꯣꯜꯗꯣ ꯃꯈꯣꯏꯒꯤ ꯋꯥꯈꯜꯗ ꯆꯣꯡꯂꯛꯀꯅꯦꯕ ꯑꯗꯨꯅ ꯉꯁꯥꯏ ꯋꯥꯔꯦꯞꯁꯤꯗ ꯌꯥꯎꯔꯤꯕ ꯂꯩꯔꯤꯕ ꯃꯅꯤꯄꯨꯔꯒꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯂꯨꯞ ꯀꯌꯥꯅ ꯑꯦꯋꯦꯌꯔꯅꯦꯁ ꯄꯥꯡꯊꯣꯛꯄꯤꯕꯒ ꯂꯣꯏꯅꯅ ꯑꯩꯅ ꯉꯁꯤ ꯇꯤꯟꯕꯤꯔꯤꯕ ꯄꯨꯝꯅꯃꯛꯀꯤ ꯃꯐꯝꯗ ꯑꯗꯨꯒ ꯁꯤꯟꯕꯤ ꯂꯥꯡꯕꯤꯔꯤꯕꯁꯤꯡꯒꯤ ꯃꯐꯝꯗ ꯃꯔꯨꯑꯣꯏꯅ ꯍꯥꯏꯖꯅꯤꯡꯕꯁꯦ ꯑꯦꯋꯦꯌꯔꯅꯦꯁꯁꯦ ꯄꯤꯅꯕꯒꯤ ꯇꯨꯜ ꯑꯃꯈꯛ ꯑꯣꯏꯅ educational institution ꯃꯔꯨꯑꯣꯏꯅ ꯁ꯭ꯀꯨꯜꯗꯒꯤ ꯍꯧꯔꯒ ꯌꯨꯅꯤꯚꯔꯁꯤꯇꯤ ꯐꯥꯎꯒꯤ ꯊꯥꯛꯇ ꯆꯍꯤ ꯑꯃꯗ ꯇꯣꯉꯥꯟꯕ ꯃꯇꯝꯗ ꯃꯗꯨ ꯁꯝꯃꯔ ꯚꯦꯀꯦꯁꯟꯒꯤ ꯃꯇꯝꯗ ꯑꯣꯏꯕ ꯌꯥꯏ ꯅꯠꯇ꯭ꯔꯒ ꯅꯤꯡꯊꯝꯊꯥꯒꯤ ꯁꯨꯇꯤ ꯊꯥꯕ ꯃꯇꯝꯗ ꯑꯣꯏꯕ ꯌꯥꯏ ꯅꯠꯇ꯭ꯔꯒ ꯑꯇꯣꯞꯄ ꯑꯩꯈꯣꯏ ꯄꯔꯤꯈꯥ ꯅꯨꯡꯈꯥ ꯇꯧꯗꯕ ꯑꯍꯥꯡꯕ ꯃꯇꯝꯗ ꯑꯣꯏꯕ ꯌꯥꯏ ꯍꯞꯇꯥ ꯑꯃꯒꯤ ꯅꯨꯃꯤꯠ 15ꯅꯤꯒꯤ ꯁꯨꯃꯥꯏꯅ ꯁꯤꯜꯂꯒ ꯑꯩꯈꯣꯏꯒꯤ ꯃꯩꯇꯩꯒꯤ ꯀꯜꯆꯔꯒꯤ ꯑꯦꯄ꯭ꯔꯤꯁꯤꯌꯦꯁꯟ ꯀꯣꯔꯁ ꯑꯃꯈꯛ ꯑꯩꯈꯣꯏꯒꯤ ꯅꯍꯥꯔꯣꯟꯁꯤꯗ ꯃꯥꯏ ꯄꯥꯛꯅ ꯄꯤꯕ ꯉꯝꯃꯒꯗꯤ ꯑꯩꯈꯣꯏ ꯀꯩꯗꯧ ꯇꯥꯒꯦꯕꯨ ꯑꯩꯈꯣꯏꯒꯤ ꯑꯐ ꯅꯨꯡꯉꯥꯏꯒꯤ ꯋꯥꯈꯜꯂꯣꯟꯁꯦ ꯃꯈꯣꯏꯗ ꯆꯪꯍꯟꯕ ꯉꯝꯃꯕ ꯃꯇꯝꯗꯨꯗ ꯑꯩꯈꯣꯏꯅ ꯑꯩꯈꯣꯏꯒꯤ ꯀꯜꯆꯔꯁꯦ ꯃꯗꯣꯝ ꯌꯣꯛꯈꯠꯆꯕ ꯉꯝꯅꯕꯒꯤ ꯃꯔꯨꯗꯣ ꯍꯨꯜꯂꯒ ꯃꯗꯨꯒꯤ ꯃꯌꯣꯜꯗꯣ ꯆꯣꯡꯂꯀꯥꯟꯗ ꯄꯥꯝꯕꯤ ꯑꯣꯏꯅ ꯍꯧꯔꯀꯥꯟꯗ ꯃꯗꯨꯗꯒꯤ ꯐꯪꯂꯛꯄ ꯃꯍꯩꯗꯣ ꯑꯩꯈꯣꯏ ꯆꯥꯕ ꯐꯪꯒꯅꯤ ꯍꯥꯏꯕ ꯋꯥꯐꯝꯗꯨꯃꯁꯤꯕꯨ ꯊꯝꯖꯒꯦ ꯉꯁꯥꯏ ꯑꯩꯅ ꯃꯊꯛꯇ ꯉꯥꯡꯖꯈꯤꯕꯗ ꯈꯤꯇꯪ ꯄꯟꯖꯅꯤꯡꯕ ꯋꯥꯐꯝ ꯑꯃꯅ ꯑꯩꯅ ꯉꯁꯥꯏ ꯍꯥꯏꯖꯕ ꯑꯆꯨꯝꯕꯒꯤ ꯄꯣꯠꯁꯛꯁꯦ ꯑꯆꯨꯝꯕ ꯇ꯭ꯔꯨꯠꯀꯤ ꯄꯣꯠꯁꯛꯁꯦ ꯃꯁꯛ ꯍꯣꯡꯉꯛꯑꯦꯁꯦ ꯕꯤꯒ꯭ꯌꯥꯟꯅ ꯍꯥꯏꯕ ꯉꯥꯛꯇ ꯑꯆꯨꯝꯕ ꯃꯁꯛ ꯍꯣꯡꯉꯛꯄ ꯅꯠꯇꯦ ꯍꯧꯖꯤꯛꯇ ꯄ꯭ꯔꯤꯊꯤꯕꯤ ꯁꯤꯟ ꯊꯨꯡꯅ ꯒ꯭ꯂꯣꯕꯦꯜꯒꯤ ꯑꯣꯏꯅ ꯊꯣꯛꯂꯛꯏꯕ ꯑꯦꯀꯥꯗꯦꯃꯤꯛ ꯔꯤꯚꯣꯂꯨꯁꯟ ꯑꯃꯈꯛ ꯂꯥꯛꯏ ꯀꯔꯝꯕ ꯃꯈꯜꯒꯤ ꯔꯤꯚꯣꯂꯨꯁꯟ ꯍꯥꯏꯕꯕꯨ ꯃꯃꯥꯡꯉꯩꯒꯤ ꯃꯇꯝꯗ ꯁꯥꯏꯟꯁ ꯏꯁ ꯑꯦꯚ꯭ꯔꯤꯊꯤꯡ ꯕꯤꯒ꯭ꯌꯥꯟ ꯍꯥꯏꯁꯤꯅ ꯄꯨꯝꯅꯃꯛꯅꯤ ꯂꯣꯏꯅꯃꯛ ꯑꯗꯨꯅ ꯕꯤꯒ꯭ꯌꯥꯟꯅ ꯂꯦꯕꯣꯔꯦꯇꯔꯤꯗ ꯄꯥꯡꯊꯣꯛꯑꯦꯔꯒ ꯃꯗꯨꯗꯒꯤ ꯐꯪꯂꯛꯄ ꯑꯆꯨꯝꯕꯗꯣ ꯇ꯭ꯔꯨꯠꯇꯣ ꯃꯗꯨꯒꯤ ꯇ꯭ꯔꯨꯠꯇꯣ ꯄꯤꯄꯜꯗ ꯌꯧꯍꯟꯒꯗꯕꯅꯤ ꯂꯦꯕꯣꯔꯦꯇꯔꯤꯗꯒꯤ ꯄꯤꯄꯜꯗ ꯆꯠꯀꯗꯕꯅꯤ ꯍꯥꯏꯕꯒꯤ ꯋꯥꯈꯜꯂꯣꯟ ꯑꯃꯈꯛ ꯂꯩꯔꯝꯃꯤ ꯑꯗꯨ ꯉꯁꯤꯒꯤ 12ꯁꯨꯕ ꯁꯕꯗꯥꯞꯇꯤ ꯍꯧꯔꯛꯂꯕ ꯆꯪꯁꯤꯜꯂꯛꯂꯕ ꯆꯍꯤ 10 ꯍꯦꯟꯅ ꯆꯪꯁꯤꯜꯂꯛꯂꯕ ꯃꯇꯨꯡꯁꯤꯗꯗꯤ ꯑꯈꯪ ꯑꯍꯩꯁꯤꯡꯒꯤ ꯃꯔꯛꯇ ꯋꯥꯈꯜꯒꯤ ꯑꯣꯏꯕ ꯔꯤꯚꯣꯂꯨꯁꯟ ꯑꯃꯈꯛ ꯊꯣꯛꯂꯛꯏ ꯔꯤꯚꯣꯂꯨꯁꯟꯗꯨꯅ ꯀꯔꯤ ꯍꯥꯏꯅ ꯊꯣꯛꯂꯛꯀꯦꯕꯨ ꯍꯧꯖꯤꯛꯇꯤ ꯑꯆꯨꯝꯕ
हाइब पोसक से थीब मतमदा लेबोरेटरी दगी पीपल द सटपगी महुता पीपल दगी लेबोरेटरी द सटकदबनी हाइबगी रिवर्स ओइब लंबी मखक लाया सिगी याम नुंगाइब वारी इमखक लई अखोगी लमदम सिदा थोकप वारी दि नते आई वारी लिजगे साउथ अफ्रीका की मफम अमखक लई कालाहारी डिजार्ट है कालाहारी डिजार्ट ऐसिदा लईबा कम्युनिटी सदा लगे हिंब कम्युनिटी कांगलुप अमखक लई सान है SHAN सान कम्युनिटी है मोइसे सदा लगे हिंब कांगबोनी मोइना सदान बगी खोंगचत चलिंगै मतम सिदा मखोइसे करीब चाबा यादे थकप यादे चाबा थकप यादे मोइ चारा हेनदबनी करीब चाबा यादे अदुदी मोइ नुमित 15 की कुन्नी सदान मतम सिदा करी चारगा हिंगी मखोइगी लमदमदुदा फंबा कैक्टस की मखोम अमखक लई मखोम दो मखोइना चाबा मतमदा कैक्टस तु चा मदुगी मखोम दो मोइना चासन मतमदा नुमित कयानी चाक चादना हिंगबा ngame मोइ सिगी वाखल से एंथ्रोपोलॉजिस्ट तोंगान तोंगान बा इथनोबोटनिस्ट मयामना नैनरबा मतुंगदगी मखोइदगी वाखल लोन से खंगागा मसी करी यावगे न करी दोगेबो मतमदा साउथ अफ्रीका की खोइगी मोइगी सरकारना इथनोबोटनिस्ट एंथ्रोपोलॉजिस्ट सिंगना पुरइबा वाखल लोन से लौरे हरगा मखोइगी कैक्टस की मखोम दो पुरागा केमिस्ट्री की लेबोरेटरी द टेस्ट तो मतलब P75 हाइबा हंगर रिफ्रेशन सब्सटेंस हम यावरमे P75 हाइबा हंगर सप्रेशन सब्सटेंस है मोइना खंगबदगी मदुग पेटेन तो साउथ अफ्रीकन गवर्नमेंट मागी पेटेन एस्टाब्लिश तोरे मसी मपुसे कनानो हारगा साउथ अफ्रीकन गवर्नमेंट अदुगा कैदोगेबो साउथ अफ्रीकन गवर्नमेंट हाइबा पेटेन दो लंदन की फाइटोफार्म हाइबा फार्मेसी में योंथोए फाइटोफार्म है लंदन की फार्मेसी हिदाक सारगा योले P75 से हापगा अदुदगी अमुक फाइटोफार्म ना कैदोगे वो अमेरिका की जायंट फार्मास्यूटिकल कंपनी फाइजर है दुदबु योंथोए फाइजर ना अमुक P75 से हापगा एंटी ओबेसिटी टेबलेट सागले एंटी ओबेसिटी टेबलेट सारकपदगी कैदोगे वो फाइजर ना मिलियंस ऑफ डॉलर्स तान करे पृथ्वी पुनमक्ता एंटी ओबेसिटी टेबलेट से योलकांदा सिगी तोंगानबा बायोकोलोनियलिज्म की वारी नि मसे आइना मसिदा पुसंजरपगी वारी दि करीनो हाइजै मरमदि अचुम बाइजे हौजिकति पीपल द चलगा पीपल न पांगथोइबा मतम द टेस्ट और अखोई चनाबी सिदा अखोइना लाना थाजब नतबा अचुमबा विज्ञानिकी ओइबा बैकग्राउंड लाबा अचुमबा मयाम am यावरि हला अचुमबा मयाम से अखोइना खंगदोअगा लेबोरेटरी द टेस्ट तौरगा अचुमबदो कंफर्म तौरगदी कैदोगेबो नॉलेज ऐसे लेबोरेटरी दगी पीपल द चटपगी बहुत पीपल दगी लेबोरेटरी दा चटकदबनी हाइबगी अहोंगबो वाखल गोइबो रिवोल्यूशन से मदुदगी लाखबनी हाइजबनी अदुना अखोइगी यावरिबा अखोइगी कल्चर दरिबा नाट किसिदा अखोइगी अचुमबा पोट मयाम am यावरि अखोइगी ममांगैदा कुम तम मतमदा अखोइना अंगांग ओइदिङैदा लबुक तहौबा केवा लेरगा केवागी मपान कदोम नाकंदो ओलकांदा मपान सालके से येंगा कुमदमबगी मतम हाइरमनी मतम है कनाना कुमदम के हरमी कौबरू रोम द ओल कांदा कौबरू न कुमदमी सोम द ओल कांदा थांजिंग न कौदमी सोम द कौनु न कौदमी सिगुम बगी चटनबी लेबा चटनबी सिगी अखोइना मदो अरान बनी ब्लाइंड बिलीफ्स नि साइंटिफिक बेस लेतब पोने न लोबा यादे मदुगी लेरिबा केवागी मपान खुसा से मसिना करी ताकि हबदुगी साइंटिफिक बेसिस तो अखोइ लेबोरेटरी द नत्रगा मदुगी एक्सपेरिमेंट तौरगा पुथोगा अचुमबदुदी अखोइ अदुम पुथदना चटकदबनी हाबनी आइन हाइजरिजे आ ममांगैदा अहनजिंगना चटनदमनी कुम तमबु केवागी मपान सालगा तम्मे आजे केवागी मपान सिना सालसे कमाई साकेबो नुंसितकी मोनसुन की लाकदब लंबी दो ताकनेबा हंदकी थाददी हंदकी सहीसददी मोनसुन की लंबी से कौबरूगी माइकैदै लाकनी अखोइना कौबरून तम्मे हारकनी थांजिंगी माइकैदगी लाकने थांजिंगना तम्मे हारकनी अदुना सिदैसदा अखोइ अचुमबा यावरि सिगुम अचुमबसे आइना गासे हाइजबा आइना मसी खितंग मयामना चममनदनबा थोकनबा हाइजबनी मरमदि कैनि हाइबो अखोइगी कल्चर लैरेबा अचुमबा पुनमक्से विज्ञान की अचुमबना लोइना रिप्लेस तौगसे हाइबा नत्ते हाइ अखोइगी कल्चर दसु अखोइना विज्ञान की ओइबा एक्सप्लेनेशन दो पीबा ngमदरगसु एलिमेंट्स ऑफ ट्रुथ मयामनम यावरि मदुगी एलिमेंट्स ऑफ ट्रुथ तो अखोइना साइंटिफिक एक्सपेरिमेंट तौरगा चुम्मेन खलगदि मदो अदुम कंटिन्यूटी ओइना पुथरगा चटपदा करी काइबगे वखलोंदुने थमजरिसे खुदम अमक हाइजा तारकांदा ngasi अखोइगी अना लायंगी पथापति अखोइ मखा ताना पुथबा ngमदरे चाइना की सेंचुरी कया सुरबा
acupuncture gi laina di mamang ai gi matam de gi lerak padun ngasi bausum ngasi gi kun ma thoi suba sabdap gi ani suba chahi kun changa tara helak tan ani suba dike changa bauda putharak bangami se makhoi da di chen jen na continuity du da yauri ba elements of truth to phajana khangdo ga matam ga sana ni evolve to ga putharak pani haijabani aduna akhoi na hausi khangna bagi mathau tari se thangai makseng na cultural policing to wa haibasina symptomatic oiba treatment ni haijagi aidi ai wakhal lon da di akoina masi to ba yaroi madu to ba yaroi na thing se sidi symptomatic oiba treatment ni maram di kok ching la kan da ngak dang phanana ba akoina paracetamol yaw ama sa salaga kok chik pa phaba dugmani akoina lachi thengnari ba khunai sigi anaba sigi therapeutic treatment ama kak to gi haraga di akoi naharol singda culture appreciation gi post se inculcate tawraga internalize ta holakanda akoi lady ba culture sigi value mayam se mun khangal kanda marom dom culture si hingjarga chatba ngambagi khudong chabadu leirakani haiba wakhallon sini aina ahanba wakhallon na lengsin biriba punmaki mangda ikok non hangat chaning bas ani subo posak mana yawiri tongan ba koi lup kayana loan kana ba loan nei sini yam maru eri se koi loan nei se kari yawi loan da akoi gi itihas akoi gi puwari yauri loan da akoi gi rajniti gi wakhalon yauri loan da akoi gi mindset yauri loan nei se language is everything loan nei se punamang ni loan na mangraga di akoi gi nat ki sakdam mangi doi ni loan nei se akoi yokhat pagi mathau tai nasai mang da so za danabir na haipet ta tambirami khongjong barba sakpadi tarakpa kari do ba hauji akoi gi loan mang tharak ba se loan gi phajaba si kayam leige ba akoi da se khunung isai tarakanda khangi इंग्राजी दा कोई नुंसीबा नुपा मबु साइथाबा नुपा ना नत्रगा नुपी ना थाबसी माय डियर माय बिलवेड हाइबस माने वाही केम लेबु सुमाइना अखोई गी मैतै रोंदा नुंसीबा गी वाखललोन थानरपा मतम दा वाही केम सिजनै खोइन नुंसीबा हाइबम जो सिजनै पामुबा सिजनै अदगी दी करी हाइनि यांग भरेने अखोइना खुलंगी सै साकान अखोइना लोन दगी तमगदब पोस ngasibudi akhoi gi miron sida khulang isai khongjong parabasi khara khara hingalak bagi mami uragasu asigumba posting si su hingadan mamatamda akhoi gi loan gi pukai si ina khulakani ne logje akhoi ngasidi akhoi loan gi pukai si chuki mati mayeng tare ngasi tari ba sang sida akhoi sum tak ra gi akhoi gi loan je mutki bai ba se loan mutki ba matamda ngasai economy ga mari leina na pangthoi ba thauram jing si su loina mutki doi loan musalak paduna maram oidana thauram jing je mulakadori aduna loan nai se yokhat pasi masu akoi tauriba thabak siga loina loan ju muk khoi mutanaba honasi maramdi akoina khwaidagi awaba loan dang ngasoi akoina thengnari se akoi kari dorge bu akoi core borrowing yam tawre akoi loan da leijaba pose akoina season na da laina season na da atopa gi loksan ba sigi pose masi akoi core borrowing tawi adu culture magi change thokpa matamda cultural borrowing leitaba yaroi akoi gi nata leitaba pot ama mingon dagi puwai ji puba tabani television ai je pukho matamda akoi na television ai je akoi na puthokpa natamni na akoi na television ai ba maming je puru tabani madu translate to wi kana basu lei kana da basu lei kana da bagi wa maka ai haijage hindi da akoi na telephone je durbasa ai na telephone durbasa ai na mo na translate to बिहार की नुपी मरक्ता अखोइना सुम थेंगनाबा लारिक लाइसो हाइतबा खुंगंगदा लेबा बिहार की नुपी सिंगदा दूरबसा हाइबुदी टेलीफोन हाइबने न खंगे दूरबसा हाइना ट्रांसलेट तोक्तोपसे खंगदेबा अदुई महुता कैदौए अदुम टेलीफोन हाइबने हेना खंगे अदुदी कल टेलीफोन हाइदो ममिंग अमा अखोइना टेलीविजन याना हाइबा मा एरोप्लेन हाइबा मा अखोइना लौसलुबसे सी कल्चरल बोरोइंग ने सिगी बोरोइंग सी तोक्दबा यारोय मरमदी अखोइगी नाटि पुकै लोन की पुकै हेंगतनाबा कल्चरल बोरोइंग तोबा ताइ अदुगा कोर बोरोइंग दे अखोइ थिंगबा ताइ कोर बोरोइंग आइदि कुनमाथोय कुनिथोय आइदि अखोइगी लोन नि अदु ngasi लारिक लाइसु तमिबा इंग्लिश स्कूल दा इसा आइसु थाबिरिबा अखोइ इसा यावना आइगी इसा दा सिगी पोसे लुपा कुनमाथोय पि हेबदा खंगदे कुनमाथोय दि क्यानो कुनमाथोय दि क्यानो 21 हाइरकान खंगे सि कोर बोरोइंग गौरे लोन दा कोई कोर बोरोइंग यम थोएबा ngasi लारिक हाइबा मी सिंगना मरुइना लारिक हाइबा मी सिंगना सु कोर बोरोइंग तवे से
केरोसिन है हायरमने केरोसिन है अखोई नंग हाइबा हाइजददन टेरेसिंग है ऑनथोए टेरेसिंग है ऑनथो कानदि मैतै लोन ओइरे टेरेसिंग है लाइरी है मीसिंग ना बुक करी हायरेगो नोइना हाइबा थोकदन टेरेसिंग हायरिने केरोसिन हाइदन ऑनथोए अदि केरोसिन हायरि कोर बोरिंग ओरे टेरेसिंग है अखोई लोन ओइने लैजरे सोमाइतोना वाहै जी थाइदोक थाइजिन तौरकांदा अखोई ओइरमदबा अखोई द लेरमदबा वाहै अम अखोई वाहै ओइरपा याय सि इंग्राजी दसु याम तोइना थोपा वाहै नि फ्रेंच की वाहै अम चुमना प्रोनाउंस तौदना इंग्राजी ओइना सिजिनदबा लैटिन की वाहै मयाम सोमाइ तौदना अखोइना लाइरिक हाइबा मीसिंग सु चुम थोपिदबा फयबा अखोई की कोर ओइना चंग्रबा पोसक्तुदि इंग्राजी द अदु हाइबनि अदु हाइदौना तेना चुम थोपिदबा सुपर फाइन है ममांग फैजोम सेट अहनसिंग सुपर फाइन से याम फाब याम कुप फीने अखोना खंगदना सुकर खान हाइरमी अदो इंग्राजी खंगा कांदे सुकर खान हाइदौना तेने नोइन हाइबा हैतदना सुपर फाइन हाइदौनेना सुपर फाइन ने ओंथोगदि सुकर खान हैना अखोगी लोन ओइजरमबा पोतो सुपर फाइन इंग्राजी दमु ओंथोक पिगरेबा सिना लाइरिक हाइबसिंग सोहनबने इंग्रेजी है अलमाइना बेंगोली है संस्कृत है अखोई लोन से लोन्यान मैम हापचल नाट की लोन की पुकई नाट की पुकई मांगधरब मैम से कलहौद्रगदी अखोना कनब पामीब पुंसी की थौदोक वाथोक मैम पांथोब पोपगी लुहोंबगी सीबगी थौरम मैम पांथोब पोसे लोन मुलकपग लोइनना मुलकपगी वाखलोन लाई अदुना अइना याम सांगना लौजदना तेंतकना अइना थमजबदा अइना हाइजनिंगिबा पोसक्ति सि खंगनि होंबा हाइबसिदि होंदबा यारोय कल्चरल पॉलिसिंग तौरगा हेक्ता फूरगा सैरगा नमदना नाट की चनबी चनहनबा यारोय नाट की चनबी मखा ताना कंटिन्यूटी लेना पुदा हनबगिदमक्ता अखोइगी नाट की अचुंब मसक नाट की फजब मसक नाट की अफब मसक से अखोइगी तुंगदा हौरइबा मिरोल सिंगदा खंग्रबा नहारोल सिंगदा खंगनबगी मथौ ताई मसिगिदमक्ता अखोइना कैदोबा ताई इमुंग मनुना अचौबा रोल अमा लौबियु लोइना लोइना स्कूल दगिना यूनिवर्सिटी बाउगी लेवलदा अहांगमा मतमदा कल्चर एप्रिसिएशन कोर्स पांथोकपियु लोइना लोइना सिम्प्टोमेटिक ट्रीटमेंट होइना फूब चैबा मक नत्रगसु तौबिगनु होइना थिंगबगी पोसक्तिमा अखोइ अदुम सिविल सोसाइटी अखोइ मियाम मायाम चंगजन मिनरगा सिगुमसे तौबंगमगदि अखोइना मैतैगी नाकी सक्तमसे कनबंगमगा लोइना लोइना हापचलइबा अखोइगी लैजरमिबा नाट की भेलुगा उसल चानदना हापचलइबा ngасai पनबिरमिबा लुहोंगबा मतमदा केक ककपा यावसलइबा अखोइगी नाट की उसल चानदबा पोनी लुहोंगबा मतमदा लैरिबा पोट मयाम अमा अखोइना लुहोंगदा यावसलइबा फिजंग खनबगी हेना होय चुम्मी अखोइ मैतैगी कल्चर द एस्थेटिक्स फजबसे याम वांगी अदुननी अखोइगी मैतै जगोइगी फिरोलदगा सेलेस्टियल होइबा लाइदा लाई मसाका मानबदोना अखोइना उरिसे अखोइ ब्यूटी से याम अखोइ मसिगी वाखलोन से याम वांगी फजब पामी अदो फजब पामगसु अखोइगी लैरिबा मफमदु लैतेंगमा मतमदा अखोइ नाटकी होइबा मोंगदा फजना करमना लैतेंगदगे हाइना खन्नबगी मथौ ताई आइना हाइजरिसे नाटकी होइबा पोसक्तो पांथोकपा मतमदा मीगिरमगी फजबगी मसक्तो लौबगी महुता नाटकी होइबा फजबा मोंगदा करमना लैतेंगदगे हाइबा वाखलोंदो खन्नरगा पैसा इचंग चंगदना लैतेंगनाबो होनबगी मथौ ताइबा कोइ सि हाइदन हेक्ता मियोंदा तमगनु तौगनु हाइदना फूदना सैदना हाइबदी यारोइदोबनिना एप्रिसिएशन से कोर्स तौरे हैरगा नहारोल सिंगदा इंटरनलाइज तौहनसी लोइना लोइना सिविल सोसाइटी नसु सिगी थबक से पांथोगा मपुंग फाना पांथोक्तना तुंगी लाकदबा मिरोलदा अखोइगी लैजरीबा कल्चर सिबु एप्रिशिएट तौबा ngамहन्नबा गी वाखलोंदो पीबा ngमददी अमुक्तंग मदुगी वाखलोंदो हौहनबा ngमग्रगदी मदुदी अदुम मही चाजदना लेरगा मदु करम हैना चथगदगी हादुदी अखोइना खन्नबगी मथौ ताई अदुना मसी तहौद्रगदी अखोइना ngasi सर्वाइवल क्राइसिस हैना हिंबगी वाखलोन अखोइ सिरदरा हैना कीरिसे मसे नोमदी सोयदना अखोइ मुटखिबा याबगी पोले मैतै लोना लेरक्टर मतमदा मैतैना कुमाइ हिंगौगनी लोन मुटखरकांदा अखोइना करमना हिंगौगनी अखोइगी चनबी अखोइगी नाट मुटखरकांदा अखोइ करमना हिंगौगनी हाइबगी वाखलोन से अखोइ तौनबा होनसी अदुना हौगलइबा नहारोल सिंगदा मरुइना मसीगी एप्रिशिएट तौबा ngamnabagi value से इनकलकेट तौनबगी ऑपरेटिव आइडिया दो आइना ngasi थमजरिबा कल्चरल एप्रिसिएशन कोर्स है जो अमनी सीनतबा हेना फबा करम करम मखलगी आइडिया लेगे सु पुथोकपिरो खुदम होइना हाइनारकांदा अखोइ ममांगैददी
사계기 레라미 사계기 미신의 그도보야 사계기 말다 푸 가이나바 사계기 사계기 오이나 까리 멘텐 도보야 사계기 하나만 오나라가 너희 사계기 토름징제 빵톡바 마담다 시대기 해나 도보야다 바이바 사계기 안징나 와리압 라우가 마두 해나 마뿡파나 빵톡바 ngamgadra 사계기 레벨다 거기 그도보야 마담디 아코기 하나 레이저라미 바 소사이티 시기 시스템 지다 인스티튜션 오이나 라우라 레라바 인스티튜션 도 마토 빵톡안바 나트레 하라가 혹직시 아코이 뿐버기 와와라 아니나 마이테이 자히 마기 라이 하라우 바이세 하라우다바 쿰다바우 쿰전바 떠리 라이상 라이보 라이상 가나리 aduna kanaba matamsida khoi mayam punba matamsida tha khudingi natraga hapta khudingi khundugi lakai dogi laisangdu da kahalaga sigi appreciation course mayam awareness to binaraga khullugi misna mu khanga kanda khullu da laikai do da muk tokhan ba ya ba haiba sigumagi operational loiba warrior lobagi mahota operational loiba port khar so koi khanabagi mathau ta yana khanjai warrior sima lowre haraga warrior tu operational loidana thabak oina pangthokpa ngamdragadi akoina ngasi toriba thabak se mathangi chahida mu pangthokpa dasu hanna pangthokpa ga amahata gani akoina ngasi uzabada ai wafam se pangthoiba thabak sibu phatte haijabadi nasade tongan function camera da aina sum uzabada akoi function pangthoi remembrance day pangthoi anyway 13 august pangthoi pangthokpa nimitu da mayam na ngangna raga lawri bo wari to thabak oina pangthoga karam na sangsan ga dagi habadi tawda matam du khak la aga pangthokpa gi pot oina sum leiraga di wari ta bak lawraga operational loiba pot sing du gi mechanism do puthoga phadna khanna draga di akoi gi 장선 가더리바 타박세 이리행 리행다바 좀 리업다다 좀 레이라가 이짝짝다바 스테이셔너리 오이나 레이버 포트 아마카 오이라까니 하이보 와칼론 시당 마양이 마팜데 이곡노나 탐자라가 마양데기 비다이 로즈게 땡큐 땡큐 오자나 보마 시기 어떤 미닛 따라등 자 탁나바 가이톡시 했나 딱비레 미닛 따라 근데 moderator wa chi wangang ngai da matam hele abi ham nuai tam ne na khar ka khang mane do min tara na tre min kun thaga hem shi wangang im mayam na khambi wa hai tare ma si ai yar ge intervene to zero bhabok ka kai rak pa do na tor ka su yaw minute tara khatang cha thak na ba break lok chi hai na tak pi ri thank you ni tara de hen bi de bi wangang mani min fungang ai chap cha min ni put kan Mariam kau siap tu kita macam siap kau ni. Ada tu ni kita tu siap tu kan. Macam tu dah kita tu pangang dengan kan ni. Ras kita tu siap ya. Ras kita tu tengah awal awal. Oh ya. Ada. Ada siapa?
ꯊꯧꯕꯥꯜꯒꯤ ꯃꯤꯁꯨ ꯋꯥ ꯉꯥꯡꯒꯦ ꯍꯥꯏꯔꯦ ꯑꯇꯣꯞꯄꯁꯨ ꯂꯥꯛꯄꯁꯤꯡꯁꯦ ꯋꯥ ꯉꯥꯡꯗꯗꯤ ꯁꯥꯎꯔꯛꯏꯁꯤ ꯀꯔꯤ ꯍꯥꯏꯅꯣꯕꯗꯣ ꯀꯔꯤꯅꯣꯕꯗꯨꯕꯨ ꯇꯣꯛꯊꯣꯛꯑꯁꯨ ꯂꯣꯏꯅ ꯃꯇꯝ ꯂꯩꯇ꯭ꯔꯦ ꯍꯥꯏꯔꯒ ꯃꯈꯥ ꯐꯣꯟ ꯇꯥꯔꯗꯤ ꯋꯥ ꯉꯥꯡꯍꯧꯗ ꯌꯥꯗꯦ ꯅꯣꯏꯅ ꯈꯜꯂꯛꯑꯗꯤ ꯉꯥꯡꯕꯗꯨꯗ ꯂꯤꯅ ꯑꯦꯗꯚꯥꯏꯁ ꯄꯤꯕ ꯌꯥꯕꯣꯏꯗꯤ ꯐꯕ ꯑꯗꯨ ꯅꯠꯇꯕꯤꯗ ꯃꯔꯩ ꯇꯨꯔꯩ ꯇꯧꯔꯛꯑꯗꯤ
ꯂꯥꯞꯅ ꯊꯣꯛꯀꯖꯥꯠꯂꯣ ꯆꯥꯗꯕ ꯃꯌꯥꯝꯗ ꯃꯥ ꯐꯝꯗ꯭ꯔꯗꯤ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯍꯧ ꯌꯥꯔꯣꯏꯕ ꯑꯁꯨꯝ ꯊꯣꯛꯈꯤꯕ꯭ꯔꯣ ꯑꯗꯨ ꯑꯩꯈꯣꯏ ꯉꯁꯤꯒꯤ ꯊꯧꯔꯝ ꯑꯁꯤ ꯃꯈꯥ ꯆꯠꯊꯖꯕ ꯑꯣꯏꯅ ꯑꯩꯈꯣꯏ ꯍꯧꯖꯔꯒꯦ ꯀꯩꯒꯨꯝꯅꯖꯔꯤꯕ ꯉꯁꯤꯒꯤ ꯃꯌꯥꯏ ꯇꯥꯡꯕꯟꯗ ꯂꯦꯡꯁꯤꯟꯕꯤꯔꯤꯕ ꯃꯣꯗꯔꯦꯇꯔꯒꯤ ꯑꯌꯥꯕ ꯂꯧꯖꯔꯒ ꯑꯩꯈꯣꯏ ꯃꯈꯥ ꯇꯥꯕ ꯋꯥꯉꯥꯡꯂꯣꯏ ꯑꯁꯤꯗꯤ ꯏꯀꯥꯏ ꯈꯨꯝꯅꯖꯔꯤꯕ ꯑꯦꯁꯣꯁꯤꯌꯦꯠ ꯄ꯭ꯔꯣꯐꯦꯁꯔ MU ꯃꯤꯡ ꯑꯣꯏꯅ ꯄꯟꯖꯔꯕꯗ ꯁꯥꯔ ꯆꯤꯔꯣꯝ ꯔꯥꯖ ꯀꯦꯇꯟ ꯃꯈꯥ ꯇꯥꯕ ꯉꯁꯤꯒꯤ ꯈꯟꯅ ꯅꯩꯅꯕꯒꯤ ꯋꯥꯐꯝ ꯑꯁꯤ ꯃꯤꯌꯥꯝꯗ ꯊꯝꯕꯤꯅꯕꯒꯤꯗꯃꯛꯇ ꯀꯧꯁꯤꯟꯖꯒꯦ Thank you. Rajketan Lengsan Biro. Matangi Hujiki Sagi Matungi Session City. Piriba Matamini Tara, Sida Krakara, Nana Chachi, Hall Si, Pumari Baudan Moina, Awaiba Pirishe. Shigi Mamanga, Kogi Resolution Chi, Praja Singda, Tamaga, Lauraga, Hogada, Budana Maru, Bakanone, Academic Oinaka Junction Bidaba, Asagi, Toriba, Shibada Ipok Powder Toriba, Kanomian, Toram Sing the Pasha, Kogi Nataba. ꯌꯥꯅꯤꯡꯗꯕ ꯄꯣꯠ ꯃꯌꯥꯝ ꯑꯃ ꯌꯥꯎꯔꯦ ꯃꯁꯤ ꯀꯔꯝꯍꯥꯏꯅ ꯇꯧꯔ ꯐꯍꯟꯒꯗꯒꯦ ꯀꯔꯝꯍꯥꯏꯅ ꯇꯧꯔꯒ ꯀꯩꯅꯣ ꯇꯧꯒꯗꯒꯦ ꯍꯥꯏꯕꯁꯤꯗ ꯐꯣꯀꯁ ꯇꯧꯁꯤ ꯈꯤꯇꯪ ꯑꯣꯏꯅ ꯄ꯭ꯔꯥꯛꯇꯤꯀꯦꯜ ꯑꯣꯏꯒꯗꯧꯕ ꯃꯑꯣꯡꯗ ꯊꯤꯑꯣꯔꯤꯇꯤꯀꯦꯜ ꯑꯣꯏꯅ ꯑꯦꯀꯥꯗꯃꯤꯛ ꯏꯟꯇꯔꯦꯁꯇ ꯅꯩꯅꯕ ꯅꯠꯇꯕꯗꯣ ꯊꯦꯡꯛ ꯌꯨ ꯃꯁꯤ ꯂꯩꯕꯥꯛ ꯃꯤꯌꯥꯝꯒꯤ ꯑꯣꯏꯕ ꯃꯤꯐꯝ ꯑꯁꯤꯒꯤ ꯃꯌꯥꯏ ꯇꯥꯡꯕꯟꯗ ꯂꯦꯡꯁꯤꯟꯕꯤꯔꯤꯕ ꯏꯀꯥꯏ ꯈꯨꯝꯅꯖꯔꯕ ꯑꯣꯖꯥ ꯀꯥꯡꯖꯝ ꯔꯥꯙꯥ ꯀꯨꯃꯥꯔ IAS ꯑꯣꯖꯥꯕꯨ ꯅꯣꯂꯨꯛꯆꯔꯤ ꯂꯣꯏꯅꯅ ꯃꯥꯡꯗ ꯂꯦꯡꯁꯤꯟꯕꯤꯔꯤꯕ ꯑꯩꯈꯣꯏꯕꯨ ꯇꯥꯛꯄꯤ ꯇꯝꯕꯤꯔꯝꯕ ꯑꯣꯖꯥ ꯃꯌꯥꯝ ꯑꯃꯁꯨ ꯂꯦꯡꯁꯤꯟꯕꯤꯔꯦ ꯑꯗꯨꯒ ꯊꯣꯏꯗꯣꯛꯅ ꯅꯨꯡꯁꯤꯖꯔꯕ ꯏꯔꯝꯗꯝ ꯑꯁꯤꯒꯤ ꯏꯅꯥꯠ ꯌꯣꯛꯈꯠꯄꯒꯤ ꯀꯟꯖꯕꯒꯤ ꯍꯤꯔꯝ ꯑꯁꯤꯗ ꯊꯋꯥꯏ ꯌꯥꯎꯗꯨꯅ ꯂꯦꯡꯕꯤꯔꯛꯂꯤꯕ ꯄꯨꯝꯅꯃꯛꯄꯨ ꯁꯨꯞꯆꯤꯟꯅ ꯈꯨꯔꯨꯝꯖꯒꯦ ꯃꯤꯅꯤꯠ 10 दगी हेंदना बसु होने जगे जून 22 कुनिथोई कोलुमदोई द फम की बाबी फम दुदसु पेपर से थमजगी बनी अहोब मक्तदा सेमिनार दुगी अहोब निमित की पेपर से दाई पेपर दुम थमजे मपुंग ओइना अखोइना नैनगदोरिबा हिरम पोकपदैना सिबा वो पांगथोकपा थौरम हाइबसी द हजिपुदी याम मयाम अमा हेंगलई मत चहीगी मथंग मथंग मपानदेखि पुसलप मयाम अमा थौरमद यौरमदबा जैग तौब खंगदे अमा तौब खंगदे तोंगान तोंगान हेंगलप मयाम अमसु लई अदो अखोइगिसे करिनो हाइबदो अरीबसे खंगद्रगदी अनौब अमा पुरप यादबनिना अरीबा मतमदा अखोइगी पोकपदगी सीबा फावबदा पांगथोमबा अखोइगी मरु ओइबा मयांगलेन ओइबा तौदा यादबा हिरम सिंह अदो करिनो हाइबदो अई याम फजना अई पेपर दुदा दुम थमजबनी मदुगी खुदम ओइना अखोइना होजी होजी अखोइगिदी लाइबक फबदगी अरीब खुई लाइरिक ओइना लेरमबा अखोइगी मैतैगिदी मयेक लेरमबनिना मसी अखोइगी याम लाइबक फबा मनी लेलेबा अखोइगी पुया हाइना अखोइना लौनरिबा लाइरिक सिंगदा यौरमबा सिंग पांथुबी खुंगुंदा थवान थाबा हिरानदा नौथिंगोंग फंबान काबदा नुमित कापदा तुतेंग लोन चिंबा लाइरिक सिंगसिदा याम फजना अखोइगी चना लोनचत सिंगसिगी मतंगदा अदुगा मदु खोमजन बिरे हरकांदा पाबुंग खेलचंद्र लायोइख्रबा अदुगा थोंगामगी पंडित ओबिरंबा पाबुंग माधव अनिना खुनुंग लिचत साजत हाइदना लाइरिक अमसु पुथोपी मसी
नतबा तोंगान तोंगान बा मसिना मु मखोई अनि ना पंडित ओइना सुलैबा अरीब सुसुबनी ना तसेंग हर कांदा अरीब की लोन सिंगसे खोइदा अवाबा मनि ngasi ngangnei ba loans ti pura लाइक ते इरमी सिंगसे कनो ओइख्रबनी अदु मसी अदुम पंडित सिंगसिना इरंबा लाइक सिंगसे लाइक मयाम दगे रेफरेंस लौर गसु इबिरमी मसी अखोई अदुम खरा सिना जै मरमदि एकाडेमिक ओइना लाखो मतमदा अदु तोंगान तोंगान बा ग्रुप सिंग द पुया मयाम हमसु पायर लै मदुई पुया सिंग दुदी मसा मसा गे ओइना लेनगिबने अखोइना पाबा फंगुदबनिना करी हारिबन ओइदुसु खंग्रबनिना अखंगबा मयामना यानबा सिंगदुगी लौबा सिंगदुगी अमा थमजै मरमदि अरीबा खंगदना अखोइगी सनबिसि खंगबा अमा अखोइ सुंया याररोय अदुगा चौखलक्पा मतमगे अहोंगबा लाकपा हाइबसि अदुम कल्चर अमा हाइबसि अइना हाइजखिबदुनि मतमदुदा अहिंगबा पोने कल्चर इसे असिबा पोन नते अहिंगबा पांबी अमगुंबनि चौखलक्पा नाइगनि सिदाबा लाकनि अहोंगबा लाकनि होंद्रगदि असिबा कल्चर हरकदैनि अदुना होंगबा नाइरकदोरिबनि मरमदि मियोइबगे अखोइ खोंचसे ngasi बावबदा अहोंगबदनि सुम चसलैसि अहोंगबा सिंसिना अफब कल्चर अमगे मथौदि मांगदा ओजा सुलेंसिन बिरे ओजाना बकुमा ओजा होइना ताकपिरपनि अफब लौसन बाहिबा फतब खतोक बाहिबदु मारा ताबा अफब कल्चर अमगे मसंगनि अखोइगी मैतैगी लमदम सिगी ओइना लैबा कल्चर से लैसेमलोंदगी हौराबा लैसेमलोंदुना लाइनिंग गी सनबी ओइरबा ngasi फावबदा युम युमदा हाइरिबा लैसेमलोंदा लैसेमदा यावरइबा लाइसिंग अदो अखोइना लातना इमुंगदा थमागा मदुगी मतुंगिना सेमकपा चनलोन सतुना अखोइगी चनलोन ओइरगा अखोइगी नाट ओइरगा हिंगकपा अदुगुम कांगु अमने अखोइसे अदुना अखोइगिदि मरा तारबा कल्चर अमा लै हैबसे मसिना ताइनि मरमदि हिंदू लाइनिंग चंगसलकांदा कोई हिंदू लौनबो होनरकपा मतमदा निंगथौना दंदी पीदना तांथोक्तना मिहान मिपुन पुया मयाम खोमदना मै थारबो अखोइदगी मरा ताखिबा कल्चर से मुथतपा ngamdadana लाइनिंग थौ लाइरेमबी के कल्चर से उमंग लाई हरावबो निमित खरनी थिंगसु अखोइना ngamdana अखोइना सनबिदो मरा ताखिबो इबनिना अदो हौजी यानसिन बसनबी हमने निंगथौगी सुखरा दुम चंगसनख्रे मपानगी दो अखोइगी दुसु मांगबा यादबदिना मांगबा यादबा कल्चर अमा ओइना लेरगा मरा ताबा कल्चर ओइखिबदिना अनिदुगी यानबा द खरखर ओंथो ओनसिन तौरगा हापतो हापचिन तौरकांदा अखोइगी ओइबा हिंदूगी सु नतबा मैतैगिदगी सुखरा हिंदूगी ओइबा पोस चंगसलाबा अमदा पोखलकांदा कोइजे चटलिबनि मसी करिगनो हाकांदा अखोइगी मरा ताबा कल्चर अमा लेरकपदुना खंगोंग होनबा ngamdrine अखोइदा अदुगा मरा ताद्रबा ताबा नतबा असेतपा कल्चर लैतबा सिंगसे लाइनिंग अमा संगपा मतमदा होंगिनेबा हाना लालंबा लाइदबो सैतानने हरगा मखोइ लाल ओय मसिगुमबसी अखोइना ममिंग था पंद्रगसु लमदमसिदा खुंदानरिबा कांगलुप सिंसिंग मनुद लोइ उनबा ngaतनी अदुना तवदबो अखोइना येंगदैसे अहोंबा हाइबसी कल्चर की मसतनी हाइबसे हाइरगसु अहोंबा हाइबसिदा मखन यामिको करमबनो करमबा अहोंबनो अखोइना लौदि सिगी अरुम अयांगसी अखोइगी परिंग नाइना कुमधरइबा चथरइबा अखोइगी सक्तम चाइबा पोटसे मसिदगी कदाइ फावबा होंबा याबगे कदाइ फावबा मसि अखोइना लौसनबा याबगे हाइबसिगी सिनि अखोइना अमकन चंगसनिंगिबा पोटसे होंगदबदी यारोय ममांगे मतमगी लुहोंबदो हुजिक सनसि सुंगा यारोय लुहोंबसि कमाइन तौरंगे हाइबदु बावगदा लई कोइना खोतना तौरजिबु कर्म मतमदि तौंगरपगे कायबसि नाकन कयादगी लाकपा क्वेश्चन अमनि सिना करम कांदगी हौरई चकप सिंगना कमाइ होंगनरमि मैतै सिंगना कमाइ चटनै कायबना सिंगबा लुहोंगदबिदा मांगोन कारगा दु नुपि पुरगा चनबि फावबा दुम लैरिबने हाइदि मामा नुपि सिंगसि लागा लुहोंबा ngamroi तौबा लुहोंबगी चनबिसे पांथोकपदा पैसा याम चंगबनिना ngamroi do पैसा याम चंगबा हाइबदि सही अनि अहुम चंगना हाइनरगा वारोय पोट पुरगा थमगा वान्स अमु वारोय पोट पुकी हाइजिंग खराइ पुकी तारगदि लुहोंबगा चाप मानना लौरदौने अदुगुम्बा चनबि मयाम अमा खोइ लमदमसिदा दुम लेरमेबा अदुगी सही अहुमगुम्बा थमिसिना नुपि मचासे मतमदरा ngana लुहोंबसे चनबनिना खुसा हाइबगे पोट फिसालोन सागी मासि तंबिबा याबा तंबि होदेनेबा मौइना चखरकाना माने हाइरुननबगी दमक्ता अदुना मसाना नुमितदगी साजबा फिरोन मयामसे थमजनदोइनी थमजनबसे लुहोंबा नोंगिनी वालेंगेदा फि सुबा नुमित आइदना नुपि मयाम मामाना मयाम तौरगा फि सुदना संथि लाक्तना नुंसादा फौरगा थुप बेहरगा लयैना थाबदौना आइदि नमजनरगा सेमकांदा मदुइदो पुरगा नुपा मयुमदो योरकांदा अमु येलुबगी कल्चर से लैरिबने मबुंग नुपादगी मचिन मनाव मखरा मतोलसिंगदा नुपीदगी खुदोल पोट तंबै खिजिन मसी योरकांदा नुपीसे मौबा याने यारोय मखुत मसा सेली हैरे फजरे सिंगे हैबदो खंगदैनि लुहोंबगी अवन पोता अदुन लसिंग कापोन न सिंगबा फि
피 사ꯕꯗ ꯆꯪꯕ ꯃꯆꯥꯛ ꯃꯌꯥꯝꯁꯤ ꯎꯟꯕꯒꯤ ꯆꯠꯅꯕꯤ ꯂꯩꯔꯝꯃꯤꯅꯦꯕ ꯑꯗꯨ ꯆꯠꯅꯕꯤ ꯍꯥꯏꯗꯅ ꯃꯁꯤ ꯑꯩꯈꯣꯏꯅ ꯍꯟꯖꯤꯜꯂꯨꯕꯗꯤ ꯌꯥꯔꯔꯣꯏꯕ ꯍꯧꯖꯤꯛ ꯑꯗꯨꯅ ꯃꯄꯥꯟꯒꯤ ꯆꯠꯅꯕꯤ ꯅꯠꯇꯕ ꯑꯩꯈꯣꯏꯒꯤ ꯑꯣꯏꯕ ꯆꯠꯅꯕꯤꯁꯤꯗ ꯍꯣꯡꯉꯛꯏꯕ ꯍꯥꯟꯅ ꯏꯆꯝ ꯆꯝꯕ ꯐꯤꯔꯣꯟ ꯃꯆꯨꯒꯤꯗꯨ ꯑꯗꯨꯝ ꯁꯦꯠꯂꯁꯨ ꯃꯆꯨꯗꯤ ꯍꯣꯡꯗꯕꯤꯗ ꯃꯃꯜ ꯌꯥꯝꯕ ꯂꯪꯅ ꯃꯃꯜ ꯌꯥꯝꯕ ꯀꯩꯅꯣꯅ ꯁꯥꯔꯒ ꯑꯔꯨꯞꯄ ꯁꯤꯔꯝꯕꯗꯨ ꯁꯅꯥ ꯑꯁꯦꯡꯕꯅ ꯁꯤꯔꯛꯄꯗ ꯅꯤꯡꯊꯧ ꯃꯍꯥꯔꯥꯅꯤ ꯃꯆꯥꯅꯨꯄꯤ ꯃꯣꯏ ꯀꯥꯡꯕꯨꯅ ꯁꯤꯔꯝꯕꯁꯤꯡꯗꯣ ꯂꯩꯕꯥꯛ ꯄ꯭ꯔꯖꯥꯅꯁꯨ ꯁꯤꯕ ꯌꯥꯔꯛꯇꯅ ꯁꯤꯔꯛꯏꯕꯁꯤꯡꯁꯤꯒꯤ ꯑꯍꯣꯡꯕꯁꯦ ꯁꯤꯗꯤ ꯑꯩ ꯊꯣꯏꯗꯣꯛꯄ ꯁꯤꯒꯨꯝꯕꯁꯤ ꯅꯠꯇꯦꯕ ꯑꯀꯥꯏꯕꯅꯤ ꯂꯥꯛꯏꯁꯦ ꯉꯁꯥꯏ ꯑꯗꯨꯝ ꯄꯟꯈ꯭ꯔꯦ ꯀꯦꯛ ꯀꯛꯁꯜꯂꯛꯄꯁꯤꯕꯨ ꯀꯅꯥꯅ ꯀꯩꯅꯣ ꯇꯧꯒꯗꯧꯔꯤꯕꯣ ꯀꯦꯛꯇꯨꯕꯨ 35,000가 ꯇꯥꯕꯅꯤ ꯃꯤ 2-3 ꯆꯪꯗꯅ ꯊꯥꯡꯉꯛꯀꯗꯧꯔꯤꯕꯅꯤꯅꯦ ꯃꯗꯨꯒꯤꯗꯃꯛꯇ ꯑꯃꯨꯛ ꯑꯗꯨꯒꯨꯝꯕꯗꯨꯗꯒꯤ ꯁꯨꯝ ꯍꯦꯟꯗꯣꯛꯇꯅ ꯂꯨꯍꯣꯡꯉꯤꯕ ꯕꯣꯔ ꯍꯥꯏꯕꯁꯤ ꯆꯪꯕ ꯌꯥꯅꯔꯝ ꯄꯣꯠꯇꯦ ꯂꯨꯍꯣꯡꯕ ꯂꯣꯏꯗ꯭ꯔꯤꯕꯣ ꯃꯉꯥꯅꯤ ꯆꯥꯛꯆꯥꯕ ꯂꯨꯍꯣꯡꯕ ꯂꯣꯏꯔꯕ ꯃꯉꯥꯅꯤ ꯆꯥꯛꯆꯥꯕ ꯂꯥꯛꯑ ꯃꯇꯨꯡꯗ ꯑꯗꯨꯒꯤ ꯃꯇꯨꯡꯗꯅꯤ ꯆꯪꯒꯗꯣꯏꯁꯦ ꯍꯧꯖꯤꯛꯇꯤ ꯍꯩꯖꯤꯡꯄꯣꯠ ꯅꯨꯃꯤꯠꯇ ꯂꯥꯛꯑꯒ ꯄꯨꯂꯞ ꯌꯥꯎꯃꯤꯟꯅꯔꯦ ꯀꯩꯅꯥꯗꯨꯒ ꯇꯧꯔꯒ ꯐꯣꯇꯣ ꯁꯦꯁꯟ ꯇꯧꯔꯦ ꯃꯃꯥ ꯃꯄꯥꯒ ꯄꯨꯟꯅ ꯐꯣꯇꯣ ꯁꯦꯁꯟ ꯇꯧꯈꯠꯂꯛꯑꯕꯅꯦꯕ ꯁꯤꯒꯨꯝꯕ ꯑꯍꯣꯡꯕꯁꯤꯕꯨ ꯑꯩꯈꯣꯏꯅ ꯆꯠꯅꯕꯤꯅꯤ ꯍꯥꯏꯗꯅ ꯂꯧꯁꯤꯜꯂꯨꯕꯒꯤꯗꯤ ꯌꯥꯗ꯭ꯔꯦꯕ ꯁꯨꯝꯕ ꯃꯌꯥꯝꯁꯤꯡꯁꯤ ꯑꯩꯈꯣꯏꯅ ꯊꯤꯡꯕꯗꯨꯅꯤ ꯑꯗꯨꯒ ꯁꯤꯗꯩꯗ ꯑꯃꯨꯛ ꯍꯦꯟꯒꯠꯂꯛꯏꯕꯗꯤ ꯑꯦꯛꯁꯄꯦꯟꯗꯤꯆꯔꯁꯅꯤ ꯏꯟꯀꯝ ꯑꯃꯁꯨꯡ ꯑꯦꯛꯁꯄꯦꯟꯗꯤꯆꯔ ꯑꯅꯤꯁꯤꯒꯤ ꯍꯣꯠꯄ ꯑꯃ ꯑꯩꯈꯣꯏ ꯆꯪꯉꯦꯕ ꯏꯟꯀꯝꯗꯤ ꯁꯨꯡꯂꯩ ꯂꯩꯇꯦ ꯑꯩꯈꯣꯏꯗꯗꯤ ꯑꯦꯛꯁꯄꯦꯟꯗꯤꯆꯔ ꯉꯥꯛꯇ ꯇꯧꯔꯤꯕ ꯃꯌꯥꯝꯁꯤꯡꯁꯦ ꯀꯔꯤ ꯂꯩꯔꯤꯒꯦ ꯑꯩꯈꯣꯏꯗ ꯀꯔꯤ ꯄꯣꯠꯊꯣꯛ ꯂꯩꯔꯤꯒꯦ ꯂꯩ ꯀꯜꯆꯔ ꯏꯅꯥꯛ ꯈꯨꯜꯂꯤ ꯑꯗꯨ ꯇꯧꯏ ꯄꯨꯊꯣꯛꯄꯗꯤ ꯉꯝꯗꯦ ꯃꯆꯥ ꯃꯁꯨ ꯁ꯭ꯃꯣꯜ ꯁ꯭ꯀꯦꯜ ꯏꯟꯗꯁꯇ꯭ꯔꯤꯒꯤ ꯇꯥꯏꯞꯇ ꯈꯔ ꯈꯔ ꯇꯧꯔ ꯄꯨꯊꯣꯛꯆꯔꯤꯕꯁꯤ ꯅꯠꯇꯅ ꯑꯗꯣ ꯍꯧꯖꯤꯛ ꯍꯥꯏꯕꯒꯤ ꯋꯥꯅꯤ ꯑꯩꯈꯣꯏꯒꯤ ꯁꯤꯗꯩꯗ ꯋꯥꯔꯦꯞ ꯅꯝꯕꯔ 13-23 ꯁꯨꯕꯗꯒ ꯌꯥꯎꯔꯤꯕ ꯅꯤꯉꯣꯜ ꯆꯥꯛꯀꯧꯕꯒꯤ ꯃꯇꯥꯡ ꯌꯥꯎꯔꯤ ꯑꯩꯈꯣꯏꯅ ꯀꯩꯅꯣ ꯇꯧꯔꯤꯕ ꯁꯤꯁꯤꯗ ꯇꯧꯐꯝ ꯊꯣꯛꯄꯅꯤ ꯑꯗꯨꯕꯨ ꯄꯤꯒꯗꯧꯔꯤꯕ ꯈꯨꯗꯣꯟ ꯄꯣꯠꯁꯦ ꯁꯣꯝ ꯅꯥꯀꯟꯗꯅ ꯑꯍꯣꯡꯕ ꯄꯣꯠ ꯗꯔꯀꯥꯔ ꯂꯩꯕ ꯃꯌꯥꯝ ꯑꯃ ꯃꯄꯥꯟꯗꯩ ꯖꯣꯕ ꯁꯨꯝ ꯊꯥꯖꯤꯜꯂꯛꯑꯦꯕ ꯑꯩꯈꯣꯏꯗ ꯄꯨꯊꯣꯛꯆꯔꯤꯕꯁꯦ ꯐꯤꯁꯥꯕꯤꯁꯤꯡꯅ ꯐꯅꯦꯛ ꯑꯃ ꯃꯩꯇꯩ ꯐꯅꯦꯛ ꯑꯃ ꯁꯥꯕ ꯃꯇꯝꯗ ꯇꯣꯡꯉꯤꯁꯦ ꯂꯨꯄꯥ 5-10ꯗꯩ ꯍꯦꯟꯅ ꯇꯣꯡꯉꯛꯇ꯭ꯔꯕ ꯃꯇꯝꯅꯦꯕ ꯃꯔꯝꯗꯤ ꯑꯩꯈꯣꯏꯗ ꯂꯁꯤꯡ ꯊꯥꯗꯅ ꯂꯪ ꯅꯥꯏꯕꯒꯤ ꯀꯜꯆꯔꯗꯨ ꯃꯥꯡꯈ꯭ꯔꯕ ꯂꯝ ꯑꯃꯅꯦꯕ ꯂꯁꯤꯡ ꯈꯔꯒ ꯄꯨꯊꯣꯛꯇꯨꯅ ꯂꯪ ꯅꯥꯏꯔꯝꯕꯗꯣ ꯑꯍꯣꯡꯕ ꯂꯪꯁꯦ ꯖꯕ ꯁꯨꯝ ꯄꯤꯁꯜꯂꯒ ꯂꯁꯤꯡꯒꯤ ꯀꯜꯆꯔ ꯃꯨꯠꯊꯣꯛꯈ꯭ꯔꯀꯥꯟꯗ ꯇꯞ ꯇꯞꯅ ꯑꯩꯈꯣꯏꯒꯤ ꯏꯀꯣꯅꯣꯃꯤꯁꯦ ꯈꯨꯗꯨꯝ ꯆꯟꯈ꯭ꯔꯕꯅꯦꯕ ꯑꯗꯨꯅ ꯏꯟꯀꯝ ꯌꯦꯡꯀꯥꯟꯗ ꯑꯦꯛꯁꯄꯦꯟꯗꯤꯆꯔ ꯇꯧꯁꯦꯕ ꯏꯅꯥꯛ ꯀꯩꯔꯥꯛ ꯈꯨꯟꯕ ꯄꯩꯁꯥ ꯌꯥꯝ ꯄꯥꯏꯕ ꯀꯥꯡꯕꯨꯅ ꯇꯧꯅꯤꯡꯕ ꯃꯌꯥꯝ ꯑꯃ ꯇꯧꯔꯛꯄꯗꯣ ꯃꯗꯨ ꯑꯩꯈꯣꯏꯅ ꯊꯤꯡꯉꯨꯕ ꯉꯝꯗꯦꯕ ꯑꯗꯨꯕꯨ ꯍꯥꯏꯕ ꯇꯥꯕꯅꯤ ꯃꯔꯝꯗꯤ ꯂꯝꯗꯝꯁꯤꯒꯤ ꯒ꯭ꯔꯨꯞ ꯑꯃ ꯑꯣꯏꯅ ꯂꯩꯃꯤꯟꯅꯔꯕꯅꯤ나 ꯂꯣꯟꯅ ꯇꯧꯗꯦꯕ ꯑꯩꯅ ꯅꯍꯥꯟꯃꯨꯛ ꯍꯥꯏꯖꯈꯤꯕꯅꯦ ꯂꯨꯍꯣꯡꯕ ꯍꯥꯏꯕꯁꯦ ꯃꯆꯥꯅꯨꯄꯥꯗꯨꯒ ꯃꯆꯥꯅꯨꯄꯤꯗꯨꯒ ꯂꯨꯍꯣꯡꯕꯒꯤ ꯊꯧꯔꯝꯅꯤ ꯑꯗꯨ ꯑꯣꯏꯇꯥꯔꯒꯁꯨ ꯂꯩꯕꯥꯛ ꯌꯥꯎꯔꯤ ꯂꯩꯀꯥꯏ ꯌꯥꯎꯔꯤ ꯍꯥꯏꯕꯁꯤ ꯈꯪꯃꯤꯟꯅꯕ ꯑꯃ ꯆꯪꯉꯦꯕ ꯃꯣꯏ ꯈꯛꯇꯒꯤ ꯂꯨꯍꯣꯡꯕ ꯅꯠꯇꯦꯕ ꯂꯣꯟꯅ ꯃꯤ ꯇꯥꯗꯕ ꯂꯝ ꯑꯃꯗ ꯍꯣꯡꯉꯨꯕ ꯅꯠꯇꯦꯕ ꯕꯥꯇꯣꯟ ꯇꯧꯗꯨꯅ ꯃꯌꯥꯝ ꯑꯃ ꯆꯪꯉꯦ ꯑꯃ ꯇꯧꯔꯤ ꯑꯩꯈꯣꯏꯒꯤ ꯉꯝꯕꯒꯤ ꯍꯣꯡꯖꯕꯅꯦ ꯅꯣꯏ ꯉꯝꯗ꯭ꯔ ꯇꯣꯛꯑꯣ ꯍꯥꯏꯕꯗꯣ ꯃꯗꯨ ꯌꯥꯗꯕ ꯑꯃ ꯂꯩ ꯃꯔꯝꯗꯤ ꯂꯩꯕꯥꯛ ꯃꯤꯌꯥꯝ ꯍꯥꯏꯕ ꯑꯩꯈꯣꯏ ꯂꯩꯕꯥꯛ ꯑꯃ ꯌꯥꯎꯕꯅꯤꯅ ꯑꯗꯨꯅ ꯑꯩꯈꯣꯏꯒꯤꯗꯤ ꯏꯟꯀꯝꯁꯨ ꯂꯩꯇ꯭ꯔꯕ ꯌꯥꯝ ꯄꯤꯛꯄ ꯀꯩꯅꯣ ꯑꯃꯅꯤ ꯑꯗꯨ ꯑꯩꯈꯣꯏꯒꯤꯗꯤ ꯑꯗꯨꯅ ꯆꯠꯅ ꯂꯣꯟꯆꯠ ꯉꯁꯥꯏ ꯑꯣꯖꯥꯅꯁꯨ ꯌꯥꯝ ꯐꯖꯅ ꯊꯝꯕꯤꯔꯝꯃꯤ ꯑꯩꯈꯣꯏꯒꯤ ꯀꯜꯆꯔꯦꯜ ꯑꯦꯄ꯭ꯔꯤꯁꯤꯌꯦꯁꯟ ꯀꯣꯔꯁꯅꯆꯤꯡꯕ ꯇꯧꯕ ꯗꯔꯀꯥꯔ ꯂꯩ ꯍꯥꯏꯕꯗꯤ ꯀꯔꯤꯅꯣ ꯍꯥꯏꯀꯥꯟꯗ ꯀꯜꯆꯔ ꯍꯥꯏꯕꯁꯤ ꯀꯩꯅꯣ ꯍꯥꯏꯕꯁꯤ ꯈꯪꯍꯟꯕꯅꯤ ꯑꯩꯈꯣꯏꯒꯤ ꯅꯥꯠ ꯍꯥꯏꯕꯁꯤ ꯀꯩꯅꯣ ꯈꯪꯗꯅꯗꯤ ꯀꯃꯥꯏꯅ ꯑꯩꯈꯣꯏ ꯌꯣꯛꯈꯠꯀꯗꯒꯦ ꯍꯥꯏꯕꯁꯤꯅꯤ ꯑꯩꯈꯣꯏꯒꯤ ꯅꯥꯠꯁꯦ ꯑꯩꯈꯣꯏꯗ ꯌꯥꯎꯖꯔꯛꯏꯕ ꯐꯖꯕ ꯃꯌꯥꯝ ꯀꯥꯡꯂꯨꯞ ꯑꯃꯒꯤ ꯂꯩꯔꯤꯕ ꯅꯥꯠ ꯈꯨꯗꯤꯡꯃꯛꯁꯦ ꯀꯥꯡꯂꯨꯞꯇꯒꯤꯗꯤ ꯌꯥꯝ ꯐꯖꯔꯕꯅꯦꯕ ꯑꯗꯨꯕꯨ ꯁꯤꯒꯤ ꯐꯖꯕꯁꯦ ꯀꯔꯤꯅꯣ ꯃꯄꯥꯟꯒ ꯑꯩꯈꯣꯏꯒ ꯀꯔꯤ ꯈꯦꯠꯅꯔꯤꯕꯒꯦ ꯆꯠꯅꯕꯤꯗꯨꯅ ꯀꯔꯤꯅꯣ ꯍꯥꯏꯕꯁꯤ ꯁꯦꯡꯅ ꯈꯪꯍꯟꯕ ꯑꯃ ꯆꯪꯉꯦꯕ ꯈꯪꯗꯅ ꯃꯃꯤ ꯍꯥꯏꯅ ꯀꯧꯔꯒ ꯅꯥꯠ ꯉꯥꯛꯄꯗꯗꯤ ꯈꯤꯇꯪ ꯕꯦꯔꯥ ꯂꯥꯛꯑꯦꯕ ꯃꯔꯝꯗꯤ ꯂꯣꯟ ꯍꯥꯏꯕꯁꯦ ꯌꯥꯝ ꯃꯔꯨ ꯑꯃꯅꯦꯕ ꯑꯣꯏꯕ ꯑꯃꯅꯦꯕ ꯐꯤꯖꯦꯠꯇꯤ ꯐꯅ ꯍꯣꯡꯈꯤꯕ ꯌꯥꯏ ꯀꯣꯏ ꯍꯥꯞꯆꯤꯟꯈꯤꯕ ꯌꯥꯏ ꯈꯨꯗꯤ ꯊꯤꯕꯗ ꯑꯌꯣꯏ ꯃꯥ ꯍꯥꯏꯗꯕ ꯌꯥꯔꯣꯏꯑꯕ ꯏꯪꯂꯤꯁꯇ ꯃꯥ ꯑꯣ ꯃꯥꯝ ꯀꯥꯏꯅ ꯇꯧꯔꯛꯑꯣꯏꯑꯕ ꯌꯦꯡꯕꯤꯌꯨꯀꯣ ꯑꯗꯨꯝ ꯂꯣꯜꯂꯁꯨ ꯌꯥꯔꯣꯏꯗꯕꯅꯦꯕ ꯂꯣꯟ ꯍꯥꯏꯕꯁꯦ ꯃꯁꯥꯒꯤ ꯄꯣꯛꯄꯗꯒꯤ ꯌꯧꯔꯛꯑꯕ ꯍꯥꯏꯕꯁꯦ ꯑꯗꯨꯅ ꯅꯥꯠꯀꯤ ꯃꯆꯥꯛꯁꯤꯡꯁꯤ ꯁꯦꯡꯅ ꯈꯪꯍꯟꯅꯅꯕꯒꯤꯗꯃꯛꯇ ꯑꯣꯖꯥꯅ ꯊꯝꯕꯤꯔꯝꯕ ꯄꯣꯠꯇꯨꯃ ꯑꯣꯖꯥ ꯅꯕꯀꯨꯃꯥꯔ ꯄꯣꯠꯁꯤꯃ ꯌꯥꯝ ꯐꯖꯅ ꯁꯄꯣꯔꯠ ꯇꯧꯖꯩ ꯃꯅꯤꯄꯨꯔꯒꯤ ꯇꯣꯉꯥꯟꯕ ꯀꯥꯡꯂꯨꯞꯀꯤ ꯂꯩꯔꯤꯕ ꯃꯌꯥꯝꯁꯤꯡ ꯑꯁꯤꯒꯤ ꯅꯥꯠꯁꯤꯡꯁꯤ ꯇꯁꯦꯡꯅ ꯍꯧꯔꯛꯏꯕ ꯃꯤꯔꯣꯟꯁꯤꯡꯁꯤꯗ ꯈꯪꯍꯟꯕ ꯍꯥꯏꯕ ꯑꯃ ꯆꯪꯉꯤ ꯑꯗꯨꯅꯅꯦ ꯅꯍꯥꯟꯃꯨꯛ ꯑꯩꯈꯣꯏꯅ ꯉꯥꯛꯀꯗꯧꯔꯤꯕ ꯅꯥꯠꯁꯤ ꯀꯔꯝꯕ ꯃꯇꯝꯒꯤ ꯅꯥꯠꯅꯣ ꯀꯥꯏꯅ ꯇꯧꯅꯔꯛꯏꯁꯦ ꯃꯃꯥꯡꯉꯩꯗꯣ ꯉꯥꯛꯇꯧꯔꯤꯕ꯭ꯔꯥ 19 ꯀꯌꯥꯗꯒꯤ ꯍꯧꯔꯛꯄ ꯅꯥꯠꯅꯣ ꯉꯥꯛꯇꯧꯔꯤꯕꯁꯦ ꯀꯥꯏꯅ ꯃꯁꯤ ꯅꯠꯇꯦ ꯍꯣꯡꯉꯛꯁꯅꯨ ꯑꯍꯣꯡꯕꯗꯨꯗꯩꯗ ꯑꯐꯕꯈꯩ ꯂꯧꯁꯤꯟꯁꯤ ꯐꯠꯇꯕꯈꯩ ꯈꯠꯇꯣꯛꯈꯤꯁꯤ ꯍꯦꯟꯅ ꯄꯩꯁꯥ ꯆꯪꯍꯟꯕ ꯑꯩꯈꯣꯏꯒꯤ ꯁꯨꯡꯒꯠꯅꯠꯇ꯭ꯔꯕ ꯑꯩꯈꯣꯏꯒꯤ ꯑꯣꯏꯕ ꯄꯣꯠ ꯁꯨꯡꯑꯣꯏ ꯑꯣꯏꯗ꯭ꯔꯕ ꯃꯔꯤꯡ ꯃꯔꯥꯡꯕꯁꯤꯡꯁꯦ ꯃꯁꯤ ꯈꯛꯇꯪ ꯑꯩꯈꯣꯏ ꯈꯠꯇꯣꯛꯈꯤꯁꯤ ꯈꯠꯇꯣꯛꯃꯤꯟꯅꯅꯕ ꯍꯣꯠꯅꯕ ꯃꯇꯝꯗ ꯃꯌꯥꯝꯒꯤ ꯑꯄꯨꯟꯕꯗꯨ ꯄꯨꯟꯁꯟꯃꯤꯟꯅꯁꯤ ꯑꯗꯨꯒ ꯍꯥꯏꯖꯁꯤ ꯆꯪꯁꯟꯃꯤꯟꯅꯁꯤ ꯑꯣꯏꯍꯟꯅꯅꯕ ꯇꯧꯁꯤ ꯅꯠꯇ꯭ꯔꯒ ꯇꯥꯔꯒꯗꯤ ꯑꯩꯈꯣꯏꯒꯤꯁꯦ ꯁꯨꯝ ꯂꯨꯞꯈꯤꯗꯣꯏꯅꯦ ꯁꯨꯝ ꯂꯨꯞꯈꯤꯗꯅ ꯑꯩꯈꯣꯏ ꯁꯨꯡꯃꯥꯟ ꯃꯥꯟꯗꯕ ꯄꯣꯠ ꯑꯃ ꯊꯣꯛꯂꯛꯀꯗꯣꯏꯅꯦꯕ ꯑꯩꯈꯣꯏꯒꯤꯅꯦ ꯎꯠꯆꯔꯤꯕ ꯄꯣꯠꯇꯨ ꯃꯥꯡꯈ꯭ꯔꯕꯅꯤꯅ ꯃꯤꯒꯤꯗꯨꯅ ꯐꯖꯩꯅ ꯁꯨꯝ ꯂꯧꯁꯟꯈ꯭ꯔꯕꯅꯤꯅ ꯑꯩꯈꯣꯏ ꯁꯨꯡꯅꯠ ꯅꯠꯇꯕ ꯑꯃ ꯊꯣꯛꯂꯛꯀꯅꯤ ꯃꯇꯝꯗꯨꯗ ꯑꯩꯈꯣꯏꯒꯤ ꯂꯩꯔꯤꯕ ꯐꯨꯔꯨꯞꯁꯦ ꯂꯣꯏꯔꯦ
loire haujisu kanabo honari nakan namrom dagi su adum ithanda loisan jadaini masi punna gyan taminana bagi damaktani nahau ering dagi haibatai ngasahi ni hujik lai kraba miron singda yum lingdna lai kraba kangbu singda di hongan masi war ne ba susan gi bado adugi angang singda di ya gane ba sidagi gyan tara ka di sahi khitang changa ga su akoi semdok pada oithokane na khalli maruina khoi gi pot se yari makai 합전 머상이 마이테이 다발 람시암 야메 로신 저거자 마이테이 다발 람시암 야메 아코이 세다 머니푸르다 레리버시 ഖത്തനത്ത나 동안 동안바 머니푸르기 юм탕나바 스테트싱 레박싱 마이테이 타이 마코이기 루홍바 공동바 사나비 마얌 토보세 동알리 마두 아코이나 사우르바 야데 머름디 lamdamduda satliba sanalon sat ama yumthang nariba muhutina ba loliba manada ba kangphu dugi yenge harkanda makoisu yana wa mawong amada matam gi no hongdok kiba ngatani akoi facebook da kari da kaida yam thengnei sibu kani no tawrisibu adu tawrisibu migi lamgi akoi hana semdok seba manipur sida mo yengan seba akoi di sem da ba mingonda seiba do kana deba lamdam sigi sanalon sat ama phajana semausi akoi da yengaksano akoi gi sanabido sini je moida taksi moi adum semdok jagineba 노이디 떡기 떡드나 노이너부 헬리네 하글에바 강고 마나 아두고 마야암 싱도 오이드나 바 마름디 마니푸르 하이베세 동안 바 모이나 옌게 이브네 코이다 이말레 박세 가마인 떠르게세 모이나 야암나 카노니 옌제니 카이땅 쇼이르비기다 막다 코이나 세비가도 버나테 아코이기 마톡 타만세 아코이 사네비제 실레라바니 샤이봉니 시기 모공시니 파즈나 강한시 아둠 자네저키니 브라마하델레리바 마이테이나가 떠보 마탐다 पैसा थाबगी चनीबीगे लै पोंते अखोई देखता चाइसनरी से रुमान ममम मोय थमिनी अदु ओइना थाब खोइरम दु गतनी चनरी से अदु दि लौसे हाइरोएबा मिगी अखोइगी फजबदु लैरेबा मखोइगिसु हाइबदि लमचत चनबी व्यवहार रोम द ओइना भक्ति रोम द ओइना संगसन गे हाइबा ताई मैतैगिनी मैतै आदा चनरी बनी पैरा थमिबनी रुमान यामा अदु मोम लौरगा थारोदेनी अमु कनोसिंदुना अरांगबम हाइतारे अमुक खोमजलगा अमुक थमदोइनी अदु अदुम चंगा थादेनी पैसागा यावबा जानेते चनेबिगी फजबा मयाम अमसु मपानदसु लैयबा अखोइना उदबगी वानेबा अदुना अखोइरोमदा येंगागा अखोइगी तौसि तमनबा होनसि अखोइ हाना सेमसि अदुगा ngasiगी लौगदोरिबा वारेपसिंग असे तारातरे सुबो फाव आइगी खुत्ता फंगजै लैबसिंग असे लोइनम कैनो ngakतनी मसिदगी अदुमक हाइरबसिंग असे सनरबो होनबा मतमदा अखोइगी अपुनबा वाखलोन अदु थमिनसि मनपुर कन्मिनसि हाइबा वाखलोन सि थमजरकांदा पुनम पोखुरमजगे Thakasari sir, Associate Professor MU, Muna Panjarabda sir, Zirom Ras Ketan, Yamna Marik Shumba Wapam Singh, Nungi Wakalon, Eki Samasa Sida, Satna Gadaba, the Gisanaba Yadaba, Tarom Singi Matang, the Yamna Marik Shumda, Miam, the Tambirami, handing I later Nasabu, Mukana Tagat Java Pondoksari, Matanga City Koksinzagi, Ikai Kumnazariba. Tamon Narendra Ningomba cultural activists Lengkat Pirakna Nolog na ning Singzari Luraba Laibaki oiba mipam ngasi phamiba mipam masina lakaduriba tunglam chatta anu womayol ma purna ba honar pagi wakal pandam aikoi gi kang khong chairaba khunai lon asida kari no khoi ngasi semjin gaduriba sajin gaduriba aikoi gi mang da tokdaba yada dana leiriba mayam punamuk sing asi kari no haibagi yamna maru oiba khana nainaba mipam masigi ngasigi moderator gi phampam lang de lengsin bi bi kai kumna jerbe sir mang de lengsin bi ba hiram kaya da maipu na duna mi kok thong na lakpi ba mangjin thari ba khwai tengsin bi ba pumna maksing adu loina na tokai ba lekai ikhunggang kaya dagi lakpiba lup kaya singi lusing basing aduga thawai yawbiriba khwai tara pumnamak singbu lepsariba mafam masidagi miyamgi khong sokna khurumjari khanjaraga mayamu
ikai khumnabu utsari ai khachitang nganna laksagadabani ngasi si aruba mifam ama pangthoi singi silinau mayam sing maru oina naga singi lariba maru mapang mayam singa aruba wafam khara khana nainabagi mifam ama ngasai ai pung mapandagi haujabani aduna ai ji hobe hobe laknanabu honaba matamda oja kanana karimba wafam thambigrabage kari kari nainagrage haibana singba sing adu aigonda taja hogdaba khangja hogdabagi aigi asoiba ohoba man leire aina haijaninba aigi wakalda mongakpa wafam khardangdi mayamda thamjagadoribo wafam asina kari haigadage hanjinba oina thoabasu madu miyamna aibu ngakpiyu apangmani khanbiyu haidana ai thamjage aikoigi manipur se som yengakpani aikoina yengpa matamda aikoi si kang khong saiba khando khak oina leira aba mating leiramba mayam sing asi puari da oina leiba aduga ngasi makti aikogi iting sing adu kadai de leiribagi haisi khangbada waraba mankhatpam khangdrabada thidokpada langjin khangdraba adugum laba khunai gi punsiro lamada aikoi se tawdana leire aikoina aikogi nat aikoina aikogi saktam aikoina aikoigi khudimak ipa ipu singna thambiramba punamak sing ase kanana tasilibage kanana madubu khomjillibage kanana madubu machu mamen mangdanabagi damakta yokdra thamibage haibase khudom bi thinba ngamaktraba matam ama oirakpa sina kari kairi aikogi integrity de kairi sina kari kairi aikoigi apunbagi saktambar se akoi mangchilakli ni bane aikoina singtamgi phajraba idea of manipur gi leiba wakhalon singdu ngaktang nakanda thanam gi seba aikoi se kyam pullabage aina aigi imungda aina aigi laikai aina aigi yumlon kairon nabada kaya yamna aikoi si naksin nana kaya yamna aikoi si londin nana kaya yamna aikoi si mateng pangnana nungsina leiminare bage haibase masi thidokpada aikoi yamna awaba mu oigani ngasigi research toriba nahasing asina aikoi khunai asigi oirakliba honglakliba masak aikoi mentality aduga aikoi leiriba khudimak singase aigi singlida ipa ipu isi kaya yamna sili bage aduga aigi singlida aigi wakalda ipa ipu sing yenglamba miyengi singdo kaya yamna pai bage haibase thidokpa matamda aikoi yamna wana thogani maduda research toba angang maraibak thidorini PhD phangma ngamoi maramdi khudamje wari oina leiba ahingba oina leirektraba library da oina leiba ahingba saktam oina leirektraba adum laba khunai punsi mahing amada aikoi sing asi se taurga leire aikoina aikogi nat pu masak khangaktraba aina aigi identity bu masak khangaktraba adu ibutabadi kadai dagino akoigi unity akoina ngangi akoina lauriba we are talking about our unity our integrity but wahangsi thorokpa matamda aikoi madugi pakum pina bagi damakta aikoi isada madugi ready du leiteba readiness oideba matam amada laikai amada thogdo ama thokpada imung amada karigumba magi thorum ama pangthoknanaba honaba khudam ama oina hairabada leitabagi leihun tambagi aduga mahaki pangthokpam thokpa pangthokadaba luhongba khongdongba leiriba punamak sing asi karigumam thorpa matamda imung dugi mi amatan wade kaina gibadugi waramba yai macha ningol aduna atopam ta sagai hongdana satkibagi nungaitaba fauramba yai amaromda anowa yumba lonlogi punsironda sangna nabagi dangta mama mapaduna thaujal pibidana onthongna nungaiba adugumba numit ama oirambadi yai adugi nungaiba adugi awaba punamak sing ado imung adu maranai taiba mamangi matamda si oiramdeba ipaipal sing
ꯏꯃꯥ ꯏꯕꯦꯜꯁꯤꯡ ꯇꯥꯕꯤꯔꯤꯕ ꯈꯨꯗꯤꯡꯃꯛ ꯅꯤꯡꯁꯤꯡꯕꯤꯔꯝꯒꯅꯤ ꯎꯕꯤꯔꯝꯒꯅꯤ ꯍꯧꯔꯛꯄ ꯅꯍꯥꯔꯣꯟꯁꯤꯡ ꯅꯠꯇꯅ ꯊꯧꯗꯣꯛ ꯑꯃ ꯊꯣꯛꯄ ꯃꯇꯝꯗ ꯌꯨꯝꯂꯣꯟ ꯀꯩꯔꯣꯟꯅꯕ ꯇꯣꯛꯊꯣꯛꯑꯒ ꯂꯩꯀꯥꯏꯗꯨꯗ ꯂꯩꯔꯤꯕ ꯃꯌꯥꯝ ꯄꯨꯝꯅꯃꯛꯁꯤꯡꯁꯦ ꯃꯥꯒꯤ ꯃꯌꯨꯝꯗ ꯂꯩꯕ ꯊꯥꯡꯖꯧ ꯌꯣꯄꯥꯛ ꯄꯩꯌꯥ ꯋꯥ ꯃꯊꯧ ꯍꯦꯛ ꯇꯥꯕ ꯈꯨꯗꯤꯡꯃꯛꯁꯤꯡ ꯑꯁꯦ ꯃꯥꯒꯤ ꯃꯌꯨꯝꯗꯒꯤ ꯄꯨꯔꯒ ꯊꯧꯗꯣꯛ ꯊꯣꯛꯀꯗꯧꯔꯤꯕ ꯏꯃꯨꯡꯗ ꯆꯪꯉꯒ ꯄꯨꯟꯅ ꯊꯕꯛ ꯇꯧꯃꯤꯟꯅꯔꯝꯃꯦ ꯍꯥꯏꯕ ꯃꯥꯡꯇꯣꯛ ꯈꯟꯃꯤꯟꯅꯔꯝꯃꯦ ꯍꯥꯏꯕ ꯄꯨꯟꯅ ꯑꯩꯈꯣꯏ ꯊꯕꯛ ꯄꯥꯡꯃꯤꯟꯅꯔꯝꯃꯦ ꯍꯥꯏꯕ ꯉꯁꯤ ꯀꯗꯥꯏꯗ ꯃꯥꯡꯈ꯭ꯔꯒꯦꯕ ꯑꯃꯠꯇꯁꯨ ꯍꯪꯅꯗꯦ ꯊꯧꯗꯣꯛ ꯊꯣꯛꯄ ꯅꯨꯃꯤꯠ ꯑꯗꯨꯗꯩꯗ ꯃꯄꯥꯟꯗꯒꯤ ꯂꯥꯛꯄ ꯃꯤꯗꯧꯅ ꯊꯧꯗꯣꯛ ꯍꯧꯔꯛꯑꯕ ꯃꯇꯨꯡ ꯂꯣꯏꯔꯝꯗꯥꯏꯗꯨꯗ ꯉꯥꯛꯇꯪ ꯐꯨꯠ ꯂꯥꯎꯅ ꯆꯪꯉꯝꯃꯒ ꯃꯁꯛ ꯎꯠꯇ꯭ꯔꯗꯤ ꯅꯨꯡꯉꯥꯏꯇꯦ ꯍꯥꯏꯕꯒꯤ ꯋꯥꯈꯜꯂꯣꯟꯗ ꯂꯥꯛꯏꯕꯁꯤꯗꯕꯨ ꯀꯗꯥꯏꯗꯒꯤ ꯌꯨꯅꯤꯇꯤꯅꯣ ꯁꯤꯗꯕꯨ ꯀꯗꯥꯏꯗꯒꯤ ꯑꯩꯈꯣꯏ ꯑꯄꯨꯟꯕ ꯑꯣꯏꯗꯣꯏꯅꯣ ꯁꯤ ꯀꯗꯥꯏꯅ ꯃꯥꯡꯍꯜꯂꯛꯏꯅꯣ ꯑꯩꯅ ꯑꯩꯒꯤ ꯏꯄꯥ ꯏꯄꯨꯅ ꯊꯝꯕꯤꯔꯝꯕ ꯌꯦꯡꯕꯤꯔꯝꯕ ꯋꯥꯈꯜ ꯄꯔꯤꯡ ꯃꯤꯠꯌꯦꯡ ꯑꯗꯨ ꯂꯣꯏꯅ ꯃꯥꯡꯖꯤꯜꯂꯛꯄ ꯑꯩꯅ ꯑꯩꯒꯤ ꯑꯥꯏꯗꯦꯟꯇꯤꯇꯤ ꯃꯁꯛ ꯈꯪꯉꯛꯇꯕ ꯑꯩꯅ ꯑꯩꯒꯤ ꯅꯥꯠ ꯁꯛꯇꯝꯁꯤ ꯃꯁꯛ ꯈꯪꯉꯛꯇ꯭ꯔꯕ ꯃꯇꯝꯗ ꯀꯗꯥꯏꯗꯒꯤꯅꯣꯕ ꯑꯩꯈꯣꯏꯅ ꯌꯨꯅꯤꯇꯤꯒꯤ ꯋꯥ ꯉꯥꯡꯉꯤꯁꯦ ꯏꯀꯥꯏꯕ ꯐꯥꯎꯋꯦꯕ ꯑꯩꯈꯣꯏꯗꯤ ꯌꯨꯅꯤꯇꯤꯒꯤ ꯋꯥ ꯄꯜꯂꯛꯄ ꯃꯇꯝꯗ ꯃꯔꯝꯗꯤ ꯑꯩ ꯌꯨꯅꯥꯏꯠ ꯇꯧꯕ ꯉꯝꯗꯦ ꯑꯩꯅ ꯑꯩꯒꯤ ꯌꯨꯝꯂꯣꯟꯅꯕꯗꯨꯒ ꯑꯩꯅ ꯅꯛꯁꯤꯟꯅꯕ ꯉꯝꯗꯦꯕ ꯑꯗꯨ ꯑꯣꯏꯇꯥꯔꯒꯗꯤ ꯑꯩꯈꯣꯏ ꯀꯃꯥꯏꯅ ꯇꯧꯗꯣꯔꯤꯒꯦꯕ ꯑꯥꯏꯗꯤꯌꯥ ꯑꯣꯐ ꯃꯅꯤꯄꯨꯔꯗꯨ ꯉꯥꯛꯇꯪ ꯊꯝꯈꯤꯕꯒꯤ ꯋꯥꯅꯦꯕ ꯑꯗꯨ ꯑꯃꯨꯛ ꯄꯨꯁꯜꯂꯛꯑꯒꯦꯕ ꯍꯧꯖꯤꯛ ꯏꯄꯥ ꯏꯄꯨꯁꯤꯡꯅ ꯑꯩꯈꯣꯏꯒꯤ ꯑꯍꯜ ꯂꯃꯟꯁꯤꯡꯅ ꯃꯅꯤꯄꯨꯔ ꯍꯥꯏꯕ ꯄꯣꯠ ꯑꯁꯤ ꯌꯨꯅꯤꯌꯟ ꯇꯦꯔꯤꯇꯣꯔꯤꯗ ꯄꯥꯔꯠꯁꯤ ꯏꯁꯇꯦꯠ ꯑꯃ ꯑꯣꯏꯅ ꯂꯩꯔꯝꯕꯗꯒꯤ ꯏꯁꯇꯦꯠꯍꯨꯠ ꯐꯪꯅꯅꯕ ꯍꯣꯠꯅꯔꯛꯄ ꯉꯁꯤꯗꯤ ꯃꯄꯨꯡ ꯐꯥꯕ ꯐꯨꯜ ꯐ꯭ꯂꯦꯖꯦꯠ ꯏꯁꯇꯦꯠ ꯑꯃ ꯑꯣꯏꯔꯛꯑꯕꯒ ꯍꯧꯖꯤꯛ ꯆꯪꯁꯤꯜꯂꯛꯏꯕ ꯍꯧꯖꯤꯛ ꯊꯦꯡꯅꯔꯛꯏꯕ ꯂꯥꯜ ꯃꯌꯥꯝꯅ ꯊꯦꯡꯅꯔꯤꯕꯁꯤꯅꯤꯅꯦ ꯃꯌꯥꯝꯅ ꯑꯩꯅ ꯍꯥꯏꯖꯔꯨꯗ꯭ꯔꯒꯁꯨ ꯃꯌꯥꯝꯅ ꯍꯦꯟꯅ ꯈꯪꯕꯤꯔꯤꯕꯗꯨꯅꯤ ꯑꯩꯈꯣꯏꯒꯤ ꯑꯥꯏꯗꯤꯌꯥ ꯑꯣꯐ ꯃꯅꯤꯄꯨꯔꯁꯤ ꯊꯨꯒꯥꯏꯅꯅꯕ ꯍꯣꯠꯅꯔꯛꯏꯕ ꯄꯣꯠ ꯑꯃꯅꯦ ꯁꯤ ꯀꯔꯤꯗꯒꯤꯅꯣ ꯁꯤꯃꯛꯇꯗ ꯑꯩꯈꯣꯏ ꯃꯁꯦꯜꯃꯛꯇꯗ ꯇꯣꯈꯥꯏꯅ ꯇꯥꯟꯅꯕꯒꯤ ꯋꯥꯈꯜꯂꯣꯟ ꯂꯥꯛꯏꯕꯁꯦ ꯑꯩꯕꯨ ꯍꯥꯏꯖꯧ ꯍꯥꯏꯔꯕꯗꯤ ꯑꯩꯈꯣꯏꯁꯦ ꯀꯗꯥꯏꯗꯅꯣ ꯍꯣꯔꯦ ꯑꯩꯈꯣꯏꯅ ꯇꯧꯒꯗꯕ ꯊꯕꯛꯇ ꯇꯧꯗ꯭ꯔꯦ ꯑꯩꯈꯣꯏꯅ ꯈꯟꯒꯗꯕ ꯃꯤꯠꯌꯦꯡꯗ ꯌꯦꯡꯒꯗꯕ ꯃꯤꯠꯌꯦꯡꯗ ꯌꯦꯡꯗ꯭ꯔꯦ ꯈꯟꯒꯗꯕ ꯋꯥꯈꯜꯗꯨ ꯈꯟꯗ꯭ರೆ ꯑꯩꯒꯤ ꯍꯥꯏꯕ ꯄꯣꯠ ꯑꯩꯒꯤ ꯈꯨꯗꯣꯡꯆꯥꯕ ꯄꯣꯠ ꯑꯩꯒꯤ ꯍꯥꯏꯕ ꯄꯣꯠ ꯑꯁꯤꯅ ꯃꯥꯡꯗ ꯊꯝꯃꯒ ꯊꯕꯛ ꯇꯧꯈꯤꯕꯗꯅ ꯃꯔꯝ ꯑꯣꯏꯔꯒ ꯑꯩꯈꯣꯏ ꯍꯥꯏꯕꯁꯤ ꯀꯥꯎꯊꯣꯛꯈ꯭ꯔꯦ ꯑꯩꯈꯣꯏꯁꯤ ꯀꯥꯎꯊꯣꯛꯈ꯭ꯔꯕ ꯃꯇꯨꯡꯗꯒꯤꯗꯤ ꯑꯄꯨꯟꯕꯒꯤ ꯁꯛꯇꯝꯗ ꯄꯨꯡꯀꯥꯏ ꯀꯥꯏꯕ ꯁꯂꯥꯛ ꯁꯥꯔꯕ ꯑꯗꯨꯒꯨꯝꯂꯕ ꯈꯨꯟꯅꯥꯏ ꯑꯃ ꯉꯁꯤꯗꯤ ꯑꯣꯏꯔꯦ ꯏꯄꯥ ꯏꯄꯜꯁꯤꯡ ꯑꯩꯕꯨ ꯇꯥꯛꯄꯤꯕ ꯉꯝꯕ ꯏꯃꯥ ꯏꯕꯦꯜꯁꯤꯡ ꯑꯩꯅ ꯃꯁꯤꯃꯇꯪꯗꯤ ꯊꯝꯖꯅꯤꯡꯉꯤ ꯑꯩꯈꯣꯏꯒꯤ ꯅꯥꯠꯁꯦ ꯑꯩꯈꯣꯏꯅ ꯍꯥꯏꯔꯤꯕ ꯑꯩꯈꯣꯏꯅ ꯀꯜꯆꯔ ꯍꯥꯏꯌꯦꯕ ꯑꯩꯈꯣꯏꯅꯗꯤ ꯋꯥ ꯉꯥꯡꯕꯗ ꯀꯜꯆꯔ ꯍꯥꯏꯌꯦꯕ ꯀꯜꯆꯔ ꯍꯥꯏꯕ ꯄꯣꯠ ꯑꯁꯤꯒꯤ ꯗꯤꯐꯤꯅꯤꯁꯟ ꯑꯁꯤ ꯄꯤꯕꯗ ꯌꯥꯝ ꯋꯥꯕ ꯄꯣꯠꯅꯦꯕ ꯉꯁꯤꯃꯛꯁꯨ ꯃꯁꯤꯒꯤ ꯆꯞ ꯆꯥꯕ ꯀꯜꯆꯔꯒꯤ ꯗꯤꯐꯤꯅꯤꯁꯟꯁꯦ ꯁ꯭ꯋꯥꯏꯗ ꯂꯩꯔꯦ ꯍꯥꯏꯗꯅ ꯍꯥꯏꯕꯗ ꯍꯦꯛꯇ ꯂꯨꯕ ꯄꯣꯠ ꯑꯃꯅꯤ ꯆꯥꯎꯈ꯭ꯔꯕ ꯄꯣꯠ ꯑꯃꯅꯦꯕ ꯑꯗꯨꯕꯨ ꯑꯩꯈꯣꯏꯒꯤ ꯅꯥꯠ ꯁꯛꯇꯝ ꯍꯦꯛ ꯍꯥꯏꯔꯀꯥꯟꯗ ꯖꯒꯣꯏ ꯏꯁꯩ ꯊꯧꯔꯝꯗ ꯄꯥꯡꯊꯣꯛꯏꯕ ꯁꯪꯀ꯭ꯔꯤꯇꯟꯒꯤ ꯑꯗꯨꯒꯤ ꯑꯗꯥꯒꯤ ꯄꯔꯐꯣꯔꯃꯤꯡ ꯑꯥꯔꯠ ꯐꯣꯝꯁꯦ ꯑꯁꯤ ꯈꯛꯇꯗ ꯑꯩꯈꯣꯏꯅ ꯅꯥꯠ ꯁꯛꯇꯝ ꯑꯩꯈꯣꯏꯒꯤ ꯀꯜꯆꯔ ꯑꯣꯏꯅ ꯎꯔꯦꯕ ꯑꯁꯦꯡꯕꯗꯤ ꯃꯁꯤ ꯅꯠꯇꯦ ꯖꯒꯣꯏꯗꯤ ꯁꯥꯅꯤꯡꯕ ꯃꯑꯣꯡꯗ ꯍꯣꯏ ꯃꯗꯨꯒꯤꯁꯨ ꯑꯩ ꯁꯤ ꯍꯥꯏꯖꯩ ꯍꯥꯏꯗꯅ ꯑꯩꯒꯤ ꯁꯣꯏꯈꯤꯕ ꯉꯥꯡꯈꯤꯕ ꯄꯨꯝꯅꯃꯛ ꯉꯥꯛꯄꯤꯌꯨ ꯑꯩꯅ ꯍꯦꯟꯖꯤꯟꯈꯤꯕ ꯌꯥꯎꯔꯁꯨ ꯖꯒꯣꯏꯗꯤ ꯏꯄꯥ ꯏꯄꯨꯗ ꯁꯦꯝꯒꯠꯂꯝꯃꯕꯅꯤ ꯑꯩꯈꯣꯏꯒꯤꯅꯦꯅ ꯂꯩꯖꯔꯕꯅꯤ ꯑꯩꯈꯣꯏꯒꯤ ꯖꯒꯣꯏ ꯔꯥꯁ ꯑꯩꯈꯣꯏꯒꯤ ꯅꯠ ꯁꯪꯀ꯭ꯔꯤꯇꯟ ꯐꯖꯈ꯭ꯔꯕ ꯃꯁꯛ ꯑꯃꯅꯤ ꯌꯨꯅꯦꯁꯀꯣꯅ ꯃꯁꯤꯒꯤ ꯄꯣꯠ ꯑꯁꯤ ꯌꯥꯝꯅ ꯃꯔꯨ ꯑꯣꯏꯕ ꯄꯣꯠ ꯑꯃꯅꯦꯗꯅ ꯃꯁꯤ ꯑꯩꯈꯣꯏ ꯁꯛꯈꯪꯕꯤꯗꯅ ꯔꯤꯀꯒꯅꯥꯏꯖ ꯇꯧꯗꯨꯅ ꯂꯩꯔꯕꯅꯤ ꯑꯩꯈꯣꯏꯒꯤ ꯄꯨꯡ ꯑꯩꯈꯣꯏꯒꯤ ꯊꯤꯌꯦꯇꯔ ꯑꯩꯈꯣꯏꯒꯤ ꯂꯤꯂꯥ ꯑꯩꯈꯣꯏꯒꯤ ꯐꯤꯂꯝ ꯑꯩꯈꯣꯏꯒꯤ ꯏꯁꯩ ꯈꯨꯗꯤꯡꯃꯛꯁꯤꯡ ꯑꯁꯤꯒꯤ ꯃꯥꯒꯤ ꯇꯣꯞ ꯇꯣꯞꯄ ꯃꯁꯛ ꯑꯃ ꯂꯩꯔꯕꯅꯤ ꯁꯤ ꯈꯛꯇꯕꯨ ꯑꯩꯈꯣꯏꯅ ꯀꯜꯆꯔꯅꯦꯅ ꯂꯧꯒꯗ꯭ꯔꯥ ꯁꯤ ꯈꯛꯇꯕꯨ ꯑꯩꯈꯣꯏꯅ ꯅꯥꯠꯅꯦꯅ ꯂꯧꯒꯗ꯭ꯔꯥ ꯑꯣꯖꯥꯁꯤꯡꯒꯤ ꯃꯤꯡ ꯄꯟꯗꯅ ꯋꯥ ꯉꯥꯡꯕꯁꯤ ꯆꯠꯅꯗꯦ ꯑꯩꯈꯣꯏꯒꯤ ꯈꯨꯟꯅꯥꯏꯗ ꯉꯁꯤꯗꯤ ꯑꯩꯕꯨ ꯇꯝꯕꯤꯔꯛꯄ ꯑꯣꯖꯥ ꯏꯕꯨꯡꯉꯣ ꯑꯗꯨ ꯗꯥꯛ ꯍꯦꯛꯇ ꯍꯥꯏ ꯊꯥꯏꯅꯒꯤ ꯑꯍꯜ ꯂꯃꯟꯁꯤꯡꯅ ꯃꯁꯤꯕꯨ ꯄꯟꯅꯔꯝꯗꯦ ꯑꯩꯕꯨ ꯇꯥꯛꯄꯤꯔꯛꯄ ꯒꯨꯔꯨꯗꯦꯕꯒꯤ ꯃꯃꯤꯡ ꯑꯁꯤ ꯑꯩ ꯃꯤꯡꯁꯤ ꯄꯟꯖꯅꯤꯡꯗ꯭ꯔꯦ ꯑꯩ ꯁꯒꯣꯜꯕꯟꯒꯤ ꯑꯣꯖꯥꯅꯒꯤ ꯃꯈꯥꯗ ꯇꯝꯕꯤꯔꯛꯄꯅꯤ ꯀꯔꯤꯒꯤ ꯍꯥꯏꯗ꯭ꯔꯤꯅꯣ ꯁꯤ ꯀꯔꯤꯒꯤ ꯍꯥꯏꯗ꯭ꯔꯤꯅꯣ ꯑꯩ ꯎꯔꯤꯄꯣꯛꯀꯤ ꯑꯣꯖꯥꯅ ꯇꯝꯕꯤꯔꯛꯄꯅꯤ ꯑꯩ ꯑꯗꯨꯒꯤ ꯑꯣꯖꯥꯅ ꯇꯝꯕꯤꯔꯛꯄꯅꯤ ꯍꯥꯏꯗꯅ ꯃꯤꯡ ꯐꯥꯎ ꯄꯟꯅꯔꯝꯗꯦꯕ ꯁꯤꯗꯤ ꯅꯥꯠ ꯑꯣꯏꯔꯣꯏꯗ꯭ꯔꯣ
Sidi akoigi pajagraba satna longi pajagraba tradition gi oiba pajagraba masakasi akoigi alaman singi ming phago pannadaba makai madu khaktana yoktana akoigi pajagraba liklam mamada akoigi thaugalon changjal laiba pot asi ngasi krai mangra ke haining bada haigani ngangning bada ngagani tauning bada tawgani sinadi aina aigi culture si aigi nat saktam si ngakpang ngani thajade Hoi, pang daba ya daba lay, miyoy ba na hek pok pa dagi na siba, pawba si manung sida, pang tuwi ba, punsi ro ga sagon na ba, magi punsi gi yaik fa na bagi, si angang ama luhong ba, angang ama unarak pa, angang dugi ipan tha ba, angang dugi maming tholak pa, angang dugi magi tokham thok pa, mayam sing lai ba, masida yauri ba, masak mayam sing, masida akoy na pang tuwi ba, thauram mayam sing si phagi na te hai ba. Sibu aina tongning ina to pangyada yabro yamna ai makcha ta na aina kana na kari oza sing thambi ke khangja dabani na aina khanjan ba wahi amani khatang ga ai thamjarang gi makha ta na luhong ba hauji luhong ba kari oire luhong ibra natraga mama mapa durgi magi tinaba maru mapang ai di to bungam mi mayam lay haibadu ulibra Macha luhong ibra natraga ai siel yam na pai ai tawbang mamisak amani haibadu miyam do ulibra icha gi damakta ai sibok tawbang mi hedana agun pot mayam sing do thelibra si akoi wakhal si akoi khangbam khangaktreba sibu hongnari bru luhong mo pula sarak sare uji akoi gum balai ba imung da pu ba isa isu sing luhong mo ngamni thajadre luhongge harakpa matamda mama mapa ising tharaga laknaba wanda gibadagi laknaba yaure mayamna yumlon kairo na tongnari ba mayam adu urga loire kairo pijang nongjang adu ada kari kara thainadi bamangida yum mama akhoi sagadori ni mantok ama khandori ni madugi magi jatra haidana yumlep tawgodori ba adudaida haino mana yomaga patagrena akhoi sanabi Makong kitang sumba yu uama matang phajani yaw phajani hidu okanda madudai da akhoi kanosi hainong mana ga ye thelaga madudai tawraga maduda angamba kanagumna tripan khanbasu yawi kanagumna jinga khanbasu yawi madugi phajaba masakadu hujikti karai dagi imai pi ma phijang da lupa lakh kaya no sangi se mayai manto mayai kitang khaba duda Sibu magi hungbagi kanglon mayam sing adudi macha duda mama mapa aduna si mama aisu mama mapa gi marakta chingni bani mayam na lana lobi ganu mama mapa aduna macha aduna atop imung amada leiba matamda inong no imung adu de leira mabacha da bi du da kamai ni esas to gadage nang kamai na madu da changadage nang gi anu ima ipa nani na kudra kamai na ngang na gadi kamai sang na gani kai dogani haibadudi amat hek tambidraga ibema nang gi sana adu hairama bani adu torba bani adu gi freeze do adu gi adu am da wari on to guduna di yum pan ba yaroi haiba yum yam kainare buji Mama mapana di tabi tambidi ako'y nat saktam do karay no hundo kaya ba alam sing sako ba na ay isa ningol si sumay tog na aduda sidi aduni pan bada adu pan bada masi luhongi doro bani adugi masi ang tang unaraga mahonda kena tog na sak saram pijagi ni isam sak tu nati hay ba pijarmi do nung siba do sunat te haba nung siba do di thabo ida leja janu Ma unaba matam da ibema nang na hayeng ne nang na yung palaba matam da nang sumay toko si toko yung balon takpiram ba ne ba nga sidi nga tong ba dutok to ne pan ba da nungay ta ba achozo ba sa nga pizza ba gibahap om na sakre ba yung balon tambi ba dilay ra na Cebu culture is it our culture no Si karay dun mapay ragat sa layra ba niya ba? Si mayam sing sige matak si day mo kay dawre. Kiyek inabagi wari di sa itorom ba su yari ang kala si di karakaman oy. Kiyek na tabam ta hayjagi mayam. Kiyek na tabam ta tamjagi masi
ꯉꯥꯡꯖꯔꯤꯕ ꯄꯪꯕꯗꯒꯤ ꯄꯪꯉꯕ ꯑꯩꯅ ꯍꯥꯏꯖꯕ ꯃꯇꯝꯗ ꯑꯍꯦꯟꯕ ꯌꯥꯎꯔꯁꯨ ꯃꯤꯌꯥꯝ ꯄꯨꯝꯅꯃꯛꯅ ꯉꯥꯛꯄꯤꯌꯨ ꯍꯥꯏꯕꯁꯤꯃ ꯍꯥꯟꯅ ꯍꯥꯏꯖꯔꯒ ꯑꯩꯒꯤ ꯋꯥꯁꯤ ꯃꯈꯥ ꯇꯥꯖꯒꯦ ꯂꯨꯍꯣꯡꯕ ꯍꯥꯏꯕꯁꯦ 누파 보르 오이게도리버세 마시기 뼈시나 누피 마윤다 루홍드리다 쌍나대봐 하우직디 하이징보다 쌍해봐 시부 짠나비로 시부 쇼콜리브로 그라마이나 짱니 깨깨 이놈 강나보도 나하와이디 깨시 뿌라가 깨도 수마사 마수고 야데다 마톨 아두 나트라가디 아시미미망디 이까이간 인토록보자니다 리싱 따라기 마타 군기 마야다 피바 깨 ngaktani thangam nadadan mi kuli neknare hairi ni kaino sauningong pati haiba idu adugi podsi 나와이디 마마나비시 마얌 징지가 까가 짜나라메 하바 호직티 보르락티나 깨깍드레바 시부 거기 culture 시 홍의니시 시 마얌 하이나그바 하이나디브라 이 강저디고 시기 보르 시부 거기 시부 예행나 레이라시로 아이기 윰론나보다 누구 몸도 해야 되는가 사이기 아이나 굿 불러가 레이버도 아두마이나 숨 레이라가 아이 거기 구나이지부 무탈라지 하이브로 시네버 토레이시 si tohi na batabam ni si atugi mathak sida mong luhong mo numisida sana kudop sinabay nam jusandare ebo jiksi ay di ka nung uzay ko yam uzay ko ay di kudop siyan ang ani si kudop magtalanahan ge ya kadra gay na hingang eba ko ida ya di na kamay har ya di na pura di 보르 세나바 살리바 앵온다 까리 나 낭기 낭나 사바 사나라 또 헐루 하라디 아이 할락다바이 밥다 레이요 마얌 파네도 좀 떠위로 짜티 짜나디 이빠이 부징나 시 하이람디 하이바이다 아주 빠이바 야우리네 봐 이사기 심어 야이파기 누가 해봐 타박 털어면시다 짠나이가 짠나디가 두카 티드니 야 낭이가 가이자 이기 뚱드 낭호리네 봐 따나 쿰드나 토레이네 봐 이 시수 아누고 산나비임 네바 시양 건동너버니고 시 구도고 시나버가 시 마팔롬다가 디 산나브라 아이코이 이빠이 보싱 산나람디네 구도 시나버디 라야드나 루홍거도리버 보르 아두가 루홍거도리 누피 아두가 마마이 잉나 방금 나디네 아이코이 뭉시버기 아이코이 칼처지 나이나럭 뻔마tamda 파캉 아마나 레사비 아마다 뭉시 하이버세 마마이 잉가 하이디 공비 잉가 하이나라메바 아스 아이나 낭 시절이 지가 아이나 하이나예바 마마이 보기 잉나바 ngam데바 콩비 잉가 눅시바 퐁도가메바 시기 아왕바 타가도 ngasi기 나하롤싱 다이렉 하이비리바 마얌싱지나 마tam마두기 파자바 눅시바기 에스테틱스 아도 purupa ngamra 시코이 나이나바 야바 포 ngaktani 타광라자니 피트비기 마팜마다 말렘기 마팜마다 satnadaba 아이코기 satna롤네바 아이코기 이빠이 부진 담비람이 비세 아이코기 컨셉다 아이코기 와클론다 아이코기 필링스다 아이코기 이모션다 하리비싱지 로이 야오네 시포트 마얌싱지 로이 망도레 아드나 시기 와팜시 까리고 마카르등디 아이코기 영진바 주메가 가나 하이버시 칸난나이나바 호룩바시 아이고 하요 하르게디 마시 까라고맘다다 아이 까노토 나서디 아이나 강자바 아마 그딴 아이 닝싱자바 마얌기 아야밤 로저게고 하나 아이 야니고 마얌 하이저게고 mayamna yare takpirban moma ina malayaba moma aina karaidun mapanda leiba matam mamada aina akhoi sum akhoi khabar jingje ayukta akhoi group daga thakanar paji yengba matamda moma na si ma thorpu uyeba ji du yorpu du sidi phajain he pijang khanba du thingani tarik asuk ada gi gana haiba matam ji मोमा सिदी करम बल्लाइनी इंजल इनोइन खनगी बेइना सी वखलोन सिंसी याम ngन साफोंग मिसु लेयबा अदुबु मोमान सी थबक ओइन पांगक्ट्री ममांगदा पंग्रब तुमित अकोइन जु हान उग्रेबा तौनिंगेबा इथंदन चोंथोक ngमदेबा सिगी पोट मयाम सिंग सिदी लेबाकी ओइसलेबा सी फजगद्रा कया याम थिंग लेरोय अखोई हुजिक मतम चपचारी अखोई मतम चपचारी खुनाय से लेप्तर चथर खदमनी सिगी ममांग लेगिबदुजु खुनाय मनी सिदगी हौ ngasiदगी हौगदब खुनाय जु चप चप मदुगी मपोप कायदना अखोइना फजन थंबिरम बाहायबसे
ꯑꯩꯈꯣꯏ ꯃꯊꯧ ꯇꯥꯏ ꯍꯣꯡꯕ ꯍꯥꯏꯕꯁꯤ ꯍꯣꯡꯒꯗꯧꯅꯤ ꯆꯥꯎꯈꯠꯄ ꯍꯥꯏꯕꯁꯤꯒ ꯍꯣꯡꯕ ꯍꯥꯏꯕꯁꯤꯒ ꯈꯦꯠꯅꯩ ꯆꯥꯎꯈꯠꯂꯤ ꯍꯥꯏꯔꯒ ꯄꯪꯍꯣꯡꯗ ꯍꯣꯡꯕꯗꯣ ꯂꯤꯠꯅꯔꯤꯕ ꯐꯨꯔꯤꯠ ꯐꯤꯔꯣꯟꯁꯤꯕꯨ ꯁꯤ ꯐꯖꯕꯒꯤꯅꯦꯅ ꯂꯤꯠꯅꯔꯤꯔꯥ ꯑꯗꯨꯒ ꯏꯀꯥꯏꯕꯒꯤꯅꯦꯅ ꯂꯤꯠꯅꯔꯤꯔꯥ ꯀꯔꯤꯒꯤꯅꯦꯅ ꯂꯤꯠꯅꯔꯤꯅꯣ ꯃꯁꯤ ꯋꯥꯐꯝ ꯑꯃ ꯁꯤ ꯍꯟꯗꯣꯛꯄ ꯃꯇꯝꯗ ꯂꯩꯒꯅꯦꯕ ꯑꯗꯨ ꯍꯧꯖꯤꯛꯇꯤ ꯋꯥꯐꯝꯗꯨ ꯋꯥꯍꯟꯊꯣꯛꯑꯒ ꯂꯣꯏ ꯃꯥꯡꯈ꯭ꯔꯦꯕ ꯀꯣꯊꯣꯛꯏꯈꯩ ꯐꯖꯔꯦꯕ ꯍꯧꯖꯤꯛꯇꯤ ꯀꯣꯊꯣꯛꯏꯈꯩ ꯆꯥꯎꯈꯠꯄꯅꯤ ꯍꯥꯏꯔꯒꯗꯤ ꯍꯣꯡꯉꯛꯏꯕꯗꯨ ꯂꯥꯟꯗ꯭ꯔꯁꯤꯅꯤꯗ ꯑꯩ ꯍꯥꯏꯅ ꯆꯥꯎꯈꯠꯄ ꯍꯥꯏꯕꯁꯤꯒ ꯍꯣꯡꯕ ꯍꯥꯏꯕꯁꯤꯒ ꯑꯅꯤꯁꯤ ꯅꯞꯁꯤꯟꯅꯕ ꯌꯥꯔꯣꯏ ꯍꯥꯏꯕ ꯀꯣꯊꯣꯛ ꯆꯥꯎꯈꯠꯂꯦ ꯍꯥꯏꯔꯗꯤ ꯑꯩꯈꯣꯏ ꯂꯣꯏ ꯀꯣꯊꯣꯛꯑꯒꯦꯅꯦ ꯑꯁ ꯃꯣꯏ ꯃꯅꯤꯄꯨꯔꯁꯤ ꯆꯥꯎꯈꯠꯂꯦꯍꯦ ꯍꯥꯏꯕꯁꯤ ꯀꯅꯥꯅꯅꯣꯕ ꯍꯥꯏꯕꯤꯗꯧꯔꯤꯁꯦ ꯁꯤꯒꯤ ꯄꯣꯠ ꯑꯁꯤꯁꯨ ꯑꯩꯈꯣꯏꯗꯤ ꯌꯦꯡꯗꯧꯅꯦꯕ ꯁꯤꯒꯤ ꯀꯟꯁꯦꯞꯁꯦ ꯂꯥꯏꯔꯤꯛ ꯍꯩꯔꯕ ꯉꯁꯤꯒꯤ ꯃꯤꯔꯣꯜ ꯑꯁꯤꯅ ꯀꯥꯎꯔꯕ꯭ꯔꯥ ꯈꯪꯗꯕ꯭ꯔꯥ ꯇꯝꯃꯛꯇꯕ꯭ꯔꯥ ꯇꯝꯕꯨꯗꯤ ꯇꯝꯃꯝꯃꯣꯏ ꯃꯥꯒꯤ ꯇꯝꯒꯗꯕ ꯀꯩꯅꯣꯗꯨꯗ ꯑꯗꯨꯝ ꯄꯪꯗꯝ ꯇꯝꯕꯅꯤ ꯈꯨꯟꯅꯥꯏꯔꯣꯜ ꯄꯨꯟꯁꯤꯔꯣꯜ ꯅꯨꯡꯁꯤꯕ ꯃꯤꯅꯨꯡꯁꯤꯗꯨꯗꯤ ꯉꯁꯤꯒꯤ ꯃꯤꯔꯣꯜꯁꯤꯅ ꯇꯝꯗ꯭ꯔꯦ ꯍꯥꯏꯕ ꯃꯃꯥ ꯃꯄꯥꯅꯁꯨ ꯈꯪꯗꯦ ꯃꯃꯥ ꯃꯄꯥꯅ ꯁꯥꯎꯔꯛꯀꯗ꯭ꯔꯥ ꯇꯥꯛꯄꯤꯗ꯭ꯔꯦꯕ ꯃꯃꯥ ꯃꯄꯥꯅ ꯏꯁꯝ ꯁꯝꯅ ꯍꯥꯏꯔꯀꯥꯟꯗ ꯁꯤꯒꯤ ꯄꯣꯠ ꯑꯁꯦ ꯃꯁꯤ ꯑꯩꯈꯣꯏ ꯆꯦꯛ ꯇꯧꯕ ꯃꯊꯧ ꯇꯥꯔꯦ ꯍꯥꯏꯖꯅꯤꯡꯕ ꯋꯥꯗꯤ ꯑꯣꯟꯊꯣꯛꯅ ꯌꯥꯝꯈ꯭ꯔꯦꯗ ꯍꯥꯏꯅꯤꯡꯕ ꯌꯥꯝꯅ ꯂꯩ ꯑꯗꯨꯒ ꯏꯁꯥꯒꯤ ꯑꯣꯏꯅꯁꯨ ꯍꯥꯏꯕ ꯍꯧꯔꯒ ꯂꯦꯞꯄ ꯍꯩꯇꯕ ꯑꯃꯁꯨ ꯂꯩꯖꯕꯅꯦꯕ ꯑꯩꯒꯤ ꯑꯗꯨꯁꯨ ꯈꯪꯖꯔꯒ ꯉꯁꯥꯏ ꯑꯩ ꯊꯦꯡꯅꯁꯨ ꯂꯥꯛꯆꯕꯒꯤ ꯏꯀꯥꯏꯖꯕꯗꯨꯅꯦ ꯀꯔꯤꯅꯦ ꯇꯧꯔꯒ ꯍꯥꯏꯅꯤꯡꯕ ꯃꯌꯥꯝ ꯄꯨꯝꯅꯃꯛꯁꯤꯡ ꯑꯁꯤ ꯂꯣꯏꯅꯃꯛ ꯇꯥꯁꯤꯟꯒ ꯁꯤꯃꯛꯇꯗ ꯇꯧꯔꯛꯏ ꯃꯌꯥꯝꯁꯤꯅꯤ ꯉꯁꯥꯏꯗꯒꯤ ꯑꯗꯨꯅ ꯍꯥꯏꯔꯤꯕ ꯃꯌꯥꯝꯁꯤꯡ ꯑꯁꯦ ꯇꯥꯁꯤꯟ ꯈꯣꯝꯖꯤꯟꯖꯔꯒ ꯑꯩꯈꯣꯏ ꯀꯔꯤꯒꯨꯝꯕ ꯈꯔꯗꯤ ꯇꯧꯗꯕ ꯌꯥꯔꯔꯣꯏ ꯃꯥꯒꯤ ꯊꯤꯡꯁꯤ ꯍꯥꯏꯕ ꯅꯠꯇꯦꯀꯣ ꯊꯤꯡꯁꯤ ꯍꯥꯏꯕ ꯅꯠꯇ꯭ꯔꯒꯗꯤ ꯀꯩꯗꯧꯕꯒꯤ ꯀꯃꯥꯏ ꯀꯩꯅꯣ ꯍꯥꯏꯒꯅꯤ ꯊꯤꯡꯗꯕꯗꯤ ꯌꯥꯔꯣꯏ ꯊꯤꯡꯕ ꯍꯥꯏꯁꯦ ꯑꯟꯗꯔꯁꯇꯦꯟꯗꯤꯡꯅ ꯊꯤꯡꯒꯗꯧꯅꯤ ꯑꯟꯗꯔꯁꯇꯦꯟꯗꯤꯡ ꯑꯃ ꯂꯩꯅꯒꯗꯧꯅꯤ ꯃꯔꯝꯗꯤ ꯑꯩꯈꯣꯏ ꯈꯨꯗꯤꯡꯃꯛ ꯂꯣꯏꯅ ꯌꯥꯅꯁꯦ ꯍꯥꯏꯕ ꯀꯅꯥꯅꯣ ꯊꯤꯡꯗꯣꯏꯗꯨ ꯌꯥꯅꯔꯗꯤ ꯂꯣꯏꯔꯦ ꯊꯤꯡꯉꯔꯣꯏ ꯌꯥꯅꯗꯕ ꯌꯥꯎꯔꯛꯄꯗꯨꯗꯅꯦ ꯊꯤꯡꯉꯛꯀꯗꯣꯏꯁꯦ ꯊꯤꯡꯕ ꯍꯥꯏꯕꯁꯦ ꯑꯗꯨ ꯏꯍꯥꯟ ꯍꯥꯟꯕꯗ ꯇꯧꯒꯗꯕꯗꯤ ꯑꯟꯗꯔꯁꯇꯦꯟꯗꯤꯡ ꯂꯩꯅꯕ ꯍꯥꯏꯕꯁꯤꯃ ꯃꯔꯨ ꯑꯣꯏꯌꯦꯕ ꯑꯩꯈꯣꯏ ꯅꯪꯅ ꯇꯧꯔꯤꯗꯨ ꯌꯥꯗꯦꯅ ꯃꯤꯅ ꯍꯥꯏꯔꯛꯇ꯭ꯔꯤ ꯃꯃꯥꯡꯗ ꯑꯩꯅ ꯇꯧꯔꯤꯁꯤ ꯌꯥꯗꯦꯀꯣ ꯍꯥꯏꯕꯁꯤ ꯍꯥꯟꯅ ꯈꯪꯉꯒ ꯊꯕꯛ ꯇꯧꯔꯒꯗꯤ ꯑꯃꯠꯇ ꯇꯧꯅꯔꯔꯣꯏꯕ ꯑꯁ ꯑꯩ ꯂꯥꯛꯆꯔꯒꯦ ꯑꯝꯇ ꯑꯩ ꯈꯥꯡꯉꯝꯗ꯭ꯔꯦ ꯁꯤꯒꯤ ꯄꯣꯠ ꯑꯁꯤ ꯂꯩꯖꯔꯦ ꯑꯗꯨꯅ ꯑꯩ ꯁ꯭ꯋꯥꯏꯁꯤ ꯊꯝꯖꯔꯝꯃꯀꯥꯟꯗ ꯉꯁꯤꯗꯤ ꯂꯩꯔꯤꯕ CSOꯁꯤꯡ ꯂꯩꯕꯥꯛꯀꯤ ꯑꯣꯏꯅ ꯂꯩꯔꯤꯕ ꯂꯨꯞ ꯃꯌꯥꯝꯁꯤꯡ ꯑꯩꯗꯤ ꯏꯟꯇꯤꯒ꯭ꯔꯤꯇꯤꯒꯤꯅꯤ ꯑꯩꯗꯤ ꯑꯗꯨꯒꯤꯅꯤ ꯑꯗꯥꯒꯤꯅꯤ ꯂꯣꯏꯅꯃꯛ ꯇꯣꯛꯄꯤꯔꯣ ꯀꯗꯥꯏꯗ ꯏꯟꯇꯤꯒ꯭ꯔꯤꯇꯤꯅꯣ ꯑꯩꯈꯣꯏ ꯈꯨꯟꯅꯥꯏ ꯃꯥꯡꯈ꯭ꯔꯒ ꯆꯤꯡꯇꯝ ꯀꯗꯥꯏꯗꯒꯤ ꯆꯤꯡꯇꯝꯅꯣ ꯑꯩꯈꯣꯏ ꯍꯥꯟꯅ ꯈꯨꯟꯅꯥꯏꯁꯤ ꯀꯟꯁꯦ ꯑꯩꯈꯣꯏ ꯈꯨꯟꯅꯥꯏꯁꯤ ꯀꯟꯁꯤ ꯍꯥꯏ ꯇꯥꯔꯒꯗꯤ ꯑꯩꯅ ꯑꯩꯒꯤ ꯑꯥꯏꯗꯦꯟꯇꯤꯇꯤꯁꯤ ꯀꯔꯤꯅꯣ ꯍꯥꯏꯕꯁꯤ ꯍꯥꯟꯅ ꯈꯪꯕ ꯇꯥꯏ ꯑꯩꯅ ꯑꯩ ꯀꯅꯥꯅꯣ ꯍꯥꯏꯕꯁꯤ ꯃꯨꯟꯅ ꯈꯪꯕ ꯇꯥꯏ ꯑꯩ ꯀꯅꯥꯅꯣ ꯈꯪꯕ ꯃꯇꯝꯗ ꯂꯣꯏꯅꯃꯛ ꯆꯦꯟꯅꯔꯛꯀꯗꯕ ꯄꯣꯠ ꯑꯁꯦ ꯑꯩꯈꯣꯏ ꯑꯟꯗꯔꯁꯇꯦꯟꯗꯤꯡ ꯂꯩꯃꯤꯟꯅꯁꯤ ꯃꯁꯤꯒꯤꯗꯃꯛꯇ ꯇꯣꯈꯥꯏꯕ ꯃꯤꯑꯣꯏ 5-10 ꯐꯣꯔꯁꯀ ꯁꯦꯝꯗꯅ ꯊꯤꯡꯕ ꯈꯣꯠꯄ ꯀꯥꯏꯗꯣ ꯑꯣꯟꯊꯣꯛꯅ ꯏꯀꯥꯏꯈ꯭ꯔꯦꯗ ꯃꯗꯨ ꯇꯧꯍꯟꯅꯤꯡꯗꯦ ꯑꯩꯈꯣꯏ ꯑꯟꯗꯔꯁꯇꯦꯟꯗꯤꯡ ꯂꯩꯃꯤꯟꯅꯁꯤ ꯑꯗꯨꯒ ꯑꯩꯈꯣꯏ ꯄꯨꯟꯅ ꯊꯕꯛ ꯇꯧꯃꯤꯟꯅꯁꯤ ꯍꯥꯏꯕ ꯋꯥꯐꯝ ꯈꯔꯗꯪ ꯉꯁꯤ ꯃꯤꯌꯥꯝꯒꯤ ꯃꯐꯝꯗ ꯊꯝꯖꯔꯒ ꯉꯥꯡꯖꯔꯤꯕ ꯑꯩꯍꯥꯛꯀꯤ ꯋꯥꯈꯜꯂꯣꯟ ꯈꯔꯁꯤ ꯃꯌꯥꯝ ꯄꯨꯛꯅꯤꯡ ꯆꯪꯅ ꯇꯥꯕꯤꯕꯒꯤꯗꯃꯛꯇ ꯉꯝꯈꯩ ꯂꯩꯇꯅ ꯊꯥꯒꯠꯆꯔꯒ ꯃꯇꯥꯡ ꯑꯁꯤꯗꯩꯗ ꯑꯩ ꯋꯥꯀꯩꯖꯔꯤ ꯊꯥꯒꯠꯆꯔꯤ ꯀꯩꯈꯨꯝꯅꯖꯔꯤꯕ ꯇꯥꯃꯣ ꯅꯔꯦꯟꯗ꯭ꯔ ꯅꯤꯉꯣꯝꯕ ꯀꯜꯆꯔꯦꯜ ꯑꯦꯛꯇꯤꯚꯤꯁ ꯌꯥꯝꯅ ꯃꯔꯤꯛ ꯆꯨꯝꯕ ꯋꯥꯐꯝ ꯉꯥꯛꯇꯅꯤ ꯃꯤꯌꯥꯝꯗ ꯊꯝꯕꯤꯔꯝꯕ ꯁꯤꯒꯤꯗꯃꯛꯇ ꯂꯥꯛꯄꯤꯗꯅ ꯃꯌꯥꯝꯗꯁꯨ ꯄꯥꯎꯇꯥꯛ ꯀꯌꯥ ꯄꯤꯕꯤꯔꯝꯕꯕꯨ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅ ꯊꯥꯒꯠꯆꯕ ꯐꯣꯡꯗꯣꯛꯆꯔꯤ ꯑꯩꯈꯣꯏ ꯉꯁꯤ ꯄꯥꯡꯊꯣꯛꯆꯔꯤꯕ ꯊꯧꯔꯝ ꯑꯁꯤ ꯄꯣꯛꯄꯗꯩꯅ ꯁꯤꯕ ꯐꯥꯎꯕꯗ ꯑꯩꯈꯣꯏ ꯇꯧꯕ ꯌꯥꯕ ꯇꯧꯔꯣꯏꯗꯕ ꯊꯕꯛ ꯊꯧꯔꯝꯁꯤꯡ ꯑꯗꯒꯤ ꯑꯩꯈꯣꯏ ꯄꯨꯝꯅꯃꯛꯅ ꯋꯥꯔꯦꯞꯅꯕꯗꯨꯅꯤ ꯉꯁꯤꯒꯤ ꯅꯨꯃꯤꯠ ꯑꯁꯤꯗ ꯂꯧꯒꯗꯧꯔꯤꯕ ꯑꯩꯈꯣꯏ ꯄꯨꯝꯅꯃꯛꯀꯤ ꯊꯧꯗꯥꯡ ꯑꯗꯨꯅ ꯑꯩꯈꯣꯏ ꯋꯥꯉꯥꯡꯂꯣꯏꯁꯤꯡ ꯉꯁꯤꯒꯤ ꯑꯦꯛꯁꯄꯥꯔꯠꯁꯤꯡꯅ ꯃꯊꯪ ꯃꯥꯒꯤ ꯃꯣꯠꯁꯤꯡ ꯊꯝꯕꯤꯔꯝꯃꯦ ꯑꯗꯨ ꯃꯇꯝꯁꯨ ꯌꯥꯝꯅ ꯐꯪꯕ ꯅꯠꯇꯕꯅꯤꯅ ꯑꯩꯈꯣই ꯇꯦꯟꯁꯤꯟꯖꯔꯒ ꯉꯁꯤꯒꯤ ꯊꯧꯔꯝ ꯑꯁꯤꯒꯤ ꯃꯈꯥ ꯇꯥꯕꯁꯤꯡꯁꯤ ꯄ꯭ꯔꯣꯒ꯭ꯔꯥꯝꯁꯤ ꯃꯤꯌꯥꯝꯒ ꯄꯨꯟꯅ ꯋꯥꯔꯦꯞꯅꯕꯒꯤ ꯇꯥꯟꯖꯥꯁꯨ ꯂꯧꯃꯤꯟꯅꯒꯗꯕꯅꯤ나 ꯑꯗꯒꯤ ꯇꯣꯉꯥꯟꯕ ꯑꯩꯈꯣꯏ ꯅ꯭ꯌꯨ ꯑꯣꯐꯤꯁꯔ ꯕꯤꯌꯔꯁꯤꯡꯒꯤ ꯃꯦꯝꯕꯔꯁꯤꯡ ꯃꯌꯥꯝꯗꯁꯨ ꯂꯥꯎꯊꯣꯛꯀꯗꯕ ꯑꯗꯨꯅ ꯑꯄꯨꯟꯕꯒꯤ ꯋꯥꯔꯦꯞꯁꯤ ꯌꯥꯃꯤꯟꯅꯕꯒꯤ ꯋꯥꯔꯦꯞꯀꯤ ꯇꯥꯡꯀꯛ ꯑꯃꯁꯨ ꯂꯩꯕꯅꯤꯅ ꯃꯈꯥ ꯇꯥꯕ ꯊꯧꯔꯝ ꯑꯁꯤꯗꯤ ꯑꯩꯈꯣꯏ ꯃꯣꯗꯦꯔꯦꯇꯔꯅ ꯑꯃꯨꯛ ꯁꯝꯊꯕꯤꯅꯕ ꯅꯣꯂꯨꯛꯅ ꯅꯤꯡꯁꯤꯡꯖꯔꯤ
ꯄꯣꯛꯄꯗꯒꯤꯅ ꯁꯤꯕ ꯐꯥꯎꯕꯗ ꯆꯪꯂꯤꯕ ꯊꯕꯛ ꯊꯧꯔꯝ ꯃꯌꯥꯝꯁꯤ ꯑꯍꯣꯡꯕ ꯂꯥꯛꯄꯗꯒꯤ ꯁꯦꯟ ꯊꯨꯝꯒꯤ ꯐꯤꯕꯝꯗ ꯑꯀꯥꯏꯕ ꯄꯤꯔꯛꯑꯦ ꯍꯥꯏꯕꯁꯤꯒꯤ ꯃꯇꯥꯡꯗ ꯈꯟꯅ ꯅꯩꯅꯔꯛꯄ ꯑꯁꯤ ꯍꯧꯈꯤꯕ ꯖꯨꯟ 22ꯗꯒꯤ 22-23ꯗ ꯃꯅꯤꯄꯨꯔ ꯌꯨꯅꯤꯚꯔꯁꯤꯇꯤꯗ ꯇꯧꯈ꯭ꯔꯒ ꯉꯁꯤꯅ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯂꯩꯕꯥꯛ ꯃꯤꯌꯥꯝꯗ ꯉꯁꯥꯏꯒꯤ ꯔꯤꯖꯣꯂꯨꯁꯟꯁꯤ ꯂꯥꯟꯊꯣꯛꯑꯒ ꯉꯁꯥꯏ ꯑꯈꯪ ꯑꯍꯩꯁꯤꯡꯅ ꯇꯥꯛꯄꯤꯈ꯭ꯔꯤꯕꯁꯤ ꯀꯛꯊꯣꯛ ꯀꯛꯁꯤꯟ ꯇꯧꯔꯒ ꯔꯤꯖꯣꯂꯨꯁꯟ ꯑꯃ ꯂꯧꯕꯁꯤꯅ ꯃꯔꯨꯑꯣꯏꯕ ꯊꯧꯔꯝꯅꯤ ꯔꯤꯖꯣꯂꯨꯁꯟꯁꯤ ꯂꯧꯔꯛꯑꯒ ꯋꯥꯁꯤ ꯄꯉꯥꯡꯗꯪ ꯉꯥꯡꯉꯝꯃꯒ ꯄꯪꯅꯨꯡꯗ ꯅꯨꯡꯉꯥꯏꯔꯒ ꯊꯕꯛ ꯑꯣꯏꯅ ꯀꯔꯝꯍꯥꯏꯅ ꯇꯧꯔꯛꯀꯗꯒꯦ ꯍꯥꯏꯗꯨꯅꯤ ꯈ꯭ꯋꯥꯏꯗꯒꯤ ꯂꯨꯔꯤꯁꯦ ꯃꯁꯤꯒꯤꯗ ꯃꯌꯥꯝ ꯄꯨꯝꯅꯃꯛꯅ ꯉꯁꯥꯏꯗꯒꯤ ꯉꯥꯡꯅꯔꯤꯁꯤꯗ ꯑꯩꯈꯣꯏꯁꯤꯗ ꯑꯍꯦꯟꯕ ꯈꯔ ꯌꯥꯎꯔꯦ ꯑꯩꯈꯣꯏꯒꯤ ꯅꯥꯠꯀꯤ ꯃꯁꯛ ꯅꯠꯇꯕ ꯈꯔ ꯌꯥꯎꯔꯦ ꯑꯁꯤ ꯂꯣꯏꯅꯃꯛꯅ ꯍꯥꯏꯅꯈ꯭ꯔꯕꯅꯤ ꯈꯨꯍꯥꯏ ꯃꯥꯟꯅꯗꯕꯗꯅꯤ ꯀꯦꯛ ꯀꯛꯄ ꯍꯥꯏꯒꯨꯝꯕ ꯈꯨꯗꯣꯞ ꯄꯤꯅꯕ ꯍꯥꯏꯒꯨꯝꯕ ꯈꯔ ꯁꯤꯒꯨꯝꯕ ꯈꯔ ꯂꯩꯔꯦ ꯑꯁꯤ ꯃꯌꯥꯝꯅ ꯂꯣꯏ ꯌꯥꯅꯔꯦ ꯌꯥꯅꯔꯤꯕ ꯃꯌꯥꯝꯁꯤ ꯇꯧꯍꯟꯗꯅꯕ ꯀꯔꯝꯍꯥꯏꯅ ꯏꯝꯄ꯭ꯂꯤꯃꯦꯟ ꯇꯧꯒꯗꯒꯦ ꯀꯔꯝꯍꯥꯏꯅ ꯃꯁꯤ ꯄꯨꯔꯛꯀꯗꯒꯦ ꯁꯃꯥꯖꯗ ꯑꯑꯣꯟꯕꯁꯤ ꯀꯔꯝꯍꯥꯏꯅ ꯄꯨꯔꯛꯀꯗꯒꯦ ꯍꯥꯏꯁꯤꯅꯤ ꯑꯗ ꯃꯤꯌꯥꯝꯒꯤ ꯃꯐꯝꯗ ꯃꯌꯥꯝꯗ ꯄꯨꯊꯣꯛꯆꯔꯤꯕꯁꯤꯒꯤ ꯃꯦꯟ ꯑꯣꯏꯕꯗꯤ ꯉꯁꯥꯏꯒꯤ ꯊꯕꯛꯁꯤ ꯌꯥꯅꯗꯕ ꯃꯌꯥꯝꯁꯤꯃꯕꯨꯗꯤ ꯃꯌꯥꯝꯒꯤ ꯃꯃꯥꯡꯗ ꯍꯧꯖꯤꯛ ꯄꯥꯊꯣꯛꯑꯒ ꯈꯪꯉꯅꯤ ꯀꯔꯤ ꯀꯩꯅꯣ ꯇꯧꯁꯦ ꯍꯥꯏꯔꯤꯁꯦ ꯑꯩꯁꯦ ꯑꯗꯨꯒ ꯃꯁꯤꯒꯤ ꯃꯔꯨꯑꯣꯏꯅ ꯕꯦꯁꯤꯛ ꯏꯝꯄ꯭ꯂꯤꯃꯦꯟ ꯇꯧꯍꯧꯅꯕ ꯑꯣꯔꯒꯅꯥꯏꯖꯦꯁꯟ ꯑꯃ ꯗꯔꯀꯥꯔ ꯂꯩꯔꯤ ꯉꯁꯥꯏꯒꯤ ꯊꯕꯛꯁꯤ ꯇꯧꯍꯧꯅꯕꯁꯦ ꯊꯕꯛꯁꯤ ꯇꯧꯍꯧꯅꯕ ꯑꯣꯔꯒꯅꯥꯏꯖꯦꯁꯟ ꯑꯃ ꯗꯔꯀꯥꯔ ꯂꯩ ꯃꯗꯨ ꯈꯜꯂꯝꯕ ꯂꯩꯕꯥꯛ ꯃꯤꯌꯥꯝꯅ ꯊꯝꯕꯤꯔꯝꯕ ꯗꯔꯀꯥꯔꯅꯤ ꯑꯗꯨꯒ ꯑꯩꯈꯣꯏꯁꯤ ꯍꯦꯟꯅꯁꯨ ꯆꯪꯁꯤꯜꯂꯣꯏꯗꯕꯅꯤ ꯃꯔꯝꯗꯤ ꯂꯩꯕꯥꯛ ꯃꯤꯌꯥꯝꯅ ꯑꯣꯔꯒꯅꯥꯏꯖꯦꯁꯟ ꯑꯃ ꯂꯩꯔꯦ ꯍꯥꯏꯅ ꯃꯣꯏꯗ ꯃꯁꯤ ꯊꯤꯡꯖꯤꯜꯂꯨ ꯃꯁꯤ ꯇꯧ ꯀꯥꯏꯅ ꯄꯪꯍꯥꯏꯗ ꯍꯥꯏꯔꯨꯔꯒ ꯍꯌꯦꯡ ꯃꯤ ꯑꯃꯅ ꯀꯔꯤꯅꯣ ꯅꯣꯏ ꯀꯔꯤ ꯑꯣꯊꯣꯔꯤꯇꯤꯅꯣ ꯀꯔꯤ ꯑꯦꯛꯀꯤ ꯃꯈꯥꯗ ꯅꯪ ꯇꯧꯔꯛꯏꯅꯣ ꯍꯥꯏꯅ ꯍꯦꯛ ꯆꯦꯂꯦꯟꯖ ꯇꯧꯔꯛꯄꯒꯨꯝꯕ ꯀꯣꯔꯠꯇ ꯀꯔꯤꯗ ꯑꯣꯔ ꯐꯨꯅꯕ ꯈꯣꯠꯅꯕ ꯀꯔꯤ ꯃꯌꯥꯝꯁꯤ ꯂꯥꯛꯀꯗꯧꯅꯤꯅ ꯂꯧꯒꯗꯧꯔꯤꯕ ꯋꯥꯔꯦꯞꯁꯤ ꯌꯥꯝꯅ ꯀꯩꯅꯣ ꯃꯑꯣꯡ ꯇꯥꯕ ꯄ꯭ꯔꯖꯥꯒꯤ ꯋꯥꯔꯦꯞ ꯑꯣꯏꯍꯟꯖꯅꯤꯡꯕꯒꯤ ꯑꯄꯥꯝꯕꯗꯣ ꯃꯣꯗꯦꯔꯦꯇꯔ ꯑꯃ ꯑꯣꯏꯅ ꯑꯩꯁꯨ ꯂꯩꯖꯩ ꯑꯩꯒꯤꯁꯨ ꯏꯁꯥꯒꯤ ꯑꯄꯥꯝꯕ ꯀꯩꯅꯣꯅꯤ ꯍꯥꯏꯇꯥꯔꯦ ꯉꯁꯥꯏ ꯉꯥꯡꯕꯤꯔꯝꯃꯤꯁꯤꯗ ꯃꯤ 9ꯅꯤ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣ ꯇꯧꯕꯤꯔꯝꯃꯤꯁꯤ ꯃꯤ 9ꯅꯤ ꯃꯁꯤꯒꯤ ꯃꯅꯨꯡꯗ ꯑꯩꯈꯣꯏꯒꯤ ꯃꯌꯥꯝꯁꯤꯒꯤ ꯀꯩꯅꯣꯁꯤꯡꯗꯣ ꯁꯝꯑꯞ ꯇꯧꯔꯛꯇ꯭ꯔꯁꯨ ꯃꯌꯥꯝ ꯂꯣꯏ ꯇꯥꯈ꯭ꯔꯕꯅꯦꯅ ꯑꯩ ꯈꯟꯖꯩ ꯑꯃꯨꯛ ꯍꯟꯒꯗ꯭ꯔꯥ ꯃꯗꯨꯒꯤꯗꯣ ꯑꯈꯥꯝ ꯂꯥꯡꯒꯣꯜꯅ ꯀꯟꯅ ꯍꯥꯏꯔꯝꯃꯤꯁꯤ ꯑꯩꯈꯣꯏꯒꯤ ꯑꯥꯏꯗꯦꯟꯇꯤꯇꯤ ꯀ꯭ꯔꯥꯏꯁꯤꯁ ꯑꯩꯈꯣꯏꯁꯤ ꯁꯣꯏꯔꯦ ꯑꯩꯈꯣꯏꯁꯤꯗ ꯀꯩꯅꯣ ꯈꯔ ꯂꯥꯛꯑꯦ ꯑꯗꯨꯅ ꯀꯜꯆꯔꯦꯜ ꯄꯣꯂꯨꯁꯟ ꯑꯩꯈꯣꯏꯁꯤꯗ ꯃꯌꯥꯝꯁꯤ ꯌꯥꯟꯁꯤꯟꯅꯗꯅ ꯑꯋꯥꯕ ꯑꯃ ꯑꯣꯏꯔꯛꯑꯦ ꯑꯗꯒꯤ ꯃꯁꯤ ꯇ꯭ꯔꯦꯟꯒ ꯂꯥꯛꯑꯒ ꯄꯣꯄꯨꯂꯦꯁꯟ ꯕꯨꯝ ꯃꯤꯁꯤꯡꯒꯁꯤ ꯍꯦꯟꯒꯠꯂꯛꯑꯒꯗꯤ ꯑꯩꯈꯣꯏ ꯍꯥꯟꯅ ꯑꯊꯤꯕ ꯃꯁꯛꯁꯦ ꯑꯃꯨꯛ ꯍꯦꯟꯅ ꯃꯦꯒꯅꯤꯐꯥꯏ ꯇꯧꯈꯤꯗꯅ ꯑꯩꯈꯣꯏꯁꯤ ꯌꯥꯝꯅ ꯑꯋꯥꯐꯝꯗ ꯂꯩꯔꯅꯤ ꯑꯗꯨꯅ ꯃꯁꯤꯒꯤꯁꯤ ꯔꯦꯁꯄꯣꯟꯁꯤꯕꯤꯂꯤꯇꯤꯁꯦ ꯃꯁꯤꯒꯤ ꯗꯥꯌꯤꯠꯇꯁꯦ ꯑꯩꯈꯣꯏ ꯄꯨꯝꯅꯃꯛꯅ ꯂꯧꯒꯗꯕꯅꯤ ꯍꯥꯏꯕꯁꯤꯅ ꯃꯔꯨꯑꯣꯏꯅ ꯄꯟꯕꯤꯔꯝꯃꯤ ꯃꯊꯪ ꯂꯥꯛꯄꯗ ꯑꯩꯈꯣꯏꯒꯤ ꯏꯆꯟ ꯁꯤꯔꯤꯃꯥꯅ ꯀꯟꯅ ꯇꯧꯔꯛꯄꯗ ꯉꯁꯥꯏꯒꯤ ꯀꯩꯅꯣꯁꯤ ꯀꯜꯆꯔ ꯏꯖ ꯗꯥꯏꯅꯥꯃꯤꯛ ꯀꯜꯆꯔ ꯏꯖ ꯅꯦꯚꯔ ꯁ꯭ꯇꯦꯇꯤꯛ ꯑꯩꯈꯣꯏꯒꯤ ꯅꯥꯠ ꯍꯥꯏꯁꯤꯗꯤ ꯃꯇꯝꯒꯤ ꯍꯣꯡꯂꯛꯄ ꯂꯩꯅꯤ ꯁꯤ ꯍꯦꯛ ꯁꯨꯡꯂꯦꯡ ꯂꯦꯡꯗꯅ ꯂꯩꯕꯗꯤ ꯌꯥꯔꯣꯏ ꯍꯥꯏꯕꯁꯤꯅꯤ ꯌꯥꯔꯣꯏ ꯍꯥꯏꯔꯒꯁꯨ ꯑꯩꯈꯣꯏꯒꯤ ꯁꯤꯗ ꯄꯥꯝꯃꯛꯏꯁꯤ ꯃꯌꯥꯝꯅ ꯄꯥꯝꯃꯛꯏꯁꯤ ꯑꯍꯣꯡꯕ ꯑꯩꯈꯣꯏꯒꯤ ꯏꯄꯥꯅꯥꯠ ꯏꯄꯨꯅꯥꯠꯇꯨꯗꯤ ꯉꯥꯛꯇꯅ ꯊꯝꯃꯒ ꯑꯍꯣꯡꯕꯁꯨ ꯆꯠꯊꯒꯅꯤ ꯍꯣꯡꯁꯨ ꯍꯣꯡꯅꯤ ꯏꯄꯥꯅꯥꯠ ꯏꯄꯨꯅꯥꯠꯁꯨ ꯉꯥꯛꯀꯅꯤ ꯀꯟꯇꯤꯅ꯭ꯌꯨꯇꯤꯁꯨ ꯂꯩꯅꯤ ꯑꯗꯨꯒ ꯆꯦꯟꯖꯁꯨ ꯂꯥꯛꯀꯅꯤ ꯑꯁꯤ ꯋꯥꯐꯝꯁꯤ ꯃꯌꯦꯛꯁꯤ ꯉꯥꯡꯈꯤꯕꯁꯤꯡꯅ ꯇꯣꯉꯥꯟꯕ ꯂꯣꯟꯗ ꯁꯨꯝ ꯁꯤꯖꯤꯟꯅꯩ ꯇꯨ ꯕꯤ ꯃꯦꯟꯇꯦꯟ ꯑꯦꯟ ꯆꯦꯟꯖ ꯑꯣꯜꯁꯣ ꯀꯥꯏꯅ ꯁꯤꯖꯤꯟꯅꯕ ꯃꯗꯨꯒꯤ ꯉꯥꯛꯇꯅꯤ ꯑꯗ ꯀꯜꯆꯔ ꯄꯣꯂꯤꯁꯤꯒꯤ ꯃꯇꯥꯡꯁꯨ ꯁ꯭ꯔꯤꯃꯥꯅ ꯄꯜꯂꯝꯃꯤ ꯁ꯭ꯔꯤꯃꯥꯅ ꯀꯜꯆꯔ ꯄꯣꯂꯤꯁꯤ ꯄꯜꯂꯛꯄꯁꯤꯗ ꯃꯉꯣꯟꯗ ꯈꯤꯇꯪ ꯀꯩꯅꯣ ꯇꯧꯁꯤ ꯀꯜꯆꯔ ꯄꯣꯂꯤꯁꯤ ꯍꯥꯏꯁꯤꯗ ꯏꯗꯨꯀꯦꯁꯟꯒꯤ ꯄꯣꯂꯤꯁꯤꯁꯤ ꯌꯥꯎꯗꯕ ꯌꯥꯗꯦ ꯀꯜꯆꯔ ꯄꯣꯂꯤꯁꯤ ꯑꯣꯏꯅ ꯃꯊꯟꯇ ꯍꯤꯡꯕ ꯌꯥꯗꯕ ꯄꯣꯠꯁꯛ ꯑꯃꯅꯤ ꯑꯗꯨꯅ ꯃꯅꯤꯄꯨꯔ ꯀꯜꯆꯔ ꯄꯣꯂꯤꯁꯤꯁꯤ ꯄꯨꯊꯣꯔꯛꯄ ꯃꯇꯝꯗꯁꯨ ꯑꯦꯗꯨꯀꯦꯁꯟ ꯄꯣꯂꯤꯁꯤ ꯅꯦꯁꯅꯦꯜ ꯑꯦꯗꯨꯀꯦꯁꯟ ꯄꯣꯂꯤꯁꯤ 1986ꯀꯤ ꯑꯥꯁꯄꯦꯛꯁꯤ ꯂꯧꯔꯝꯃꯤ ꯑꯗꯣ ꯀꯜꯆꯔ ꯄꯣꯂꯤꯁꯤꯁꯤ 2016ꯗ ꯄꯨꯊꯣꯛꯈꯤꯕꯅꯤ ꯀꯜꯆꯔ ꯄꯣꯂꯤꯁꯤꯁꯤ ꯑꯦꯚ꯭ꯔꯤ 10 ꯏꯌꯔ ꯔꯤꯚꯥꯏꯁ ꯇꯧꯒꯗꯧꯅꯤ ꯑꯦꯃꯦꯟ ꯇꯧꯒꯗꯧꯅꯤꯁꯨ ꯂꯩ ꯏꯠ ꯏꯁ ꯍꯥꯏ ꯇꯥꯏꯝ ꯃꯁꯤ ꯑꯦꯃꯦꯟ ꯇꯧꯕ ꯗꯔꯀꯥꯔ ꯂꯥꯛꯑꯦ ꯃꯔꯝꯗꯤ ꯍꯧꯖꯤꯛꯇꯤ NEP 2020 ꯂꯥꯛꯈ꯭ꯔꯕꯅꯤꯅ ꯉꯁꯥꯏ ꯅꯦꯁꯅꯦꯜ ꯑꯦꯗꯨꯀꯦꯁꯟ ꯄꯣꯂꯤꯁꯤ 1986ꯗ ꯕꯦꯖ ꯇꯧꯕꯁꯨ ꯌꯥꯔꯣꯏꯗꯕ ꯅꯣꯠ ꯑꯣꯟꯂꯤ ꯑꯦꯗꯨꯀꯦꯁꯟꯗ ꯅꯠꯇꯅ ꯁꯣꯁꯤꯌꯦꯜ ꯋꯦꯜꯐꯤꯌꯔ ꯗꯤꯄꯥꯔꯠꯃꯦꯟ ꯑꯦꯚ꯭ꯔꯤ ꯗꯤꯄꯥꯔꯠꯃꯦꯟ ꯒꯚꯔꯟꯃꯦꯟꯒꯤ ꯑꯣꯔꯒꯥꯟ ꯂꯩꯔꯤꯕ ꯃꯌꯥꯝꯁꯤꯒꯤ ꯄꯨꯟꯗ꯭ꯔꯒꯗꯤ ꯑꯩꯈꯣꯏꯒꯤ ꯀꯜꯆꯔ ꯄꯣꯂꯤꯁꯤꯁꯤ ꯃꯥꯏ ꯄꯥꯛꯄ ꯁꯨꯡꯉꯝ ꯉꯝꯃꯣꯏ ꯑꯗꯨꯒ ꯉꯥꯡꯈ꯭ꯔꯤꯕ ꯃꯌꯥꯝꯁꯤꯗꯒꯤ ꯈꯔ ꯂꯣꯏꯅꯃꯛꯅ ꯍꯥꯏꯔꯛꯄ ꯃꯇꯝꯗ ꯊꯤꯡꯕ
ꯊꯤꯡꯒꯗꯧꯅꯤ ꯍꯥꯏꯅ ꯍꯦꯛꯇ ꯇꯧꯔꯨꯕ ꯃꯇꯝꯁꯤꯗ ꯕꯦꯔꯥ ꯂꯥꯛꯀꯅꯤ ꯑꯁꯤ ꯈꯔ ꯈꯔ ꯑꯌꯥꯝꯕ ꯋꯥ ꯉꯥꯡꯈꯤꯕꯁꯤꯡꯁꯤ ꯁ꯭ꯔꯤꯃꯥꯁꯨ ꯑꯦꯋꯦꯌꯔꯅꯦꯁꯀꯤ ꯄꯣꯠꯁꯤ ꯌꯥꯝ ꯍꯥꯏꯔꯝꯃꯤ ꯑꯗꯒꯤ ꯗꯥꯛꯇꯔ ꯙꯅꯕꯤ ꯂꯥꯏꯁ꯭ꯔꯝꯁꯨ ꯑꯩꯈꯣꯏꯒꯤ ꯑꯦꯋꯦꯌꯔꯅꯦꯁ ꯑꯃ ꯍꯥꯟꯅ ꯄꯤꯒꯗꯧꯅꯤ ꯑꯗꯒꯤ ꯑꯃꯤꯛꯀꯤ ꯄ꯭ꯔꯁꯤꯗꯦꯟ ꯑꯣꯖꯥ ꯊꯣꯏꯕ ꯑꯦꯋꯦꯌꯔꯅꯦꯁꯀꯤ ꯀꯩꯅꯣꯁꯤ ꯑꯣꯖꯥ ꯅꯕꯀꯨꯃꯥꯔꯁꯨ ꯉꯁꯥꯏꯒꯤ ꯀꯩꯅꯣꯁꯤ ꯌꯥꯝꯅ ꯇꯥꯛꯄꯤꯔꯝꯃꯤ ꯍꯧꯖꯤꯛꯀꯤ ꯃꯇꯥꯡꯁꯤꯗ ꯑꯦꯋꯦꯌꯔꯅꯦꯁ ꯑꯃ ꯍꯥꯟꯅ ꯄꯤꯗꯕ ꯌꯥꯔꯣꯏ ꯈꯨꯗꯛꯇ ꯍꯦꯛꯇ ꯀꯩꯅꯣ ꯇꯧꯔꯨꯕ ꯌꯥꯔꯣꯏ ꯍꯥꯏꯁꯤ ꯁꯤꯃꯛ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯑꯌꯥꯝꯕ ꯉꯁꯥꯏ ꯔꯥꯖꯀꯦꯇꯟꯗꯒꯤ ꯀꯔꯤꯗꯒꯤ ꯑꯦꯋꯦꯌꯔꯅꯦꯁ ꯑꯃ ꯋꯥꯍꯩꯁꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯁꯤꯖꯤꯟꯅꯔꯒꯁꯨ ꯑꯟꯗꯔꯁꯇꯦꯟꯗꯤꯡ ꯑꯃ ꯈꯪꯃꯤꯟꯅꯕ ꯑꯃ ꯗꯔꯀꯥꯔ ꯂꯩ ꯍꯥꯏꯁꯤ ꯕꯔꯥꯕꯔ ꯄꯜꯂꯤ ꯈꯤꯇꯪ ꯃꯁꯤꯗꯒꯤ ꯀꯩꯅꯣ ꯑꯣꯏꯅ ꯆꯪꯁꯤꯟꯈ꯭ꯔꯤꯁꯤ ꯑꯣꯖꯥ ꯁꯅꯥꯇꯣꯝꯕꯁꯤꯅꯤ ꯉꯁꯥꯏꯒꯤ ꯃꯥꯒꯤ ꯂꯤꯞ ꯄꯣꯂꯤꯁꯤ ꯀꯥꯏꯅ ꯇꯧꯕ ꯂꯤꯞ LEAPꯗ ꯃꯥꯅ ꯇꯧꯔꯝꯃꯤꯕ ꯂꯤꯞ ꯂꯣ ꯑꯃ ꯁꯦꯝꯒꯗꯧꯅꯤ ꯗꯦꯟ ꯑꯦꯗꯨꯀꯦꯠ ꯑꯣꯔ ꯄꯤꯄꯜ ꯑꯩꯈꯣꯏꯒꯤ ꯃꯤꯁꯤꯡꯁꯤ ꯃꯁꯤ ꯃꯇꯥꯡꯗ ꯈꯪꯍꯟꯒꯗꯧꯅꯤ ꯀꯜꯆꯔꯒꯤ ꯃꯇꯥꯡꯁꯤ ꯇꯦꯛꯁꯕꯨꯛꯇꯐꯥꯎ ꯍꯥꯞꯇꯅ ꯃꯊꯪ ꯃꯊꯪ ꯇꯝꯕꯤꯔꯛꯀꯗꯧꯅꯤ ꯃꯗꯒꯤ ꯑꯦꯋꯦꯌꯔꯅꯦꯁ ꯄꯨꯔꯛꯀꯗꯧꯅꯤ ꯑꯗꯒꯤꯗꯤ ꯄ꯭ꯔꯣꯍꯤꯕꯤꯁꯟ ꯄꯨꯔꯥ ꯊꯤꯡꯖꯤꯟꯒꯗꯧꯅꯤ ꯍꯥꯏꯕꯁꯤꯃꯁꯨ ꯌꯥꯝ ꯀꯟꯅ ꯏꯝꯐꯦꯁꯥꯏꯖ ꯇꯧꯔꯝꯃꯤ ꯃꯥꯗꯤ ꯄ꯭ꯔꯣꯍꯤꯕꯤꯁꯟꯒꯤ ꯃꯊꯛꯁꯤꯗ ꯑꯦꯟꯇꯤ ꯀꯟꯚꯔꯁꯟ ꯑꯦꯛ ꯃꯥꯒꯤ ꯃꯣꯠꯇ ꯏꯟꯗꯤꯌꯥꯒꯤ ꯁ꯭ꯇꯦꯠ ꯈꯔꯗꯁꯨ ꯂꯩ ꯍꯥꯏ ꯃꯁꯤꯒꯁꯤ ꯐꯥꯎꯕ ꯑꯩꯈꯣꯏꯒꯤ ꯑꯦꯁꯦꯝꯕ꯭ꯂꯤꯗ ꯃꯨꯞ ꯇꯧꯅꯕꯒꯤ ꯂꯥꯛꯑꯝꯃꯤ ꯑꯦꯟꯇꯤ ꯄ꯭ꯔꯣꯍꯤꯕꯤꯁꯟꯒ ꯑꯦꯟꯇꯤ ꯀꯟꯚꯔꯁꯟꯒ ꯍꯥꯏꯕ ꯀꯩꯅꯣꯁꯤꯗꯤ ꯈꯤꯇꯪ ꯌꯥꯝ ꯀꯨꯞꯅ ꯇꯥꯟꯅꯔꯒ ꯇꯧꯍꯧꯕ ꯐꯅꯤ ꯂꯣꯒꯤ ꯀꯔꯤ ꯂꯥꯛꯀꯅꯤ ꯃꯔꯝꯗꯤ ꯑꯜꯇꯤꯃꯦꯠꯂꯤꯗꯤ ꯑꯩꯈꯣꯏꯒꯤ ꯏꯟꯗꯤꯌꯥꯁꯤ ꯃꯅꯤꯄꯨꯔꯁꯨ ꯁꯦꯀꯨꯂꯔ ꯀꯟꯇ꯭ꯔꯤ ꯆꯠꯅꯤꯡꯕ ꯙꯔꯃ ꯆꯠꯆꯕ ꯌꯥꯕ ꯂꯩꯕꯥꯛꯅꯤ ꯑꯗꯨꯅ ꯑꯩ ꯍꯤꯟꯗꯨꯅꯤ ꯑꯩ ꯃꯩꯇꯩꯅꯤ ꯑꯩꯅ ꯈ꯭ꯔꯤꯁꯇꯥꯟ ꯑꯣꯟꯒꯦ ꯑꯩꯁꯤ ꯍꯦꯛ ꯊꯤꯡꯕ ꯅꯠꯇꯕ ꯀꯟꯚꯔꯁꯟ ꯑꯦꯛꯀ ꯍꯥꯏꯔꯒ ꯑꯩꯁꯤ ꯑꯣꯟꯅꯤꯡꯕ ꯑꯩꯅ ꯊꯥꯖꯕ ꯕꯨꯙꯤꯖꯝꯗ ꯑꯣꯟꯒꯦꯁꯨ ꯑꯣꯟꯈ꯭ꯔꯒꯁꯨ ꯍꯥꯟꯅ ꯂꯩꯔꯝꯃꯤꯕ ꯑꯩꯒꯤ ꯄꯣꯠꯇꯨꯕꯨꯗꯤ ꯀ꯭ꯔꯤꯇꯤꯁꯥꯏꯖ ꯇꯧꯕ ꯌꯥꯗꯕꯒꯤ ꯑꯥꯁꯄꯦꯛ ꯁꯣꯝꯗꯒ ꯈꯟꯅꯔꯛꯄꯗꯨꯅ ꯆꯨꯝꯗꯧ ꯃꯥꯜꯂꯤ ꯃꯁꯤ ꯇꯣꯏꯅ ꯊꯣꯛꯄꯅꯤ ꯃꯔꯨꯑꯣꯏꯅ ꯑꯇꯩ ꯀꯝꯃꯨꯅꯤꯇꯤꯒꯤꯗꯤ ꯇꯧꯗꯦ ꯃꯔꯝꯗꯤ ꯃꯩꯇꯩꯗꯗꯤ ꯃꯩꯇꯩ ꯕꯨꯙꯤꯁꯁꯨ ꯂꯩꯌꯦ ꯂꯥꯡꯊꯕꯥꯜꯒꯤ ꯁ꯭ꯋꯥꯏꯗꯒ ꯌꯥꯝꯅ ꯃꯩꯇꯩ ꯈ꯭ꯔꯤꯁꯇꯥꯟꯁꯨ ꯌꯥꯝ ꯆꯥꯎꯅ ꯂꯩꯌꯦ ꯃꯁꯤꯒꯤ ꯆꯥꯎꯅ ꯄ꯭ꯔꯣꯕ꯭ꯂꯦꯝꯒꯁꯤ ꯊꯣꯛꯇꯨꯅ ꯁꯣꯝꯗꯒꯤꯁꯨ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯌꯥꯝ ꯂꯥꯛꯑꯦ ꯂꯩꯀꯥꯏꯒꯤ ꯀꯩꯅꯣꯗ ꯐꯨꯝꯖꯤꯜꯂꯝꯃꯦꯅ ꯇꯧꯗꯅ ꯂꯩꯀꯥꯏꯒꯤ ꯅꯍꯥꯔꯣꯜ ꯃꯌꯥꯝꯅ ꯅꯨꯡꯗꯥꯡ ꯈꯣꯠꯇꯣꯛꯑꯒ ꯃꯣꯏ ꯃꯌꯨꯝꯗ ꯑꯃꯨꯛ ꯊꯥꯡꯖꯜꯂꯨꯏꯅ ꯇꯧꯗꯅ ꯁꯣꯝꯗꯒꯤ ꯅꯦꯁꯅꯦꯜ ꯀꯃꯤꯁꯟꯗꯒꯤ ꯑꯩꯉꯣꯟꯗ ꯏꯟꯀ꯭ꯋꯥꯏꯔꯤ ꯇꯧ ꯀꯥꯏꯅ ꯍꯥꯏꯔꯛꯄ ꯂꯩꯒꯦ ꯍꯥꯏꯅ DC ꯑꯣꯏꯔꯤꯉꯩꯗ ꯃꯁꯤꯒꯨꯝꯕꯒꯤ ꯃꯇꯥꯡꯗꯤ ꯈꯔ ꯍꯦꯟꯅ ꯀꯩꯅꯣ ꯇꯧꯕ ꯐꯅꯤ ꯑꯗꯨꯒ ꯑꯦꯋꯦꯌꯔꯅꯦꯁ ꯑꯃ ꯍꯥꯟꯅ ꯄꯨꯔꯛꯄꯁꯤꯅ ꯆꯨꯝꯒꯗꯧꯕ ꯀꯩꯅꯣꯅꯦꯅ ꯇꯧꯋꯤ ꯑꯗꯨꯅ ꯇꯧꯔꯤꯕ ꯐꯤꯔꯦꯞꯁꯤꯗ ꯍꯦꯛ ꯗꯥꯏꯔꯦꯛ ꯊꯤꯡꯒꯗꯧꯕꯅꯤ ꯊꯤꯡꯕꯁꯤꯅ ꯑꯗꯨꯅ ꯇꯧꯒꯗꯧꯅꯤ ꯀꯥꯏ ꯍꯥꯏꯔꯨꯔꯗꯤ ꯀꯔꯤ ꯑꯣꯊꯣꯔꯤꯇꯤꯗ ꯃꯥꯅ ꯇꯧꯗꯣꯔꯤꯅꯣ ꯀꯥꯏꯅ ꯀꯟꯐ꯭ꯔꯟ ꯇꯧꯅꯔꯒ ꯑꯅꯤꯗꯨ ꯃꯨꯈꯥꯃꯨꯈꯤ ꯇꯧꯅꯔꯛꯄ ꯌꯥꯕꯒꯤ ꯀꯩꯅꯣꯁꯨ ꯂꯥꯛꯄ ꯌꯥꯏ ꯑꯗꯨꯅ ꯑꯩꯈꯣꯏꯒꯤ ꯔꯤꯖꯣꯂꯨꯁꯟꯁꯤ ꯂꯧꯔꯛꯄ ꯃꯇꯝꯗ ꯋꯥꯍꯩ ꯋꯥꯇꯥꯁꯤ ꯈꯤꯇꯪ ꯃꯌꯦꯛ ꯁꯦꯡꯅ ꯁꯩꯕ ꯁꯃꯥꯖꯗ ꯄꯨꯊꯣꯛꯄ ꯌꯥꯅꯕ ꯂꯩꯕꯥꯛꯀꯤ ꯃꯤꯐꯝꯗꯒꯤ ꯇꯥꯔꯛꯄ ꯀꯩꯅꯣꯅꯤꯅ ꯃꯤꯅ ꯀꯔꯤꯅ ꯃꯣꯏꯅ ꯇꯥꯔꯛꯏꯕ ꯔꯤꯖꯣꯂꯨꯁꯟꯁꯦ ꯆꯨꯝꯃꯤꯅ ꯍꯥꯏꯅ ꯑꯦꯄ꯭ꯔꯤꯁꯤꯌꯦꯠ ꯇꯧꯅꯕ ꯊꯥꯒꯠꯅꯕ ꯑꯗꯨꯒ ꯃꯤ ꯑꯩꯈꯣꯏꯒꯤꯁꯤꯗ ꯃꯥꯒꯤꯁꯤꯗꯤ ꯁꯣꯏꯔꯦꯗ ꯍꯥꯏꯅ ꯍꯥꯏꯈꯤꯗꯅ ꯃꯁꯤ ꯌꯥꯔꯤꯈꯩ ꯀꯩꯅꯣ ꯇꯧꯃꯤꯟꯅꯁꯤ ꯑꯩ ꯑꯄꯤꯜ ꯇꯧꯖꯒꯦ ꯑꯗꯨꯒ ꯋꯥꯔꯦꯞꯁꯤ ꯀꯩꯅꯣꯁꯤ ꯃꯊꯪꯁꯤꯗ ꯆꯠꯊꯔꯒ ꯀꯣ ꯑꯗꯒꯤꯗꯤ ꯅꯣꯏꯅ ꯁꯤꯒꯤꯁꯤ ꯁꯝꯑꯞ ꯇꯧꯔꯣ ꯃꯁꯤꯒꯤ ꯂꯩꯕꯥꯛ ꯃꯤꯌꯥꯝꯒꯤ ꯗ꯭ꯔꯥꯐ ꯑꯃ ꯑꯩꯈꯣꯏ ꯔꯦꯄꯣꯔꯇꯔ ꯀꯩꯀꯩ ꯃꯌꯥꯝꯁꯤꯅ ꯊꯝꯖꯔꯤꯕ ꯀꯩꯅꯣꯁꯦ ꯃꯁꯤꯒꯤ ꯂꯩꯕꯥꯛ ꯃꯤꯌꯥꯝꯒꯤ ꯃꯤꯐꯝꯅ ꯑꯃꯠꯇ ꯑꯣꯏꯅ ꯌꯥꯅꯗꯨꯅ ꯃꯈꯥꯒꯤ ꯋꯥꯔꯦꯞꯁꯤꯡ ꯑꯁꯤ ꯂꯧꯔꯦ ꯑꯍꯥꯟꯕ ꯋꯥꯔꯦꯞ ꯃꯤꯇꯩꯁꯤꯡꯒꯤ ꯂꯤꯁꯥꯡꯁꯤꯠꯅ ꯆꯠꯅꯔꯛꯂꯕ ꯄꯣꯛꯄꯗꯒꯤꯅ ꯁꯤꯕ ꯐꯥꯎꯕꯒꯤ ꯅꯥꯠꯀꯤ ꯃꯆꯤ ꯑꯣꯏꯕ ꯂꯤꯛꯂꯝꯁꯤꯡ ꯑꯗꯨ ꯀꯥꯏꯗꯅ ꯆꯠꯄꯒ ꯂꯣꯏꯅꯅ ꯌꯣꯛꯈꯠꯇꯨꯅ ꯊꯝꯕ ꯑꯁꯤꯗꯤ ꯌꯥꯝ ꯐꯖꯕ ꯀꯩꯅꯣꯅꯦꯅ ꯈꯜꯂꯤ ꯀꯩꯁꯨ ꯊꯣꯏꯗꯣꯛꯄ ꯀꯟꯇ꯭ꯔꯣꯚꯔꯁꯤꯌꯦꯜ ꯑꯣꯏꯔꯣꯏꯌꯦ ꯑꯗ ꯉꯁꯥꯏꯒꯤ ꯑꯍꯣꯡꯕ ꯍꯥꯏꯁꯤ ꯂꯥꯛꯀꯗꯧꯅꯤꯅ ꯑꯗꯨꯅ ꯍꯣꯡꯅ ꯑꯩꯈꯣꯏꯒꯤ ꯏꯄꯥꯅꯥꯠ ꯏꯄꯨꯅꯥꯠꯁꯤꯁꯨ ꯉꯥꯛꯀꯗꯧꯅꯤꯅ ꯉꯁꯥꯏꯒꯤ ꯀꯩꯅꯣꯒꯤꯁꯤꯗ ꯋꯥꯍꯩ ꯑꯃꯒ ꯍꯥꯞꯆꯤꯟꯕꯁꯨ ꯌꯥꯕꯖꯥꯠꯅꯤ ꯉꯁꯥꯏꯒꯤ ꯂꯤꯛꯂꯝꯁꯤꯡ ꯑꯗꯨ ꯀꯥꯏꯗꯅ ꯆꯠꯄꯒ ꯂꯣꯏꯅꯅ ꯌꯥꯔꯤꯕ ꯃꯈꯩ ꯂꯤꯛꯂꯝꯁꯤꯡ ꯑꯗꯨ ꯀꯥꯏꯗꯅ ꯆꯠꯄꯒ ꯂꯣꯏꯅꯅ ꯌꯣꯛꯈꯠꯇꯨꯅ ꯊꯝꯕ ꯌꯥꯔꯤꯕ ꯃꯈꯩ ꯉꯁꯥꯏꯒꯤ ꯆꯦꯟꯖꯗꯣ ꯐꯖꯕꯗꯨ ꯂꯥꯛꯑꯒꯗꯤ ꯐꯖꯕꯗꯨ ꯂꯧꯁꯤꯟꯅꯕ ꯑꯗꯣ ꯑꯊꯤꯕꯗꯨ ꯂꯪꯊꯣꯛꯈꯤꯅꯕ ꯁꯤꯒꯨꯝꯕꯒꯁꯨ ꯍꯥꯞꯄ ꯌꯥꯏ ꯑꯗꯣ ꯑꯍꯥꯟꯕꯒꯤ ꯔꯤꯖꯣꯂꯨꯁꯟꯁꯤ ꯃꯌꯥꯝ ꯀꯔꯤ ꯍꯥꯏꯕꯤꯒꯦ ꯃꯁꯤꯗꯤ ꯊꯣꯏꯗꯣꯛꯄ ꯀꯥꯏꯗ ꯃꯥꯟꯅꯦꯅ ꯑꯩ ꯈꯟꯖꯩ ꯑꯅꯤꯁꯨꯕ ꯋꯥꯔꯦꯞ ꯅꯥꯠꯀꯤ ꯊꯧꯔꯝꯁꯤꯡꯗ ꯃꯔꯤꯡ ꯃꯔꯥꯡꯕ ꯌꯦꯃꯧꯅꯕ ꯊꯕꯛ ꯊꯧꯔꯝꯁꯤꯡ ꯇꯣꯠꯁꯤꯟ ꯌꯥꯟꯁꯤꯟꯍꯟꯗꯅ ꯊꯝꯕ
ꯃꯁꯤꯃꯗꯤ ꯆꯨꯝ ꯈꯨꯗꯝ ꯍꯥꯏꯕꯨ ꯉꯁꯥꯏꯒꯤ ꯀꯦꯛꯁꯤꯗ ꯄꯥꯈꯛꯇ ꯀꯛꯈ꯭ꯔꯦ ꯑꯩꯈꯣꯏꯁꯨ ꯀꯦꯛꯅ ꯄꯨꯛ ꯊꯟꯗꯣꯔꯕ ꯀꯩꯅꯣꯝ ꯇꯧꯔꯦ ꯉꯁꯤꯒꯤ ꯀꯩꯅꯣꯁꯦ ꯈꯨꯗꯣꯞ ꯏꯟꯅ ꯀꯩꯅꯣ ꯇꯧꯕ ꯀꯥꯏꯅ ꯑꯩꯈꯣꯏ ꯃꯔꯤꯡ ꯃꯔꯥꯡꯕ ꯌꯦꯃꯧꯅꯕ ꯄꯣꯠꯁꯤ ꯌꯥꯝ ꯊꯣꯔꯛꯑꯦ ꯃꯁꯤꯃꯁꯨ ꯊꯣꯏꯗꯣꯛꯄ ꯀꯥꯏꯗꯦꯅ ꯈꯟꯖꯩ ꯑꯗꯣ ꯃꯌꯥꯝꯅ ꯀꯔꯤ ꯈꯟꯕꯤꯒꯦ ꯑꯍꯨꯝꯁꯨꯕ ꯋꯥꯔꯦꯞ ꯌꯦꯜꯍꯧꯉꯩꯗꯒꯤ ꯂꯩꯔꯛꯂꯕ ꯀꯜꯆꯔꯦꯜ ꯁ꯭ꯇ꯭ꯔꯛꯆꯔ ꯅꯠꯇ꯭ꯔꯒ ꯀꯜꯆꯔꯦꯜ ꯀꯣꯗ ꯑꯃꯇꯪꯒ ꯑꯃꯁꯨꯡ ꯃꯇꯝꯒ ꯀꯜꯆꯔꯦꯜ ꯀꯣꯗ ꯃꯇꯝꯒ ꯑꯃꯁꯨꯡ ꯑꯩꯈꯣꯏꯒꯤ ꯀꯜꯆꯔꯦꯜ ꯚꯦꯂꯨꯁꯒ ꯎꯆꯟ ꯆꯥꯅ ꯁꯦꯝꯕ ꯑꯃꯗꯤ ꯍꯣꯡꯂꯛꯂꯤꯕ ꯀꯌꯥꯠ ꯑꯃꯗꯤ ꯄꯔꯤꯡ ꯄꯊꯥꯞ ꯑꯃ ꯁꯦꯝꯕ ꯑꯃꯗꯤ ꯃꯗꯨ ꯉꯥꯛꯅ ꯆꯠꯅꯕ ꯀꯦꯝꯄꯦꯟ ꯇꯧꯕ ꯁꯤ ꯀꯜꯆꯔꯦꯜ ꯁ꯭ꯇ꯭ꯔꯛꯆꯔꯒꯨꯝꯕ ꯀꯜꯆꯔꯦꯜ ꯀꯣꯗꯀꯨꯝꯕ ꯑꯃ ꯁꯦꯝꯕ ꯍꯥꯏꯅ ꯂꯥꯛꯏꯁꯦ ꯃꯁꯤꯒꯤ ꯃꯇꯥꯡꯁꯤ ꯗꯤꯁꯤꯖꯟꯁꯤ ꯂꯧꯗ꯭ꯔꯤꯉꯩꯗ ꯉꯁꯥꯏꯒꯤ ꯃꯈꯥꯒꯤ ꯀꯩꯅꯣꯁꯤꯒꯁꯨ ꯈꯔ ꯃꯥꯟꯅꯔꯛꯀꯗꯧ ꯃꯥꯜꯂꯦ ꯃꯔꯝꯗꯤ ꯀꯜꯆꯔꯦꯜ ꯀꯣꯗ ꯀꯜꯆꯔꯦꯜ ꯍꯦꯔꯤꯇꯦꯖ ꯍꯥꯏꯅ ꯑꯃꯨꯛ ꯁꯦꯝꯃꯨꯗ꯭ꯔꯒꯁꯨ ꯀꯜꯆꯔ ꯄꯣꯂꯤꯁꯤꯁꯤ ꯆꯥꯎꯅ ꯂꯩꯌꯦ ꯃꯅꯤꯄꯨꯔꯒꯤ ꯑꯁꯤꯗ ꯁꯦꯝꯃꯝꯃꯤꯁꯤꯁꯨ ꯃꯩꯇꯩꯒꯤ ꯑꯈꯪ ꯑꯍꯩ ꯀꯩꯅꯣ ꯉꯥꯛꯇꯅꯤ ꯀꯩꯅꯣ ꯇꯧꯔꯦ ꯃꯌꯥꯝ ꯑꯁꯤ ꯎꯔꯝꯈꯤꯔꯣꯏ ꯑꯗꯣ ꯁꯤ ꯑꯃꯨꯛ ꯅꯧꯅ ꯁꯦꯝꯈꯤꯁꯤ ꯀꯅꯥꯅ ꯁꯦꯝꯈꯤꯗꯣꯏꯅꯣ ꯇꯧꯔꯒ ꯃꯁꯤ ꯌꯥꯔꯦꯅ ꯇꯧꯕꯗ ꯀꯜꯆꯔꯦꯜ ꯍꯦꯔꯤꯇꯦꯖ ꯀꯩꯅꯣꯒꯤ ꯀꯜꯆꯔꯦꯜ ꯀꯣꯗ ꯑꯃ ꯁꯦꯝꯕꯒꯤꯁꯤꯗ ꯃꯇꯝ ꯑꯃꯨꯛ ꯂꯧꯈ꯭ꯔꯒ ꯉꯁꯥꯏꯒꯤ ꯀꯩꯅꯣꯁꯤ ꯆꯪꯒꯗꯧꯕ ꯗꯦꯟ ꯀꯅꯥ ꯁꯦꯝꯒꯗꯧꯔꯤꯅꯣ ꯃꯗꯨꯒꯤ ꯃꯤꯁꯛ ꯑꯃꯨꯛ ꯂꯥꯛꯀꯅꯤ ꯃꯁꯤ ꯂꯧꯐꯥꯠꯇ꯭ꯔꯤꯉꯩꯗ ꯃꯈꯥꯒꯤꯁꯤꯡꯁꯤꯅ ꯌꯥꯒꯗꯧꯕ ꯑꯣꯏꯔꯗꯤ ꯑꯃꯨꯛ ꯍꯜꯂꯛꯁꯤ ꯀꯩꯅꯣꯒꯤꯗ ꯑꯩ ꯃꯔꯤꯁꯨꯕ ꯋꯥꯔꯦꯞ ꯄꯥꯊꯖꯔꯛꯀꯦ ꯂꯨꯍꯣꯡꯕꯒꯤ ꯍꯩꯖꯤꯡꯄꯣꯠ ꯅꯨꯃꯤꯠꯇ ꯀꯦꯛ ꯀꯛꯄ ꯈꯨꯗꯣꯞ ꯁꯤꯟꯅꯕ ꯄꯤꯅꯕ ꯍꯥꯏꯇꯦꯛ ꯐꯣꯇꯣ ꯁꯦꯁꯟ ꯃꯌꯥꯏ ꯀꯥꯕ ꯆꯤꯟꯖꯥꯛ ꯆꯥꯕ ꯊꯛꯄ ꯑꯃꯗꯤ ꯄꯥꯔꯇꯤ ꯇꯧꯕ ꯑꯁꯤꯅꯆꯤꯡꯕ ꯑꯁꯤ ꯊꯤꯡꯕ ꯄꯥꯔꯇꯤ ꯇꯧꯕ ꯀꯥꯏꯁꯦ ꯑꯃꯨꯛ ꯍꯥꯞꯇ꯭ꯔꯁꯨ ꯃꯌꯥꯏ ꯀꯥꯕ ꯆꯤꯟꯖꯥꯛ ꯆꯥꯕ ꯊꯛꯄ ꯑꯁꯤꯅꯆꯤꯡꯕ ꯑꯁꯤ ꯊꯤꯡꯕ ꯍꯥꯏꯁꯤꯗ ꯑꯗꯨꯝ ꯌꯥꯔꯦꯅꯦ ꯄꯥꯔꯇꯤ ꯍꯥꯏꯁꯤ ꯑꯃꯨꯛ ꯌꯥꯎꯔꯨꯗ꯭ꯔꯁꯨ ꯊꯤꯡꯕ ꯍꯥꯏꯕ ꯂꯣꯟꯁꯦ ꯁꯤ ꯈꯤꯇꯪ ꯇꯧꯍꯟꯗꯅꯕ ꯇꯧꯕꯤꯗꯅꯕ ꯑꯄꯤꯜ ꯇꯧꯕ ꯍꯥꯏꯒꯗ꯭ꯔꯥ ꯇꯧꯍꯟꯗꯅꯕ ꯍꯥꯏꯖꯕ ꯇꯧꯕꯤꯗꯅꯕ ꯍꯥꯏꯖꯕ luhongbagi hejingpot namitta kek kakpa khudop sinaba pinaba high tech photo session mayai kaiba chinjak chaba thakpa asina chingba tawbidaba tawhandaba isagidi tawbidana ba haijaba ga isida pame ai dinga sai confrontation si pam di posi implement torakpada ba do mayamna pam badura haibiro ba yai adusu phajaba kainoni punjhallaga ba warepsi yam bagi mahutta ba sida punjhangi bang ngasai maring marang baidu da ne bang ngasai yaurise ada khara specific oi hogdraga di khangoi dra maring marang bai si kari aina na kaino tori ki kak pasi maring marang ba aina ubra habi kainum lakadra akoi adu pakthokkan ꯊꯤꯡꯕ ꯉꯝꯃꯣꯏ ꯍꯥꯏꯕ ꯑꯗꯨ ꯇꯧꯔꯗꯤ ꯄꯨꯔꯥ ꯄꯥꯛꯊꯣꯛꯈꯤꯕꯅꯦ ꯑꯅꯤꯁꯤ ꯄꯨꯟꯁꯟꯕꯅꯗꯤ ꯐꯠꯇꯔꯦ ꯃꯗꯨꯒꯤ ꯃꯈꯥꯒꯤ ꯃꯔꯤꯡ ꯃꯔꯥꯡꯕꯩꯗꯨ ꯆꯠꯊꯔꯛꯑꯒ ꯁꯤꯒꯤ ꯁꯦꯟꯇꯦꯟꯁꯁꯤ ꯑꯗꯨꯝ ꯄꯨꯊꯔꯛꯄ ꯑꯅꯤꯁꯤ ꯀ꯭ꯂꯕ ꯇꯧꯁꯟꯕ ꯑꯅꯤꯁꯤꯒ ꯃꯔꯤꯁꯨꯕꯁꯤꯒ ꯑꯅꯤꯁꯨꯕꯁꯤꯒ ꯀ꯭ꯂꯕ ꯇꯧꯕ ꯑꯗꯨꯒ ꯁꯣꯝꯒꯤꯁꯤꯅ ꯇꯧꯕꯤꯗꯅꯕ ꯍꯣꯠꯅꯕ ꯇꯧꯕꯤꯗꯅꯕ ꯍꯣꯠꯅꯕ ꯍꯥꯏꯖꯕ ꯑꯃꯁꯨꯡ ꯍꯣꯠꯅꯕ ꯑꯣꯖꯥ ꯍꯥꯏꯁꯤꯅ ꯐꯖꯔꯦ ꯑꯅꯤ ꯍꯣꯠꯅꯕꯁꯨ ꯌꯥꯎꯔꯕ
ꯊꯤꯡꯕꯁꯦ ꯑꯩꯈꯣꯏꯅ ꯄꯥꯝꯗ꯭ꯔꯦ ꯁꯤ ꯄ꯭ꯔꯖꯥꯁꯤꯅ ꯍꯥꯏꯔꯛꯏꯁꯦ ꯑꯗ ꯄ꯭ꯔꯖꯥꯁꯤ ꯑꯣꯊꯣꯔꯤꯇꯤꯁꯤ ꯑꯩꯈꯣꯏꯅ ꯍꯦꯛꯇ ꯑꯣꯏꯔꯛꯇꯕꯁꯦ DGPꯒꯤ ꯃꯆꯥꯅꯨꯄꯤ ꯑꯃ ꯂꯨꯍꯣꯡꯗꯣꯔꯦ ꯅꯪ ꯅꯆꯥꯅꯨꯄꯤꯗꯨ ꯁꯨꯃꯥꯏꯅ ꯇꯧꯕ ꯌꯥꯔꯣꯏ ꯍꯥꯏꯅ ꯀꯅꯥꯅ who will bail the cat SPꯒꯤ ꯃꯆꯥꯅꯨꯄꯤ ꯑꯃꯒꯤꯗ ꯀꯩꯅꯣ ꯇꯧꯗꯣꯔꯦꯅ ꯆꯪꯉꯨꯕꯁꯤ ꯌꯥꯗꯕ ꯑꯃ ꯂꯩꯕ ꯅꯪ ꯀꯔꯤ ꯑꯣꯊꯣꯔꯤꯇꯤꯗ ꯂꯥꯛꯏꯅꯣ ꯍꯥꯏꯕꯒꯤ ꯀꯩꯅꯣꯁꯤ ꯂꯥꯛꯀꯗ꯭ꯔꯥ ꯍꯥꯏꯕꯗꯨꯒꯤꯅꯤ ꯉꯁꯥꯏꯒꯤ ꯑꯗꯨꯅꯅꯤ ꯉꯁꯥꯏ ꯋꯥ ꯉꯥꯡꯂꯣꯏ ꯈꯨꯗꯤꯡꯃꯛꯅ ꯑꯦꯋꯦꯌꯔꯅꯦꯁ ꯑꯃ ꯄꯤꯗꯕ ꯌꯥꯔꯣꯏ ꯑꯟꯗꯔꯁꯇꯦꯟꯗꯤꯡ ꯍꯥꯟꯅ ꯂꯩꯇꯕ ꯌꯥꯔꯣꯏꯅ ꯍꯥꯏꯔꯛꯏꯗꯣ ꯇꯧꯕꯤꯗꯅꯕ ꯍꯣꯠꯅꯕ ꯍꯥꯏꯔꯁꯤꯅꯦ ꯑꯣꯖꯥ ꯅꯕꯀꯨꯃꯥꯔꯅ ꯍꯥꯏꯔꯤꯁꯦ ꯁꯤꯅ ꯆꯨꯝ ꯇꯥꯔꯦꯅꯦ ꯑꯗꯣꯝꯗ ꯆꯠꯂꯁꯦ ꯃꯉꯥꯁꯨꯕ ꯇꯧꯕꯤꯗꯅꯕ ꯍꯣꯠꯅꯕꯗ ꯃꯔꯤꯁꯨꯕꯩꯗꯣ ꯑꯅꯤꯒ ꯄꯨꯟꯕ ꯃꯉꯥꯁꯨꯕ ꯋꯥꯔꯦꯞ ꯂꯨꯍꯣꯡꯕ ꯅꯨꯃꯤꯠꯇ ꯂꯨꯍꯣꯡꯐꯝꯗ ꯊꯥꯕꯜ ꯆꯣꯡꯕ ꯕꯣꯔ ꯀꯩꯅꯥ ꯄꯤꯕꯥ ꯂꯩꯃ ꯌꯥꯎꯅ ꯖꯒꯣꯏ ꯁꯥꯕ ꯏꯁꯩ ꯁꯛꯄꯅꯆꯤꯡꯕ ꯀꯥ ꯍꯦꯟꯕ ꯊꯕꯛ ꯊꯧꯔꯝ ꯑꯃꯠꯇ ꯇꯧꯗꯕ ꯑꯃꯗꯤ ꯃꯁꯤꯕꯨ ꯊꯤꯡꯕꯒꯤ ꯊꯕꯛ ꯑꯁꯤ ꯈꯨꯟ ꯁꯤꯡꯂꯨꯞ ꯀ꯭ꯂꯕ ꯑꯃꯗꯤ ꯃꯩꯔꯥ ꯄꯥꯏꯕꯤꯁꯤꯡꯅ ꯇꯧꯕ ꯍꯥꯏꯕꯁꯤꯁꯨ ꯉꯁꯥꯏꯁꯤ ꯄꯨꯟꯁꯤꯟꯈꯤꯕꯅꯗꯤ ꯐꯅꯤꯌꯦ ꯃꯁꯦ ꯄꯨꯟꯁꯤꯟꯈ꯭ꯔꯒ ꯑꯩꯈꯣꯏꯒꯤ ꯁꯤ ꯄꯨꯜꯂꯕ ꯄꯨꯟꯁꯤꯟꯕꯗ ꯂꯣꯏꯅ ꯏꯟꯀ꯭ꯂꯨꯗ ꯇꯧꯋꯦ ꯑꯗ ꯃꯁꯤꯗ ꯄꯨꯟꯁꯤꯟꯈ꯭ꯔꯒꯅꯦ ꯀꯩꯅꯣ ꯇꯧꯕ ꯐꯔꯅꯤ ꯑꯗꯨꯒ ꯉꯁꯥꯏꯒꯤ ꯁꯤꯒꯤ ꯃꯉꯥꯁꯨꯕꯗ ꯂꯩꯔꯝꯃꯤꯕ ꯀꯩꯅꯣꯁꯤ ꯈꯨꯟ ꯂꯩꯀꯥꯏꯒꯤ ꯁꯤꯡꯂꯨꯞ ꯀ꯭ꯂꯕ ꯑꯃꯗꯤ ꯃꯩꯔꯥ ꯄꯥꯏꯕꯤꯁꯤꯡ ꯍꯥꯏꯅ ꯃꯁꯤꯅ ꯃꯣꯏꯅ ꯇꯧꯕ ꯍꯥꯏꯗ ꯃꯣꯏꯒꯤ ꯈꯨꯠꯊꯥꯡꯗ ꯆꯠꯊꯕ ꯍꯥꯏꯅ ꯀꯩꯅꯣ ꯇꯧꯔꯕ ꯈꯨꯠꯊꯥꯡꯗ ꯁꯤꯒꯤꯁꯤ ꯌꯥꯔꯦꯀꯣ ꯇꯔꯨꯛꯁꯨꯕ ꯋꯥꯔꯦꯞ ꯁꯣꯅꯄꯨꯡ ꯎꯂꯨꯝ ꯄꯥꯈꯟ ꯃꯥꯟꯗꯣꯞ ꯃꯌꯣꯜ ꯑꯗꯨꯈꯛ ꯅꯠꯇꯅ ꯑꯇꯩ ꯃꯐꯝꯁꯤꯡꯗ ꯄꯥꯛ ꯁꯟꯅ ꯐꯤꯖꯪ ꯈꯟꯕ ꯊꯤꯡꯕ ꯂꯨꯍꯣꯡꯕꯒꯤ ꯃꯃꯥꯡ ꯑꯃꯁꯨꯡ ꯃꯇꯨꯡꯗ ꯄꯥꯡꯊꯣꯛꯄ ꯊꯧꯔꯝꯁꯤꯡꯗ ꯄꯥꯔꯇꯤꯅꯆꯤꯡꯕ ꯁꯤꯟꯗꯨꯅ ꯁꯥꯟꯅ ꯌꯨꯅꯩꯕ ꯑꯃꯁꯨꯡ ꯍꯥꯏꯇꯦꯛ ꯐꯣꯇꯣ ꯃꯁꯤꯗꯤ ꯍꯥꯟꯅ ꯌꯥꯎꯈ꯭ꯔꯦꯅ ꯈꯜꯂꯦ ꯁꯣꯅꯄꯨꯡ ꯑꯗꯣ ꯑꯩꯈꯣꯏ ꯃꯥꯟꯗꯣꯞ ꯃꯌꯣꯜꯗ ꯑꯗꯨꯈꯛ ꯅꯠꯇꯅ ꯑꯇꯩ ꯃꯐꯝꯁꯤꯡꯗ ꯄꯥꯛ ꯁꯟꯅ ꯐꯤꯖꯪ ꯈꯟꯕ ꯊꯤꯡꯕ ꯍꯥꯏꯁꯤ ꯑꯁꯤꯗꯤ ꯇꯥꯏꯝ ꯐ꯭ꯔꯦꯝꯒꯨꯝꯕ ꯈꯤꯇꯪꯗꯤ ꯄꯤꯕꯅ ꯆꯨꯝꯕ꯭ꯔꯥ ꯉꯁꯥꯏ ꯁꯤꯟꯐꯝ ꯑꯃ ꯑꯣꯏꯅ ꯀꯅꯥꯠ ꯁꯥꯟꯕ ꯈꯣꯠꯄ ꯍꯥꯏꯅ ꯀꯔꯕꯥꯔ ꯇꯧꯕ ꯀꯥꯡꯕꯨ ꯑꯃꯁꯨ ꯂꯩꯈ꯭ꯔꯕꯅꯤꯅꯦ ꯑꯗꯨꯅ ꯊꯥ ꯑꯅꯤꯒꯤ ꯃꯇꯨꯡꯗꯒ ꯍꯥꯏꯗ꯭ꯔꯗꯤ ꯃꯣꯏꯁꯨ ꯀꯅꯥꯠꯁꯤ ꯀꯩꯅꯣ ꯃꯌꯥꯝꯒ ꯄꯩꯁꯜ ꯂꯩꯔꯝꯃꯒꯁꯨ ꯋꯥꯔꯧꯅꯤꯌꯦ ꯑꯗꯨꯅ ꯈꯤꯇꯪ ꯃꯌꯥꯝꯒꯤ ꯈꯤꯇꯪ ꯄ꯭ꯔꯖꯥꯒꯤ ꯌꯦꯡꯕ ꯑꯣꯏꯅ ꯃꯁꯤ ꯃꯇꯝ ꯑꯃꯇꯪꯗꯤ ꯄꯤꯕꯤꯕ ꯐꯕ꯭ꯔꯥ ꯊꯥ ꯑꯅꯤꯒꯤ ꯃꯇꯨꯡꯗꯗꯤ ꯀꯥꯏ ꯍꯥꯏꯕꯒꯨꯝꯕ ꯐꯖꯒꯗ꯭ꯔꯥ ꯃꯌꯥꯝ ꯈꯟꯕꯤꯌꯨ ꯃꯁꯤ ꯀꯔꯕꯥꯔ ꯇꯧꯕ ꯑꯃ ꯀꯟꯅ ꯆꯠꯊꯈ꯭ꯔꯕꯅꯤꯅ ꯃꯔꯝꯗꯤ ꯃꯌꯥꯝ ꯉꯁꯥꯏꯒꯤꯗ ꯍꯥꯏꯅꯒꯤ ꯃꯥꯟꯇꯣꯞ ꯈꯟꯕ ꯈꯣꯠꯄꯁꯤ ꯂꯩꯀꯥꯏꯒꯤ ꯄꯨꯂꯞ ꯂꯥꯛꯑꯒ ꯐꯝꯃꯤꯟꯅꯔꯒ ꯀꯩꯅꯣ ꯇꯧꯔꯝꯃꯦ ꯑꯗꯩ ꯋꯥꯄꯜꯗꯩ ꯋꯥꯒꯁꯨ ꯌꯥꯜꯂꯛꯄ ꯀꯅꯥꯅꯣꯝ ꯄꯩꯌꯥ ꯁꯤꯔꯛꯑꯦ ꯑꯗꯣ ꯍꯧꯖꯤꯛ ꯋꯥꯄꯜ ꯑꯝꯇ ꯍꯧꯗ꯭ꯔꯦ ꯑꯗꯩ ꯃꯥꯟꯇꯣꯞ ꯈꯟꯅꯤꯡꯉꯥꯏ ꯖꯒꯥꯁꯨ ꯑꯝꯇ ꯂꯩꯇ꯭ꯔꯦꯕ ꯁꯨꯃꯥꯡꯁꯨ ꯑꯝꯇ ꯊꯝꯗ꯭ꯔꯦ ꯁꯤꯒꯨꯝꯕ ꯄꯣꯠꯀꯤ ꯌꯥꯝ ꯂꯥꯛꯄ ꯂꯩꯕ ꯑꯗꯨꯅ ꯃꯁꯤ ꯈꯤꯇꯪ ꯃꯇꯝ ꯑꯃꯈꯛꯇꯪꯗꯤ ꯑꯩ ꯃꯣꯗꯔꯦꯇꯔ ꯑꯃ ꯑꯣꯏꯅ ꯍꯥꯏꯖꯕ ꯅꯠꯇꯦ ꯑꯦꯖ ꯑꯦ ꯄ꯭ꯔꯖꯥ ꯑꯃ ꯑꯣꯏꯅ ꯃꯇꯝ ꯈꯤꯇꯪ ꯄꯤꯁꯤ ꯃꯁꯤꯒꯤ ꯀꯩꯅꯣꯒꯤꯁꯦ ꯍꯨꯔꯥ ꯋꯥꯁꯪ ꯍꯥꯏꯕꯅ ꯀꯔꯤ ꯍꯥꯏꯕꯅ ꯁꯣꯝꯗ ꯃꯌꯥꯝ ꯑꯃ ꯂꯩꯔꯤꯁꯦ ꯃꯣꯏꯁꯨ ꯀꯔꯕꯥꯔ ꯑꯃ ꯂꯩꯕꯅꯤꯅ ꯊꯥ ꯑꯅꯤꯒꯤ ꯃꯅꯨꯡꯗ ꯊꯥꯒꯨꯝꯕ ꯃꯥꯟꯇꯣꯞꯇꯨꯗꯤ ꯌꯥꯝ ꯈꯜꯂꯅꯤ ꯑꯗꯨ ꯀꯝꯄꯜꯁꯔꯤꯂꯤ ꯐꯤꯖꯪ ꯈꯟꯕꯗꯣ ꯄꯥꯛꯇꯛꯅꯅ ꯐꯤꯖꯪ ꯈꯟꯕꯗꯨꯗꯤ ꯁꯨꯡꯌꯥ ꯌꯥꯔꯔꯣꯏ ꯍꯥꯏꯕꯅꯤ ꯑꯗ ꯃꯁꯤꯗ ꯀꯔꯕꯥꯔ ꯂꯩꯔꯤꯕꯁꯤꯡꯗꯣ ꯅꯣꯏ ꯊꯥ ꯑꯅꯤ ꯃꯇꯨꯡꯗꯗꯤ ꯃꯁꯤ ꯁꯨꯛꯂꯥꯛ ꯂꯥꯛꯑꯔꯣꯏ ꯑꯗꯨꯅ ꯅꯣꯏ ꯊꯣꯛꯄ ꯇꯧꯖꯈ꯭ꯔꯣ ꯍꯥꯏꯗꯣ ꯑꯗꯨꯃꯥꯏꯅ ꯑꯝꯇꯪ ꯊꯝꯕꯤꯔꯝꯁꯤꯔꯥ ꯍꯥꯏꯕꯗꯨ ꯈꯛꯇꯅꯤ ꯑꯗꯨꯗꯤ ꯃꯇꯝ ꯄꯤꯗꯕꯗ ꯇꯥꯔꯦꯅꯦꯀꯣ ꯐꯔꯦ ꯃꯇꯝ ꯄꯤꯗꯕꯗ ꯑꯗꯨꯝ ꯂꯣꯏꯁꯜꯂꯁꯤ ꯁꯤꯒꯤꯁꯦ ꯇꯔꯦꯠꯁꯨꯕ ꯋꯥꯔꯦꯞ ꯂꯨꯍꯣꯡꯕ ꯕꯣꯝꯕꯨꯂꯥ ꯊꯥꯕ ꯑꯃꯁꯨꯡ ꯐꯝꯖꯥꯎ ꯐꯃꯨꯡꯗ
ꯆꯪꯕꯒꯤ ꯔꯤꯕꯣꯟ ꯀꯛꯄ ꯑꯁꯤꯅꯆꯤꯡꯕ ꯊꯕꯛꯁꯤꯡ ꯇꯧꯗꯕ ꯑꯃꯗꯤ ꯃꯁꯤ ꯇꯧꯗꯅꯕꯒꯤ ꯊꯕꯛ ꯑꯁꯤ ꯈꯨꯟ ꯂꯩꯀꯥꯏꯒꯤ ꯀ꯭ꯂꯕ ꯃꯩꯔꯥ ꯄꯥꯏꯕꯤ ꯑꯃꯁꯨꯡ ꯅꯨꯄꯤ ꯂꯨꯞꯁꯤꯡꯗ ꯁꯤꯟꯅꯕ ꯌꯥꯔꯦꯀꯣ ꯅꯤꯄꯥꯟ ꯁꯨꯕ ꯋꯥꯔꯦꯞ ꯄꯣꯂꯣꯏ ꯁꯦꯠꯄ ꯑꯃꯗꯤ ꯃꯦꯀꯞ ꯇꯧꯕꯗ ꯁꯦꯜ ꯀꯥ ꯍꯦꯟꯅ ꯆꯥꯗꯤꯡ ꯇꯧꯔꯤꯕ ꯑꯁꯤ ꯍꯟꯊꯍꯟꯅꯕ ꯍꯣꯠꯅꯕ ꯃꯥꯄꯟ ꯁꯨꯕ ꯋꯥꯔꯦꯞ ꯍꯩꯖꯤꯡꯄꯣꯠ ꯂꯨꯍꯣꯡꯕ ꯑꯃꯗꯤ ꯃꯉꯥꯅꯤ ꯆꯥꯛꯀꯧꯕꯒꯤ ꯀꯦꯃꯦꯔꯥ ꯀꯥꯞꯄ ꯃꯤꯑꯣꯏꯁꯤꯡꯅ ꯀꯨꯔꯇꯥ ꯄꯥꯏꯖꯃꯥꯒꯤ ꯃꯍꯨꯠꯇ ꯏꯅꯥꯠꯀꯤ ꯐꯤꯖꯣꯜ ꯑꯣꯏꯅ ꯁꯦꯠꯍꯟꯕ ꯃꯍꯨꯠꯇ ꯍꯥꯏꯗꯣ ꯃꯍꯨꯠꯇ ꯑꯩꯅ ꯊꯝꯁꯦ ꯑꯩꯅ 시부디 얌나 델리케트 오이바 뽀네 아이 칸다드나 kuta pajma laiba si Delhi da changwi yoli ba nupa da ingon da takpi re taiga pun bai bo nang kanu obsar ne ai kanu to ra do muslim na set ka do si hindu na set ka do ga si khoi am ta khangdi khoi set iba kanu se shankriton gi da ne bhakti leira ba nen changa ido kari kuta no si khangna set la changa abana ba kari pajma no si set khangna set lak pa ne masi gi di am lu ba ja ne masi gi kanu se kari hai se ba ko gi do ꯀꯩꯅꯣꯒꯤꯗ ꯑꯃꯒ ꯍꯥꯞꯄꯤꯌꯨ ꯍꯥꯏꯕ ꯀꯦꯃꯦꯔꯥ ꯀꯥꯞꯄꯗ ꯅꯠꯇꯅ ꯕꯣꯔꯒꯤ ꯃꯃꯥꯟꯅꯕ ꯀꯩꯁꯨ ꯑꯗꯒꯤ ꯀꯩꯅꯣ ꯁꯪꯀ꯭ꯔꯤꯇꯣꯟ ꯃꯌꯥꯏ ꯆꯪꯒꯦ ꯍꯥꯏꯔꯒꯗꯤ ꯏꯅꯥꯠꯀꯤ ꯐꯤꯖꯣꯜ ꯅꯠꯇ꯭ꯔꯒꯗꯤ ꯆꯪꯍꯟꯗꯕ ꯍꯥꯏꯅ ꯁꯨꯃꯥꯏꯅ ꯇꯥꯔꯦ ꯅꯣꯏ ꯍꯥꯟꯅ ꯂꯨꯍꯣꯡꯍꯧꯔꯗꯤ ꯐꯔꯦꯗꯣ ꯑꯅꯧꯕꯁꯤꯡꯁꯨ ꯋꯥꯞꯇꯕꯅꯤ ꯍꯧꯖꯤꯛꯀꯤꯗꯣ ꯍꯥꯞꯆꯤꯟꯕꯤꯔꯣ ꯕꯣꯔ ꯃꯃꯥꯟꯅꯕꯁꯤꯡꯁꯨ ꯑꯗꯨꯒ ꯀꯔꯤ ꯀꯩꯅꯣ ꯆꯪꯕ ꯄꯩꯁꯥꯡꯁꯥ ꯊꯥꯕꯁꯨ ꯅꯥꯠꯀꯤ ꯐꯤꯖꯣꯜ ꯅꯠꯇ꯭ꯔꯗꯤ ꯌꯥꯏꯌꯦ ꯊꯧꯔꯝ ꯌꯥꯎꯕꯤꯔꯤꯕ ꯄꯨꯝꯅꯃꯛ ꯅꯥꯠꯀꯤ ꯐꯤꯖꯣꯜꯗ ꯂꯥꯛꯄꯤꯌꯨ ꯍꯥꯏꯕ ꯌꯥꯎꯔꯛꯀꯗꯧ ꯃꯥꯜꯂꯦ ꯇꯔꯥ ꯁꯨꯕ ꯋꯥꯔꯦꯞ ꯌꯥꯅꯈ꯭ꯔꯦ ꯚꯥꯕꯣꯛ ꯃꯃꯥꯏ ꯇꯥꯕ ꯍꯥꯏꯅ ꯈꯪꯅꯕ ꯂꯨꯍꯣꯡꯕ ꯅꯥꯍꯨꯠꯄ ꯂꯥꯟꯅ ꯊꯧꯔꯝ ꯃꯉꯥꯅꯤ ꯂꯩꯍꯨꯟ ꯑꯃꯁꯨꯡ ꯀꯨꯃꯣꯟ ꯐꯤꯔꯣꯏꯅꯆꯤꯡꯕꯒꯤ ꯁꯣꯅꯄꯨꯡ ꯎꯂꯨꯝ ꯄꯥꯈꯟ ꯃꯥꯟꯗꯣꯞ ꯃꯌꯣꯜꯗ ꯐꯝꯕ ꯚꯥꯕꯣꯛꯁꯤꯡꯗ ꯁꯦꯜ ꯊꯥꯕꯒꯤ ꯆꯠꯅꯕꯤ ꯑꯁꯤ ꯊꯤꯡꯕ ꯑꯊꯤꯡꯕ ꯑꯁꯤ ꯉꯥꯛꯇꯨꯅ ꯆꯠꯅꯕꯒꯤꯗꯃꯛ ꯃꯁꯤꯒꯤ ꯃꯔꯝꯗ ꯌꯨꯝꯕꯨ ꯊꯧꯔꯝ ꯃꯄꯨ ꯑꯃꯁꯨꯡ ꯑꯔꯥꯡꯐꯝꯁꯤꯡꯅ ꯂꯥꯛꯂꯤꯕ ꯃꯤꯌꯥꯝꯗ ꯈꯪꯍꯟꯕꯒꯤ ꯊꯧꯗꯥꯡ ꯂꯧꯒꯅꯤ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣ ꯇꯧꯕꯗꯁꯨ ꯉꯁꯥꯏ ꯐꯛ ꯃꯆꯥꯁꯤ ꯇꯧꯔꯒ ꯀꯩꯅꯣ ꯇꯧꯕꯁꯤꯡꯗ ꯂꯣꯏ ꯄꯤꯌꯦ ꯅꯠꯇ꯭ꯔꯗꯤ ꯉꯁꯥꯏꯗꯨ ꯄꯨꯂꯞ ꯂꯥꯛꯑꯒ ꯁꯤꯗ ꯂꯧꯕ ꯑꯗꯩ ꯈꯪꯒꯗꯧꯕ ꯑꯃꯅ ꯑꯩꯈꯣꯏꯁꯤ ꯕꯥꯔꯇꯣꯟꯁꯤ ꯇꯧꯕ ꯃꯇꯝꯗ ꯚꯥꯕꯣꯛ ꯑꯩꯁꯤ ꯇꯣꯉꯥꯟꯅ ꯊꯥꯅꯔꯤꯅꯦ ꯚꯥꯕꯣꯛ ꯑꯩꯁꯤ ꯊꯥꯗ꯭ꯔꯒꯗꯤ ꯚꯥꯕꯣꯛꯇ ꯐꯝꯃꯒ ꯆꯪꯕ ꯍꯧꯅꯗꯦꯕ ꯃꯁꯤꯒꯤ ꯆꯠꯅꯕꯤꯁꯤ ꯈꯪꯗꯕꯗꯅ ꯏꯀꯥꯏ ꯈꯪꯗꯕ ꯍꯥꯏꯇꯥꯔꯦ ꯚꯥꯕꯣꯛꯁꯤ ꯌꯥꯝ ꯑꯣꯏꯖꯅꯤꯡꯉꯤ ꯃꯇꯝꯗꯨꯗꯗꯤ ꯚꯥꯕꯣꯛ ꯑꯩꯅ ꯊꯥꯔꯛꯑꯗꯤ ꯑꯦꯁ ꯅꯪ ꯀꯨꯏꯔꯛꯇ꯭ꯔꯦꯍꯦ ꯚꯥꯕꯣꯛ ꯀꯥꯔꯦ ꯍꯥꯏꯅꯔꯝꯃꯤꯅꯦꯕ ꯍꯅꯨꯔꯦ ꯍꯥꯏꯅꯔꯤꯅꯦꯕ ꯑꯗꯨꯒꯤ ꯀꯩꯅꯣꯁꯤ ꯉꯥꯛꯀꯗꯧꯕ ꯀꯩꯅꯣꯅꯤ ꯃꯗꯨ
피돈 징ꯈꯠꯇꯕꯗꯤ ꯑꯃꯨꯛꯇ ꯎꯗ꯭ꯔꯤ다. 피돈 징ꯈꯠꯇ꯭ꯔꯒ ꯀꯩꯅꯣ ꯆꯪꯕꯗꯤ ꯑꯃꯨꯛꯇ ꯊꯦꯡꯅꯗꯦ ꯑꯩꯗꯤ. ꯌꯥꯎꯕ꯭ꯔꯥ? ꯂꯩꯁꯥꯕꯤꯅꯗꯤ ꯇꯧꯋꯦꯕ ꯇꯥꯏꯀꯣ. ꯂꯩꯁꯥꯕꯤꯅꯗꯤ 피돈 징ꯈꯠꯇꯅ ꯇꯧꯋꯦ ꯑꯗꯨꯒ ꯃꯧꯗꯤ 피돈 징ꯈꯠꯂ ꯆꯪꯉꯦ ꯁꯤꯅ ꯈꯪꯅꯩ. ꯍꯥꯎ. 오케이. 예, 마ям나 딱비리버세 봉인들 내리면 마ям도 론 춤메 그노네. 사이시대 everything 예시기 리졸루션시들 로이 하빠야로 마쿠마타 마ям싱 사이 오르가나이징 거의 오르가나이징 커미티 시도 커미티임도 거의 시나람도리 뭐 마쿠마타 마ям세 시디 베식 투다네 거의 시가이 빰데 아주 막하 토럭빠시다 모이나 필 레벨이 양 토럭가도래 마두기 마쿠마타 마ям세 후지기 for example 시기 장배야 돼 나기 비주얼 세트라 돼야지 등가 사기 마우나 비돈 징카트가 수 장배야 돼 가이 마얌 신문에 사기 커미티 거기 클럽 마ям기 그노 마ям기 콩글로머레이트 아마시나 영절 하우나바 아이나 아두기 그노도 마쿠마타 마ям도 아두 노이는 떠거동네나 따선세면 나트라디 everything 시다 하빠야로야 파타비로 아두가 그냥 시행도 룩드나 좀 떠나 보나. 예예. 마링 마랑 바이시다 로인 야오 그러버니네. 마링 마랑 바 예몽나 바이시다 로인 인클루시브 떠로 이네바. 아두나 마두기 마쿠마타 마얌도 딩 사기 그노시나 시나라세 하리바. 아두나 아이시 그노시 와랩싱체 마탕 아두금바도 khara lepkhise asagi kanose direct heta kano torobasi yaro akhoi si makup mata yame hariba akhoi chanabi se maru oina maitai dane khwadi yami se maitai christian ga su lei maitai buddhism lei maitai vaishnava lei maitai sana mai yame ba lei ba kanose aduna direct sum ba se hekta hogum se khaji phe khoi kan tam loksan se drama thoi suba warep 미터이 신기 나기 아소바 kumhei ama oiriba ningol chakouba haiba asigi nungi wahanthok masak amadi machat asi kaihannana yoktuna thamba mabung mapasingna ningol chakoubagi khudol pibada hidanabagi chanabi ama lakliba asi tokpa mamal yamba potchaising chakoubagi khudol oina pidaba tarani thoi shuba waref Ningol singna ningol sakoba chatpada puba polam singasi iramdam manipurda puthokpa polam sing oina pubaga loinana biba singna ningol singda tamba khudol pot adusu iramdam manipurda puthokpa polam sing oina tamba adu si CMC mirong gin ga ne da kambing usi CM gi pham to ba su lei re Tarahumdoi suba waref Manipur ki culture policy asida kunai nat ki liklam amadi masak magun sing cultural values asibu matam pumbagi oina ngak senduna amadi yokhatuna thambagi kayat suna semanba mari leinambasingda taksinba aisigi si khoigi taramari suba kainosida pulak punjan bayani ani si tokai lere Culture policy asigi masada maitai mitai singi pokpadagi siba phawbagi thoram sing cultural celebration sing laiharo ba saroi khangba kongba leithong phatpa chairau ba singtek singtha ba amadi kwaktan bana chingba calendrical rituals amadi festival sing loinana lamdam sigi traditional institution sing asina singba asi mayek sengna konsil hanbagi damak taksin ba haina yari ke khoi policy si da lo yaubi ro haina konsil taksin ba do konsil hanna ba
ꯇꯛꯁꯤꯟꯕ ꯍꯥꯏꯅ ꯇꯔꯥ ꯃꯉꯥ ꯁꯨꯕ ꯋꯥꯔꯦꯞꯇ ꯅꯥꯠꯀꯤ ꯑꯣꯏꯕ ꯂꯨꯍꯣꯡꯕꯒꯤ ꯊꯧꯔꯝꯁꯤꯡꯗ ꯂꯩꯄꯥꯛꯀꯤ ꯂꯨꯆꯤꯡꯕ ꯑꯆꯧ ꯑꯁꯥꯡ ꯁꯦꯟꯖꯥꯎ ꯄꯥꯏꯕ ꯏꯃꯨꯡ ꯃꯅꯨꯡꯅ ꯃꯈꯣꯏꯒꯤ ꯂꯨꯍꯣꯡꯕꯒꯤ ꯁꯦꯜ ꯆꯪꯍꯟꯕꯒꯤ ꯆꯥꯡ ꯂꯤꯃꯤꯠ ꯑꯃ ꯂꯦꯞꯍꯟꯕ luhongbagi shading chawna changhaliba imung adudagi 15% tax state government da kahan ba ai revenue yam laitam ni yam phajai ade implement or pa ne ka sai implement or pa da adu su lakani ai 15% pithoke na amaduna karo masi yaw ma tax pithoga kanu toge na hairak to saruk puting sai thing limit ama thambai duna sumtai loinana india gi parliament 1988 gi 2007 phawbada luhongbada sel ka hena changhanba thingna private member bill tara puthokhiba adugumna iramdam manipur gi miyam su luhongbagi sel ka hena changba thingna marriage bill ama puthokhanam private member marriage bill haitare ko marriage gi matanga aduga ngasai kaino du kakpiro ngasai ts ki do adu phaktai Tratruk subo waref mathaki waref sing asi thabak to on thok tuna nongmagi saktam mangsil lakleba ikhogi inat pu kanduna amadi yokhatuna thamna bagi damak inat kanba inat yokhat bagi leipak miyam hupna hoba nat ki iho cultural nationalism gi movement ama sangshin ba asigumba iho asibu lusingna bagi damak inat yokhat pa luptin haina mingthon ba inat ki luf ama shemba inat lup asina inat ki athing basing asigi matang da miyam ga wakhalon tamin bagi khongjang sangshin duna athing basing asi mapung faana chatna na ba hotna ba ga loinana inat chawkhat na ba thabak tawgani sagi samna masi miyam si implement tawna ba inat yokhatpa luptin ama semba maduna implement tawna bo honarakpa haibaduni potsi lauriba khanariba mayam se kananomna implement tawna bo honarak tragadi ngasagi koi norendra hai pangang da nganga panung no khobak pakhu da khura si thokibada dum kawgado ba ada masimadi khwaidai maru oye na ilaujai tawbada bo hoina lining jagadau se manipur se Frup tariat pulak pa kuidribar kaino masih jam tagan ba pun ba yada ba organization si panglai da leban si su organization na mo lay gida ba pulak mayam si tang pura aga on ba tang purak mina ba khoi su yaw no hon mina ba ha ba prayer ma torga illusion jage thank you kidi nuina loktham paradra Tadre ne idea microphone da ngang da kaim tadre sorat ki kanu thing badu yaur ka do ni ne makup matai me am do to noi to ro na side makha di mo gi sidai sida ai gi di kanu lo ra ke pa noi makha action do jathana ba to sige organizing kanu committee gi sida thamase se ai harage maza mayam gi thank you very much khoi akhang hai oja guru singna
हायरक खुदिमक पॉइंट से नोट तौसलग थमजै अदु हाइबिरिबा खरसिना लोइबसु नत्रि मयाम अमा लेरि माइक्रो ओइबा मैटर मयाम अमा लेइ पुनमक्सी सेमिबा कॉन्ग्लोमरेट ऑर्गेनाइजेशन असिना डील तौनबा ngasiगी मियामना सिनबिरमु मतम मतमगी ओइबा इनपुट सिंगदो मोइसिदा पिसलगा मोइना तोंगान तोंगान बा लेवल दा मीटिंग करपु मतमदा हाइरिबा सिंगसे अमममतंग ओइना इम्प्लीमेंट तौननबा मयामना अयाबा पिबिरमु हाइजरी मरमदी मसिदा अखोइ हापा मतमदा यामना सांगबा कनो करि हाइतारे अदुंबा पोसक अमु ओइरगा अखोइना लेरनी अदुना सिदा मरिंग मरांगबा हाइरिबा पोसिदा सुपचलगा लोइना याहोलगा मसिदगी लेरिबा माइक्रो लेवल की मचा 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 सिंगसे सेमिबो ऑर्गेनाइजेशन की अहमबनी सुबह अहुम सुबह मिफम मयाम फम मतुंगदा तमना तमना मचुम पोसे डिजॉल्व तौनबा लौथोकनबा होनमिनसी हाइना दमाइ थमजरी थैंक यू वेरी मच असोमदा अमा हाइबिरे अमा ममता हाइनासी नो 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 अखोइना हाइबनते कल्चर पॉलिसी दुदा हाइरिबा पोसिंगसी याहोननबा तक्सनसी हाबने अखोइना पाइसनबगी नते निंगथौगी कल्चर पॉलिसी दा निंगथौगी लिस्ट निंगथौना पाइगदबा पोट करी करा लेबदो गवर्नमेंट की मखुनिना अखोइना अदुदी अखोइना थिंबंगमोय कल्चर पॉलिसी दुना अदुम कवर अप तौगिनी अदु खतनी थमजनिंगिसे थैंक यू ऑल थैंक यू वेरी मच होय खुलुमजरी ओजा याम फसे ओजा अखोइ मदु नोट तौसनजरे ओजा सिंगना थंबिरम बसिंगदो अखोइ नोट तौसनजरे अदुगा सेमिबो ऑर्गेनाइजेशन सिंगसिदा हारिबो पोसिंगदो अखोइ मदु इम्प्लीमेंट तौनबा हाइजरके सारना हाइजब हारिबो वाहिसे अखोइ मु हंदोकजरके मैम यान यान ते ओजागी दिदि हाइबिरो अदु ओजाना ताकबिबसु नोट तौसनजरे ओजाना हाइबिबसि लेखिदबा मतमदा हिंदू की बुरो मैतै की बुरो मागी मथौ मंगम पांथोक मतमदा अखोइगी नत्तबा निशा मयाई काबा निशा चाबा थकवा मदुदा टेकन ग्रांटेड ओइना मयाम चनबी ओइना ओरकुदु यंगसन बिउसिनी अदुसु पॉइंट दो नोट तौसनजरे अदु ऑर्गेनाइजिंग कमिटी सिना ngasi लु अमा सेमंबा सिदा अदु अखोइ थबक कोंथोकनबा सबमिट तौजरगे थैंक यू वेरी मच मैमसू अखोई लोइसलपोइना अखोई वारोन सिंगसी अखोईगी अपुनबा ओइना खन्ना मिनरबनिना अखोई मैमना लेबिरिंगाइदा गुमता निसिंगजबा अमना अखोई कनागुंबा मियोय अमगी मोबाइल अमा मफम खंगदना थंबदगी अखोई मांगख्रे अदो थेंगनाबिबा यावरगदी अखोई बैक स्टेजता सिनबिनाबा नोलोन निसिंगजरी अदोगा मयामगी मरक्तगी थांगलकपा वाफम असी अखोई मथंग मथंग अखोई लोइनबा कोट तौसनजरे अदोगा अखोई कमिटीना खननेरबा मतुंगदा अमुक नौनमु अखोईगी मसिगी चनबा याबा चनरोइदबा चनगदबा सिंगसु खनगनी अदो वकत अमा थांगतपिरई वाई लोकेन मैतै खुनाइदा होंगलकलिबा मयुम पालबा नुपी मचा लेरबा लुहोंगलुरबा मियोय अमना
amuk hanna luhongba ama yaurakli masisu khanaba mathau tare haiba wakasimasu thambire masisu koina committee da sinajage aduga khoi chatliba chahi jun gi tang kungani thoi amadi kunga humdoi da niminini supna khana naina khiba adagi oza singna warep na khiba wapamsi amatoina ngasi puthokminaraga lengbirakliba khwai puna makdasu ayabadu pibiraga ngasi warep na bani adra ngasi gi phamkhiba mifamadu dissolve tawre haidana lauthokpinabagi damakta Kaksinjagi kai khumnajariba thokchom ibohol organizing chairman nimit nini khana nainaba mifam awajabuchu stage amuk kaksinjaraga aikoi nimit khana khiba mifam adu dissolve tawbiraga nauna khallaba mihu singsi amuk miyamda khanganjage Halo. Miyam punamak amuhana mayam amuhana aina mu kuram jabagi tanjadu lojage. Aikhoina numinini tang kulun kunni thoi kulhum doi phamdana numinini gi masida yauriba organization committee gi chairman ama oina aina ngasigi madugi ware bado pukhalaga miyamgi mifam oina lawgrabanina aikhoigi han leirmiba numinini gi committee organizing committee do ngasidagi dissolve tawre haidana miyamgi mifamda khanganjari aikoi nauna ngasi mayamna su ampunba oina yanaraba Lebak miyamgi mifam amatoina punna yanaraba wafam akoi punna akoi tahonning ba thabak singsu akoi organizing committee na ko tawsalaga thamjare aduga chana gadaba singsu mayamna su yabire adu tahon tawgadaba thabak singsu koi semdok kadaba mayam su punna yaminaraba matungda akoi ngasi gi ina yokhatpa luptin manipur yol haidana anoba lupama koi semjaba sida mayam punna yabirabanina nauna thau pugadaba singsu miyamgi mafamda lauthokjage punna khangminnabagi tanjadu lawminasi aikoi president ki thau pugadaba thokchom ibol maitei costume secretary utra sanglen chana konu aikoi nauna thau pugadaba singsi aikoi amamam tongina stage ta kauksinjage lekhat piraknaba nolodani singjani yangadra Vice President the Longjamba Sanathoi Piba Advisor Southeast Asia Cultural Organization SICO Bulekhat piraknaba nolokna ningsingjari Matang the President, Vice President, Secretary, Assistant General Secretary, matang adum kauksinjage matang adumak lengkat pirna ban noluna ningsingjari akoi President amadi Vice President lengkat pikrabai matung tarak poina Secretary General da Mayengbam Asaiba Luwang, Vice President All Manipur Youth Protection Committee bulengkat pirakna ban noluna ningsingjari Assistant Secretary General da Paunam Thakaba Maite General Secretary Wakalon Manaba Apunba Wamabu Lekhat Piraknaba Nolukna Ningsingjari the Secretary Organization Aribam Anand Secretary General Hedikon Bulekhat Piraknaba Nolukna Ningsingjari Assistant Secretary Organization da Salam Jitel Luwang Joint Secretary Moirang Kuno
बुलेंखत पिरकनब नोलुकना निंसिंगजरी Secretary Finance da Oinam Premjit President National Identity Protection Council NIPCO bulenkat piraknaba nolukna ningsingzari Assistant Finance Secretary da Asem Telhaiba Kimak lenkat piraknaba nolukna ningsingzari matang da Assistant Finance Secretary da koi miwi manga ne leizari basi matang kausinjage Johnson Khaidem Assistant Finance Secretary Ipak adai Khoirom Milan Singh member NIPCO adagi Hawaibam Biondi Assistant Secretary Culture SUK lekhat piraknaba ningsingzari Sagol Sem Lemba Maite Executive Member Lipun lekhat piraknaba nolukna ningsingzari aduga Information and Public Relations Secretary da Wahengbam Luang Laima Vice President Lipul Lekhat piraknaba nolukna ningsingzari Mathangda Assistant Secretary IPR Pibaren Soibam Assistant Secretary Publicity Ukal Lekhat piraknaba nolukna ningsingzari Secretary Women Affairs da Tongbram Ongbi Ibemcha President Ichal Assistant Secretary Women Affairs da Angom Sangita Executive Member Ikal aduga Secretary Documentation da Laisram Poireiton Maitei Secretary Sanamahi Kiom lekhat piraknaba nolukna ningsingzari Assistant Secretary Documentation da Moirangthem Naukhomba Maitei President Wama lekhat piraknaba nolukna ningsingzari Executive Member da koi mioi tarani thamjari basi masi mathang miyam da khanganjage Ningombam Tombisna Maitei Seisak Seitam Sanglen Lamboi Khongnangkhong Akoijam Ibomcha Serap Loisang Sana Konung Infal Thokchom Lansana Sanu Anji Cultural Academy Kongba Yunam Avanti Singh All Manipur Arangpham Association Konjengbam Singkhai Nganba Secretary Amai Piba Apunlup Kanglaipak Adi Athokpam Gojendro Lamjing Puren Sana Konung Utra Busu Lenkat Piraknaba nolukna ningsingzari Angom Imo Puya Busu Lenkat Piraknaba ningsingzari Ningthaujam Zibila Secretary Kwa Pusu Lenkat Piraknaba ningsingzari G Surchandra Sarama Amik Lenkat Piraknaba ningsingzari Khairakpam Saurakpam Hemanta Manipur Sumang Lila Council Lenkat Piraknaba noluksari Takhelambam Sam Kanhai Reporter of Wari Liba Manipur Lenkat Piraknaba nolukna ningsingzari W Bir Chandra Finance Secretary Herikon Assistant Finance Secretary Lekhat Piraknaba nolukna ningsingzari Haiba ngasi khoina miyam gi mangda laukthokchariba President Vice President General Secretary Assistant Secretary Secretary Organization Assistant Secretary tongan ba phamda thaupugadaba miyoi singaktani akhoi miyam gi mangda CSS la katsaraga akhoi saktakcharibasi apun boina yanaraba andaki anova akhoi inat yokhatpa luptin Manipur iol haina akhoi ngasi dagi miyam da saktakchari अखोई निंगथौखों यौबिगदबा मियो यौबिरगदि अखोई बस अमा अरेंज तौरगा अखोई गेट सिगी ममांग थंगबा माइकैदा अखोई थमजरी मसिदा नंबोंदगिना निंगथौखों फावबगी चटकदबा अखोई मियो सिंग यौबिरगदि अखोई ngasiगी सिंजलांगजरिबा हॉल सिगी गेट सिगी वांगमदा अखोई थमजरी मसिदा काखत पिनबा निंगसिंगजरी बोर्ड ऑफ थैंक्स कना पिदोनो
ngasi thoramsi hauba abdu haubagi haukrabani na koi loisin ba ba sisu mathau ta aduna koi ngasi thoramasi gi loisilakpagi warolasi pibina bagi damakta luang leimabu koksinjari loichilakpagi board of thanks miyambu thagat wahi haibse leihoriba phamhoriba sit singhida oina bijaba tare mayamsi loina maleng len chakna khrabanina aduna ai ada tangai phadana aikoigi ai lauthok jaba matang hojik ngasai khan khiba aikoi ngasi sem khiba ion gi advisor committee ama athuba matamda sem nanabagi damakta aikoi sem sajari sida karigumba matik chaba mi sing aikoi gi sida hena takpi gadaba tambi gadaba leiragadi madugi kudong chabadu miyamda khanganjari aduga ngasi sida sigumlaba yamna kunai ama ahong ba poraknaba honabada aikoi gi kunai sibu kannaba honabada achauba thodang laugadoriba sigumba lup ama sem nanaba madi miyam punna khana nainabada saruk yabidana ngasigi kunai sibu awon ba kunai ama poraga manaba kunai ama oina ba hona bada chauba thodang yaduna lengbi rakle ba singbu ayakna mingwaina panjarabada ai ngasigi ahan bada aikoi gi thorama sigi chairman gi phampham de lengsin bi khiba aikoi gi oja bo ayakna nolopaga loinana thagatpa phongdok jari aduga loinana makha tarakpada aikoigi oja ngachigi mangda lengsin biriba aikoigi oja radha kanta busu ngachigi thoram sida moderator oibiriba bu ayang na nolop chabaga loinana thagat chaba phongdok chari aduga natana asida natana aikoigi ngachigi thoram asida thawai hakjang thawai yauna yaubi kiba aduga kunai sibu kanbada achauba thokdang yadana ngachi lepi ba warep singa sibu mapung phana sagot piramba mingwaina panjarabada aikoigi oja akham langgon oja Sirman Ningombam, aduga aikoigi oja Dhanapri Laisam, aikoigi oja Sanatomba, amadi aikoigi oja Narendra Ningomba loinana, aikoigi oja Thoiba busu ayangna semi balupa sigi maikai degi, sinjari basing sigi maikai degi, nolopaga loinana, hanana thagat padu phongdok jari, sida natana lam kaya degi, lepa sigi, kachin koya degi, ngasigi thoram ase khwaidagi maruoi haidana isa gi chillaba matambu kaithokpiduna mafam asida lakpiduna ngasi khaina naina bachi mapung phana saruk yabirari puna makpuchu ayangna subchin jaraga nolupaga loina ngasi gi thagar wa heyase ayak matang sida tension jage mayam khara di kaidana hogat pangam dadana leiraduna matang sida tension jaraga aige thagar wa he pijabache puna po korum jare Board of Thanks Pibiram Bagidamaka Suhani Alitana Tagat Java Pongdok Sari, Akoi Numit Nini Kanan Nainaba, Mipam Koingasi, Pokpadina Siba Pava, Akoi Bana Sanagadaba, Koigi, Inatki, Sana Kangdona Singak, Natsana Bagidamakta, Kanan Naba Mipamasida, Lengbiragiva Kudimapu Amukahana, the Ukono Kurumzari, Nasigidamakta di Pangtok Sariba Programma Simatang Steloshinzari.